ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯆꯦꯡ ꯃꯤꯇꯩ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ ꯃꯃꯥꯡꯉꯩ ꯃꯇꯝ ꯑꯃꯒꯤ ꯋꯥꯔꯤꯅꯤ ꯂꯩꯕꯥꯛ ꯑꯃꯒꯤ ꯈꯨꯜ ꯑꯅꯧꯕ ꯍꯥꯏꯔꯒ ꯈꯪꯅꯕ ꯈꯨꯡꯒꯪ ꯑꯃꯗ ꯂꯩꯕꯥꯛ ꯂꯩ ꯀꯧꯕꯤ ꯃꯧ ꯑꯃ ꯂꯩꯔꯝꯃꯤ ꯂꯩꯕꯥꯛ ꯂꯩꯒꯤ ꯆꯍꯤ 5ꯇ ꯉꯥꯏꯔꯤꯕꯤ ꯃꯆꯥꯅꯨꯄꯤ ꯑꯃꯁꯨ ꯂꯩꯔꯝꯃꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨꯒꯤ ꯃꯃꯤꯡꯅ ꯊꯕꯥ ꯍꯥꯏꯅ ꯀꯧꯔꯝꯃꯤ ꯑꯗꯨꯕꯨ ꯂꯩꯕꯥꯛ ꯂꯩ ꯃꯈꯥ ꯇꯥꯅ ꯑꯉꯥꯡ ꯌꯥꯎꯗꯕꯅ ꯃꯀꯨ ꯃꯅꯦꯝꯅ ꯌꯥꯝ ꯊꯤꯅ ꯇꯧꯕꯤꯔꯝꯃꯤ ꯅꯣꯡꯃꯗꯤ ꯃꯅꯦꯝ ꯃꯀꯨꯅ ꯁꯤꯟꯗꯨꯅ ꯂꯩꯕꯥꯛ ꯂꯩꯒꯤ ꯃꯄꯨꯔꯣꯏꯕ ꯃꯪꯂꯦꯝꯆꯥꯎꯗꯨ ꯅꯨꯄꯤ ꯑꯇꯣꯝꯕꯤ ꯃꯌꯨꯝꯗ ꯄꯨꯗꯨꯅ ꯂꯥꯛꯈꯤ ꯃꯅꯦꯝꯕꯣꯛꯅ ꯂꯩꯕꯥꯛ ꯂꯩ ꯇꯥꯕ꯭ꯔꯣ ꯑꯩꯅ ꯀꯧꯔꯤꯁꯦ ꯀꯩ ꯍꯥꯏꯒꯦ ꯃꯥ ꯅꯃꯥ ꯅꯆꯥꯅꯦ ꯉꯁꯤꯗꯒꯤ ꯁꯤꯒꯤ ꯀꯥꯁꯤꯗ ꯇꯨꯝꯕ ꯌꯥꯔꯣꯏ ꯀꯣ ꯂꯩꯕꯁꯨ ꯌꯥꯔꯣꯏ ꯇꯨ ꯃꯃꯥꯡ ꯁꯪꯒꯣꯏꯗꯅꯦ ꯕꯣꯔꯥꯔ ꯐꯛꯂ ꯀꯩꯅꯣ ꯇꯧꯔꯒ ꯈꯥꯖꯤꯜꯂꯒ ꯂꯩꯔꯨꯔꯣ ꯀꯔꯤꯒꯤꯅꯣ ꯏꯃꯥ ꯏꯆꯥꯕꯨ ꯃꯃꯥꯡ ꯁꯪꯒꯣꯏꯁꯤꯗ ꯂꯩꯅꯕ ꯍꯥꯏꯕꯤꯔꯤꯕꯁꯤꯕꯣ ꯑꯣ ꯉꯁꯤꯗꯒꯤꯅꯦ ꯁꯤꯒꯤ ꯀꯥꯁꯦ ꯃꯤ ꯑꯃꯅ ꯂꯩꯗꯧꯔꯕ ꯑꯗꯨꯒꯤ ꯀꯅꯥꯅꯣ ꯏꯃꯥ ꯑꯩꯒꯤ ꯀꯥꯁꯤꯗ ꯂꯩꯗꯣꯏ ꯃꯤꯗꯨꯕꯣ ꯅꯪ ꯋꯥꯍꯪ ꯌꯥꯝꯅ ꯍꯪꯅꯤꯡꯕ꯭ꯔꯥ ꯅꯪ ꯅꯆꯤꯟꯕꯥꯟꯗꯨ ꯊꯥꯖꯤꯜꯂꯧꯔꯣ ꯑꯩꯅ ꯂꯩꯕ ꯌꯥꯔꯣꯏꯗꯅ ꯅꯄꯥꯝꯗ ꯅꯆꯥꯅꯨꯄꯤꯗꯨ ꯄꯨꯔꯒꯅꯦ ꯍꯟꯈ꯭ꯔꯣꯁꯨ ꯌꯥꯗꯦ ꯏꯀꯥꯏꯕꯅ ꯈꯪꯗ꯭ꯔꯤꯕ ꯋꯥꯍꯪ ꯍꯪꯕꯅ ꯀꯜꯂꯤꯕ ꯊꯕꯥꯅ ꯑꯕꯣ ꯀꯔꯤꯒꯤꯅꯣ ꯑꯩꯒꯤ ꯏꯃꯥꯗ ꯑꯗꯨꯃꯥꯏꯅ ꯉꯥꯡꯕꯤꯔꯤꯗꯤ ꯇꯥꯅꯤꯡꯗꯦꯍꯦ ꯑꯕꯣꯛ ꯍꯥꯏꯅ ꯀꯧꯔꯛꯀꯅꯨ ꯑꯩꯉꯣꯟꯗ ꯑꯩ ꯅꯪꯒꯤ ꯅꯕꯣꯛ ꯅꯠꯇꯦ ꯅꯪꯒꯤ ꯅꯕꯣꯛꯇꯨꯅꯦ ꯅꯃꯥꯒꯤ ꯃꯄꯥꯝꯗ ꯂꯩꯕꯅꯤ ꯁꯤꯅꯝ ꯅꯝꯕꯤ ꯑꯃ ꯃꯃꯥ ꯅꯪꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯃꯥ ꯃꯆꯥꯗꯣ ꯀꯥꯗꯨꯗꯒꯤ ꯇꯥꯟꯊꯣꯛꯇ꯭ꯔꯤꯕ꯭ꯔꯣ ꯅꯆꯥꯅꯨꯄꯥꯗꯤ ꯂꯥꯛꯄꯨ ꯂꯥꯛꯑꯅꯤꯅꯦ ꯅꯣꯏ ꯑꯅꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯀꯥꯁꯤꯗꯒꯤ ꯊꯣꯛꯇ꯭ꯔꯕꯗꯤ ꯁꯪꯒꯣꯏꯗ ꯐꯥꯎꯕ ꯂꯩꯍꯟꯖꯔꯣꯏꯍꯦ ꯏꯁꯨ ꯅꯨꯄꯥꯁꯨ ꯄꯤꯕ ꯉꯝꯗꯕ ꯑꯗꯨꯒ ꯃꯈꯥ ꯇꯥꯅ ꯑꯉꯥꯡꯁꯨ ꯄꯣꯛꯂꯔꯣꯏꯗꯕ ꯅꯪꯅ ꯌꯨꯝꯁꯤ ꯂꯩꯔꯒ ꯀꯔꯤ ꯀꯥꯟꯅꯗꯧꯔꯤꯒꯦ ꯅꯣꯏꯅ ꯃꯥꯅ ꯆꯥꯕꯨꯗꯤꯅꯦ ꯍꯧꯗꯣꯡ ꯑꯣꯏꯅ ꯂꯣꯏꯕꯅ ꯍꯦꯟꯅ ꯐꯩꯌꯦ ꯏꯃꯥ ꯑꯕꯣꯛꯅ ꯀꯩꯒꯤꯅꯣ ꯑꯩꯈꯣꯏꯅꯤꯕꯨ ꯊꯤꯅ ꯇꯧꯔꯤꯁꯤꯕꯣ ꯍꯩ ꯌꯥꯔꯦ ꯌꯦꯡꯅꯤꯡꯗ꯭ꯔꯦ ꯀꯞꯀꯦꯁꯨꯅꯦ ꯅꯃꯥꯅ ꯆꯥ ꯁꯪꯒꯣꯏ ꯃꯆꯤꯁꯤꯗ ꯀꯞꯄꯨꯔꯣ ꯑꯗꯨꯒꯅꯦ ꯑꯁꯣꯝꯒꯤ ꯀꯥꯆꯤꯜꯗꯗꯤ ꯑꯩꯅ ꯍꯨꯏ ꯀꯨꯟꯅꯅꯕ ꯋꯥꯏ ꯇꯩꯊꯣꯛꯂꯒ ꯊꯝꯕꯅꯤ ꯃꯗꯨꯗ ꯅꯃꯥꯅ ꯆꯥꯃꯨꯛ ꯀꯨꯟꯁꯤꯜꯂꯨꯅꯤꯀꯣ ꯏꯃꯥ ꯄꯥꯕ ꯂꯥꯛꯈꯤꯔꯣꯏꯗ꯭ꯔꯣ ꯄꯥꯕ ꯂꯥꯛꯑꯒ ꯑꯕꯣꯛꯁꯦ ꯆꯩꯍꯟꯁꯤꯀꯣ ꯏꯃꯥꯒꯤ ꯊꯕꯛ ꯂꯥꯛꯑꯣ ꯁꯪꯒꯣꯏꯗ ꯏꯃꯥ ꯏꯆꯥꯃꯨꯛ ꯂꯩꯔꯨꯔꯁꯤ ꯏꯃꯥ ꯁꯪꯒꯣꯏꯗ ꯂꯩꯕ ꯇꯜꯂꯦ ꯁꯤꯗ ꯑꯗꯨꯝ ꯂꯩꯁꯦ ꯁꯤꯗ ꯂꯩꯕ ꯌꯥꯔꯣꯏ ꯁꯤꯗꯤ ꯃꯤꯒꯤ ꯑꯃꯨꯛ ꯑꯣꯏꯈ꯭ꯔꯦ ꯏꯃꯥ ꯏꯆꯥꯒꯤꯗꯤ ꯁꯪꯒꯣꯏꯗ ꯑꯃꯨꯛ ꯑꯣꯏꯔꯦꯅꯦ ꯀꯨꯇꯨꯁꯥꯁꯦ ꯃꯃꯩ ꯍꯥꯏꯗꯨꯅ ꯏꯕꯥꯅꯤꯕꯨ ꯉꯥꯏꯔꯤꯁꯤ ꯅꯨꯡꯁꯤꯗ꯭ꯔꯥ ꯅꯨꯡꯁꯤꯌꯦ ꯏꯃꯥ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯑꯍꯨꯝ ꯁꯪꯒꯣꯏꯗ ꯄꯨꯟꯅ ꯂꯩꯔꯅꯤꯀꯣ ꯏꯃꯥ ꯂꯩꯔꯗꯣꯏꯅꯤ ꯂꯥꯛꯑꯣ ꯏꯃꯥ ꯇꯨꯝꯐꯝ ꯁꯦꯝꯒꯦ ꯅꯪꯅꯦ ꯀꯨꯇꯨꯆꯥꯒ ꯁꯥꯟꯅꯔꯒ ꯂꯩꯌꯨꯀꯣ ꯍꯣꯏ ꯏꯃꯥ ꯀꯨꯇꯨꯆꯥ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯀꯨꯇꯨꯆꯥꯁꯦ ꯃꯅꯦꯝꯕꯣꯛꯅ ꯐꯤ ꯐꯕꯒ ꯄꯨꯊꯣꯛꯀꯅꯨꯀꯣ ꯍꯥꯟꯅꯒꯤ ꯑꯃꯟ ꯑꯔꯥꯛ ꯂꯩꯕꯗꯣ ꯑꯗꯨꯗ ꯑꯗꯨꯝ ꯁꯛꯇꯥ ꯑꯁꯤꯒ ꯏꯀꯥꯏꯕꯅ ꯈꯪꯗ꯭ꯔꯤꯕ ꯑꯁꯨꯛ ꯌꯥꯝꯅ ꯆꯠꯈ꯭ꯔꯣ ꯂꯩꯕꯤꯔꯅꯨꯅ ꯇꯥꯟꯕꯕꯨ ꯁꯨꯡꯆꯠ ꯍꯦꯛ ꯆꯠꯇꯦꯃꯤ ꯍꯩ ꯆꯠꯐꯝꯗꯤ ꯂꯩꯇꯅ ꯃꯄꯥꯝ ꯍꯥꯏꯔ ꯃꯃꯥꯒ ꯃꯄꯥꯒꯅ ꯍꯤꯡꯂꯤꯉꯩꯗꯗꯤ ꯆꯠꯂꯝꯃꯤꯗꯣ ꯍꯧꯖꯤꯛꯇꯤ ꯃꯃꯥ ꯃꯄꯥꯁꯨ ꯉꯟꯅ ꯁꯤꯗꯣꯛꯈ꯭ꯔꯦ ꯃꯕꯨꯡꯅꯤꯅ ꯇꯧꯔꯤꯁꯤꯡꯗꯨꯁꯨ ꯃꯕꯨꯛ ꯐꯠꯈꯤꯗ꯭ꯔꯕ ꯉꯥꯛꯇ ꯈꯔ ꯐꯕꯝ ꯌꯥꯎꯕꯗꯨꯅ ꯅꯤꯁꯥ ꯆꯥꯏꯅ ꯐꯨꯔꯒ ꯇꯥꯟꯊꯣꯛꯄꯤꯈ꯭ꯔꯦ ꯃꯗꯨꯗꯕꯨ ꯃꯁꯤꯒꯤ ꯃꯃꯥ ꯃꯆꯥꯁꯤꯅ ꯀꯃꯥꯏꯅ ꯂꯩꯔꯨꯅꯤ ꯕꯥꯕꯥ ꯏꯃꯥ ꯑꯩꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯦ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯒꯤ ꯌꯨꯝꯗꯅꯤ ꯃꯁꯤꯗ ꯑꯩꯅ ꯂꯩꯕꯗ ꯏꯃꯥꯒ ꯄꯥꯕꯒꯅ ꯑꯁꯨꯛ ꯌꯥꯝꯅ ꯁꯥꯎꯔꯤꯁꯤ ꯀꯔꯤꯒꯤꯅꯣ ꯃꯃꯥ ꯅꯨꯡꯁꯤꯗꯕ ꯃꯧꯁꯦ ꯃꯆꯤꯟꯒ ꯈꯨꯝꯃꯩꯅꯦ ꯅꯪ ꯑꯝꯇ ꯐꯨꯔꯨꯁꯣꯅꯦ ꯍꯧꯖꯤꯛꯇꯤ ꯐꯨꯕ ꯌꯥꯔꯔꯣꯏ ꯅꯆꯥꯅꯨꯄꯥꯒ ꯅꯃꯧ ꯅꯨꯄꯤꯒ ꯂꯥꯛꯑꯅꯤꯌꯦ ꯀꯔꯤ ꯍꯥꯏꯕ ꯏꯃꯥ ꯃꯣꯏ ꯃꯄꯥꯕꯨ ꯅꯨꯄꯤ ꯑꯃ ꯄꯨꯔꯒ ꯂꯥꯛꯂꯅꯤ ꯍꯥꯏꯕ ꯍꯣꯏ ꯂꯥꯛꯑꯅꯤꯌꯦ ꯑꯗꯨꯅꯅꯦ ꯅꯃꯥꯅꯆꯥ ꯁꯪꯒꯣꯏꯗ ꯇꯥꯟꯊꯣꯛꯂꯤꯁꯦ ꯍꯌꯦꯡꯗꯒꯤꯗꯤ ꯅꯃꯥꯅꯆꯥ ꯅꯕꯥꯅꯤꯇꯪꯅꯦ ꯇꯣꯉꯥꯟꯅꯁꯨ ꯆꯥꯔꯗꯕꯅꯤ ꯈꯪꯉꯨꯍꯩ ꯃꯧ ꯅꯪꯁꯨ ꯅꯍꯥ ꯑꯣꯏꯔꯤ ꯅꯆꯥꯅꯨꯄꯤꯁꯤ ꯄꯨꯔꯒ ꯅꯌꯨꯝ ꯄꯥꯟꯒꯦꯒ ꯄꯥꯟꯈ꯭ꯔꯣꯅꯦ ꯅꯃꯥꯅꯆꯥꯁꯤꯅ ꯅꯨꯡꯉꯥꯏꯅ ꯂꯩꯒꯗꯕ ꯑꯩꯒꯤ ꯏꯃꯨꯡꯁꯤꯗ ꯌꯥꯝꯅ ꯌꯦꯠꯂꯦꯅꯦ ꯑꯃꯨꯛ ꯀꯞꯁꯤꯟꯅꯈ꯭ꯔꯦꯅꯦ ꯇꯧꯔꯤꯁꯦ ꯈꯗ꯭ꯔꯛꯅ ꯃꯔꯣꯜ ꯑꯃ ꯍꯩꯔꯤꯕ ꯀꯗꯥꯏꯗꯒꯤ ꯇꯥꯔꯛꯂꯤꯕ ꯄꯤꯅꯣ ꯈꯪꯗꯦ ꯆꯨꯔꯨ ꯍꯦꯛꯇ ꯇꯥꯏꯌꯦꯃꯤ ꯃꯃꯥ
ꯅꯆꯥꯅꯨꯄꯥ ꯂꯥꯛꯑ ꯃꯥꯜꯂꯦꯍꯦ ꯂꯥꯛꯏꯅꯦꯍꯦ ꯏꯃꯧꯁꯨ ꯌꯥꯎꯔꯦꯅꯦ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯏꯀꯥꯏꯒꯅꯨ ꯏꯃꯧꯁꯤꯗꯤ ꯃꯅꯦꯝꯕꯣꯛꯅ ꯂꯩꯕꯥꯛ ꯂꯩꯌꯥ ꯀꯞꯀꯦꯁꯨ ꯅꯆꯥꯅꯨꯄꯤꯁꯤ ꯄꯨꯔꯒꯅꯦ ꯁꯪꯒꯣꯏ ꯃꯅꯤꯡꯗ ꯀꯞꯄꯨꯔ ꯆꯠꯂꯣ ꯅꯠꯇ꯭ꯔꯗꯤꯅꯦ ꯅꯃꯥ ꯅꯆꯥ ꯐꯨꯖꯔꯛꯁꯅꯤꯀꯣ ꯃꯪꯂꯦꯝꯖꯥꯎ ꯏꯃꯧꯁꯦ ꯏꯃꯨꯡꯗ ꯄꯨꯁꯤꯜꯂꯨꯅꯦ ꯏꯃꯥ ꯂꯩꯕꯥꯛ ꯂꯩꯒ ꯉꯥꯡꯒꯗꯤ ꯁꯪꯒꯣꯏꯗ ꯂꯩꯔꯨꯔꯒꯦ ꯍꯥꯏꯗꯨꯅ ꯆꯠꯈ꯭ꯔꯕꯅꯤ 이모기 밍도 까리 하이바 이마디 깍톡크레네 아헨비 거보니 마 아헨비 거웨바 파제이 밍얌 파제이 마얌다기 이엔헬레 아헨비나 이마 마반다 누피마가 안강아마가 갑두니 옌리바시보 망렘자오 낭부 이모시다 까림타 하이지보 하이르바니 마 아이나 하나 하이바도 아기 누피마가 이사 누피마가 레이나 오 미나이군바니다 라이박 피다나 누피 아흐네 하이다나 야다다나 하이리바니 하우직디 낭 락나바니나 마마 마사세 사이크라다바니 아도 이몽다 이마가 와리 사루실라오 모이마빠 통실로 신비로 이카이 칸다비 아묵 장가까니에바 이카이 칸다바미 라이박 레이 마사 누피도 꼰두나 아힝두마 히익 라우나 상고이두다 갑람미 농안바가 마넴복 나무 마마 마사도 이몽데 상한다나 상고이데 동안나 아무 비자바다 났다나 얌티는 옷비람미 타바 빅자라바수 마마다 모이나 떠리부싱도 로이나 우람미 타 크라기 마뚱다디 상고이데 레미나리바 후이구투 사도 마비 파두나 타바가 산나두나타 레이람미 레이박 레이나 타바 라오네야 이마 탱에 라에마 구투자 낭실라 이마 ngasina kadayda amuk thabak sudoino ada singyadani nangbu ima ngai bu wagadro waro ima kutusaga ima ngai mina duini hoi lao karakana sasidudi manembokna huise moi mama sar lerekpado mangai rene ainadi huran basang ko phana ba loiraga mama masagi oina lerekpaga chamana khrene huise yon thokpra sa thokpra ma tawdi yaroi dawri ahenbina imabu hui sabro ihe mawa nangoire sadeda ai hui sade sum haibani maine sababu kalezaga matung manga taruk khaktani ima hui sade ado mawa hui thongmagi mahi thakpagi khu hausidine as ado nangbu hui sadabranya ima aidi ngadi hena sadi adu pharabani ima sunya ngadi hena sadeda ado ima ai wam tangjagini 이마 호이 바보이나 레박 레가 타바가세 아수겸나 티나 떠비리세 가리기노 모예니디 얌나 파바수 말리 이스 낭 양빵이고 마오 나북 마바우수 얌나 파이 아이동나 아두나니 마마 마사세 낭나 파나 우리도 숨 레라가 캉락가니 가얌 파타게도 파타바두나부 누파 폭다비다 누피 오이나 폭락리바니 이마 누피의 코이나 윰팔라바 마뚱다 누피 포푸세 ꯌꯥꯝꯅ ꯐꯠꯇꯕ ꯃꯧ ꯍꯥꯏꯕꯗꯣ ꯑꯣꯏꯕ꯭ꯔꯥ ꯀꯔꯤ ꯈꯨꯝꯗꯣꯏꯅꯣ ꯃꯥꯏꯁꯤꯗꯤ ꯑꯁꯤꯃꯗꯤ ꯑꯩꯁꯨ ꯍꯥꯟꯅ ꯈꯜꯍꯧꯗ꯭ꯔꯦꯅꯦ ꯀꯩꯗꯧꯔꯦ ꯏꯃꯥꯅ ꯇꯨꯃꯤꯟꯅ ꯑꯃꯨꯛ ꯂꯩꯔꯗꯤ ꯀꯔꯤꯒꯨꯝꯕ ꯑꯩꯒꯤ ꯄꯨꯛꯅꯨꯡꯗ ꯌꯥꯎꯔꯤꯕ ꯏꯆꯥꯁꯤꯁꯨ ꯅꯨꯄꯤ ꯑꯣꯏꯔꯝꯂꯕꯗꯤ ꯑꯩꯕꯨꯁꯨ ꯏꯆꯦꯗ ꯅꯨꯡꯁꯤꯕꯤꯗ꯭ꯔꯤꯕ ꯁꯨꯃꯥꯏꯅ ꯅꯨꯡꯁꯤꯔꯣꯏꯗꯧꯔꯤꯔꯣ ꯑꯗꯨ ꯑꯣꯏꯔꯗꯤ ꯅꯨꯄꯤ ꯑꯣꯏꯕꯤ ꯑꯩꯈꯣꯏꯁꯦ ꯌꯥꯝꯅ ꯇꯣꯜꯂꯤꯀꯣ ꯏꯃꯥ ꯀꯔꯤꯅꯣ ꯅꯪꯅ ꯉꯥꯡꯂꯤ ꯋꯥ ꯃꯌꯥꯝꯗꯨꯕꯣ ꯅꯪꯅ ꯃꯤꯅꯥꯏ ꯅꯨꯄꯤꯁꯤꯒ ꯆꯥꯡꯗꯝꯅꯕ ꯌꯥꯕ꯭ꯔꯣ 누피 오이러수냐 마가는가 얌캐네고 이마 타박 로실루게고 이스 후망가 로이 강이냐 아도 까리군바 아헨비 양강시수 누피 오이람나보디 이사 망렘자우세 누피 묵티엔가 도리바니 아두가 마수 마밤다 야드라가나 상고이데 레이자레다나 아헨비나 망렘자우나 마나하나 이세기 마람다 마옅생 하람라바디 ꯑꯩꯌꯨꯝꯁꯤꯗ ꯃꯍꯣꯏꯅ ꯂꯥꯛꯆꯔꯝꯂꯣꯏꯗꯕꯅꯤꯀꯣ ꯑꯗꯨꯒ ꯑꯩꯁꯨ ꯑꯐꯕꯤ ꯅꯨꯄꯤ ꯑꯃꯗꯤ ꯅꯠꯇꯦ ꯃꯇꯨ ꯃꯆꯥ ꯂꯩꯔꯦ ꯈꯪꯅ ꯌꯨꯝꯁꯤꯗ ꯃꯧ ꯑꯣꯏꯗꯨꯅ ꯑꯩꯅ ꯂꯥꯛꯄ ꯍꯥꯏꯕꯁꯦ ꯑꯩꯒꯤ ꯑꯁꯣꯏꯕꯅꯤ ꯑꯗꯨꯕꯨ ꯑꯩ ꯏꯆꯦꯒ ꯑꯉꯥꯡꯁꯤꯒꯗꯗꯤ ꯀꯩꯗꯧꯅꯨꯡꯗ ꯐꯠꯇꯕ ꯇꯧꯔꯣꯏꯀꯣ ꯁꯣꯝꯗꯅ ꯂꯩꯕꯥꯛ ꯂꯩꯅ ꯂꯧ ꯀꯨꯝꯂꯤꯕ ꯌꯨꯝꯕꯨꯒꯤ ꯅꯨꯄꯤꯗꯨꯅ ꯂꯩꯕꯥꯛ ꯂꯩꯒꯤ ꯋꯥꯔꯤ ꯈꯪꯂꯗꯨꯅ ꯂꯩꯕꯥꯛ ꯂꯩꯒ ꯃꯆꯥꯅꯨꯄꯤ ꯊꯥꯖꯒꯗꯨ ꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯔꯝꯃꯤ ꯂꯩꯕꯥꯛ ꯂꯩ ngsigidi lusinaba tawrasi law awatpudu thanamo hayeng oina lusilasi isia yamna ngalliwa mali mi etei kanamta su kanadri hoinya kharabudi ngalli adu orsu lusilasi nasanu pisi wabana loiramlani tawrisi
ꯉꯁꯥꯏꯗꯒꯤꯅꯤ ꯃꯥꯅ ꯂꯧꯔꯤꯁꯤꯗ ꯍꯨꯏꯁꯤꯒ ꯂꯩꯔꯤꯁꯤ ꯑꯩꯗꯤ ꯅꯣꯏꯅ ꯃꯥꯅ ꯆꯥꯁꯦ ꯅꯨꯡꯁꯤꯕꯅꯁꯨ ꯂꯣꯏꯔꯦ ꯑꯗꯨ ꯂꯩꯕꯥꯛ ꯂꯩ ꯅꯆꯥꯅꯨꯄꯤꯁꯦ ꯃꯥꯡꯂꯅꯤ ꯑꯗꯨꯅ ꯃꯤ ꯑꯣꯏꯅꯕ ꯁꯦꯝꯁꯤ ꯍꯌꯦꯡꯗꯩꯗꯤꯅꯦ ꯑꯩꯈꯣꯏꯗ ꯑꯌꯨꯛ ꯑꯌꯨꯛ ꯊꯥꯔꯛꯑꯣ ꯑꯩꯒꯤ ꯏꯀꯨꯕꯣꯛꯀ ꯏꯅꯦꯕꯣꯛꯀꯗꯨ ꯖꯒꯣꯏ ꯂꯤꯂꯥ ꯏꯁꯩꯗ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯃꯤꯡ ꯂꯩꯔꯕ ꯉꯥꯛꯇꯅꯤ ꯑꯗꯨꯅ ꯈꯨꯜ ꯀꯌꯥ ꯀꯌꯥꯗꯒꯤ ꯃꯍꯩ ꯇꯝꯕ ꯑꯩꯈꯣꯏꯗ ꯂꯥꯛꯅꯔꯤꯕꯅꯤ ꯑꯗꯨꯅꯅꯦ ꯅꯆꯥꯅꯨꯄꯤꯁꯤꯁꯨ ꯑꯩꯈꯣꯏꯗ ꯊꯥꯔꯛꯎꯀꯣ ꯏꯆꯦ ꯑꯩꯕꯨ ꯅꯆꯥꯅꯨꯄꯤꯒꯤꯗꯤ ꯑꯇꯃꯟ ꯑꯝꯇ ꯂꯧꯔꯣꯏꯅꯦ ꯏꯃꯥꯒ ꯄꯥꯕꯒꯗꯣ ꯑꯩ ꯍꯥꯏꯅꯒꯦ ꯅꯪꯕꯨ ꯅꯆꯥꯅꯨꯄꯤꯁꯤꯁꯨ ꯅꯪꯒꯨꯝꯅ ꯋꯥꯍꯟꯕ ꯄꯥꯝꯕ꯭ꯔꯣ ꯂꯥꯛꯑꯣ ꯆꯠꯅ ꯆꯠꯅꯅꯦ ꯋꯥꯔꯤ ꯁꯥꯟꯅꯔꯁꯤ ꯑꯩꯈꯣꯏꯗ ꯑꯗꯨꯝ ꯀꯥꯔꯁꯤ ꯂꯥꯛꯑꯣ ꯅꯃꯥ ꯅꯆꯥꯒꯤ ꯆꯦꯡ ꯍꯋꯥꯏ ꯈꯔ ꯄꯨꯈꯣ ꯂꯧꯕꯨꯛ ꯀꯨꯝꯕꯒꯤ ꯁꯦꯜꯗꯨꯗꯤ ꯍꯌꯦꯡ ꯂꯧ ꯁꯦꯝꯕꯁꯤ ꯂꯣꯏꯔꯒꯅꯦ ꯄꯨꯟꯅ ꯁꯦꯟꯐꯝ ꯈꯪꯅ ꯑꯩ ꯄꯤꯔꯒꯦ ꯊꯕꯥꯅ ꯏꯃꯥ ꯂꯣꯏꯔꯕꯣ ꯂꯣꯏꯔꯦ ꯂꯣꯏꯔꯦ ꯌꯨꯝꯗ ꯀꯥꯔꯗꯧꯅꯤ ꯀꯨꯇꯨꯆꯥ ꯂꯥꯎ ꯌꯨꯝꯗ ꯀꯥꯔꯁꯤ ꯂꯩꯕꯥꯛ ꯂꯩꯗꯨ ꯌꯨꯝꯕꯨꯗꯒꯤ ꯆꯦꯡ ꯍꯋꯥꯏ ꯈꯔ ꯐꯤꯗ ꯌꯣꯝꯗꯨꯅ ꯌꯨꯝꯗ ꯃꯆꯥꯅꯨꯄꯤ ꯊꯕꯥꯒ ꯍꯜꯂꯛꯂꯝꯃꯤ ꯏꯃꯥ ꯑꯩ ꯍꯌꯦꯡꯗꯒꯤ ꯍꯧꯖꯤꯛꯀꯤ ꯌꯨꯝꯗꯨꯗ ꯖꯒꯣꯏ ꯏꯁꯩ ꯇꯝꯕ ꯆꯠꯇꯣꯏꯔꯣ ꯍꯣꯏ ꯆꯠꯂꯗꯕꯅꯤ ꯅꯪꯕꯨ ꯆꯠꯅꯤꯡꯗꯕ꯭ꯔꯅꯦ ꯆꯠꯅꯤꯡꯉꯤ ꯏꯃꯥ ꯑꯩꯗꯤꯅꯦ ꯏꯁꯩ ꯁꯛꯄ ꯖꯒꯣꯏ ꯁꯥꯕ ꯌꯥꯝ ꯄꯥꯝꯃꯤ ꯑꯗꯣ ꯏꯃꯥ ꯑꯩ ꯆꯥꯛ ꯂꯥꯝꯃꯤ ꯌꯨꯝ ꯌꯧꯕꯒꯅꯦ ꯏꯃꯥꯅ ꯊꯣꯡꯂꯗꯣꯏꯅꯤ ꯉꯁꯤꯗꯤ ꯉꯥ ꯌꯥꯏꯕꯁꯨ ꯃꯌꯥꯝ ꯄꯤꯔꯛꯏꯁꯤ ꯎꯔꯤꯗꯅ ꯁꯤꯒ ꯍꯥꯎꯅ ꯆꯥꯔꯒ ꯇꯨꯝꯂꯨꯀꯣ ꯍꯣꯏ ꯏꯃꯥ ꯏꯃꯥꯁꯨ ꯆꯥꯛ ꯆꯥꯔꯒ ꯇꯨꯝꯁꯤꯀꯣ ꯏꯃꯥꯁꯨ ꯃꯌꯥꯝ ꯋꯥꯔꯝꯃꯅꯤꯕ ꯍꯣꯏ ꯍꯣꯏ ꯍꯟꯗꯤ ꯍꯜꯂꯛꯂ ꯃꯥꯜꯂꯤꯗꯅ ꯑꯩꯗꯤ ꯑꯩꯒꯤ ꯍꯨꯏꯁꯦ ꯃꯃꯥ ꯃꯆꯥꯅ ꯌꯣꯟꯗꯤ ꯌꯣꯟꯊꯣꯛꯂꯝꯗ꯭ꯔꯦꯗꯅꯁꯦ ꯂꯩꯕꯥꯛ ꯂꯩꯌꯥ ꯀꯔꯤꯒꯤꯅꯣ ꯅꯣꯏꯅ ꯃꯥꯅ ꯆꯥꯁꯤꯅ ꯑꯩꯒꯤ ꯍꯨꯏꯁꯦ ꯍꯦꯛ ꯍꯦꯛ ꯄꯨꯔꯒ ꯆꯠꯂꯤꯁꯦ ꯍꯥ ꯏꯃꯥ ꯁꯨꯝ ꯏꯅꯔꯛꯄꯗꯨꯗ ꯄꯨꯕꯅꯤ ꯁꯨꯝ ꯄꯨꯕꯗꯒꯤ ꯇꯥꯟꯖꯥ ꯐꯪꯕꯗ ꯌꯣꯟꯊꯣꯛꯀꯦꯅ ꯈꯜꯂꯤ ꯑꯣꯏꯔꯝꯅꯤꯅꯦ ꯍꯌꯦꯡꯗꯒꯤꯅꯦ ꯑꯩꯒꯤ ꯍꯨꯏꯁꯦ ꯍꯦꯛ ꯄꯨꯔꯒ ꯆꯠꯂꯕ ꯅꯃꯥꯅ ꯆꯥ ꯑꯩꯅ ꯀꯩꯗꯧꯒꯦꯉꯣ ꯑꯕꯣꯛꯁꯦ ꯑꯩꯒꯤ ꯏꯃꯥ ꯍꯦꯛ ꯎꯕꯒ ꯃꯔꯝ ꯂꯩꯇ꯭ꯔꯁꯨ ꯈꯟꯅꯕ ꯑꯗꯨꯝ ꯍꯧꯗꯨꯗ ꯇꯧ ꯂꯩ ꯑꯕꯣꯛꯇ ꯅꯠꯇꯦ ꯄꯨꯄꯨꯁꯨ ꯄꯥꯕꯁꯨ ꯀꯔꯤꯑꯕ ꯍꯧꯖꯤꯛꯀꯤꯗꯣ ꯍꯥ ꯑꯉꯥꯡ ꯁꯣꯏꯅꯥꯎ ꯅꯪꯁꯨ ꯅꯃꯥꯅ ꯑꯐꯕ ꯑꯃꯠꯇ ꯇꯝꯕꯤꯗ꯭ꯔꯕꯅꯤꯅ ꯅꯃꯥꯗꯒꯤ ꯅꯪꯅ ꯍꯦꯟꯅ ꯖꯨꯒꯣꯠ ꯆꯥꯔꯣꯏꯗꯧꯔꯤꯅꯦ ꯊꯕꯥ ꯑꯕꯣꯛꯇ ꯆꯤꯟ ꯈꯨꯝꯒꯅꯨ ꯂꯥꯛꯑꯣ ꯏꯃꯥꯅꯦ ꯏꯔꯨꯖꯔꯒ ꯏꯁꯥꯒꯤ ꯆꯥꯛ ꯊꯣꯡꯕꯤꯔꯒꯦ ꯍꯩ ꯆꯥꯛ ꯊꯣꯡꯕꯒ ꯂꯥꯛꯏ ꯏꯁꯤꯡ ꯍꯣꯜꯂꯝꯈꯣ ꯆꯥꯛꯁꯪꯗꯁꯨ ꯀꯣꯜꯂꯤꯛ ꯑꯃꯥꯡꯕ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯕꯅꯤ ꯑꯗꯨꯁꯨ ꯐꯦꯡꯗꯣꯛꯂꯝꯈꯣ ꯅꯠꯇ꯭ꯔꯗꯤꯅꯦ ꯁꯪꯒꯣꯏꯗ ꯂꯩꯕ ꯌꯥꯔꯣꯏꯀꯣ ꯑꯕꯣꯛ ꯍꯣꯏꯗꯤ ꯐꯦꯡꯕ ꯌꯥꯗ꯭ꯔꯣ ꯑꯩꯒꯤ ꯏꯃꯥꯁꯦ ꯂꯧꯕꯨꯛꯇꯒꯤ ꯋꯥꯅ ꯀꯥꯔꯛꯏꯅꯤ ꯈꯪꯗ꯭ꯔꯣ ꯑꯁꯤꯒꯤ ꯑꯉꯥꯡꯁꯤꯗꯅꯦ ꯈꯨꯠꯄꯦꯟ ꯐꯨꯔꯒꯦꯗ ꯑꯩ ꯑꯍꯦꯟꯕꯤꯅ ꯏꯃꯥ ꯀꯔꯤꯒꯤꯅೋ ꯑꯉꯥꯡꯗ ꯐꯨꯕꯤꯒꯦ ꯇꯧꯔꯤꯕꯗꯨꯕꯣ ꯑꯍꯦꯟꯕꯤꯌꯥ ꯅꯪꯕꯨ ꯍꯌꯦꯡ ꯍꯪꯆꯤꯠꯇ ꯉꯥꯏꯔꯦ ꯑꯉꯥꯡ उनगदौब अदु ओइरदि इमुंग पोथारगा दम लैबा यादब्रो चंगो इमुंग चंगो मंगलेमजाव हलक्लबदिने अमुक चैबिरनि अदुगने लेबाक लै इसिंग होनबगा कोन फेंगबगा काउनिको अहेनबिना करिगी कोनो करिगी इसिंग नोइमा इसेना सुगना लबुक्तै कारक्लिबसिदा इमा होइना ngasa yuk sabagi kolikto phengange hairiro phengba tabaninya masu yumsigi maw amani adu oiragana isiga ngangase ngasidagi ekhoiga puna chaminaba taba madudi karigi madu yade maw la kondo ai phenglagi masigi mawsisu nupiga poglaba nangsu lebak lei sari he nangsu adu magidi mapam yamna lingbanina pak hektadi yado mandeni se isese wabana loiramlani अदो इचेबु चेंग कई गादे लेरिब्रो लेरि असेंबरो इचे लेतदे पिरके पिरकनु तु हौजिकता युबुना चेंग हवाई मैम मा पिबिरे अदो इचेगी अवत अपा लेरसु अइगोंदा कोइदन दुम हाइबिरबुको होय होय हाइरके अदो नंगबु मपान गे याम थोकनुने तु को तौरबदि फतेने होय चे थबा नंगबु इमागी मतुंग इनबदो वाद्रो हयेंगदगी इमानु थबुक चलिंगैदा आइगे लेहौसिदना वादी मातो आइगे नाक्ता इमाबु लेरबा आइदी सुवावा बिदे अदुदी इमा सिलुना तौको तौनिना इमा तोनी फैको इमा तोनी फै लाओ लाओ मनेमबोकना अइना खलिसिका मसिगी मवतोन बिसना तौथोरेसिको तौना खेनख्रेदा माना सुमाइना सो कनखलगा लेरबदी लेबाक लेगी मामु सासे आइगी युमसिदगी ताथोपा यारोइने निदा आइगी मवतोंबिसे लेबाक ले इरु माइथजदुना चाइसांग थोंदुना मसानुपि थबागा चामिनदुना पोथानब तौरिङै मंगलेमजाव हिदाक गाउदुना हलक्लगा लेबाक लेदा खनबा हौदुना मुफुबिरमि
Manglem zauna lebak lepubuda ahenbi khangdanaba haiduna manembok makubokana ahenbibu koisen senarami. Adubu lebak lei nonganbaga thababuna yumbugida thilamlaga labukta mukumki. Tha amagi matungdadi henbi masanupa ama phangjarami. Aduna manembok makubok amadi manglem zau hoidi haraubada loirami. Tha khragi matungdadi manembokna manglem zau laune imaga wari sasine. Kari wari noima. Lebak leisibu karamaina tausi haibuno. Manu yumsida su laidana. Leikagi miyamda ima isasu napasu kanamtan nusidrene. Ma lebak leise anam yam kalini. Panasu phure panasu ta adubu suksasate. Sibu hatladra khangdeni. Aduga mana lamong nupi henbisa kari mahi tawduna semjingkrabnu khangdeni. Ahenbina lebak lega thabagabu imungsida pusilawon haibada angak amdrabni. Adunani aina nanga wari tanasina kaurisi. Aduga nasanupi thajase kanadano jagoi isai tamlinena tigi chalise chalhangano. Hayengnya sauraklaganya mathong saroiko atai lairi huisia amukta yongera hatkira tawsi. Masi aingonda he sike tawrei. Aingonda sunima hanadi kem tarumdabani. Hauzikti lebak leidaga phuge tarubada thabadagane khara ngangluraba siktawgine mayaki gatana ita chongsilai. Masi hatoklaga chathokpuna farani. Adudi khara thunanya halaga chathoknaba tawro. Aduga lebak leisi yam thuna tanthokisi. Natradinya thabasina hayeng leisawi phakhrabadi magi adu adana mayam talakadoini ko. Haujiktinya isunu pama phangbasimu harauba leitre. Hoima aikoigi idi mutlaroi. Ado manglem saw huido hanabu tapullaganya thamhauruso chat. Natradi hayeng mama masagi matung inaraganya amu sakibana hanieba. Hoima huisi punsilaga thamauruge aduga hayeng bora dapchilaga puraga imanabasinga chathokluge. Adudi kona mada imagi mahi khra purau hai hui thongbagi mahi thaktaba kuire. Aduganya mahi maraktuda maru yauhandabida matum yamdabidanya manga tarukta luphalau ko ahenbidagadi khangalanganba yadi hai. Hoima imana pamlibudo ai bab tare. Adudi aisu napag wamta tanaruge. Ha mau phattaba leibase yamna waida. Amasisu phattabagi matau som tamaktananya sum nungsira oidawri. I karaktananya isu nupasila horaga masu tangthokibra khangponte. Manglem zauna kutusa aini he nganganune. Sidi phaba yadene kamai phani sidi. Masi singai baksan kallaga atokani gomse. Lebak leina moi mapa karino huido tawbiribaduba. Oh yam pare nang tholakpa se huise tharisina pullagane amta pharula adugane ukhungsida kisilaga thap ainri phaba yatre. Masi huisina migi yenganu yam sarama mi nengonda wayam gange. Charamoida aikoigi huisidi migi yenganu kaisu chabu huinate. Phada pause numidang pullaga thamaga ayo yukta thadoksi. Lebak leina manglem zauda thajaduna hui adu punsilami. Ado hayeng ayukti huisi thadokpiyuko aikoigi huisina kaidaunungda migi yenganu sadabani. Nangna kari khangdana ngangni ha yari chakro adugane hayengdagi thabase kari noigi jagoi saitam chalibado chatpa yaroi. Karigino aigi sa thabana jagoi saitam chalibase yaroina haibiride. Aina yaroidi yaroi. Sida waloi wam khataraka. Mama aini yadana tamaliba mahisipu karigi noina thingba yabra. Aisi magi mapani ne aduna aina wamu haikhrabdi loire. Masida nasilam khumadine nangasi ai guta soina sirani. Thabana ima nang kaida leige. Ima sida leige nang tumlamo thaba. Moi mapana thabase nangina san hairaga karigino. Ima isabu mapana minai magumna inthoktuna thambiribase. Masi handak aina kaya phudabasida masinga khumba yam hairamine mase ha adudi ngasidi mu phuba taredana huiga loida singai baksina nanga nang tu phuge. Ayo ima ayo karino moi ma babu nga horabro. Ayo ima ai sire Thabana ima kaidaurage ima nang kaidaurage. Is idi lebak legi makoksida kankhra malane sibu sira chalane. Ima
Ima haugatlo. Ima, nang kaidaurage ima. Ima. Papa, ima sigag ngaire. Ima. Ima, nang haugatlo ima. Sidi, ichalaurage. Manembokna. Kaidaunara zanune. Fusanu kam sutang sangwai. Angang si kukabse nahan kaiga manadeda. Ima, Papa, karigino tabana kapisibo. Nang tholakanu ko ima yengke. Karigino nang nadukana kaplibadubo. Namado sirabo ha adumaina kaplibadubo. Apo, ay ima se haugatlo yakidre po. Is, kaino taurisidi. Makubokna, kaidaure mama. Karatuna lawo moy mapa. Is, soiduna sidi dosa taba taridana. Ahenbina. Ima, kaidaurage, thaba, kaidaurage, nangna atukana kaplibadubo. Ahina, nang tholakaduna haiba natro. Imlona basingna. Kari tawba yarage ne he, angangduna adukana kana kaplibadubo. Manembokna, as, karamay tawni sidia, milo isangeni sidia. Ahenbina, kari matawni sidia, isi, as, makok si ingakta, sibu kamay na to. Baba, amay bang takaw birusugo. Tabana. Imaton, Papa na imagi makokta, China kalamine. Manembokna, nati he, matanda tuzabaniya, angang na masin tira na. Ahenbina, Papa, amay bang ta tunakaw biruso. Papa si tabi trabuta isiwa. Hoy, ikaw rake, amay ba ko busaraga, tahalak na roy kita iso. Makubog do toksinaraga sientri ado yumlona ba misingduna leibak leilaw katuna makokto pina phazan yesinduna kannabu khonarabaso leibak lei kanma ngamdana thawai thakirami aduna kulleikai gi miyamduna saudana manglemjau pharaga warakpa aduga kaisum sangda mapunsi supa thamnaba konungda piba haina warep narami pausi leibak legi mabung yumdagi tanthokhraba mabungdusu tarami asumna thakra hokri manglemjau thiba khangkiji aduga Ahenbina thababu magi manakta pusinduna thambirami. Ahenbina, thaba, nangmo kaidaurage. Ngasi sumangda imala ambro. Hoy imaton. Ay bugondo na kapame. Kapkanuse, ado nangbu, imana pamjaramba jagoy isayse toklage hariro. Hoy imaton. Ay imana pamjaramba se may pagtripo. Ay tangkini. Aduga karigi hausi phawu satriba hayengdagi sado ko imatona nungtigi thinbasu lowsu tobiraki yabro hoi imaton manembokna karmai tawni leibak legi masase mausini imungse pusilaga so thamlabadi yaroimi aduga ai isa nupa maglim sauduna karai tana sengkrabado mawa mapau ka amata takidrabasiwa natraga mina pharaga hatopikhrabazala Maglim sang na tiba khangdrabaso ahenbisidi karimta khandabida nungainabu leiba ngamine masipumba thabasina magi manakta dum thambadaginiko thabase makhongla makhutla mathudiklaga mamampa leisadraba moi mayam thampamduda pithokhrake mama kari mukhalibano aina ngasai kawusu tatadribisibo ai wakhal yamna khali moi mapa kari wakhala mukhaliba nangnabu wakhala makhalaklaba kaino mani dum tawradawni ado kari wakhal bu khalibano asibi gi masanu pise yumsidagi karmaina tawraka mangansigi na khalimni yare leizarasano mama gi haktakta nasanu pado mafam marang khangda mangkhradana hojik amu nubi masaji haktakta ibani mu mangnarani kari gi mangdoino nasanu pasu mama ina phangdaba thigani aduga masigi angang thaba sisunya yumsi leihaloi karigumba mana sum saroktuna Leisabi pharaklabadinya isunupaga imo henbigesu wadoini mana leisabi pharaklaba kan phawba ibani hingkhidrane aidi hingkhini nang siningladi sikro aduga ne isunupasya amanaga loiba yaroi tarek ni pansuri phawbanya isanupase nupi thian kidoini nupi se nang supam pam da bai wani ne nupi pokpase aidi supam he pamjatre nang sunupi ni ko mama Mani, adu kaidaurage, pamdradi wa loire. Nangna pamado, tawro. Aidi, siramday nagsilaglabani pharaga mu yenglage. Hayeng siramday da amamga marakta olaga sitanaba.
ꯅꯪꯗꯤ ꯄꯥꯡꯗꯕ ꯃꯤꯊꯤꯕꯣꯡ ꯑꯣꯏꯔꯕꯅꯤ ꯑꯗꯣ ꯑꯇꯩ ꯂꯩꯔꯤ ꯍꯨꯏꯁꯦ ꯑꯃꯨꯛꯇ ꯐꯥꯔꯒ ꯌꯣꯟꯊꯣꯛꯈꯤꯅꯕ ꯇꯧꯁꯤ ꯑꯩꯗꯤ ꯐꯥꯕ ꯉꯝꯂꯔꯣꯏ ꯃꯃꯥ ꯉꯝꯃꯣꯏ ꯅꯪꯗꯤ ꯉꯝꯃꯣꯏꯕ ꯅꯪꯁꯨ ꯀꯨꯏꯔꯒ ꯀꯩꯅꯣꯝ ꯁꯨꯝ ꯇꯧꯁꯤꯜꯂꯛꯏ ꯑꯩ ꯍꯧꯖꯤꯛ ꯆꯍꯤ ꯌꯥꯝꯁꯤꯜꯂꯛꯏ ꯍꯌꯦꯡ ꯍꯪꯆꯤꯠꯇ ꯉꯥꯏꯔꯦ ꯈ꯭ꯋꯥꯡ ꯀꯣꯜꯂꯛꯇꯅ ꯆꯠꯄ ꯉꯝꯂꯣꯏꯗꯧꯔꯤꯕ ꯑꯗꯨꯅꯅꯦ ꯁꯤꯔꯝꯗꯥꯏꯁꯤ ꯐꯥꯎꯕꯗꯤ ꯑꯐꯕ ꯈꯔ ꯇꯧꯔꯒ ꯅꯨꯡꯉꯥꯏꯅ ꯁꯤꯕ ꯌꯥꯕ꯭ꯔꯥ ꯌꯦꯡꯒꯦꯀꯣ ꯃꯃꯥ ꯑꯗꯨꯅ ꯅꯪꯁꯨ ꯐꯠꯇꯕꯒꯤ ꯋꯥꯈꯜꯗꯣ ꯊꯥꯗꯣꯛꯅꯕ ꯇꯧꯔꯣ ꯏꯁ ꯅꯪꯅ ꯍꯥꯟꯅ ꯐꯠꯇꯕ ꯇꯧꯈꯤ ꯃꯌꯥꯝꯗꯨꯕꯨ ꯀꯥꯎꯔꯕ꯭ꯔꯣ ꯍꯧꯖꯤꯛ ꯍꯦꯛꯇ ꯐꯔꯒ ꯍꯥꯟꯅ ꯐꯠꯇꯕ ꯇꯧꯈꯤꯕꯁꯤꯡꯗꯨꯒꯤ ꯃꯍꯩꯗꯣ ꯀꯣꯛꯂꯅꯤꯅ ꯈꯜꯂꯤꯔꯣ ꯌꯥꯔꯦ ꯇꯥꯅꯤꯡꯉꯛꯇ꯭ꯔꯦ ꯃꯃꯥꯅ ꯇꯥꯅꯤꯡꯗ꯭ꯔꯗꯤ ꯇꯣꯛꯑꯣ ꯑꯗꯣ ꯍꯨꯏꯗꯨꯗꯤ ꯐꯥꯕꯤꯔꯝꯃꯨꯀꯣ ꯃꯁꯤ ꯍꯨꯏꯁꯦ ꯑꯩꯅ ꯄꯨꯖꯔꯛꯇꯒ ꯑꯩꯉꯣꯟꯗ ꯑꯣꯏꯅ ꯑꯣꯟꯁꯤꯟꯗꯅ ꯆꯤꯛꯇꯧꯔꯤꯕ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯔꯤ ꯑꯗꯨꯗꯤ ꯑꯩ ꯍꯧꯖꯤꯛ ꯀꯩꯗꯧꯁꯤꯒꯦ 이수 누빠부 ꯉꯥꯏꯍꯥꯛꯇ ꯂꯧꯔꯨꯈꯤꯒꯦꯗ ꯃꯧ ꯅꯪ ꯏꯃꯨꯡ ꯋꯥꯏꯔꯝ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯕ꯭ꯔꯣ ꯍꯣꯏ ꯏꯃꯥ ꯑꯗꯨꯗꯤ ꯑꯉꯥꯡꯗꯤ ꯇꯨꯝꯂꯤꯕ꯭ꯔꯥ ꯃꯁꯤꯒ ꯁꯥꯟꯅꯔꯤꯕꯅꯤ ꯏꯃꯥ ꯀꯗꯥꯏ ꯃꯁꯤ ꯃꯁꯤꯗꯤ ꯊꯕꯥꯒ ꯁꯥꯟꯅꯔꯤꯕ ꯊꯕꯥ ꯑꯉꯥꯡꯗ ꯑꯩꯉꯣꯟꯗ ꯄꯤꯔꯛꯎ ꯀꯔꯤꯒꯤ ꯑꯉꯥꯡꯒꯤ ꯃꯅꯥꯛꯇ ꯂꯩꯔꯤꯅꯣ ꯆꯠ ꯃꯄꯥꯅ ꯁꯥꯟꯅꯔꯨꯁꯣ ꯐꯃꯨꯡꯗ ꯀꯥꯗꯅꯒ ꯇꯧꯔꯤꯅꯦ 이마또나 ꯑꯩꯒ ꯁꯥꯟꯅꯧꯅ ꯍꯥꯏꯔꯤꯅꯤ ꯃꯆꯤꯟꯁꯤ ꯈꯨꯝꯃꯩꯅꯤꯍꯦ ꯃꯁꯤꯁꯨ ꯃꯃꯥ ꯑꯁꯤꯕꯗꯨꯗꯒꯤ ꯍꯦꯟꯅ ꯃꯆꯤꯟ ꯀꯟꯗꯧꯔꯤꯅꯦ ꯑꯕꯣ ꯑꯉꯥꯡ ꯀꯞꯄꯦ ꯃꯈꯥꯗ ꯊꯝꯃꯨ ꯅꯪꯅ ꯊꯧ ꯅꯠꯇꯦ ꯌꯥ ꯕꯨꯕꯣꯛꯅꯤ ꯄꯝꯃꯤꯁꯦ ꯀꯩꯅꯣꯅꯦ ꯀꯟꯅ ꯀꯞꯄꯩꯁꯤꯅ ꯊꯕꯥ ꯅꯪ ꯑꯉꯥꯡꯗ ꯀꯩꯗꯧꯔꯨꯏ ꯀꯩꯁꯨ ꯇꯧꯗꯤꯌꯦꯕꯣ ꯑꯕꯣꯛꯅ ꯂꯧꯕꯒꯤ ꯀꯞꯄꯤꯅꯤ ꯊꯝꯂꯗꯤ ꯀꯞꯄ ꯇꯣꯛꯈꯤꯅꯤꯌꯦ ꯀꯔꯤ ꯑꯩꯅ ꯂꯧꯕꯩ ꯀꯞꯄꯤꯅꯤ ꯀꯥꯏꯅ ꯊꯥꯖꯤꯜꯂꯧꯔꯥ ꯅꯃꯥꯏꯗꯨꯗ ꯀꯔꯤꯅꯣ ꯏꯃꯥꯅ ꯑꯉꯥꯡꯗꯨꯗ ꯐꯨꯒꯦ ꯇꯧꯔꯤꯕꯗꯨꯕꯣ 이수ꯁꯦ ꯃꯁꯤꯒꯤ ꯍꯤꯡꯆꯥꯕꯤꯁꯤꯅ ꯀꯩꯗꯧꯔꯕꯅꯣ ꯈꯪꯗꯦ ꯀꯞꯄꯅ ꯂꯣꯏꯔꯦꯅꯦ ꯑꯗꯨꯒꯤ ꯐꯨꯒꯦ ꯇꯧꯕꯅꯤ ꯃꯈꯥꯗ ꯃꯁꯤꯒ ꯁꯥꯟꯅꯍꯜꯂꯨ ꯀꯞꯇꯅꯕ 이마ꯅ ꯂꯧꯕꯩꯅꯦ ꯀꯞꯄꯤꯗꯣ ꯑꯣ ꯁꯦ ꯊꯝꯒꯦ ꯀꯞꯄ ꯐꯕ꯭ꯔꯥ ꯌꯦꯡꯉꯣ ꯇꯨ ꯀꯞꯄ ꯂꯦꯞꯈ꯭ꯔꯦ 이마 ꯑꯃꯨꯛ ꯄꯝꯒꯦ ꯑꯃꯨꯛ ꯀꯞꯄꯤꯅꯦ ꯍꯥꯟꯅꯗꯤ ꯀꯞꯇꯕꯅꯤꯅꯦ ꯑꯉꯥꯡꯗꯣ ꯈꯔ ꯁꯤꯡꯉꯕꯅꯤ ꯏꯃꯥ ꯑꯗꯨꯒꯤꯅꯤ ꯀꯔꯤꯅꯣ ꯃꯧꯁꯤꯅ ꯍꯥꯏꯅꯤꯡꯂꯤꯁꯤꯅ ꯃꯁꯤ ꯄꯨꯝꯕ ꯃꯁꯤꯒꯤ ꯑꯁꯤꯕꯤꯒꯤ ꯃꯆꯥꯁꯤꯅꯅꯦ ꯏꯃꯨꯡꯁꯤꯗ ꯍꯦꯛ ꯂꯩꯕꯗꯒꯤꯅꯤ 이수 ꯅꯨꯄꯥꯁꯦ ꯑꯩꯅ ꯂꯧꯕ ꯌꯥꯔꯛꯇ꯭ꯔꯤꯕꯁꯦ ꯈꯪꯉꯤꯗꯅ ꯅꯪ ꯊꯕꯥ ꯑꯉꯥꯡꯒ ꯑꯗꯨꯝ ꯁꯥꯟꯅꯧꯀꯣ ꯏꯃꯥ ꯏꯃꯨꯡ ꯂꯣꯏꯁꯤꯜꯂꯒ ꯆꯥꯛ ꯊꯣꯡꯗꯣꯛꯄꯤꯔꯛꯂꯒꯦ ꯑꯗꯨꯒꯅꯦ ꯍꯌꯦꯡꯗꯤ ꯑꯕꯣꯛ ꯍꯣꯏꯗ ꯆꯥꯛ ꯆꯥꯕ ꯆꯠꯀꯗꯕꯅꯤ ꯅꯪꯕꯨ ꯍꯌꯦꯡ ꯅꯄꯥꯝꯗ ꯆꯠꯂꯨꯒꯦ ꯍꯥꯏꯔꯅꯦ ꯍꯣꯏ ꯏꯃꯥ ꯄꯥꯕꯗ ꯂꯥꯛꯑꯣꯅ ꯄꯥꯎ ꯍꯥꯏꯔꯝꯃꯤ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯑꯍꯨꯝ ꯆꯠꯂꯅꯤꯅꯦ ꯍꯣꯏ ꯏꯃꯥ ꯑꯩꯈꯣꯏ ꯑꯍꯨꯝ ꯆꯠꯇꯣꯏꯅꯤ 이마ꯒ ꯄꯥꯕꯒꯤ ꯆꯥꯛꯇꯣ ꯊꯣꯡꯂꯒ ꯑꯗꯨꯝ ꯆꯥꯎꯔꯣ ꯀꯩꯅꯣ ꯑꯩꯈꯣꯏ ꯑꯍꯨꯝ ꯍꯥꯏꯔꯤꯁꯦ ꯑꯩꯒ ꯅꯪꯒ 이수 ꯅꯨꯄꯥꯁꯤꯒ ꯅꯠꯇ꯭ꯔꯣ ꯅꯠꯇꯤꯌꯦ ꯑꯩꯒ 이사ꯅꯤꯁꯤꯒꯅꯤ 이마ꯗꯤ ꯀꯩꯒꯤ ꯂꯥꯛꯇꯣꯏꯅꯣ ꯑꯩꯁꯨ ꯂꯥꯛꯀꯦ ꯀꯩꯅꯣ ꯊꯕꯥꯁꯤ ꯄꯨꯔꯒ ꯃꯤꯅ ꯀꯩꯅꯣ ꯍꯥꯏꯅꯅꯕ ꯀꯩꯕ ꯍꯥꯏꯅꯗꯣꯏꯅꯣ 이마 ꯄꯨꯔꯒ ꯍꯦꯟꯅ ꯃꯤꯅ ꯍꯥꯏꯅꯗꯣꯏꯅꯤ ꯑꯗꯨꯅ 이마ꯗꯤ ꯄꯨꯕ ꯌꯥꯗꯦ ꯑꯩ ꯌꯥꯎꯔꯒ ꯃꯤꯅ ꯀꯔꯤ ꯍꯥꯏꯅꯗꯧꯔꯤꯒꯦ ꯑꯩꯁꯦ ꯅꯅꯦꯝꯄꯣꯛꯅꯤꯅꯦ 이ኔꯝꯄꯣꯛ ꯑꯣꯏꯕꯩꯅꯤ ꯑꯩꯅ ꯇꯜꯂꯤꯁꯤ 이마ꯒ ꯄꯥꯕꯒꯁꯦ ꯂꯩꯀꯥꯏꯒꯤ ꯃꯤꯅ ꯑꯝꯇ ꯅꯨꯡꯁꯤꯗꯦꯅꯦ ꯃꯃꯧ ꯑꯣꯠꯄꯤ ꯃꯃꯧ ꯍꯥꯠꯄꯤꯅꯤ ꯍꯥꯏꯗꯅ ꯊꯤꯅ ꯉꯥꯡꯅꯩ ꯑꯩꯗꯤ 이마ꯁꯦ ꯑꯩꯒꯤ ꯀꯥꯗ ꯐꯥꯎꯕ ꯆꯪꯍꯟꯅꯤꯡꯗ꯭ꯔꯕꯅꯤ ꯑꯍꯥꯟꯕꯒꯤ ꯃꯧꯗꯨꯗꯤ ꯊꯤꯅ ꯇꯧꯈ꯭ꯔꯕꯁꯨ ꯅꯪꯗꯤ ꯑꯩꯅ ꯂꯨꯅ ꯇꯧꯕꯤꯔꯤꯁꯤꯗꯤ 이마 ꯃꯍꯨ ꯆꯦꯟꯕꯤꯂꯤꯅ ꯐꯗꯅ ꯀꯌꯥꯝ ꯀꯨꯏꯅ ꯐꯗꯣꯏꯅꯣꯗ ꯃꯃꯥ ꯅꯪ ꯏꯀꯥꯏꯕ ꯈꯪꯗ꯭ꯔꯤꯕ꯭ꯔꯣ ꯍꯧꯖꯤꯛ ꯐꯥꯎꯕ ꯈꯪꯂꯗꯤ ꯊꯣꯛꯂꯛꯑꯣꯅꯦ 이수 ꯅꯨꯄꯥꯁꯦ ꯂꯧꯍꯧꯔꯒ ꯃꯁꯤ ꯃꯧꯁꯤꯁꯨ ꯂꯣꯏꯁꯤꯟꯈꯤꯕꯅ ꯐꯔꯅꯤ ꯊꯕꯥ ꯊꯣꯡ ꯂꯣꯟꯁꯤꯜꯂꯨ ꯑꯗꯨꯒ ꯑꯉꯥꯡꯒ ꯁꯥꯟꯅꯔꯒ ꯂꯩꯌꯨꯀꯣ 이마 ꯆꯥꯛ ꯊꯣꯡꯂꯒꯦ ꯍꯣꯏ 이마ꯇꯣꯟ ꯀꯧꯔꯅꯨ 이마 ꯀꯧꯔꯣ ꯍꯣꯏ 이마 ꯊꯕꯥꯕꯨ ꯑꯍꯦꯟꯕꯤꯅ ꯍꯦꯛ ꯄꯣꯛꯄꯤꯕ ꯃꯆꯥꯒꯨꯝꯅ ꯁꯦꯟꯅꯕꯤꯕ ꯂꯨꯅ ꯇꯧꯕꯗꯨ ꯎꯔꯒ ꯂꯩꯕꯥꯛꯂꯩꯒꯤ ꯊꯋꯥꯏꯗꯨꯅ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ ꯉꯁꯤꯒꯤ ꯅꯨꯃꯤꯗꯥꯡꯁꯤ ꯃꯍꯧꯈ꯭ꯔꯤ ꯅꯣꯡꯉꯥꯟꯕꯒ ꯑꯍꯦꯟꯕꯤꯅ ꯊꯕꯥꯒ ꯃꯆꯥꯅꯨꯄꯥꯗꯨꯒ ꯐꯖꯅ ꯂꯣꯏꯁꯤꯟꯕꯤꯗꯨꯅ ꯃꯄꯥꯝꯗ ꯆꯠꯈꯤꯔꯝꯃꯤ ꯃꯣꯏꯅ ꯆꯠꯈꯤꯕꯗꯨ ꯎꯔꯒ ꯃꯅꯦꯝꯄꯣꯛꯇꯨ ꯃꯉꯣꯟꯗ ꯐꯝꯗꯨꯅ ꯏꯁꯧ ꯂꯥꯡꯗꯨꯅ ꯂꯩꯔꯝꯃꯤ ꯐꯔꯣꯏꯌꯦ ꯃꯁꯤꯒꯤ ꯃꯧꯁꯤꯁꯨ ꯂꯩꯕꯥꯛꯂꯩꯗꯒꯤ ꯃꯥꯅꯕ ꯍꯦꯟꯅ ꯐꯔꯣꯏꯗꯧꯔꯤꯒꯦ ꯃꯄꯥꯝ ꯈꯔ ꯂꯤꯡꯕꯁꯤꯗ ꯑꯩꯉꯣꯟꯗ ꯃꯤ ꯎꯁꯤꯠꯇ꯭ꯔꯤ ꯏꯟꯁꯥꯡ ꯍꯥꯎꯕ ꯆꯥꯕ ꯆꯠꯄ ꯐꯪꯗ꯭ꯔꯦꯅ ꯏꯁꯧ ꯂꯥꯡꯉꯤꯔꯣ ꯃꯃꯥ ꯇꯥꯅꯤꯡꯗꯦ ꯅꯪꯁꯨ ꯁꯥꯎꯔꯤꯉꯩꯁꯤꯗ ꯂꯛꯅꯔꯛ ꯁꯥꯔꯤ ꯑꯄꯥꯏꯄꯣꯅ ꯊꯣꯝꯃꯗꯤꯅꯦ ꯏꯋꯥ ꯏꯄꯨꯔꯣꯏꯕꯒ ꯄꯨꯡꯀꯥꯏ ꯀꯥꯏꯅꯤ ꯃꯃꯥ ꯃꯤ ꯀꯅꯥꯝꯇꯒ ꯂꯩꯇꯕꯁꯤꯗ ꯇꯞꯇꯥꯏ ꯐꯨꯔꯛꯀꯅꯤꯗ ꯆꯠꯂꯣ ꯆꯥꯛ ꯊꯣꯡꯗꯣꯛꯎꯔꯣ ꯑꯣ ꯉꯝꯗ꯭ꯔꯦ ꯅꯪ ꯊꯣꯡꯉꯨꯔꯣ ꯑꯩ ꯍꯨꯏ ꯐꯥꯈꯤꯗꯧꯔꯤꯕꯅꯤ ꯃꯣꯏ ꯂꯩꯇ꯭ꯔꯤꯉꯩꯗ ꯉꯁꯤꯗꯤ ꯍꯨꯏꯁꯤ ꯐꯥꯔꯒꯅꯦ ꯌꯣꯟꯊꯣꯛꯍꯧꯔꯗꯧꯅꯤ
ꯃꯃꯥ ꯅꯪꯅ ꯐꯥꯕ ꯀꯩꯁꯨ ꯉꯝꯂꯣꯏꯅꯦ ꯀꯔꯤꯒꯤ ꯉꯝꯂꯣꯏꯗꯧꯔꯤꯕ ꯌꯦꯡꯉꯣ ꯑꯩ ꯍꯧꯖꯤꯛ ꯐꯥꯒꯦ ꯑꯩꯅ ꯐꯥꯔꯤꯉꯩꯗ ꯅꯪꯅꯅꯦ ꯆꯥꯛ ꯊꯣꯡꯂꯛꯀꯗꯧꯅꯤ ꯃꯁꯤꯒꯤ ꯅꯨꯄꯤꯁꯦ ꯃꯁꯤ ꯉꯥꯏ ꯂꯩꯔꯗꯤ ꯁꯣꯏꯗꯅ ꯆꯔꯥ ꯍꯦꯟꯕ ꯇꯥꯔꯦ ꯑꯗꯨꯅ ꯊꯣꯡꯗꯣꯛꯂꯨꯔꯒꯦ ꯑꯣ ꯑꯥꯗ ꯀꯨꯜꯂꯒ ꯂꯩꯔꯗꯅ ꯀꯨꯇꯨ 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 ꯀꯨꯇꯨꯁꯥ ꯂꯥ 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 ꯃꯁꯤꯕꯨ ꯁꯤꯗꯒꯤ ꯎꯇꯨꯞꯁꯤꯅ ꯀꯨꯜꯂꯤꯉꯩꯁꯤꯗ ꯑꯗꯨꯝ ꯀꯜꯂꯒ ꯍꯥꯠꯂꯁꯤꯔꯅꯦ ꯑꯗꯨꯅꯕꯨ ꯐꯔꯅꯤ ꯍꯣꯏ ꯏꯃꯥ ꯁꯤꯔꯦ ꯁꯤꯔꯦ ꯃꯣꯏ ꯃꯄꯥ ꯏꯁ ꯃꯣꯏ ꯃꯄꯥ ꯑꯌꯣ 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 ꯁꯤꯔꯦ ꯍꯨꯏꯅ ꯆꯤꯌꯦꯅꯦ ꯑꯌꯣ ꯑꯁ ꯑꯌꯥ ꯑꯩꯅ ꯁꯤ ꯊꯣꯛꯀꯅꯤꯁꯦ ꯍꯥꯟꯅꯗꯤ ꯈꯪꯗꯕꯅꯤ ꯑꯩ ꯆꯪꯂꯨꯔꯁꯨ ꯑꯩꯉꯣꯟꯗꯁꯨ ꯆꯤꯛꯂꯛꯇꯣꯏꯅꯤꯅꯦ ꯑꯁ ꯑꯩ ꯁꯤꯔꯦꯗꯅ ꯇꯧꯔꯤꯁꯤꯗꯤ ꯀꯔꯤꯒꯤꯅꯣ ꯃꯣꯏ ꯃꯄꯥꯅ ꯆꯪꯉꯛꯇꯕꯤꯗ ꯑꯗꯨꯗ ꯐꯝꯂꯒ ꯌꯦꯡ ꯂꯩꯔꯤꯗꯨꯕꯣ ꯍꯨꯏꯅ ꯆꯤꯛꯑꯦꯅꯦ ꯑꯩꯉꯣꯟꯗꯁꯨ ꯆꯤꯛꯂꯛꯀꯅꯤꯅ ꯍꯩ ꯍꯨꯏ ꯆꯤꯛꯈ꯭ꯔꯦ ꯂꯥꯛꯑꯣ ꯑꯃꯨꯛꯇ ꯑꯃꯥꯏꯕꯒꯤ ꯃꯅꯥꯛꯇ ꯄꯨꯕꯤꯔꯣ ꯂꯥꯛꯑꯣ ꯑꯁ ꯃꯐꯝ 4-5ꯗ ꯆꯤꯛꯈ꯭ꯔꯦꯃꯤ ꯍꯣꯏ ꯏꯃꯥ ꯑꯁ ꯏ ꯂꯣꯏꯅ ꯊꯣꯛꯑꯦꯃꯤ ꯅꯪ ꯌꯨꯝꯗ ꯂꯩꯔꯝꯃꯨꯁꯦ ꯑꯩ ꯑꯃꯥꯏꯕ ꯀꯧꯔꯨꯒꯦ ꯅꯪ ꯄꯨꯔꯒ ꯆꯠꯄꯗꯣ ꯑꯩ ꯉꯝꯂꯔꯣꯏꯕ ꯈꯔ ꯊꯨꯅ ꯀꯧꯕꯤꯔꯛꯎ ꯑꯩ ꯅꯥꯕꯅ ꯌꯥꯗ꯭ꯔꯕꯅꯤ ꯃꯀꯨꯕꯣꯛꯇꯨꯅ ꯑꯃꯥꯏꯕ ꯀꯧꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤ ꯍꯨꯏꯅ ꯆꯤꯛꯄꯗꯨ ꯂꯥꯌꯦꯡꯗꯨꯅ ꯍꯤꯗꯥꯛ ꯀꯩꯀꯥ ꯄꯤꯊꯛꯂꯝꯂꯒ ꯆꯠꯈ꯭ꯔꯦ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯣꯏꯕꯒ ꯑꯍꯦꯟꯕꯤꯒꯤ ꯃꯄꯥꯝꯒꯤ ꯃꯤ ꯊꯥꯔꯛꯇꯨꯅ ꯑꯍꯦꯟꯕꯤ ꯃꯇꯝ ꯈꯔꯗꯤ ꯑꯥꯗ ꯂꯩꯔꯅꯤ ꯂꯥꯛꯂꯔꯣꯏ ꯍꯥꯏꯅ ꯄꯥꯎ ꯄꯤꯔꯝꯃꯤ ꯆꯌꯣꯜ ꯑꯃꯒꯤ ꯃꯇꯨꯡꯗꯗꯤ ꯃꯅꯦꯝꯄꯣꯛꯇꯨ ꯑꯃꯥꯏꯕꯅ ꯐꯅ ꯂꯥꯌꯦꯡꯂꯕꯁꯨ ꯐꯠꯇ꯭ꯔꯦ ꯑꯗꯨꯅ ꯃꯅꯦꯝꯄꯣꯛꯇꯨ ꯍꯨꯏꯒꯨꯝꯅ ꯉꯥꯎꯗꯨꯅ ꯈꯣꯡꯕ ꯈꯣꯠꯄ ꯃꯤ ꯎꯕ ꯌꯥꯗꯕ ꯁꯤꯛꯇꯧꯒꯤ ꯆꯣꯡꯁꯤꯟꯕ ꯇꯧꯔꯛꯄꯗꯒꯤ ꯃꯥꯏ ꯅꯨꯄꯥꯅ ꯁꯪꯒꯣꯏꯒꯤ ꯀꯥꯆꯤꯟꯗ ꯈꯥꯖꯤꯟꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤꯗꯨ ꯄꯨꯜꯂꯒ ꯊꯝꯂꯝꯃꯤ ꯃꯧꯁꯨ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯇꯧ ꯃꯥꯟꯗ꯭ꯔꯦ ꯑꯗꯨꯅ ꯏꯇꯨ ꯑꯉꯥꯎꯕꯤꯁꯦ ꯑꯩꯅ ꯁꯦꯟꯅꯕꯒꯤ ꯃꯑꯣꯡꯅꯤꯅꯦ ꯃꯁꯤ ꯄꯨꯝꯕ ꯑꯩꯈꯣꯏꯅ ꯇꯧꯖꯔꯨꯕ ꯐꯠꯇꯕꯁꯤꯡ ꯑꯗꯨꯒꯤ ꯂꯥꯏꯅ ꯄꯤꯔꯛꯄ ꯃꯍꯩꯅꯤꯀꯣ ꯃꯥꯅ ꯍꯧꯖꯤꯛ ꯍꯨꯏꯗꯧꯅ ꯉꯥꯎꯗꯨꯅ ꯄꯨꯜꯂꯒ ꯊꯝꯂꯤꯕꯁꯦ ꯏꯃꯧ ꯅꯨꯄꯤ ꯂꯩꯕꯥꯛ ꯂꯩꯅ ꯂꯩꯔꯝꯕ ꯁꯪꯒꯣꯏꯒꯤ ꯀꯥꯆꯤꯟꯗꯨꯅꯦꯕ ꯀꯅꯥꯅꯣ ꯊꯣꯡꯒꯥꯜ ꯆꯪꯉꯩꯁꯤꯅ ꯅꯨꯄꯥ ꯑꯃꯅ ꯁꯤꯕꯨ ꯗꯣꯅꯣꯒꯤ ꯌꯨꯝꯂꯣ ꯃꯥꯅꯤꯅꯦ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯁꯣꯝꯒꯤ ꯏꯆꯥꯅꯨꯄꯥ ꯃꯥꯡꯈꯤꯕꯗꯨ ꯐꯪꯕꯤꯔꯕ꯭ꯔꯥ ꯐꯪꯗ꯭ꯔꯤꯅꯦ ꯏꯕꯨꯡꯉꯣ ꯑꯗꯨꯗꯤ ꯂꯩꯀꯪ ꯄꯥꯠꯇ ꯃꯃꯥꯡꯒꯤ ꯄꯥꯠꯇꯣ ꯑꯗꯨꯗ ꯑꯁꯤꯕ ꯑꯃꯒꯤ ꯍꯛꯆꯥꯡ ꯐꯪꯕ ꯑꯗꯨꯏꯗꯣ ꯁꯣꯝꯒꯤ ꯏꯆꯥꯅꯨꯄꯥꯗꯨꯔꯅ ꯑꯃꯨꯛꯇ ꯌꯦꯡꯕꯤꯔꯣ ꯂꯥꯛꯑꯣ ꯍꯥꯏꯗꯅ ꯀꯧꯕ ꯂꯥꯛꯆꯕꯅꯤ ꯈꯨꯕꯤ ꯅꯥꯝꯃꯁꯨ ꯌꯥꯎꯗ ꯃꯥꯜꯂꯤ ꯑꯁꯤꯕꯗꯣ ꯑꯣꯏ ꯊꯪꯕ ꯈꯨꯠꯀꯤꯔ ꯃꯥꯅꯤꯅꯦ ꯑꯣ ꯁꯣꯏꯗꯅ ꯑꯣꯏꯔꯝꯂꯅꯤ ꯃꯥꯗꯤ ꯏꯔꯣꯏꯕ ꯍꯩꯕꯗꯥꯏꯅꯦ ꯑꯗꯨꯒ ꯏꯁꯤꯡꯗ ꯀꯔꯝꯍꯥꯏꯅ ꯇꯧꯗꯨꯅ ꯁꯤꯔꯝꯂꯤꯕꯅꯣꯅꯦ ꯃꯥ ꯏꯁꯤꯡꯗ ꯇꯥꯔꯒ ꯁꯤꯕ ꯅꯠꯇꯦ ꯃꯤꯅ ꯇꯝꯊꯤꯅ ꯍꯥꯠꯂꯒ ꯏꯁꯤꯡꯗ ꯊꯥꯗꯔꯝꯕ ꯑꯣꯏꯗꯣꯏꯅꯤ ꯑꯗꯨꯗꯤ ꯑꯍꯜꯅ ꯆꯠꯂꯒ ꯑꯃꯨꯛꯇ ꯌꯦꯡꯕꯤꯔꯨꯁꯤ ꯂꯥꯛꯑꯣ ꯂꯝꯁꯤ ꯁꯤꯔꯕꯅꯤ ꯅꯆꯥ ꯅꯨꯄꯥꯗꯣ ꯑꯩꯕꯨ ꯃꯁꯤꯒꯤ ꯅꯨꯄꯥꯁꯦ ꯍꯥꯟꯅ ꯎꯈ꯭ꯔꯒꯨꯝ ꯇꯧꯏꯗ ꯑꯗꯨꯒ ꯃꯥꯅ ꯑꯁꯨꯛ ꯌꯥꯝꯅ ꯍꯔꯥꯎꯅ ꯆꯠꯈ꯭ꯔꯤꯕꯁꯤꯅ ꯀꯔꯤꯒꯤꯅꯣ ꯑꯁꯦꯡꯕꯗꯤ ꯍꯧꯖꯤꯛ ꯂꯥꯛꯂꯝꯂꯤꯕ ꯅꯨꯄꯥꯗꯨ ꯂꯩꯕꯥꯛꯂꯒꯤ ꯃꯕꯨꯡ ꯌꯨꯝꯗꯒꯤ ꯅꯤꯁꯥ ꯆꯥꯏ ꯍꯥꯏꯗꯨꯅ ꯇꯥꯟꯊꯣꯛꯄꯤꯈ꯭ꯔꯕ ꯃꯕꯨꯡꯗꯨꯅꯤ ꯃꯥꯅ ꯃꯥꯡꯂꯦꯝꯖꯥꯎꯕꯨ ꯀꯣꯏꯊꯤ ꯊꯤꯗꯨꯅ ꯃꯆꯟꯅꯨꯄꯤ ꯍꯥꯠꯄꯒꯤ ꯂꯃꯟ ꯈꯨꯝꯗꯨꯅ ꯌꯥꯝ ꯇꯝꯊꯤꯅ ꯍꯥꯠꯂꯒ ꯏꯁꯤꯡꯗ ꯊꯥꯗꯔꯝꯕꯅꯤ ꯊꯥ ꯈꯔ ꯍꯧꯈ꯭ꯔꯦ ꯑꯍꯦꯟꯕꯤ ꯃꯆꯥ ꯑꯅꯤꯗꯨꯒ ꯃꯄꯥꯝꯗ ꯑꯗꯨꯝ ꯂꯩꯈ꯭ꯔꯦ ꯑꯗꯨꯒ ꯃꯅꯦꯝꯄꯣꯛꯇꯤ ꯍꯨꯏꯗꯧꯅ ꯉꯥꯎꯗꯨꯅ ꯄꯨꯜꯂꯒ ꯁꯪꯒꯣꯏꯗ ꯑꯗꯨꯝ ꯊꯝꯗꯨꯅ ꯃꯀꯨꯕꯣꯛꯅ ꯁꯦꯟꯅꯔꯝꯃꯤ ꯑꯗꯨꯕꯨ ꯃꯅꯦꯝꯕꯣꯛꯁꯨ ꯅꯣꯡꯃ ꯄꯨꯜꯂꯤꯕ ꯊꯧꯔꯤꯗꯨꯅ ꯂꯥꯛꯍꯠꯇꯨꯅ ꯁꯤꯗꯨꯅ ꯂꯩꯔꯝꯈꯤ ꯃꯅꯦꯝꯕꯣꯛꯀꯤ ꯐꯤꯕꯝ ꯀꯥꯏꯔꯕ ꯃꯤꯁꯤꯗꯨ ꯎꯔꯨꯕꯗꯒꯤ ꯃꯀꯨꯕꯣꯛꯁꯨ ꯉꯥꯎꯔꯤ ꯐꯩꯔꯤ ꯇꯧꯗꯨꯅ ꯑꯗꯨꯃꯛ ꯂꯩꯈ꯭ꯔꯦ ꯆꯍꯤ ꯈꯔꯒꯤ ꯃꯇꯨꯡꯗꯗꯤ ꯊꯕꯥꯜ ꯂꯩꯁꯥꯕꯤ ꯐꯥꯔꯦ ꯖꯒꯣꯏ ꯏꯁꯩꯗ ꯃꯤꯅ ꯃꯁꯛ ꯈꯪꯕꯤ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯑꯗꯨꯕꯨ ꯉꯁꯤꯁꯨ ꯊꯕꯥꯜꯅ ꯃꯥꯏ ꯄꯥꯛꯄꯒꯤ ꯍꯔꯥꯎꯕ ꯃꯃꯥꯕꯨ ꯅꯤꯡꯁꯤꯡꯗꯨꯅ ꯀꯞꯆꯕꯗꯨ ꯃꯃꯥ ꯂꯩꯕꯥꯛꯂꯒꯤ ꯊꯋꯥꯏꯅ ꯉꯁꯤꯁꯨ ꯎꯗꯨꯅ ꯃꯆꯥꯒꯤ ꯃꯥꯏ ꯄꯥꯛꯄꯗ ꯍꯔꯥꯎꯖꯔꯝꯃꯤ ꯃꯆꯥꯅ ꯀꯞꯄꯗ ꯃꯄꯤ ꯇꯩꯊꯣꯛꯄꯤꯗꯨꯅ ꯃꯆꯥꯅꯨꯄꯤꯕꯨ ꯁꯦꯟꯅꯗꯨꯅ ꯂꯩꯈꯤꯔꯝꯃꯤ ꯃꯃꯥꯡꯉꯩ ꯉꯜꯂꯤꯉꯩ ꯃꯇꯝꯗ ꯈꯨꯜ ꯑꯃꯗ ꯃꯥꯏꯕ ꯁꯥꯕ ꯃꯪꯒꯤꯖꯥꯎ ꯀꯧꯕ ꯑꯍꯜ ꯑꯃ ꯂꯩꯔꯝꯃꯤ ꯃꯍꯥꯛ ꯑꯁꯤ ꯅꯍꯥ ꯑꯣꯏꯔꯤꯉꯩꯗ ꯍꯦꯂꯣꯏꯅ ꯆꯦꯜꯂꯣꯏ ꯍꯥꯏꯅꯁꯨ ꯈꯨꯟꯖꯥ ꯃꯤꯌꯥꯝꯅ ꯏꯇꯠ ꯇꯠꯇꯅ ꯑꯗꯨꯃꯛ ꯉꯥꯡꯅꯕ ꯃꯤꯁꯛꯅꯤ ꯑꯗꯨꯃꯛꯄꯨ ꯃꯍꯥꯛꯀꯤ ꯃꯆꯤꯟꯗꯒꯤꯗꯤ ꯃꯗꯨ ꯑꯁꯦꯡꯕꯅꯤ ꯁꯦꯡꯗꯕꯅꯤ ꯍꯥꯏꯅꯗꯤ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗꯦ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯇ ꯃꯥꯏꯕ ꯁꯥꯕ ꯃꯪꯒꯤꯖꯥꯎꯅ ꯊꯪꯅꯕ ꯈꯨꯜꯗ ꯂꯥꯏ ꯆꯥꯛꯂꯣꯡ ꯀꯠꯄꯅꯤ ꯍꯥꯏꯕꯒꯤ ꯂꯥꯏꯒꯤ ꯊꯧꯒꯜ ꯆꯪꯅꯕ ꯍꯥꯊꯨ ꯍꯥꯊꯨ ꯂꯣꯏꯁꯤꯟꯗꯨꯅ ꯂꯥꯛꯄꯒꯤ ꯂꯝꯕꯤꯗꯨꯗ ꯃꯈꯣꯏꯒꯤ ꯈꯨꯜꯗꯨꯒꯤ ꯂꯥꯏꯇꯤꯟ ꯀꯌꯥ ꯊꯥꯖꯗꯕ ꯄꯥꯈꯪ ꯑꯃꯒ ꯍꯦꯛ ꯃꯥꯌꯣꯛꯅꯔꯝꯃꯤ ꯈꯨꯔꯥ ꯑꯉꯟꯕ ꯑꯌꯨꯛꯁꯤꯗ ꯀꯩꯅꯣ ꯈꯨꯗꯩ ꯃꯇꯠꯇꯨꯒ ꯏꯪꯕꯒ ꯑꯝꯇ ꯐꯥꯎꯗ꯭ꯔꯕꯣ ꯏꯕꯣ ꯏꯪꯕꯒ ꯑꯝꯇ ꯆꯪꯗ꯭ꯔꯦꯗ ꯑꯩꯁꯤ ꯈꯨꯔꯥꯗ ꯋꯥ ꯑꯃ ꯊꯪꯖꯒꯦ ꯇꯧꯕꯅꯤ ꯑꯗꯨꯕꯨ ꯃꯇꯥꯡ ꯏꯆꯥ ꯆꯥꯗꯕ ꯑꯗꯣ ꯉꯁꯤ ꯊꯦꯡꯅꯔꯤꯉꯩꯁꯤꯗ ꯍꯦꯛꯇ ꯉꯧꯔꯒꯦ
Kari wanone nang na khangning liba ba? Atay na tide kura. Awang lokon gi maton ithang thang mapung do. Madu heloi gi yaka pung ni haiduna kanamta na sangsiya de. Madu gi matang da khangning tawbanita. Mangi zaw thozona heloi gi yaka pung adu hek palakpada wadi haida mana thokpa tarang amada tawduna nokfe tawduna adumak laikirami. Thozo mangi zaw gi matawdu ubada makokto hotlaga. Koino ni masigi halsisu thaina maduda sanglubadagi heloi na selui hainabani. Aidi mi na pangai hainabaduda phagi oirabu ningloi adubu asing oiraza. Masina nokfe nokfe tawrise. Heloi atomido ningsing nakpui oiramdana ba. Kura o kura kari wakhal khalibano asi haiduna thozona mangi zawgi masadu khangnomnom lammi. Matamduda mangi zawsu wakhal laktuna. Ha ibungo kai haibano. O kurabu kari wakhal khanbiribano haiba. Nangna yaka pung palakpaduda aidi thainigi wari khara ningsing laklibani dana. As kura sisu waridi nungairine. Ai nangna khangpo nate. Thaina nang kura hoisu matam amadadi lairembisingna phawba koitan tanaramlibani. Ado waige nangna ngasi hariba mafamdo yamna sathiba mafamni. Mafam adudabu sangluragane nang soidre akhoi mayamna senkiba hek sanglurabada. Hira adugidi kura aisu lai taliba nupani. Aduna moina ingonda kashi tawba ngamloida. Mangi zaw thozogi wadu tabada mamittu kitang suksilaga thozogi koktagi naton phawba munna yengdu leirami. Thozo adumna munna yengsilakpaduda hainadana. Kurao kakli yeng. Hey nangna lai tali habaduda nangse kayamna tikna yailegi yenglimine. Kuragise aina lai tali haise phagi orubu khaline phare. Ai asem warido hekta lirage. Yare madugi warido nongmuliro. Ai ngasigidi theng. Aina idu kawgunuko ai sale. Asi haiduna mangi zaw taha thengla haiduna chatkirami. Adumakpu thozodi mangi zaw hairamlibadu itha thazabadi ngamlamdi aduna masinda tapna. Miyamna hainaribasi kanana khangba asengba oiramdabaso. Aduna mafamdo changdadi sanglaga yenglurage. Asi khana thozo isai matek ama ngangduna mayumlomda hankirami. Thozo na mayumda hanjilakpa matamda mamaibe matombidu isaw langduna lairibadu madu tabada thozo khawdemduna. Ima nangbu nonghek nganbadagi numit taba phawbase kongol karikhe ngangbu suklep leptabasibu nasadu wadabro. Hai napa thangdaba aina nganglibase nungaidana ngangba malurabro ha. Nungaibagi natradi kari nganglibo. Asi hatlageda ai asida hatlageda. Asi haiduna tombi manakta tariba ukaktu lawkhatlaga masanupada thomki tawrami. Madubada thozodu pakhatpa saduna imungda nokhi sensinkirami. Matamdu tombi ukaktu lebakta pop launa thadaduna. Aibu masibu karamna ngangnagadabno khangdrene tawrise. Nonghe nganbadagi numit ama tabase khada muksat wangda muksat tawduna matamse adom hek loihenba ngamiyaba. Thozo mamana nganglibudu tabada imungdagi khonjal kalapna. Oina khada wangda muksat tawrise lairembi thirine ma. Hai taningdeko wari lairikta duk yawbugi wani lairembibu matu oini kaina khanjaba sarine oiroi paroidabada. Ahoibani oidabani habado khangdo kuidramni. Hai wathi tawnuko adugi saruk manigi tomsa hoina thabak supa chalibase nangsu yawba yadro ha. Adumba thabak tudi nasai khoina tawba hongna dedeima nasanupadi lairembigi nupa oidorini. Oh aigi isase ngawa hurabra karino. Asi haiduna tombi masanupasi maiba maibi tana hobuna phadoira haina khalami. Asomda thozosu mamaibi maga ngihak laungaramlaga mana thokpa nungaiba manglan amada tawduna leirami. Numit adugi numit chap yunglakpa matamduda mayamna heloi thoi haiba pungaduda heloi taret masi manaudu noktuna lai amagi mayumda singju sanadu leirami. Heloi amana aikhoya tomina suba singju sidiko morok sari tawragane asidagi hen hawbase imana pokpadi sadriko. Heloi pharakna yare ko ise yai taba yabu wanga. Heloi atombina
Kaino, iseton haisibo, aina suba singjusi chaba yadre hairo. Adu haiba nateda, aina haibadi, aikhoi taret sidi, laningdo sorarena, chapu ahingbadagi, laije singna mitam laudu semkhibani. Aduga, isi yaina, imana pokpudi kaina haibaduda, haibai wani. Hello yaimana, ima sabi, hainu tareng sidi. Aina haidi, yamna haubaduda, taibang mina hainabadu maina haibani kaino. Ho do, aikhoi di, taibang misu natana. Parak tabi, parak, kaigino, nangna, aina haibuada, asyam yetningise, ha? Kariya, aibu parak tabi kaina, isi ni parak taridi. Kariya, aibu parak tai kaina. Masya, masamni poidat paswaire kwa. Isi yaina, aigi samsi poiraga, aidi, tuminna ko ishadan lairani ba. Koyum lai koigi lonjatka, taibang migi mirolga, kenai khanglamaktada. Taibang migi matau tamna taurito, parak tabai nadra. Masya, ingode yam haudori se masya. Asya haiduna helo yai madu manau nupi parak tugi masamdu hekta lamki. Adudagidi heloi parak adusu masya yai magi masamdu hekta lamlak lami. Adudagidi makoini na masam poinarakpadu ubada atay mga dudi karisu haida. Singju yauriba mana tapay katlaga nagalamda laytoklaga makoy isapam tokpo sahadun layrami. Anidu ngak masam poinaraba tungda waduna helo yai mana. Wari, koksi su naba na loire. Parak tabi, ibani, sampoy na rin ito isya, tuosi. Isiyay na poirak paurak mani. Aduna, isiyay na natado, adu ay di, ay su tado ki. Kaino da, nang natado. Ngamoy, pare, adu di, masing ahong gitung da niya, tadok na si. Asiyay na makoy anido, ama ani ahum hay na hek, hay baloy baga, ama na magimasamdo, hinaka na poy silami. Hello, yay mana. Nang bahuzikta, ahum haibada thadok na sina haigibadai aduga kaigino thadok tabida hena kana phoireise adudi isi sukarigi thadok tabida hena kana phoireiba ani dugi mataududa atei makoi mari dudi wadi haida makoi di yengduna noklaga leirami adubu machi ahadudi onthokpane haibagum mangakto hairaga nokladuna hai yaima pharak takoi nibu khara khanardi yare kaidauge ekoi phauba singju mayom sima chaba loire ha kari haiba aina wana singju zaninge haidana litkraba hanubi tamubidagi tausinadana purakliba singjuda yaton phauba phajana tangba phangautre mase nang thokhaliba natraba heloi pharaktuna kari adumaina aingon loi tasilakanu ko isiyai koksinar thadoknarasi ya aigi singju mayo mahanane piu adu natrabadi sukta thadoi kaino nangna aigi samje phoida leiraga aina kadai singju mayam lorudoino si thadoba sukta thadoi haisine idi asi haidun helo yai madu manau nupina thadoknarasi hairabasu sumya yaramde masi yai magi sakri muna khanglabi atombi tuna tapna isi yai na pamjaba singju to tu sida leiri karai asi haiduna helo yai madu harauna manau nupi pharaki masamdu thadoktuna manau nupi atombina makhutiliba domda yenglaklami matamduda santhi mapak ama tadun leiribudu urami madu ubada helo yai madu pipi kamduna atombi nangisi engona matoinara ha nachadi isi yai tu adugi tungda komprekhra hauribado adu ye helo ahalna yare yai ma nangi singju do isi horen soidana puraklagi helo pharakna isia aisu paknam chaningi aigisu paknam pubirawu ko hoi hai ado nakoi ninya nasam na singdo amta thaduso natrabadi morok pairaga nasam phoinari do loina ken batare masi ahalgi wadu tabada masi manau anidu ngihak muna yengnaraga heloi pharakna as kaubu kauthore samse loina ken batare heloi yai mana sangbai manana chinghi lumda luzari bu samse loina ken batare lao pharak tabi koksi thatusi hoi isi yai lao asi haiduna hello yai mag heloi pharakadu makok thadokpani haina hu thadana sen khirami machiani gi mataudu ubada manau maridu masing khumduna noklaga lehaurami heloi ahalna yari nakhoi marisu heloi atombina ichem hal aikhoisu singjungi haksaduna leipungsida lai khundinarabanina magi apaw mai geida amu koithoknarubana pharoitra heloi ahalna hoi noi sunya chaning mafamda chacharusu chalo
ꯃꯆꯦ ꯃꯍꯜꯒꯤ ꯌꯥꯊꯪ ꯐꯪꯂꯕꯗ ꯃꯈꯣꯏ ꯃꯔꯤꯗꯨ ꯃꯥꯅ ꯆꯠꯅꯤꯡꯕ ꯃꯥꯏꯀꯩꯗ ꯆꯠꯅꯈꯤꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯆꯞ ꯌꯨꯡꯂꯛꯄꯒꯤ ꯈꯔ ꯂꯩꯊꯔꯛꯄ ꯃꯇꯝꯗꯨꯗ ꯊꯣꯖꯣꯗꯨ ꯑꯉꯥꯡ ꯑꯅꯤ ꯑꯍꯨꯝꯒ ꯂꯣꯏꯅꯅ ꯈꯨꯜꯒꯤ ꯂꯝꯄꯥꯛ ꯑꯆꯧꯕꯗꯨꯗ ꯇꯥꯟꯅꯕꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯉꯥꯡ ꯑꯃꯅ "ꯇꯥ ꯊꯣꯖꯣ ꯀꯩꯅꯣ ꯊꯦꯝꯕꯨ ꯀꯔꯤ ꯍꯥꯏꯅꯤꯡꯒꯦ? ꯇꯥꯟꯅꯕꯤ ꯁꯥꯟꯅꯕꯁꯦ ꯋꯥꯔꯦ, ꯀꯦꯀꯨ ꯂꯣꯠꯄ ꯑꯣꯏꯅ ꯁꯥꯟꯅꯁꯤ." ꯊꯣꯖꯣ ꯑꯇꯩ ꯑꯉꯥꯡꯁꯤꯡꯗ ꯑꯣꯟꯁꯤꯜꯂꯒ "ꯊꯦꯝꯕꯨꯡꯅ ꯍꯥꯏꯁꯤꯕꯨ ꯅꯣꯏꯁꯨ ꯌꯥꯅꯔꯕꯣ?" "ꯍꯣꯏ ꯌꯥꯏꯌꯦ, ꯐꯔꯦ ꯑꯗꯨꯏꯗꯤ ꯀꯦꯀꯨ ꯂꯣꯠꯄꯤ ꯑꯣꯏꯅ ꯁꯥꯟꯅꯔꯁꯤ." ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯖꯣ ꯑꯉꯥꯡꯁꯤꯡꯗꯨꯒ ꯂꯣꯏꯅꯅ ꯀꯦꯀꯨ ꯂꯣꯠꯄꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯁꯨꯝ ꯁꯥꯟꯅꯔꯝꯕꯗꯒꯤ ꯊꯣꯖꯣꯅ ꯃꯥꯡꯕꯒꯤ ꯃꯇꯥꯡ ꯑꯣꯏꯗꯨꯅ ꯊꯣꯖꯣ ꯃꯃꯤꯠ ꯎꯏꯁꯤꯜꯂꯒ ꯑꯃ ꯑꯅꯤ ꯃꯁꯤꯡ ꯊꯤꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯑꯉꯥꯡ ꯑꯃꯅ ꯈꯣꯟꯖꯦꯜ ꯀꯜꯂꯞꯅ "ꯇꯥ ꯊꯣꯖꯣ ꯃꯁꯤꯡ ꯊꯤꯕ ꯂꯦꯞꯄꯣ ꯌꯥꯔꯦ, ꯑꯩ ꯊꯤꯔꯛꯑꯣ." ꯑꯉꯥꯡ ꯑꯗꯨꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯁꯤꯡ ꯊꯤꯔꯝꯕꯗꯨ ꯂꯦꯞꯂꯒ ꯅꯣꯛꯂꯒ "ꯑꯗꯨ ꯑꯣꯏꯗꯤ ꯑꯩ ꯅꯣꯏ ꯊꯤꯔꯒꯦꯀꯣ." ꯊꯣꯖꯣ ꯅꯣꯛꯇꯅ ꯃꯣꯡꯁꯣꯡ ꯂꯩꯔꯤꯕꯁꯤꯡꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ "ꯊꯦꯝꯕꯨꯡ ꯑꯩ ꯈꯪꯉꯦꯀꯣ, ꯅꯣꯏꯁꯤꯗ ꯂꯩ ꯍꯥꯏꯕ." ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯖꯣ ꯃꯣꯡꯁꯣꯡ ꯃꯔꯛ ꯑꯗꯨꯗ ꯆꯪꯁꯤꯜꯂꯛꯄꯗ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤꯅ "ꯌꯥ ꯏꯃꯥꯏ, ꯀꯅꯥꯅꯣꯍꯦ?" "ꯃꯗꯨꯅꯤ ꯑꯩꯅ ꯅꯪꯉꯣꯟꯗ ꯍꯪꯅꯤꯡꯂꯤꯕꯁꯦ, ꯂꯩꯁꯥꯕꯤ ꯅꯪꯅ ꯏꯐ ꯐꯖꯈꯩ ꯃꯣꯡꯁꯣꯡ ꯃꯔꯛꯁꯤꯗ ꯀꯩꯗꯧꯔꯤꯅꯣ ꯍꯥ?" "ꯍꯩ ꯄꯥꯈꯪ ꯁꯛꯍꯦꯟꯕ ꯑꯩꯁꯦ ꯍꯦꯂꯣꯏꯅꯤ꯫ ꯅꯥꯔꯛ ꯃꯣꯡꯁꯣꯡ ꯍꯥꯏꯁꯦ ꯑꯩꯈꯣꯏꯒꯤ ꯂꯩꯐꯝꯅꯤ, ꯑꯗꯨꯅ ꯃꯣꯡꯁꯣꯡ ꯃꯔꯛꯁꯤ ꯂꯩꯕ ꯍꯥꯏꯁꯦ ꯑꯩꯒꯤ ꯏꯊꯧꯅꯤ." ꯀꯩꯕ ꯂꯩꯁꯥꯕꯤ, ꯑꯁꯨꯛ ꯐꯖꯕꯤ ꯅꯪꯕꯨ ꯍꯦꯂꯣꯏꯅꯤ ꯍꯥꯏꯕ? "ꯍꯣꯏꯃ, ꯑꯩꯅ ꯍꯥꯏꯗ꯭ꯔꯣ ꯑꯩꯗꯤ ꯂꯥꯏꯔꯦꯝꯕꯤ ꯂꯧꯅꯤ ꯍꯥꯏꯗꯅ꯫ ꯉꯁꯤꯗꯤ ꯅꯆꯥ ꯂꯥꯏꯔꯦꯝꯕꯤ ꯊꯦꯡꯅꯔꯦ꯫ ꯀꯩꯅꯣ ꯃꯁꯤ ꯅꯨꯄꯥꯁꯤꯕꯣ, ꯍꯦꯂꯣꯏ ꯊꯦꯡꯅꯩ ꯀꯥꯏꯅꯒ ꯀꯤꯕꯒꯤ ꯃꯍꯨꯠ ꯑꯁꯨꯛ ꯌꯥꯝ ꯍꯔꯥꯎꯔꯤꯕꯁꯤꯕꯣ?" ꯑꯁꯤ ꯈꯟꯅ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤꯗꯨꯗꯤ ꯉꯛꯅ ꯊꯣꯖꯣꯗ ꯌꯦꯡꯂꯒ ꯋꯥꯈꯜ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯊꯣꯖꯣꯗꯤ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤꯗꯨ ꯂꯥꯏꯅꯤ ꯍꯥꯏꯕ ꯊꯥꯖꯔꯝꯗꯦ꯫ "ꯂꯩꯁꯥꯕꯤ, ꯅꯪꯅ ꯀꯤꯅꯕ ꯍꯥꯏꯗꯣ ꯑꯇꯣꯞꯄꯗ ꯍꯥꯏꯔꯗꯤ ꯁꯣꯏꯗꯅ ꯀꯤꯈꯤꯕ ꯌꯥꯏ, ꯑꯗꯨꯕꯨ ꯅꯕꯨꯡꯗꯤ ꯀꯤꯕꯤꯗꯧ ꯅꯠꯇꯦ꯫ ꯆꯠꯂꯣ ꯅꯌꯨꯝꯗ ꯄꯣꯊꯥꯔꯣ." "ꯃꯁꯤ ꯅꯨꯄꯥꯁꯤꯕꯨ ꯃꯁꯥꯗ ꯑꯀꯤ ꯈꯪꯒ ꯑꯃꯠꯇ ꯐꯥꯎꯗꯕ ꯆꯥꯂꯣ ꯇꯧꯔꯤꯁꯤꯕꯣ, ꯀꯩꯅꯣ ꯃꯁꯤꯕꯣ?" ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤꯗꯨ ꯃꯁꯤꯅ ꯇꯞꯅ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯊꯣꯖꯣꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯂꯩꯔꯝꯃꯤ꯫ ꯃꯥꯅ ꯑꯗꯨꯝꯅ ꯂꯦꯞꯂꯒ ꯂꯩꯕꯗꯨꯗ ꯊꯣꯖꯣ ꯈꯣꯟꯖꯦꯜ ꯀꯜꯂꯞꯅ "ꯍꯩ, ꯑꯩꯅ ꯆꯠꯂꯣꯏꯗꯤ ꯆꯠꯄ ꯌꯥꯗ꯭ꯔꯣ ꯍꯥ?" "ꯍꯣꯏ ꯆꯠꯂꯒꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤꯗꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯑꯐꯤꯡ ꯑꯐꯥꯏ ꯑꯣꯏꯅ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯊꯣꯖꯣ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤꯗꯨꯅ ꯆꯠꯈ꯭ꯔꯕꯗ ꯅꯣꯛꯐꯦ ꯇꯧꯗꯨꯅ "ꯑꯁ, ꯍꯧꯖꯤꯛꯀꯥꯟꯒꯤ ꯂꯩꯁꯥꯕꯤꯁꯤꯡꯁꯦ ꯃꯇꯥ ꯑꯃ ꯑꯣꯏꯅ ꯇꯧꯔꯦ, ꯃꯁꯥ ꯃꯇꯣꯝꯇꯒ ꯍꯦꯂꯣꯏꯅꯤ ꯀꯥꯏꯅ ꯍꯥꯏꯖꯔꯤ ꯇꯧꯔꯤꯁꯦ." ꯇꯥꯟꯖꯥꯗꯨꯗ ꯑꯉꯥꯡ ꯑꯃꯅ ꯈꯣꯟꯖꯦꯜ ꯀꯜꯂꯞꯅ ꯇꯥ ꯊꯣꯖꯣ ꯑꯩꯈꯣꯏ ꯊꯤꯔꯣ ꯍꯥꯏꯔꯒ ꯀꯩꯗꯧ ꯂꯩꯔꯒꯦ? ꯂꯥꯛꯑꯦ ꯑꯩ ꯊꯤꯔꯒꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯖꯣ ꯑꯉꯥꯡꯁꯤꯡꯗꯨ ꯑꯃꯨꯛ ꯊꯤꯈꯤꯔꯝꯃꯤ꯫ ꯑꯁꯣꯝꯗꯅ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤꯗꯨ ꯎꯈꯣꯡ ꯑꯃꯒꯤ ꯃꯔꯨꯝꯗ ꯊꯣꯖꯣꯅ ꯇꯧꯔꯤꯕꯗꯨ ꯃꯨꯟꯅ ꯌꯦꯡꯗꯨꯅ "ꯃꯁꯤ ꯅꯨꯄꯥꯁꯤꯗꯤ ꯄꯨꯔꯥ ꯃꯇꯥ ꯑꯃꯅꯤ, ꯃꯁꯥꯁꯦ ꯑꯀꯤ ꯈꯪꯒ ꯑꯃꯠꯇ ꯍꯦꯛ ꯌꯥꯎꯗ ꯃꯥꯜꯂꯤ꯫ ꯍꯦꯂꯣꯏ ꯑꯩ ꯐꯥꯎꯕ ꯃꯥꯅ ꯈꯪꯂꯥꯎ ꯂꯥꯎꯔꯛꯄꯗꯨꯗ ꯈꯪꯄ꯭ꯔꯦꯛꯄꯨ ꯈꯪꯂꯨꯔꯦ꯫ ꯑꯩꯁꯦ ꯁꯨꯝ ꯃꯁꯤꯒꯤ ꯅꯨꯄꯥꯁꯤꯗ ꯄꯥꯝꯁꯤꯜꯂꯛꯇꯧꯔꯦ ꯍꯥꯏꯕꯅꯤ." ꯑꯁꯤ ꯈꯟꯅ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤꯗꯨ ꯅꯣꯛꯐꯦ ꯇꯧꯗꯨꯅ ꯊꯣꯖꯣꯅ ꯑꯉꯥꯡꯁꯤꯡꯒ ꯁꯥꯟꯅꯔꯤꯕꯗꯨ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯊꯣꯖꯣꯁꯨ ꯑꯉꯥꯡꯁꯤꯡꯒ ꯉꯥꯏꯍꯥꯛ ꯁꯥꯟꯅꯔꯕ ꯇꯨꯡꯗ ꯅꯨꯃꯤꯠꯁꯨ ꯈꯔ ꯂꯩꯊꯔꯛꯄꯗꯨꯗ ꯊꯣꯖꯣ ꯑꯉꯥꯡꯁꯤꯡꯗꯨ ꯑꯣꯟꯁꯤꯜꯂꯒ "ꯍꯩ ꯑꯉꯥꯡꯁꯥ, ꯉꯁꯤꯒꯤꯗꯤ ꯅꯌꯥꯝꯕ ꯁ꯭ꯋꯥꯏꯗ ꯇꯣꯛꯑꯒꯦ, ꯑꯩ ꯊꯕꯛ ꯂꯩꯔꯦ." ꯊꯦꯝꯕꯨꯡꯅ "ꯇꯥ ꯊꯣꯖꯣ, ꯑꯩꯈꯣꯏꯒ ꯁꯥꯟꯅꯕ ꯅꯠꯇꯕ ꯀꯔꯤ ꯑꯔꯨꯕ ꯊꯕꯛꯅꯣ?" ꯂꯩ ꯅꯣꯏꯗ ꯍꯥꯏꯕ ꯌꯥꯗꯦ, ꯑꯩ ꯆꯠꯂꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯖꯣ ꯑꯉꯥꯡꯁꯤꯡꯗꯨꯗ ꯃꯥ ꯆꯠꯂꯦ ꯍꯥꯏꯅ ꯃꯈꯨꯠ ꯍꯥꯏꯔꯝꯂꯒ ꯂꯧꯕꯨꯛ ꯂꯣꯝꯗ ꯆꯠꯈꯤꯔꯝꯃꯤ꯫ ꯊꯣꯖꯣ ꯑꯁꯨꯝ ꯂꯥꯛꯄꯅ ꯂꯧꯕꯨꯛ ꯃꯇꯣꯟꯒꯤ ꯃꯌꯥꯝꯅ ꯆꯪꯅꯕ ꯇꯟꯕ ꯍꯦꯂꯣꯏ ꯇꯔꯦꯠꯀꯤ ꯌꯥꯀꯥꯄꯨꯡ ꯑꯣꯏꯔꯤꯕ ꯄꯨꯡꯗꯨ ꯇꯝꯅ ꯆꯪꯁꯤꯟꯒꯦ ꯇꯧꯔꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯊꯣꯖꯣ ꯆꯔꯣꯠ ꯍꯥꯄꯨꯡ ꯍꯧꯔꯤꯕꯗꯨꯒꯤ ꯃꯅꯥꯛꯇ ꯂꯨꯝꯕꯣꯏ ꯂꯥꯛꯄꯣꯏ ꯍꯥꯏꯐꯦꯠ ꯇꯧꯗꯨꯅ ꯂꯦꯞꯂꯒ ꯑꯩꯕꯨ ꯍꯦꯛꯇ ꯆꯪꯁꯤꯜꯂꯁꯤꯔꯅꯦ? ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯖꯣꯗꯨ ꯋꯥꯈꯜ ꯇꯧꯗꯨꯅ ꯂꯦꯞꯂꯤꯉꯩꯗ ꯃꯥꯒꯤ ꯇꯨꯡꯗꯒꯤ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤꯗꯨꯅ ꯇꯞꯂꯤꯅ "ꯅꯪꯕꯨ ꯑꯁꯤꯗ ꯀꯩꯗꯧꯕ ꯆꯪꯉꯦ ꯍꯥꯏꯅꯣꯅꯦ?" ꯊꯣꯖꯣ ꯏꯊꯥ ꯊꯥꯖꯗꯅ ꯑꯗꯨꯝꯅ ꯋꯥ ꯍꯥꯏꯔꯛꯄꯗꯨꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯃꯃꯥꯏ ꯂꯩꯊꯣꯔꯛꯄꯗ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤꯗꯨ ꯂꯦꯞꯂꯒ ꯂꯩꯔꯝꯕꯗꯨꯗ ꯃꯆꯥꯗꯨ ꯇꯞꯅ ꯐꯥꯊꯖꯔꯒ "ꯅꯪꯗꯤ ꯃꯐꯝꯁꯤꯗ ꯀꯃꯥꯏꯅ? ꯉꯥꯏꯈꯣ, ꯉꯁꯥꯏꯗꯒꯤ ꯑꯩꯒꯤ ꯇꯨꯡ ꯏꯟꯅꯔꯤꯔꯣ? ꯉꯥꯏꯈꯣꯅꯦ, ꯑꯁꯤꯗ ꯆꯪꯕ ꯄꯥꯝꯃꯤꯁꯤꯕꯨ ꯀꯩꯒꯤꯅꯣ?" "ꯍꯥꯏꯗꯣꯛꯄ ꯌꯥꯗꯦ, ꯂꯥꯛꯑꯣ, ꯑꯁꯦ ꯂꯥꯏ ꯊꯣꯛꯑꯦ ꯍꯥꯏꯕꯅꯤ, ꯀꯨꯏꯅ ꯂꯩꯒꯨꯝꯁꯤ, ꯂꯥꯛꯑꯣ." ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯖꯣ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤꯗꯨꯒꯤ ꯈꯨꯗꯥꯡꯗꯨ ꯄꯥꯏꯔꯒ ꯆꯤꯡꯒꯦ ꯇꯧꯔꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤꯗꯨꯅ ꯅꯣꯛꯃꯤ "ꯅꯪꯅ ꯁꯤꯗ ꯂꯥꯛꯏꯁꯦ
ꯌꯥꯝꯅ ꯂꯨꯕ ꯃꯥꯜꯂꯤ ꯑꯩ ꯁ꯭ꯋꯥꯏꯗ ꯑꯗꯨꯝ ꯉꯥꯏꯒꯦ ꯅꯪꯅ ꯆꯪꯗꯧꯕꯗꯣ ꯆꯪꯂꯨꯔꯣ ꯌꯥꯔꯦ ꯑꯩ ꯀꯣꯟ ꯂꯥꯛꯆꯔꯒꯦ ꯅꯪ ꯑꯃꯨꯛ ꯂꯥꯏꯇꯟ ꯑꯣꯡꯅꯗꯅ ꯇꯧꯔꯗꯤꯅꯦ ꯅꯌꯨꯝꯒꯤ ꯃꯤꯈꯩꯅ ꯄꯥꯈꯠꯅꯔꯅꯤꯕ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯖꯣ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤꯗꯨꯅ ꯋꯥ ꯃꯈꯥ ꯇꯥꯕ ꯅꯪꯗ ꯅꯝꯗꯅ ꯆꯤꯡꯅꯒ ꯄꯨꯊꯣꯔꯛꯂꯝꯃꯤ ꯃꯇꯝꯗꯨꯗ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤꯗꯨꯗꯤ ꯊꯣꯖꯣꯒꯤ ꯁꯝꯖꯕ ꯑꯃꯗꯤ ꯑꯇꯣꯞꯄꯒꯤ ꯐꯅꯕ ꯈꯟꯖꯕ ꯃꯇꯧꯗꯨꯗ ꯄꯨꯡꯉꯥꯎ ꯉꯥꯎꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯑꯗꯨꯃꯛꯅ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤꯗꯨ ꯊꯣꯖꯣꯅ ꯆꯤꯡꯂꯤꯕꯗꯨꯗ ꯀꯔꯤ ꯁ꯭ꯋꯥꯏꯗ ꯑꯗꯨꯃꯛ ꯏꯟꯅꯗꯨꯅ ꯂꯥꯛꯂꯝꯃꯤ ꯑꯁꯨꯝꯅ ꯁꯨꯝ ꯂꯥꯛꯄꯅ ꯈꯨꯜꯒꯤ ꯂꯝꯄꯥꯛ ꯌꯧꯔꯕꯗ ꯊꯣꯖꯣ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤꯗꯨꯒꯤ ꯈꯨꯗꯥꯡꯗꯨ ꯈꯪꯊꯥ ꯊꯥꯗꯣꯔꯛꯇꯨꯅ ꯃꯇꯝꯁꯤ ꯊꯦꯡꯖꯤꯜꯂꯛꯂꯦ ꯅꯌꯨꯝꯒꯤ ꯃꯤꯈꯩꯅ ꯅꯪꯕꯨ ꯍꯟꯖꯤꯜꯂꯛꯇ꯭ꯔꯦ ꯍꯥꯏꯅꯅꯦ ꯄꯥꯈꯠꯅꯔꯝꯃꯅꯤ ꯆꯠꯂꯣ ꯅꯌꯨꯝꯗ ꯍꯟꯖꯤꯜꯂꯣ ꯑꯗꯣ ꯍꯌꯦꯡꯁꯨ ꯂꯝꯄꯥꯛꯁꯤꯗ ꯑꯗꯨꯝ ꯂꯥꯛꯇꯣꯏꯔꯣ ꯀꯩꯒꯤꯅꯣ ꯑꯗꯨ ꯍꯪꯉꯤꯕꯣ ꯀꯩꯁꯨ ꯇꯧꯗꯦ ꯆꯠꯂꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤꯗꯨ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯆꯦꯟꯈꯤꯔꯝꯃꯤ ꯃꯇꯝꯗꯨꯗ ꯊꯣꯖꯣꯁꯨ ꯃꯁꯤꯟ ꯈꯖꯤꯛ ꯂꯦꯡꯂꯒ ꯀꯥꯟꯅꯗꯦ ꯑꯩꯁꯨ ꯊꯦꯡꯉꯤ ꯌꯨꯝꯗ ꯍꯟꯖꯤꯟꯅꯕ ꯇꯧꯔꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯖꯣꯗꯨ ꯀꯔꯤꯁꯨ ꯊꯣꯏꯅ ꯈꯟꯖꯤꯟꯗ ꯑꯁꯨꯝ ꯂꯥꯛꯄꯅ ꯑꯃꯥꯏꯕ ꯁꯥꯕ ꯃꯪꯒꯤꯖꯥꯎꯗꯨ ꯌꯨ ꯉꯥꯎꯔꯤ ꯉꯥꯎꯔꯤ ꯍꯥꯏꯔꯪ ꯍꯥꯏꯔꯪ ꯇꯧꯗꯨꯅ ꯂꯥꯛꯄꯗꯨ ꯊꯦꯡꯅꯔꯝꯃꯤ ꯃꯗꯨ ꯎꯕꯗ ꯏꯉꯛꯉꯛꯅ ꯀꯩꯅꯣꯅꯦ ꯃꯁꯤꯒꯤ ꯑꯃꯥꯏꯕ ꯁꯥꯕꯁꯤꯅ ꯇꯧꯔꯛꯏꯁꯤꯅ ꯂꯥꯏꯒꯤ ꯊꯧꯒꯜ ꯆꯪꯉꯤ ꯑꯃꯥꯡꯁꯤ ꯌꯥꯝ ꯈꯥꯏꯗꯥꯏꯅꯦ ꯃꯥꯕꯣ ꯀꯩꯅꯣ ꯑꯗꯨꯒ ꯉꯁꯤ ꯇꯧꯔꯛꯏ ꯃꯇꯧꯁꯤꯅ ꯀꯥꯟꯅꯗꯦ ꯃꯅꯥꯛ ꯆꯪꯂꯒ ꯍꯦꯛ ꯊꯥꯡꯉꯨꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯖꯣ ꯃꯪꯒꯤꯖꯥꯎꯒꯤ ꯃꯅꯥꯛꯇ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯛꯂꯝꯃꯤ ꯃꯇꯝꯗꯨꯗ ꯃꯪꯒꯤꯖꯥꯎꯁꯨ ꯊꯣꯖꯣ ꯂꯥꯛꯄꯗ ꯎꯔꯗꯨꯅ ꯃꯈꯨꯠ ꯃꯁꯥꯗꯨ ꯉꯝꯕꯣꯏ ꯉꯝꯗꯕꯣꯏ ꯍꯥꯏꯔꯗꯨꯅ ꯉꯥꯎꯔꯤ ꯉꯥꯎꯔꯤ ꯑꯩ ꯊꯣꯖꯣ ꯀꯩꯅꯣ ꯈꯨꯔꯥꯟ ꯇꯧꯕꯤꯔꯤ ꯃꯇꯧꯁꯤꯕꯣ ꯂꯥꯏꯒꯤ ꯊꯧꯒꯜ ꯆꯪꯂꯒ ꯌꯨ ꯇꯞ ꯇꯥꯃꯈꯩ ꯊꯛꯆꯤꯜꯂꯒ ꯂꯥꯛꯄꯤꯔꯤꯁꯤꯕꯨ ꯂꯥꯏꯅ ꯁꯥꯎꯔꯣꯏꯗ꯭ꯔꯣ ꯊꯣꯖꯣ ꯏꯕꯣ ꯉꯁꯤꯗꯤ ꯂꯥꯏꯅꯒ ꯁꯥꯎꯔꯁꯨ ꯊꯃꯣꯏꯒꯤ ꯃꯩꯆꯥꯛꯁꯦ ꯀꯣꯛꯅꯕ ꯌꯨꯁꯦ ꯍꯦꯛꯇ ꯊꯛꯆꯤꯜꯂꯒ ꯂꯥꯛꯂꯕꯅꯤ ꯑꯁ ꯈꯨꯔꯥꯁꯤꯗꯤ ꯅꯧꯅ ꯑꯃꯨꯛ ꯅꯍꯥ ꯑꯣꯏꯅꯤꯡꯂꯛꯄꯩ ꯃꯑꯣꯡꯅꯤꯅꯦ ꯊꯣꯖꯣ ꯅꯪꯅꯗꯤ ꯈꯪꯗ꯭ꯔꯤꯕ ꯉꯁꯥꯏ ꯅꯪꯅ ꯌꯥꯀꯥꯄꯨꯡ ꯄꯜꯂꯛꯄꯗꯨꯗ ꯊꯥꯏꯅꯒꯤ ꯋꯥꯔꯤ ꯅꯤꯡꯁꯤꯡꯂꯛꯂꯤꯕꯅꯤꯅꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯪꯒꯤꯖꯥꯎ ꯌꯨ ꯉꯥꯎꯕꯒꯤ ꯃꯌꯥꯏꯗꯨꯅ ꯊꯥꯏꯅ ꯃꯥꯅ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤ ꯑꯣꯛꯅꯈꯤꯕꯗꯨ ꯇꯝꯂꯝꯃꯤ ꯊꯣꯖꯣꯗꯤ ꯋꯥꯔꯤꯗꯨ ꯅꯨꯡꯉꯥꯏꯕꯗꯨꯗ ꯌꯥꯝꯅ ꯃꯨꯟꯅ ꯇꯥꯔꯝꯃꯤ ꯑꯁꯨꯝ ꯂꯥꯛꯄꯅ ꯊꯣꯖꯣꯁꯨ ꯃꯈꯣꯏꯒꯤ ꯀꯣꯟꯊꯣꯡ ꯌꯧꯔꯗꯨꯅ ꯈꯨꯔꯥ ꯋꯥꯔꯤꯁꯨ ꯌꯥꯝꯅꯕꯨꯗꯤ ꯅꯨꯡꯉꯥꯏꯔꯤ ꯑꯗꯣ ꯅꯆꯥꯒꯤ ꯌꯨꯝꯁꯨ ꯌꯧꯔꯤ ꯂꯩꯖꯍꯧꯔꯒꯦ ꯂꯩꯍꯧꯔꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯪꯒꯤꯖꯥꯎꯗꯨ ꯍꯥꯏꯔꯪ ꯍꯥꯏꯔꯪ ꯑꯗꯨꯃꯛ ꯆꯠꯈꯤꯔꯝꯃꯤ ꯊꯣꯖꯣꯁꯨ ꯃꯪꯒꯤꯖꯥꯎꯅ ꯆꯠꯈꯤꯕꯗꯨꯗ ꯌꯦꯡꯅ ꯆꯠꯄꯤꯌꯨ ꯍꯥꯏꯅ ꯍꯥꯏꯐꯦꯠ ꯂꯥꯎꯔꯒ ꯃꯌꯨꯝꯂꯣꯝꯗ ꯆꯪꯈꯤꯔꯝꯃꯤ ꯃꯊꯪꯒꯤ ꯑꯌꯨꯛꯇ ꯊꯣꯖꯣꯗꯨ ꯇꯨꯝꯂꯤꯉꯩꯗ ꯃꯃꯥꯅ ꯈꯪꯀꯧ ꯀꯧꯔꯛꯄꯗꯨꯗ ꯑꯐꯤꯡ ꯑꯐꯥꯏ ꯑꯣꯏꯅ ꯃꯤꯀꯞ ꯊꯣꯛꯂꯛꯂꯝꯃꯤ ꯀꯩꯗꯧꯔꯦ ꯍꯥꯏꯕꯅꯣ ꯍꯣ ꯈꯣꯡꯒꯥꯡꯕꯨꯟ ꯑꯃꯠꯇ ꯂꯩꯔꯝꯗ꯭ꯔꯦ ꯈꯨꯜꯒꯤ ꯄꯨꯈ꯭ꯔꯤ ꯑꯆꯧꯕꯗꯒꯤꯅꯦ ꯏꯁꯤꯡ ꯈꯤꯇ ꯁꯣꯠꯂꯨ ꯂꯥꯎ ꯍꯥꯏꯕꯅꯤ ꯑꯁ ꯏꯃꯥꯁꯤꯗꯤ ꯑꯩꯗꯤ ꯀꯔꯤ ꯇꯧꯕꯩ ꯅꯤꯡꯉꯨꯔꯦ ꯑꯗꯨꯒꯤꯕꯨ ꯏꯃꯥꯅ ꯑꯗꯨꯝ ꯁꯣꯠꯁꯨ ꯌꯥꯕꯗꯨꯕꯣꯕ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯖꯣ ꯐꯩꯖꯨꯞꯇꯨ ꯆꯤꯡꯈꯠꯂꯒ ꯑꯃꯨꯛ ꯇꯨꯝꯁꯤꯜꯂꯝꯃꯤ ꯃꯇꯝꯗꯨꯗ ꯇꯣꯝꯕꯤꯗꯨ ꯁꯥꯎꯅ ꯃꯆꯥꯅꯨꯄꯥꯒꯤ ꯐꯩꯖꯨꯞꯇꯨ ꯇꯥꯞ ꯄꯥꯏꯔꯒ ꯆꯤꯡꯊꯣꯛꯂꯒ ꯍꯥꯏ ꯌꯥꯝ ꯊꯨꯅ ꯍꯧꯒꯠꯂꯣ ꯂꯥꯛꯑꯣ ꯏꯁꯤꯡ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ ꯅꯄꯨꯁꯦ ꯃꯅꯨꯡ ꯆꯪꯒꯦ ꯍꯥꯏꯔꯛꯑꯅꯤ ꯑꯁ ꯄꯦꯜꯂꯕꯅꯤ ꯑꯩꯗꯤꯕ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯖꯣ ꯁꯥꯎꯔꯤ ꯍꯧꯒꯠꯂꯛꯂꯒ ꯈꯨꯜꯒꯤ ꯄꯨꯈ꯭ꯔꯤ ꯑꯆꯧꯕ ꯇꯝꯅ ꯂꯥꯛꯂꯝꯃꯤ ꯃꯇꯝꯗꯨꯗ ꯄꯨꯈ꯭ꯔꯤ ꯑꯆꯧꯕ ꯃꯄꯥꯜꯒꯤ ꯈꯨꯜ ꯑꯗꯨꯒꯤ ꯂꯩꯁꯥꯕꯤ ꯃꯆꯥ ꯑꯃꯅ ꯐꯤ ꯁꯨꯔꯤꯕꯗꯨ ꯎꯔꯝꯃꯤ ꯊꯣꯖꯣ ꯂꯩꯁꯥꯕꯤ ꯃꯆꯥꯗꯨꯒꯤ ꯇꯅꯧꯒꯤ ꯃꯥꯏꯊꯣꯡꯗꯨꯗ ꯍꯨꯃꯥꯡꯅ ꯃꯔꯤꯛ ꯈꯔ ꯀꯥꯔꯤꯕ ꯃꯥꯏꯊꯣꯡꯗꯨ ꯎꯕꯗ ꯃꯌꯥ ꯀꯥꯗꯨꯅ ꯉꯥꯏꯍꯥꯛ ꯌꯦꯡꯂꯒ ꯂꯩꯔꯝꯃꯤ ꯃꯕꯨꯛꯅꯤꯡꯗꯁꯨ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯈꯨꯜ ꯑꯁꯤꯗꯕꯨ ꯑꯁꯨꯛ ꯐꯖꯕꯤ ꯅꯨꯄꯤꯁꯨ ꯂꯩꯕꯣꯏꯔꯦ ꯑꯩꯗꯤ ꯍꯥꯟꯅꯗꯒꯤ ꯑꯃꯨꯛꯇꯕꯨ ꯎꯔꯨꯗꯦꯅꯦ ꯅꯠꯇꯦ ꯑꯁꯤꯕꯨ ꯇꯥꯏꯕꯪ ꯃꯤꯒ ꯑꯣꯏꯔꯝꯗꯗꯅ ꯀꯥꯟꯅꯗꯦ ꯃꯅꯥꯛ ꯆꯪꯂ ꯍꯦꯛꯇ ꯍꯪꯂꯨꯕꯅ ꯐꯅꯤ ꯑꯁꯤ ꯈꯟꯅ ꯊꯣꯖꯣ ꯂꯩꯁꯥꯕꯤ ꯃꯆꯥꯗꯨꯒꯤ ꯃꯅꯥꯛꯇ ꯇꯞꯅ ꯆꯪꯁꯤꯜꯂꯒ ꯏꯃꯥ ꯏꯆꯜ ꯈꯪꯒꯅꯨ ꯅꯕꯨꯡ ꯋꯥ ꯑꯃꯇ ꯍꯪꯒꯦ ꯇꯧꯕꯅꯤ ꯌꯥꯅꯤ ꯏꯕꯨꯡ ꯀꯔꯤ ꯍꯥꯏꯕꯤꯒꯗꯕꯅꯣ ꯑꯇꯩ ꯅꯠꯇꯦꯗ ꯏꯆꯜꯒꯤ ꯀꯣꯂꯣꯏ ꯃꯤꯡꯂꯦꯟꯕꯨ ꯑꯗꯨꯒ ꯏꯆꯜꯒꯤ ꯄꯟꯊꯧꯒꯤ ꯀꯣꯂꯣꯏ ꯃꯤꯡꯂꯦꯟꯗꯨꯒ ꯂꯩꯁꯤ ꯊꯣꯖꯣꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯄꯥꯈꯨꯝ ꯅꯨꯄꯤꯗ ꯉꯛꯅ ꯌꯦꯡꯗꯨ ꯂꯩꯕꯗꯨ ꯎꯕꯗ ꯊꯣꯖꯣ ꯏꯀꯥꯏꯅ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯏꯆꯜ ꯅꯪ ꯂꯥꯜꯂꯧꯅꯨꯀꯣ ꯅꯪ ꯁꯤꯌꯥꯅꯣꯡꯇ ꯎꯗꯕ ꯑꯗꯨꯒꯤ ꯍꯪꯕꯅꯤ ꯂꯩꯁꯤ ꯊꯣꯖꯣꯒꯤ ꯃꯇꯧꯗꯨꯗ ꯐꯥꯛ ꯅꯣꯡꯊꯣꯔꯛꯇꯨꯅ ꯏꯕꯨꯡ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯗꯤ ꯈꯨꯜꯁꯤꯗ ꯌꯨꯝ ꯍꯣꯡꯂꯛꯄ ꯀꯨꯏꯗ꯭ꯔꯤ ꯑꯗꯨꯅꯅꯤ ꯏꯕꯨꯡꯅ ꯎꯗꯦ ꯍꯥꯏꯗꯣ ꯑꯩꯕꯨꯗꯤ ꯂꯩꯁꯤ ꯀꯧꯏ ꯑꯩꯈꯣꯏ ꯄꯥꯕꯒꯤꯅ ꯑꯍꯟꯖꯥꯎ ꯀꯧꯕꯅꯤ ꯈꯨꯟꯗꯣꯟꯗ ꯅꯧꯅ ꯍꯣꯡꯂꯛꯄꯅꯤ ꯑꯣ ꯑꯗꯨ ꯅꯣꯏꯕ ꯇꯥꯔꯦ ꯑꯗꯣ ꯏꯕꯨꯡꯒꯤ ꯀꯣꯂꯣꯏ ꯃꯤꯡꯂꯦꯟꯗꯤ ꯑꯩꯒꯤꯕꯨꯗꯤ ꯊꯣꯖꯣ ꯀꯧꯏ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯖꯣꯒ ꯂꯩꯁꯤꯒ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ
ꯑꯁꯣꯝꯗꯅ ꯎꯖꯥꯎ ꯑꯃꯒꯤ ꯃꯔꯨꯝꯗꯒꯤ ꯉꯁꯥꯏꯗꯒꯤ ꯊꯣꯖꯣꯒ ꯂꯩꯁꯤꯒ ꯋꯥꯔꯤ ꯁꯥꯔꯤꯕꯗꯨ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤꯗꯨꯅ ꯃꯃꯤꯠꯇꯨ ꯂꯩꯁꯤꯗ ꯈꯥꯅ ꯌꯦꯡꯗꯨꯅ ꯑꯗꯨꯃꯛ ꯂꯩꯔꯝꯃꯤ꯫ ꯑꯁꯣꯝꯗꯅ ꯊꯣꯖꯣꯗꯨ ꯂꯩꯁꯤꯒ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯁꯥꯔꯒ ꯃꯥꯒꯤ ꯏꯁꯤꯡ ꯁꯣꯛꯐꯝ ꯊꯣꯛꯄ ꯁꯣꯛꯂꯒ ꯃꯌꯨꯝꯗ ꯑꯗꯨꯃꯛ ꯍꯜꯂꯛꯂꯝꯃꯤ꯫ ꯇꯣꯝꯕꯤꯅ "ꯏꯁꯤꯡ ꯄꯨꯟꯗꯨꯃ ꯁꯣꯛꯄꯗꯕꯨ ꯑꯗꯨꯛ ꯀꯨꯏꯕ? ꯅꯠꯇꯦ, ꯅꯪꯕꯨ ꯄꯨꯈ꯭ꯔꯤꯗꯒ ꯇꯨꯝꯂꯒ ꯂꯩꯔꯛꯄ꯭ꯔꯣ?" "ꯑꯣ, ꯉꯁꯤꯗꯤ ꯄꯨꯈ꯭ꯔꯤ ꯃꯄꯥꯜꯗꯅꯦ ꯂꯥꯏꯔꯦꯝꯕꯤꯗꯒꯤ ꯍꯦꯟꯅ ꯐꯖꯕꯤ ꯑꯃ ꯑꯣꯛꯅꯔꯦ, ꯑꯗꯨꯅ ꯉꯥꯏꯍꯥꯛ ꯄꯜꯂꯒ ꯂꯩꯔꯛꯄꯅꯤ." "ꯏꯕꯨꯡꯉꯣ, ꯅꯪ ꯉꯁꯤꯃꯅꯦ ꯑꯋꯣꯏꯕ ꯋꯥ ꯑꯝꯇ ꯐꯥꯎ ꯉꯥꯡꯗꯦꯗꯀꯣ." "ꯏꯃꯥ, ꯑꯩꯅ ꯑꯩꯁꯦ ꯐꯥꯒꯤ ꯅꯠꯇꯦ, ꯑꯁꯦꯡꯕꯅꯤꯕ." "ꯌꯥꯔꯦ ꯌꯥꯔꯦ, ꯅꯁꯛꯇꯣ ꯌꯦꯡꯅꯤꯡꯗ꯭ꯔꯦ, ꯏꯁꯤꯡꯗꯣ ꯃꯅꯤꯡꯗ ꯊꯝꯂꯨꯔꯣ." "ꯌꯦꯡꯅꯤꯡꯂꯣꯏ, ꯈꯪꯉꯤ. ꯅꯣꯏꯅ ꯌꯦꯡꯅꯤꯡꯗꯣꯏꯁꯦ ꯅꯣꯏꯒꯤ ꯀꯥꯟꯅꯔꯝꯗꯥꯏꯗꯗꯅꯤ." ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯖꯣꯗꯨ ꯁꯥꯎꯅ ꯏꯁꯤꯡꯗꯨ ꯃꯅꯤꯡꯗ ꯊꯝꯕꯅꯤ ꯍꯥꯏꯅ ꯆꯪꯈꯤꯔꯝꯃꯤ꯫ ꯑꯁꯣꯝꯗꯅ ꯉꯁꯥꯏꯗꯒꯤ ꯎꯔꯨꯝꯗ ꯂꯨꯝꯂꯒ ꯂꯩꯔꯝꯕꯤ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤꯗꯨ ꯁꯥꯎꯅ ꯃꯆꯤꯟꯗ "ꯑꯩꯅ ꯈꯣꯏꯗꯥꯔꯤꯕ ꯅꯨꯄꯥꯁꯤꯕꯨ ꯃꯁꯤꯒꯤ ꯇꯧ ꯉꯝꯕꯤꯁꯤꯅ ꯐꯥꯗꯧꯒ ꯇꯧꯔꯗꯅ ꯈꯪꯅꯤꯡꯕ ꯉꯁꯤꯗꯤ ꯃꯁꯤ ꯅꯨꯄꯤꯁꯦ ꯂꯛꯅꯒꯦꯕ." ꯑꯁꯤ ꯈꯟꯅ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤꯗꯨ ꯂꯩꯁꯤꯕꯨ ꯏꯁꯤꯡꯗ ꯏꯟꯊꯨꯒꯦ ꯈꯟꯅ ꯆꯪꯁꯤꯜꯂꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯇꯝꯗꯨ ꯂꯩꯁꯤꯗꯨ ꯏꯁꯤꯡ ꯁꯣꯛꯀꯠꯂꯨꯒꯦ ꯈꯟꯅ ꯐꯨ ꯍꯧꯒꯠꯂꯛꯈꯤꯕꯅ ꯍꯥꯜꯂꯝꯃꯤ꯫ ꯑꯗꯨꯅ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤꯗꯨ ꯈꯣꯡꯐꯝ ꯆꯥꯍꯧꯗꯅ ꯃꯥ ꯑꯣꯏꯅ ꯄꯨꯈ꯭ꯔꯤ ꯃꯅꯨꯡꯗ ꯇꯨꯁꯤꯜꯂꯝꯃꯤ꯫ ꯑꯗꯨꯃꯛꯄꯨ ꯇꯧꯔꯤꯕꯗꯨ ꯂꯩꯁꯤꯗꯤ ꯀꯔꯤꯁꯨ ꯎꯕ ꯅꯠꯇꯕꯅꯤꯅ ꯃꯥꯒꯤ ꯊꯣꯛꯐꯝ ꯊꯣꯛꯄ ꯑꯗꯨꯃꯛ ꯇꯧꯔꯒ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤꯗꯨꯗꯤ ꯄꯦꯟꯗꯅ ꯄꯨꯈ꯭ꯔꯤ ꯃꯅꯨꯡ ꯑꯗꯨꯗ ꯃꯈꯨꯠꯇꯨꯅ ꯏꯁꯤꯡꯗ ꯐꯠ ꯐꯠ ꯀꯟꯗꯨꯅ "ꯑꯁ, ꯑꯩꯅꯗꯤ ꯃꯁꯤꯒꯤ ꯑꯐꯥꯎꯕꯤꯁꯤ ꯏꯟꯊꯨꯒꯦ ꯇꯧꯔꯒ ꯑꯩ ꯑꯣꯏꯅ ꯆꯣꯠꯂꯤ ꯇꯧꯔꯤꯁꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤꯗꯨ ꯄꯨꯈ꯭ꯔꯤ ꯃꯅꯨꯡ ꯑꯗꯨꯗꯒꯤ ꯁꯥꯎꯅ ꯀꯥꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯇꯝꯗꯨ ꯂꯩꯁꯤꯗꯤ ꯐꯤ ꯁꯨꯕ ꯂꯣꯏꯔꯗꯨꯅ ꯑꯁꯨꯕ ꯐꯤꯌꯥꯝꯗꯨ ꯈꯨꯗꯦꯡ ꯑꯗꯨꯗ ꯍꯥꯞꯆꯤꯜꯂꯒ ꯃꯀꯣꯛꯗ ꯊꯣꯡꯒꯠꯂꯒ ꯃꯌꯨꯝꯗ ꯍꯟꯈꯤꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤꯗꯨ ꯍꯦꯟꯅ ꯁꯥꯎꯅꯤꯡꯅ ꯃꯈꯨꯠ ꯁꯤꯡꯂꯒ ꯃꯆꯤꯟꯗ "ꯈꯪꯅꯤꯕ, ꯉꯁꯤꯗꯤ ꯅꯔꯥꯏꯕꯛ ꯐꯕꯒꯤ ꯅꯥꯟꯊꯣꯛꯇꯨꯅ ꯆꯠꯈ꯭ꯔꯕꯁꯨ ꯑꯩꯅꯗꯤ ꯂꯦꯝꯅ ꯊꯥꯔꯣꯏꯕ." ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤꯗꯨ ꯑꯁꯦꯡꯕ ꯇꯥꯟꯖꯥ ꯉꯥꯏꯗꯨꯅ ꯂꯩꯍꯧꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡꯗ ꯊꯣꯖꯣꯗꯨ ꯈꯣꯝꯂꯦꯟ ꯃꯪꯂꯥꯟꯆꯥ ꯑꯃ ꯀꯟꯅ ꯃꯪꯂꯝꯃꯤ꯫ ꯈꯣꯝꯂꯦꯟ ꯃꯪꯂꯥꯟꯆꯥ ꯑꯗꯨꯗ ꯃꯍꯥꯛ ꯃꯁꯥꯁꯤ ꯎꯆꯦꯛ ꯁꯦꯝꯕ꯭ꯔꯥꯡ ꯂꯥꯕ ꯑꯃ ꯑꯣꯏꯔꯝꯃꯤ, ꯑꯗꯨꯒ ꯂꯩꯁꯤꯅ ꯁꯦꯝꯕ꯭ꯔꯥꯡ ꯑꯃꯣꯝ ꯑꯣꯏꯔꯝꯃꯤ꯫ ꯁꯦꯝꯕ꯭ꯔꯥꯡ ꯂꯥꯕ ꯑꯃꯣꯝ ꯑꯅꯤꯗꯨ ꯌꯥꯝꯅ ꯅꯨꯡꯁꯤꯅꯅ ꯆꯥꯅ ꯆꯤꯡꯅ ꯂꯩꯃꯤꯟꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯣꯡꯃꯒꯤ ꯋꯥꯡꯂꯦꯟ ꯂꯣꯏꯗꯥꯞ ꯂꯥꯏꯕꯛ ꯊꯤꯕ ꯄꯨꯡꯖꯥ ꯑꯃꯗꯗꯤ ꯆꯦꯛꯂꯥ ꯄꯣꯝꯕꯤ ꯑꯅꯤꯗꯨ ꯎꯁꯥ ꯑꯃꯗ ꯆꯤꯂꯣꯛꯅꯔꯤꯉꯩ ꯃꯇꯝꯗ ꯎꯃꯪꯗ ꯁꯥꯗꯥꯟꯕ ꯂꯥꯛꯄ ꯈꯔꯅ ꯎꯈꯤꯗꯅ ꯆꯦꯛꯂꯥ ꯑꯅꯤꯗꯨ ꯇꯝꯅ ꯂꯤꯔꯤ ꯇꯝꯗꯨꯅ ꯇꯦꯟꯗꯣꯡ ꯀꯥꯞꯂꯛꯄꯗ ꯆꯦꯛꯂꯥ ꯑꯅꯤꯗꯨꯒꯤ ꯃꯁꯥꯗ ꯄꯥꯟꯈꯤꯔꯝꯃꯤ꯫ ꯁꯦꯝꯕ꯭ꯔꯥꯡ ꯂꯥꯕꯅ ꯃꯃꯤꯠꯇ ꯄꯤꯔꯣꯏꯅꯅ ꯄꯨꯛꯅꯤꯡꯗ "ꯏꯆꯥꯅꯧ, ꯍꯟꯗꯛꯀꯤ ꯃꯄꯣꯛ ꯑꯁꯤꯗꯗꯤ ꯑꯩꯈꯣꯏꯅꯤꯒꯤ ꯂꯥꯏꯕꯛꯇ ꯀꯩꯅꯧ ꯁꯦꯠꯅꯧ ꯍꯥꯏꯅ ꯇꯝꯂꯝꯂꯦ, ꯑꯗꯨꯕꯨ ꯃꯊꯪꯒꯤ ꯃꯄꯣꯛ ꯍꯥꯏꯗꯨꯅ ꯂꯩꯔꯝꯂꯕꯗꯤ ꯅꯪꯃꯨ ꯇꯥꯏꯕꯪ ꯃꯤ ꯑꯣꯏꯗꯨꯅ ꯅꯪ ꯑꯩꯒꯤ ꯄꯟꯊꯨꯡ ꯌꯧꯕ ꯉꯝꯕ ꯑꯣꯏꯁꯤꯀꯣ." ꯁꯦꯝꯕ꯭ꯔꯥꯡ ꯑꯃꯣꯝ ꯑꯗꯨꯁꯨ ꯃꯁꯥꯕꯤꯅ ꯌꯧꯕꯗꯨ ꯎꯕꯗ ꯃꯃꯤꯠꯇ ꯏꯔꯥ ꯆꯦꯟꯗꯨꯅ ꯄꯨꯛꯅꯤꯡꯗ "ꯏꯁꯥꯕꯤ, ꯍꯟꯗꯛꯀꯤ ꯃꯄꯣꯛ ꯑꯁꯤꯗ ꯄꯟꯊꯨꯡ ꯌꯧꯕ ꯉꯝꯗ꯭ꯔꯕꯁꯨ ꯃꯊꯪꯒꯤ ꯃꯄꯣꯛ ꯑꯗꯨꯗꯗꯤ ꯅꯅꯥꯎꯅ ꯏꯁꯥꯕꯤꯕꯨ ꯉꯥꯏꯖꯔꯝꯒꯦꯀꯣ." ꯑꯁꯤ ꯈꯟꯅ ꯁꯥꯕꯤ ꯁꯥꯅꯧ ꯑꯅꯤꯗꯨ ꯑꯔꯣꯏꯕ ꯅꯤꯡꯁꯥ ꯁꯣꯔ ꯍꯣꯟꯗꯨꯅ ꯊꯋꯥꯏꯒ ꯍꯛꯆꯥꯡꯒ ꯈꯥꯏꯅꯕ ꯍꯥꯏꯗꯨ ꯑꯣꯏꯈꯤꯔꯝꯃꯤ꯫ ꯃꯇꯥꯡ ꯑꯗꯨꯗ ꯊꯣꯖꯣꯗꯨ ꯇꯨꯝꯂꯝꯕꯗꯒꯤ ꯃꯤꯀꯞ ꯈꯪꯊꯣꯛ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯊꯣꯖꯣ ꯃꯃꯥꯏ ꯃꯃꯤꯠꯇ ꯀꯥꯔꯤꯕ ꯍꯨꯃꯥꯡ ꯏꯔꯤꯛꯁꯤꯡꯗꯨ ꯃꯈꯨꯠꯅ ꯇꯩꯊꯣꯛ ꯇꯩꯊꯣꯛꯅ ꯃꯆꯤꯟꯗ ꯇꯞꯅ "ꯀꯔꯤ ꯃꯪꯗꯥ ꯄꯨꯗꯥꯅꯣ ꯈꯪꯗꯦꯅꯦ, ꯑꯩꯅ ꯃꯪꯕꯁꯤꯃ ꯅꯥꯇꯩ ꯋꯥꯌꯣꯡ ꯏꯆꯥ ꯆꯥꯗꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯖꯣ ꯑꯃꯨꯛ ꯇꯨꯝꯁꯤꯟꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯑꯁꯣꯝꯗ ꯂꯩꯁꯤꯁꯨ ꯃꯍꯥꯛꯅ ꯃꯪꯂꯤꯕ ꯃꯪꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯃꯪꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯩꯁꯤꯗꯤ ꯃꯃꯪꯗ ꯀꯞꯄꯗꯒꯤ ꯇꯥꯏꯕꯪ ꯐꯥꯎꯅ ꯀꯞꯂꯛꯂꯝꯃꯤ꯫ ꯃꯥꯅ ꯀꯞꯄꯗꯨ ꯇꯥꯕꯗ ꯃꯃꯥ ꯏꯕꯦꯝꯃꯗꯨ ꯃꯤꯀꯞ ꯊꯣꯛꯂꯛꯇꯨꯅ ꯃꯆꯥꯅꯨꯄꯤꯒꯤ ꯅꯥꯛꯇ ꯂꯥꯛꯇꯨꯅ ꯃꯁꯥ ꯅꯣꯝꯂꯒ "ꯕꯦꯝꯃ, ꯕꯦꯝꯃꯧ, ꯅꯪꯕꯨ ꯀꯩꯗꯧꯔꯒꯦ?" ꯂꯩꯁꯤ ꯃꯃꯥꯅ ꯑꯁꯨꯝꯅ ꯃꯁꯥ ꯅꯣꯝꯂꯛꯄꯗꯨꯗ ꯇꯞꯅ ꯃꯃꯤꯠ ꯄꯥꯡꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯏꯉꯛ ꯉꯛꯅ "ꯏꯃꯥ, ꯀꯩꯗꯧꯔꯒꯦ?" "ꯑꯩꯗꯤ ꯅꯪꯅ ꯀꯞꯂꯛꯄꯗꯨꯗ ꯀꯔꯤ ꯇꯧꯔꯕꯅꯣ ꯈꯜꯂꯨꯔꯦ." "ꯃꯪꯗ ꯀꯞꯄꯗ ꯇꯥꯏꯕꯪ ꯐꯥꯎꯈꯤꯕ ꯑꯣꯏꯔꯤꯅꯤ꯫ ꯅꯪꯕꯨ ꯀꯤꯕꯔꯣ? ꯏꯃꯥꯁꯨ ꯁꯤꯗ ꯇꯨꯝꯂꯣꯔꯣ?" "ꯌꯥꯔꯟꯗꯦ ꯏꯃꯥ, ꯑꯩ ꯀꯩꯁꯨ ꯀꯤꯗꯤꯌꯦ." "ꯐꯔꯦ ꯐꯔꯦ, ꯑꯗꯨꯗꯤ ꯅꯤꯡꯊꯤꯖꯅ ꯇꯨꯝꯂꯣꯀꯣ." ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯩꯁꯤꯒꯤ ꯃꯃꯥꯗꯨ ꯃꯈꯣꯏꯒꯤ ꯀꯥꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯂꯩꯁꯤꯁꯨ ꯃꯃꯥꯅ ꯊꯣꯛꯈ꯭ꯔꯕꯗ ꯑꯃꯨꯛ ꯇꯨꯝꯊꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯋꯥꯈꯜꯗꯗꯤ ꯃꯍꯥꯛꯅ ꯃꯪꯈꯤꯕ ꯃꯪ ꯑꯗꯨꯒꯤ ꯃꯔꯝꯗ ꯈꯟꯗꯨꯅ ꯑꯗꯨꯃꯛ ꯂꯩꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯂꯩꯔꯝꯂꯒ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯑꯣꯏꯔꯛꯄꯗꯨꯗ ꯎꯏꯔꯨꯝ ꯎꯏꯔꯨꯝ ꯎꯏꯊꯈꯤꯔꯝꯃꯤ꯫ ꯑꯁꯣꯝꯗꯅ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤꯗꯨꯗꯤ ꯈꯣꯌꯨꯝ ꯂꯥꯏꯔꯝꯂꯦꯟꯗ ꯍꯟꯗꯛꯈꯩ ꯊꯣꯖꯣ ꯍꯣꯏꯒꯤ ꯏꯪꯈꯣꯜꯗ ꯍꯧꯕ ꯍꯩꯅꯧ ꯑꯗꯨꯒꯤ ꯎꯁꯥꯗ ꯎꯆꯦꯛ ꯑꯃ ꯑꯣꯟꯗꯨꯅ ꯇꯣꯡꯂꯒ ꯑꯗꯨꯃꯛ ꯂꯩꯔꯝꯃꯤ꯫
ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯈꯣꯌꯨꯝ ꯂꯩꯔꯝꯂꯦꯟꯗ ꯍꯦꯂꯣꯏ ꯃꯆꯤꯟ ꯃꯅꯥꯎ ꯇꯔꯨꯛꯇꯨ ꯃꯅꯥꯎꯅꯨꯄꯤ ꯑꯇꯣꯝꯕꯤꯅ ꯍꯟꯖꯤꯜꯂꯛꯇꯕꯗꯨꯗ ꯅꯨꯡꯁꯥ ꯌꯥꯝꯅ ꯊꯤꯅꯔꯝꯃꯤ꯫ ꯍꯦꯂꯣꯏ ꯐꯔꯛꯅ ꯃꯁꯤꯒꯤ ꯑꯇꯣꯝꯕꯤꯁꯤꯅ ꯇꯧꯔꯤꯁꯦ ꯈꯔꯗꯤ ꯍꯦꯟꯃꯜꯂꯕꯅꯤ꯫ ꯏꯄꯥ ꯁꯣꯔꯥꯔꯦꯟꯅ ꯈꯪꯂꯛꯑꯗꯤ ꯃꯥꯗ ꯅꯠꯇꯅ ꯑꯩꯈꯣꯏ ꯂꯣꯏꯅ ꯑꯋꯥꯐꯝꯗ ꯇꯥꯗꯧꯔꯤꯅꯤ꯫ ꯍꯦꯂꯣꯏ ꯑꯍꯜꯅ ꯑꯗꯨꯅꯅꯤ ꯑꯩꯅ ꯅꯈꯣꯏ ꯃꯉꯥꯗ ꯃꯥꯕꯨ ꯏꯄꯥ ꯁꯣꯔꯥꯔꯦꯟꯅ ꯍꯪꯂꯛꯇ꯭ꯔꯤꯉꯩꯗ ꯐꯪꯅꯕ ꯊꯤꯔꯛꯎ ꯍꯥꯏꯔꯤꯁꯤ꯫ ꯍꯦꯂꯣꯏ ꯌꯥꯏꯃꯅ ꯑꯩꯈꯣꯏꯁꯨ ꯃꯥꯕꯨ ꯐꯪꯅꯕ ꯐꯅ ꯀꯟꯅꯗꯤ ꯊꯤꯕꯅꯤ, ꯑꯗꯨꯕꯨ ꯃꯥꯅ ꯂꯣꯠꯀꯦ ꯌꯥꯎꯅ ꯂꯣꯠꯈ꯭ꯔꯕꯅꯤꯅ ꯊꯤꯕ ꯐꯪꯗ꯭ꯔꯤ꯫ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤꯒꯤ ꯃꯊꯛꯇꯨꯅ ꯑꯁ ꯀꯩꯅꯣ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯇꯧꯒꯗꯕꯁꯤꯕꯣ? ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯁꯦꯝ ꯇꯔꯨꯛꯇꯨ ꯃꯅꯥꯎꯅꯨꯄꯤ ꯑꯇꯣꯝꯕꯤꯅ ꯃꯐꯝ ꯈꯪꯗꯅ ꯃꯥꯡꯈꯤꯕꯗꯨꯗ ꯇꯧꯐꯝ ꯈꯪꯗꯅ ꯋꯥ ꯈꯟꯅꯔꯝꯃꯤ꯫ ꯑꯗꯨꯃꯛꯄꯨ ꯋꯥ ꯈꯟꯅꯔꯤꯅꯦ ꯇꯧꯔꯤꯕꯗꯨ ꯃꯦꯟꯊꯣꯡ ꯑꯃ ꯏꯇꯥ ꯇꯥꯔꯝꯗꯦ꯫ ꯃꯥꯅ ꯊꯣꯛꯄ ꯑꯃ ꯄꯪꯍꯥꯏꯗ ꯍꯥꯏꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯃꯈꯣꯏ ꯇꯔꯨꯛꯀꯤ ꯃꯅꯥꯛꯇ ꯈꯣꯌꯨꯝ ꯂꯩꯔꯝꯂꯦꯟꯒꯤ ꯂꯥꯏꯅꯤꯡꯊꯧ ꯁꯣꯔꯥꯔꯦꯟꯒꯤ ꯃꯅꯥꯏ ꯑꯆꯥꯟꯕ ꯀꯧꯖꯦꯡꯗꯨ ꯍꯥꯊꯨ ꯍꯥꯊꯨ ꯂꯥꯛꯂꯝꯃꯤ꯫ ꯀꯧꯖꯦꯡ ꯂꯥꯛꯄ ꯎꯕꯗ ꯃꯈꯣꯏ ꯇꯔꯨꯛꯇꯨ ꯋꯥ ꯈꯟꯅꯔꯝꯕꯗꯨ ꯆꯞ ꯆꯞ ꯂꯦꯞꯇꯨꯅ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯂꯩꯅꯔꯝꯃꯤ꯫ ꯀꯧꯖꯦꯡꯅ ꯀꯩꯅꯣ ꯂꯥꯏꯔꯦꯝꯕꯤ ꯃꯌꯥꯝꯅ ꯅꯅꯥꯏ ꯎꯕꯒ ꯆꯞ ꯆꯞ ꯂꯦꯞꯅꯈ꯭ꯔꯤꯁꯤꯕꯣ? ꯀꯔꯤ ꯑꯔꯨꯕ ꯋꯥꯕꯨ ꯈꯟꯅꯕꯤꯔꯝꯂꯤꯕꯅꯣ? ꯍꯦꯂꯣꯏ ꯑꯍꯜꯅ ꯍꯩ ꯀꯧꯖꯦꯡ, ꯅꯨꯄꯤꯒꯤ ꯋꯥꯅꯤ, ꯅꯪꯅ ꯁꯤ ꯂꯥꯛꯂꯤꯕꯕꯨ ꯀꯔꯤ ꯍꯥꯏꯅꯤꯡꯒꯦ? ꯂꯥꯏꯔꯦꯝꯕꯤ, ꯅꯅꯥꯏ ꯂꯥꯛꯆꯔꯤꯕꯁꯤ ꯂꯥꯏꯅꯤꯡꯊꯧꯅ ꯂꯥꯏꯔꯦꯝꯕꯤ ꯇꯔꯦꯠꯄꯨ ꯂꯥꯛꯇꯕ ꯌꯥꯗꯦ ꯍꯥꯏꯅ ꯀꯧꯔꯨꯁꯨ ꯍꯥꯏꯗꯨꯅ ꯂꯥꯛꯆꯔꯤꯕꯅꯤ꯫ ꯀꯧꯖꯦꯡꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯈꯣꯏ ꯇꯔꯨꯛꯇꯨ ꯄꯥꯈꯠꯅ ꯑꯃꯅ ꯑꯃꯗ ꯌꯦꯡꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯧꯁꯤꯡ ꯁꯤꯡꯕꯤ ꯃꯁꯦꯝ ꯑꯍꯜꯗꯨꯅ ꯇꯞꯅ ꯀꯧꯖꯦꯡ, ꯏꯄꯥ ꯏꯕꯨꯡꯉꯣꯗ ꯑꯩꯈꯣꯏ ꯂꯥꯛꯂꯅꯤ ꯍꯥꯏꯅ ꯄꯥꯎ ꯇꯝꯂꯨꯔꯣ ꯁꯨꯁꯨ꯫ ꯑꯍꯣꯏ ꯂꯥꯏꯔꯦꯝꯕꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯧꯖꯦꯡꯗꯨ ꯃꯐꯝꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯍꯦꯛ ꯆꯠꯈꯤꯕꯒ ꯃꯈꯣꯏ ꯇꯔꯨꯛꯇꯨ ꯄꯥꯈꯠꯅ ꯀꯔꯤ ꯇꯧꯁꯤꯒꯦ ꯍꯥꯏꯅ ꯉꯨꯔꯨꯡ ꯉꯨꯔꯨꯡ ꯉꯪꯅꯔꯝꯃꯤ꯫ ꯍꯦꯂꯣꯏ ꯌꯥꯏꯃꯅ ꯏꯆꯦꯝꯍꯜ, ꯏꯄꯥ ꯏꯕꯨꯡꯉꯣꯅ ꯏꯅꯥꯎꯇꯣꯝꯕꯤꯕꯨ ꯍꯦꯛ ꯍꯪꯂꯛꯄꯗ ꯃꯁꯥ ꯉꯝꯗ꯭ꯔꯦ ꯍꯥꯏꯅ ꯍꯦꯛꯇ ꯍꯥꯏꯖꯤꯜꯂꯁꯤ꯫ ꯍꯦꯂꯣꯏ ꯐꯔꯛꯅ ꯑꯁ ꯃꯗꯨ ꯆꯠꯅꯕ ꯌꯥꯕ ꯋꯥ ꯅꯠꯇꯦꯗ, ꯇꯥꯏꯕꯪ ꯃꯤꯁꯨ ꯅꯠꯇꯕ ꯑꯩꯈꯣꯏꯅ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯕꯁꯨ ꯅꯠꯇꯕ ꯑꯩꯈꯣꯏꯕꯨ ꯌꯥꯔꯣꯏꯌꯦ꯫ ꯍꯦꯂꯣꯏ ꯑꯍꯜꯅ ꯌꯥꯔꯤꯁꯦ, ꯌꯦꯠꯅꯗꯅ ꯂꯩꯔꯅꯨ, ꯏꯄꯥ ꯏꯕꯨꯡꯉꯣꯗ ꯑꯁꯦꯡꯕꯗꯣ ꯍꯥꯏꯔꯁꯤ꯫ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤꯒꯤ ꯃꯊꯛꯇꯨꯅ ꯆꯦꯝꯍꯜ, ꯑꯗꯨ ꯑꯣꯏꯔꯗꯤ ꯑꯩꯈꯣꯏꯁꯨ ꯂꯣꯏꯅ ꯆꯩꯔꯥꯛ ꯐꯪꯕ ꯇꯥꯔꯕ꯭ꯔꯣ? ꯆꯩꯔꯥꯛ ꯐꯪꯕꯒꯤ ꯋꯥꯗꯤ ꯍꯥꯏꯗꯣꯛꯂꯁꯨ ꯍꯥꯏꯗꯣꯛꯇ꯭ꯔꯁꯨ ꯂꯣꯏꯅ ꯐꯪꯗꯧꯕ ꯂꯩꯔꯕꯅꯤ꯫ ꯑꯗꯨꯅ ꯍꯥꯏꯗꯣꯛꯍꯧꯕꯅ ꯐꯔꯅꯤ, ꯂꯥꯛꯑꯣ ꯏꯄꯥ ꯏꯕꯨꯡꯉꯣꯒꯤ ꯃꯅꯥꯛꯇ ꯊꯨꯅ ꯆꯠꯅꯕ ꯇꯧꯁꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯇꯔꯨꯛꯇꯨ ꯎꯄꯥꯏ ꯂꯩꯇ ꯂꯥꯏꯅꯤꯡꯊꯧ ꯁꯣꯔꯥꯔꯦꯟꯗ ꯃꯅꯥꯎꯅꯨꯄꯤ ꯑꯇꯣꯝꯕꯤꯗꯨ ꯊꯤꯕ ꯐꯪꯗ꯭ꯔꯦ ꯍꯥꯏꯅ ꯇꯝꯖꯔꯝꯃꯤ꯫ ꯃꯗꯨ ꯇꯥꯕꯗ ꯂꯥꯏꯅꯤꯡꯊꯧ ꯁꯣꯔꯥꯔꯦꯟꯁꯨ ꯃꯩ ꯍꯧꯅ ꯁꯥꯎꯔꯝꯃꯤ꯫ ꯑꯗꯨꯅ ꯃꯆꯥꯅꯨꯄꯤ ꯇꯔꯨꯛꯇꯨ ꯑꯣꯟꯁꯤꯜꯂꯒ ꯉꯁꯤ ꯍꯨꯝꯅꯤꯁꯤꯒꯤ ꯃꯅꯨꯡꯗ ꯅꯈꯣꯏꯅ ꯃꯥꯕꯨ ꯍꯦꯛ ꯐꯪꯅꯕ ꯊꯤꯗ꯭ꯔꯕ ꯅꯈꯣꯏ ꯇꯔꯨꯛꯁꯨ ꯌꯥꯎꯅ ꯑꯩꯅ ꯆꯩꯔꯥꯛ ꯄꯤꯔꯦ ꯈꯪꯉꯨ꯫ ꯍꯦꯂꯣꯏ ꯑꯍꯜꯅ ꯏꯄꯥ ꯏꯕꯨꯡꯉꯣ, ꯅꯆꯥꯁꯤꯡꯅ ꯐꯪꯅꯕ ꯊꯤꯖꯒꯦ, ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯑꯃꯨꯛ ꯌꯥꯔꯦ ꯌꯥꯔꯦ, ꯑꯗꯣ ꯍꯌꯦꯡ ꯏꯅꯨꯡ ꯍꯦꯛ ꯉꯥꯟꯕꯗꯒꯤ ꯊꯤꯕ ꯍꯧꯔꯣꯀꯣ꯫ ꯍꯣꯏ ꯏꯄꯥ ꯏꯕꯨꯡꯉꯣ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯇꯔꯨꯛꯇꯨ ꯂꯥꯏꯅꯤꯡꯊꯧ ꯁꯣꯔꯥꯔꯦꯟꯗ ꯅꯣꯂꯨꯛꯅ ꯈꯨꯔꯨꯝꯂꯝꯂꯒ ꯄ꯭ꯔꯞ ꯊꯣꯛꯅꯔꯛꯂꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯃꯈꯣꯏ ꯇꯔꯨꯛꯇꯨꯗꯤ ꯅꯨꯃꯤꯠ ꯍꯨꯝꯅꯤꯒꯤ ꯃꯇꯝ ꯊꯥꯔꯛꯄꯗꯨꯅ ꯍꯨꯃꯥꯡ ꯑꯅꯞꯄꯤ ꯀꯥꯡꯅ ꯏꯅꯨꯡ ꯇꯩꯅ ꯉꯥꯟꯕ ꯉꯥꯏꯗꯨꯅ ꯂꯩꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯇꯝꯅ ꯁꯨꯝ ꯍꯧꯈꯤꯕꯅ ꯆꯔꯣꯏ ꯇꯦꯇꯨꯁꯨ ꯏꯅꯨꯡ ꯇꯩꯔꯦ ꯍꯥꯏꯅ ꯈꯣꯡꯂꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗꯒꯤ ꯍꯦꯂꯣꯏ ꯃꯆꯤꯟ ꯃꯅꯥꯎ ꯇꯔꯨꯛꯇꯨ ꯃꯅꯥꯎꯅꯨꯄꯤ ꯑꯇꯣꯝꯕꯤꯕꯨ ꯊꯤꯕ ꯍꯧꯔꯝꯃꯤ꯫ ꯀꯅꯥꯒꯤ ꯎꯞꯅ ꯇꯥꯔꯝꯕ ꯎꯅ ꯂꯣꯡꯅ ꯍꯥꯏꯗꯣꯛꯂꯝꯃꯤ꯫ ꯂꯣꯡꯅ ꯇꯥꯔꯝꯕ ꯎꯅꯥꯅ ꯎꯞꯁꯤꯟꯕ ꯍꯥꯏꯗꯨ ꯌꯧꯅ ꯃꯈꯣꯏ ꯃꯆꯤꯟ ꯃꯅꯥꯎ ꯇꯔꯨꯛꯅ ꯃꯅꯥꯎꯅꯨꯄꯤ ꯑꯇꯣꯝꯕꯤꯗꯨꯕꯨ ꯊꯤꯔꯝꯃꯤ꯫ ꯑꯗꯨꯃꯛꯄꯨ ꯃꯈꯣꯏꯅ ꯑꯗꯨ ꯀꯟꯅ ꯊꯤꯔꯤꯕꯗꯨ ꯃꯅꯥꯎꯅꯨꯄꯤ ꯑꯇꯣꯝꯕꯤꯗꯨ ꯐꯪꯕ ꯀꯧꯕꯗꯤ ꯂꯩꯔꯝꯗꯦ꯫ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯡꯊꯤꯜꯗꯨ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤꯗꯨ ꯈꯨꯜꯒꯤ ꯂꯝꯄꯥꯛ ꯑꯆꯧꯕꯗ ꯊꯣꯖꯣ ꯂꯥꯛꯄ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯊꯣꯖꯣꯅ ꯂꯥꯛꯃꯟꯗꯕꯗꯨꯗ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤꯗꯨ ꯁꯥꯎꯅꯤꯡꯅ ꯃꯁꯤꯅ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯕꯁꯨ ꯂꯦꯞꯂꯝꯗꯦ꯫ ꯑꯩꯅꯗꯤ ꯃꯗꯨꯒꯤ ꯄꯥꯈꯪ ꯅꯥꯞ ꯅꯥꯞ ꯂꯥꯎꯕꯗꯣ ꯂꯥꯛꯄ꯭ꯔꯥ ꯍꯥꯏꯗꯅ ꯈꯨꯅꯤꯡ ꯀꯥꯡ ꯀꯥꯡꯗꯅ ꯌꯦꯡꯕꯗ ꯋꯥꯔꯦ꯫ ꯃꯗꯨꯅꯅꯦ ꯂꯥꯛꯄ ꯀꯧꯕ ꯁꯨꯛꯂꯦꯞ ꯂꯦꯞꯇꯦ ꯇꯧꯔꯤꯁꯦ꯫ ꯑꯩꯗꯤ ꯀꯥꯎꯕꯨ ꯀꯥꯎꯏꯅꯦ ꯃꯗꯨꯒꯤ ꯄꯥꯈꯪꯗꯨꯅ ꯁꯣꯝꯗ ꯂꯥꯛꯇ꯭ꯔꯤꯁꯦ꯫ ꯉꯔꯥꯡꯒꯤ ꯑꯐꯥꯎꯕꯤꯗꯨꯒ ꯋꯥꯔꯤ ꯆꯤꯛꯊꯠꯅꯗꯅ ꯁꯣꯏꯗ ꯂꯩꯔꯝꯃꯅꯤ꯫ ꯀꯥꯟꯅꯗꯦ, ꯑꯩ ꯃꯣꯏꯒꯤ ꯄꯨꯈ꯭ꯔꯤ ꯑꯆꯧꯕꯗꯣꯝꯗ ꯑꯣꯏꯅ ꯆꯠꯂꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤꯗꯨ ꯈꯨꯜꯒꯤ ꯄꯨꯈ꯭ꯔꯤ ꯑꯆꯧꯕ ꯑꯗꯨꯝ ꯇꯝꯅ ꯅꯨꯡꯁꯤꯠꯀꯤ ꯃꯥꯡ ꯊꯥꯅ ꯂꯥꯛꯂꯦ꯫ ꯍꯥꯏꯕꯒ ꯇꯧꯕꯒ ꯁꯣꯝꯗ ꯊꯣꯖꯣꯗꯨ ꯂꯩꯁꯤꯒ ꯄꯨꯈ꯭ꯔꯤ ꯃꯄꯥꯟꯗ ꯅꯣꯛ ꯅꯣꯛꯇꯅ ꯋꯥꯔꯤ ꯁꯥꯔꯤꯕꯗꯨ ꯎꯔꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤꯗꯨ ꯃꯁꯥꯗꯨ ꯐꯥꯊꯕ ꯉꯝꯗ ꯊꯣꯖꯣꯒꯤ ꯃꯅꯥꯛꯇ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯛꯇꯨꯅ ꯅꯪꯗꯤ ꯁꯤꯗ ꯀꯩꯗꯧꯔꯤꯕ? ꯍꯥ? ꯅꯪꯅ ꯀꯔꯣꯝꯗꯒꯤ? ꯂꯩꯁꯤꯗꯤ ꯊꯣꯖꯣꯅ ꯑꯍꯥꯡꯕꯗ ꯃꯇꯣꯝꯇ ꯋꯥ ꯍꯥꯏꯖꯕꯗꯨ ꯎꯕꯗ ꯏꯪꯉ ꯉꯛꯅ ꯊꯣꯖꯣꯗ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯩꯅ ꯍꯥꯏꯁꯤ ꯑꯗꯨꯝ ꯈꯨꯝ, ꯅꯪ ꯁꯤꯗ ꯀꯩꯗꯧꯔꯝꯃꯤꯅꯣ? ꯀꯔꯤ ꯅꯨꯄꯤꯅꯣꯅꯦ ꯋꯥꯔꯤ ꯁꯥꯏꯁꯤ ꯎꯗ꯭ꯔꯣ?
ꯂꯩꯁꯤꯅ ꯇꯥꯊꯣꯖꯣ ꯀꯅꯥꯒꯅꯣ ꯅꯪꯅ ꯋꯥꯔꯤ ꯁꯥꯔꯤꯗꯨꯕꯣ ꯀꯩꯅꯣ ꯅꯪꯁꯨ ꯑꯁꯤ ꯂꯩꯔꯤ ꯅꯨꯄꯤꯁꯤ ꯎꯗ꯭ꯔꯣ ꯀꯩꯅꯣ ꯁꯤꯗꯗꯤ ꯑꯩꯈꯣꯏꯅꯤ ꯅꯠꯇꯅ ꯀꯅꯥꯁꯨ ꯂꯩꯁꯨ ꯂꯩꯇꯅ ꯀꯩꯅꯣꯅꯦ ꯑꯁꯤ ꯁꯨꯛꯇꯣꯛꯂꯒ ꯂꯦꯞꯂꯤꯕꯁꯤ ꯎꯗ꯭ꯔꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯖꯣ ꯂꯩꯁꯤꯗ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤꯗꯨ ꯂꯦꯞꯂꯤꯕꯗꯣꯝꯗ ꯃꯈꯨꯠ ꯊꯤꯜꯂꯝꯃꯤ ꯃꯐꯝ ꯑꯗꯨꯗ ꯀꯅꯥꯁꯨ ꯂꯩꯕ ꯎꯗꯕꯗꯨꯗ ꯂꯩꯁꯤꯗꯤ ꯄꯥꯈꯠꯄ ꯑꯃꯁꯨ ꯄꯣꯛꯂꯝꯃꯤ ꯃꯕꯨꯛꯅꯤꯡꯗ ꯊꯣꯖꯣꯁꯤꯕꯨ ꯉꯥꯎꯔꯖꯥꯠꯂ ꯍꯥꯏꯅꯁꯨ ꯈꯜꯂꯝꯃꯤ ꯂꯩꯁꯤ ꯀꯨꯏꯅ ꯂꯩꯊꯕꯗ ꯑꯐꯕ ꯑꯣꯏꯔꯣꯏ ꯈꯟꯅ ꯇꯥꯊꯣꯖꯣ ꯑꯩ ꯏꯃꯥꯅ ꯍꯜꯂꯛꯇ꯭ꯔꯦ ꯍꯥꯏꯅ ꯄꯥꯈꯠꯂꯝꯃꯅꯤ ꯑꯩ ꯆꯠꯂꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯩꯁꯤ ꯊꯣꯖꯣꯅ ꯈꯥꯝꯕ ꯇꯥꯗ ꯏꯁꯤꯡ ꯄꯨꯟꯗꯨ ꯌꯦꯞꯂꯒ ꯃꯌꯨꯝ ꯇꯝꯅ ꯁꯦꯟꯆꯠ ꯇꯧꯈꯤꯔꯝꯃꯤ ꯊꯣꯖꯣ ꯂꯩꯁꯤꯅ ꯄ꯭ꯔꯞ ꯆꯠꯈ꯭ꯔꯤꯕꯗꯨ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤꯗꯨꯗ ꯑꯣꯟꯁꯤꯜꯂꯒ ꯁꯥꯎꯅ ꯅꯪ ꯂꯥꯛꯇꯅ ꯋꯥꯔꯤ ꯉꯥꯛ ꯁꯥꯟꯅꯖꯕꯁꯦ ꯁꯤꯐꯥꯎ ꯊꯨꯒꯥꯏꯔꯦ ꯀꯔꯤ ꯑꯁꯤꯒꯤ ꯁꯦꯛꯄꯤ ꯃꯥꯟꯕꯤꯁꯤꯒ ꯀꯩ ꯋꯥꯔꯤ ꯁꯥꯟꯅꯩꯅꯣ ꯍꯥ ꯋꯥꯔꯤꯗꯤ ꯑꯩꯒ ꯁꯥꯗꯧꯕꯁꯤꯗ ꯑꯇꯣꯞꯄꯒ ꯋꯥꯔꯤ ꯁꯥꯕ ꯌꯥꯔꯣꯏ ꯍꯥꯏꯁꯤꯅꯤꯀꯣ ꯃꯁꯤ ꯅꯨꯄꯤꯁꯦ ꯌꯥꯝ ꯍꯦꯟꯖꯤꯜꯂꯛꯇꯧꯔꯤ ꯀꯥꯟꯅꯗꯦ ꯑꯩ ꯌꯨꯝꯗ ꯑꯣꯏꯅ ꯍꯜꯂꯧꯕꯅ ꯐꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯖꯣ ꯄꯨꯛ ꯍꯧꯒꯠꯇꯨꯅ ꯃꯌꯨꯝꯂꯣꯝꯗ ꯆꯠꯈꯤꯔꯝꯃꯤ ꯃꯍꯥꯛꯅ ꯆꯠꯈꯤꯕꯗꯨꯗ ꯃꯇꯨꯡꯗ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤꯗꯨꯁꯨ ꯂꯥꯎ ꯂꯥꯎꯗꯨꯅ ꯏꯟꯅꯔꯝꯃꯤ ꯉꯥꯏꯈꯨꯋꯣ ꯋꯥꯔꯤ ꯁꯥꯈꯤꯁꯦ ꯉꯥꯏꯍꯥꯛ ꯁꯥꯈꯤꯁꯦꯕ ꯑꯐꯥꯎꯕꯤꯗꯨꯒꯗꯤ ꯋꯥꯔꯤ ꯆꯤꯛꯊꯅꯗꯅ ꯑꯗꯨꯒ ꯑꯩꯒ ꯋꯥꯔꯤ ꯁꯥꯁꯦ ꯍꯥꯏꯀꯥꯟꯗꯅ ꯇꯥꯁꯟꯅꯗꯕꯤꯒ ꯇꯧꯏ ꯉꯥꯏꯈꯣꯕ ꯊꯣꯖꯣ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤꯗꯨꯅ ꯍꯥꯏꯔꯤꯕ ꯃꯌꯥꯝꯗꯨ ꯇꯥꯁꯤꯟꯅꯗꯅ ꯑꯗꯨꯃꯛ ꯆꯠꯄꯅ ꯃꯌꯨꯝꯒꯤ ꯀꯣꯟꯊꯣꯡ ꯃꯌꯥ ꯌꯧꯁꯤꯜꯂꯛꯂꯝꯃꯤ ꯃꯗꯨ ꯐꯥꯎꯕ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤꯗꯨꯅ ꯑꯗꯨꯝ ꯏꯟꯅꯔꯛꯄꯗꯨꯗ ꯊꯣꯖꯣꯗꯨ ꯃꯃꯥꯏ ꯈꯪꯂꯩ ꯂꯩꯊꯣꯔꯛꯂꯒ ꯁꯥꯎꯅ ꯍꯩ ꯀꯔꯤ ꯅꯨꯄꯤꯅꯣꯅꯦ ꯁꯤꯕꯣ ꯄꯥꯈꯪꯒꯤ ꯃꯌꯨꯝ ꯇꯥꯟꯅꯩꯅꯔꯛꯄꯁꯤꯕꯨ ꯅꯪꯕꯨ ꯅꯃꯥꯏꯒꯝꯇ ꯄꯥꯟꯗ꯭ꯔꯣ ꯍꯥ ꯅꯃꯥꯏꯒ ꯄꯥꯟꯗ꯭ꯔꯕꯕ ꯊꯣꯖꯣꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤꯗꯨꯗꯤ ꯈꯪꯉꯤ ꯏꯀꯥꯏꯕ ꯄꯣꯛꯂꯛꯂꯝꯃꯤ ꯑꯗꯨꯅ ꯃꯃꯥꯏꯗꯨ ꯅꯣꯟꯈꯠꯄ ꯉꯝꯗ ꯁꯨꯁꯨ ꯇꯧꯗꯨꯅ ꯑꯗꯨꯃꯛ ꯂꯦꯞꯂꯒ ꯂꯩꯔꯝꯃꯤ ꯁ꯭ꯋꯥꯏꯗꯅꯦ ꯀꯞꯁꯤ ꯂꯥꯎꯁꯤꯅ ꯇꯧꯔꯅꯨ ꯆꯠꯂꯣ ꯅꯌꯨꯝꯗ ꯍꯟꯈ꯭ꯔꯣ ꯆꯠꯂꯣ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤꯗꯨ ꯊꯣꯖꯣꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯀꯩꯁꯨ ꯍꯥꯏꯗ ꯐꯦꯠ ꯍꯥꯏꯗꯣꯛꯂꯒ ꯆꯠꯈꯤꯔꯝꯃꯤ ꯊꯣꯖꯣꯗꯤ ꯃꯗꯨꯗ ꯊꯣꯏꯅ ꯈꯟꯖꯤꯟꯗꯅ ꯑꯗꯨꯃꯛ ꯃꯌꯨꯝꯗ ꯆꯪꯈꯤꯔꯝꯃꯤ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡꯗ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤꯗꯨ ꯊꯣꯖꯣꯗ ꯇꯥꯏꯅꯕ ꯉꯝꯗ꯭ꯔꯒ ꯂꯩꯁꯤꯗ ꯇꯥꯏꯅꯒꯦ ꯍꯥꯏꯅ ꯈꯜꯂꯝꯃꯤ ꯑꯗꯨꯅ ꯂꯩꯁꯤꯒꯤ ꯃꯌꯨꯝꯗ ꯂꯥꯛꯇꯨꯅ ꯂꯩꯁꯤꯒꯤ ꯐꯃꯥꯡꯗ ꯂꯦꯞꯂꯒ ꯂꯩꯔꯝꯃꯤ ꯃꯇꯝꯗꯨꯗ ꯂꯩꯁꯤꯗ ꯑꯣꯟꯁꯤꯜꯂꯒ ꯃꯈꯨꯠ ꯁꯤꯡꯂꯒ ꯈꯪꯂꯤꯕꯅ ꯑꯩꯅ ꯀꯩꯗꯧꯒꯦ ꯌꯦꯡꯉꯣ ꯑꯁꯤ ꯍꯥꯏꯅ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤꯗꯨꯅ ꯂꯩꯁꯤꯕꯨ ꯁꯣꯔ ꯊꯠꯅꯕ ꯇꯧꯔꯛꯂꯝꯃꯤ ꯑꯗꯨꯕꯨ ꯃꯇꯝꯗꯨꯗ ꯂꯩꯁꯤꯒꯤ ꯃꯁꯥꯗ ꯁꯥꯊꯨꯞꯇꯨꯅ ꯂꯩꯔꯤꯕ ꯄꯥꯟꯊꯣꯏꯕꯤ ꯏꯃꯥꯒꯤ ꯃꯇꯤꯛ ꯃꯌꯥꯏ ꯄꯨꯝꯕꯗꯨ ꯐꯨꯗꯣꯔꯛꯂꯝꯃꯤ ꯑꯗꯨꯅ ꯃꯉꯥꯜ ꯊꯥꯗꯣꯔꯛꯄꯗꯨꯅ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤꯗꯨꯒꯤ ꯃꯁꯥꯗ ꯌꯩꯕꯗ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤꯗꯨ ꯂꯥꯞꯇꯛꯅ ꯍꯟꯗꯣꯛꯂꯒ ꯇꯥꯔꯝꯃꯤ ꯏꯃꯥ ꯀꯔꯤꯅꯣ ꯀꯩ ꯅꯨꯄꯤꯅꯣ ꯁꯤꯗꯤ ꯑꯆꯝꯕ ꯅꯨꯄꯤ ꯑꯣꯏꯔꯝꯗ꯭ꯔꯦꯗꯅ ꯃꯇꯝꯗꯨꯗ ꯂꯩꯁꯤꯒꯤ ꯃꯁꯥꯗ ꯁꯥꯊꯨꯞꯂꯤꯕ ꯄꯥꯟꯊꯣꯏꯕꯤ ꯏꯃꯥꯅ ꯃꯣꯃꯣ ꯅꯣꯛꯂꯗꯨꯅ ꯏꯇꯥ ꯀꯩꯅꯣ ꯑꯩꯒꯤ ꯇꯥꯏꯕꯪ ꯀꯨꯝꯍꯩ ꯑꯁꯤꯕꯨ ꯏꯇꯥꯅ ꯀꯥꯏꯍꯜꯂꯒꯦ ꯅꯤꯡꯂꯕ꯭ꯔꯥ ꯏꯇꯥ ꯑꯩ ꯑꯗꯨꯗ ꯑꯝꯇ ꯈꯪꯗꯦ ꯑꯩꯒꯤ ꯍꯥꯏꯕꯕꯨ ꯇꯝꯕ ꯑꯣꯏꯕꯗꯣ ꯑꯩꯒꯤ ꯑꯣꯏꯗꯕ ꯌꯥꯗꯕꯅꯤ ꯏꯇꯥ ꯍꯧꯖꯤꯛꯁꯨ ꯅꯪꯒꯤ ꯅꯨꯄꯥ ꯎꯕ ꯌꯥꯗꯕ ꯂꯩꯅꯥꯗꯣ ꯍꯜꯂꯝꯗ꯭ꯔꯤ ꯏꯇꯥ ꯅꯪꯅ ꯑꯁꯣꯝꯗ ꯇꯥꯏꯕꯪ ꯑꯣꯏꯕꯗꯨꯗ ꯉꯥꯎꯗꯨ ꯂꯩꯔꯤꯉꯩꯗ ꯑꯁꯣꯝꯗ ꯈꯣꯌꯨꯝ ꯂꯩꯔꯝꯂꯦꯟꯗꯗꯤ ꯁꯥꯂꯥꯟ ꯇꯥꯟꯅꯔꯦ ꯏꯇꯥ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯗꯅ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤꯗꯨ ꯄꯥꯟꯊꯣꯏꯕꯤ ꯏꯃꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯍꯥꯛꯅ ꯈꯣꯌꯨꯝ ꯂꯩꯔꯝꯂꯦꯟꯗ ꯍꯟꯗ꯭ꯔꯤꯕꯁꯤ ꯐꯅꯗꯤ ꯀꯨꯏꯔꯦ ꯍꯥꯏꯕ ꯅꯤꯡꯁꯤꯡꯂꯛꯂꯝꯃꯤ ꯑꯗꯨꯃꯛꯄꯨ ꯇꯝꯕ ꯑꯣꯏꯕ ꯃꯍꯥꯛ ꯑꯗꯨꯗꯤ ꯍꯨꯟꯗꯣꯛꯂꯝꯂꯒ ꯆꯠꯄ ꯄꯥꯝꯗ꯭ꯔꯦ ꯃꯍꯥꯛꯅ ꯈꯜꯂꯤꯕꯗꯨ ꯄꯥꯟꯊꯣꯏꯕꯤ ꯏꯃꯥꯅꯁꯨ ꯂꯣꯏꯅ ꯈꯪꯂꯝꯃꯤ ꯑꯗꯨꯅ ꯑꯃꯅꯁꯨ ꯀꯥꯏꯗꯅꯕ ꯍꯣꯠꯅꯔꯒꯦ ꯍꯥꯏꯅ ꯈꯜꯂꯝꯃꯤ ꯏꯇꯥꯅ ꯍꯟꯅꯤꯡꯗ꯭ꯔꯕꯅꯤꯅ ꯅꯨꯄꯤ ꯃꯆꯥꯁꯤꯒꯤ ꯅꯨꯡꯂꯣꯟꯗ ꯃꯇꯝ ꯈꯔꯗꯤ ꯁꯥꯊꯨꯞꯇꯨꯅ ꯂꯩꯔꯣ ꯄꯥꯟꯊꯣꯏꯕꯤ ꯏꯃꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤꯗꯨꯗꯤ ꯊꯣꯖꯣꯒ ꯅꯛꯁꯤꯟꯅꯔꯅꯤ ꯈꯟꯅ ꯍꯔꯥꯎꯖꯔꯝꯃꯤ ꯑꯗꯨꯃꯛꯄꯨ ꯂꯩꯁꯤꯒꯤ ꯃꯁꯥꯗ ꯍꯦꯛ ꯆꯪꯈꯤꯕꯒ ꯃꯥꯒꯤ ꯃꯇꯤꯛ ꯃꯌꯥꯏ ꯄꯨꯝꯕ ꯂꯣꯏꯅ ꯃꯥꯡꯈꯤꯔꯝꯃꯤ ꯑꯗꯨꯒ ꯂꯥꯏꯒ ꯃꯤꯒ ꯇꯤꯟꯌꯦꯠ ꯂꯥꯏꯌꯦꯛꯅꯗꯨꯅ ꯂꯩꯁꯤꯁꯨ ꯇꯨꯝꯕꯗꯒꯤ ꯁꯨꯡꯉꯣ ꯍꯧꯒꯠꯇꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯑꯗꯨꯝꯅ ꯇꯧꯕꯗꯨꯗꯗꯤ ꯃꯃꯥ ꯃꯄꯥ ꯑꯣꯏꯕ ꯑꯅꯤꯗꯤ ꯄꯥꯈꯠꯅ ꯈꯨꯜ ꯑꯗꯨꯗ ꯃꯥꯏꯕ ꯃꯥꯏꯕꯤ ꯀꯅꯥ ꯂꯩ ꯍꯥꯏꯗꯨꯅ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯊꯤꯅꯔꯝꯃꯤ ꯀꯥꯏꯅꯊꯪꯗ ꯃꯌꯥꯝꯅ ꯇꯥꯛꯄꯗꯒꯤ ꯃꯥꯏꯕ ꯃꯪꯒꯤꯖꯥꯎꯕꯨ ꯃꯌꯨꯝꯗ ꯂꯥꯛꯇꯨꯅ ꯃꯆꯥꯅꯨꯄꯤꯕꯨ ꯑꯃꯨꯛꯇ ꯌꯦꯡꯕꯤꯌꯨ ꯍꯥꯏꯅ ꯍꯥꯏꯖꯔꯝꯃꯤ ꯃꯪꯒꯤꯖꯥꯎꯁꯨ ꯐꯤꯒꯤ ꯈꯥꯎꯗꯨ ꯌꯥꯟꯗꯨꯅ ꯂꯩꯁꯤꯒꯤ ꯃꯄꯥꯕꯨꯡꯒ ꯂꯣꯏꯅ ꯂꯥꯛꯂꯝꯃꯤ ꯃꯇꯝꯗꯨꯗ ꯃꯥꯏꯕ ꯃꯪꯒꯤꯖꯥꯎꯅ ꯂꯩꯁꯤꯒꯤ ꯅꯨꯡꯂꯣꯟꯗ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤꯗꯨꯅ ꯁꯥꯊꯨꯞꯇꯨꯅ ꯂꯩꯔꯤꯕꯗꯨ ꯎꯔꯝꯃꯤ ꯃꯇꯝꯗꯨꯗ ꯃꯥꯏꯕ ꯃꯪꯒꯤꯖꯥꯎꯗꯨ ꯈꯣꯏꯔꯣ ꯃꯃꯣꯟ ꯃꯤꯅꯣꯛ ꯅꯣꯛꯇꯨꯅ ꯑꯇꯣꯝꯕꯤ ꯅꯪꯗꯤ ꯁꯤꯗ ꯀꯩꯗꯧꯔꯝꯂꯤꯕ ꯍꯅꯨꯕ ꯅꯪ ꯑꯣꯏꯔꯦ ꯍꯣꯏꯅꯦ ꯑꯩꯅꯤꯅꯦ ꯃꯪꯒꯤꯖꯥꯎꯅ ꯃꯇꯣꯝꯇ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯁꯣꯟꯕꯗꯨ ꯎꯕꯗ ꯂꯩꯁꯤꯒꯤ ꯃꯄꯥꯕꯨꯡ ꯑꯗꯨꯗꯤ ꯉꯛꯅ ꯇꯥꯗ ꯀꯅꯥꯒꯅꯣ ꯇꯥꯗꯅ ꯋꯥꯔꯤ ꯁꯥꯔꯤꯕꯗꯨꯕꯣ ꯀꯅꯥꯁꯨ ꯅꯠꯇꯦꯗ ꯏꯆꯥꯅꯨꯄꯤꯗ ꯆꯪꯂꯤꯕꯁꯤꯒꯅꯤ
ꯏꯆꯥ ꯅꯨꯄꯤꯗ ꯆꯪꯂꯤꯕꯁꯤꯕꯨ ꯀꯅꯥ ꯑꯣꯏꯔꯕꯅꯣ? ꯑꯇꯩ ꯅꯠꯇꯦꯗ ꯇꯔꯦꯠꯀꯤ ꯑꯇꯣꯝꯕꯤꯗꯨꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯥꯏꯕ ꯃꯪꯒꯤꯖꯥꯎ ꯃꯆꯤꯟꯗ ꯂꯩꯔꯣꯟ ꯑꯃ ꯁꯣꯟꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤꯗꯨꯅ ꯃꯆꯤꯟ ꯈꯖꯤꯛ ꯄꯩꯊꯣꯛꯂꯒ, "ꯍꯦ ꯍꯅꯨꯕ, ꯅꯪ ꯑꯗꯨꯝ ꯑꯩꯉꯣꯟꯗ ꯃꯍꯤ ꯀꯥꯞꯁꯤꯜꯂꯛꯀꯅꯨꯀꯣ꯫ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯏꯔꯦꯝꯂꯦꯝꯅ ꯅꯨꯄꯤ ꯃꯆꯥꯁꯤꯗꯒꯤ ꯊꯣꯛꯂꯛꯂꯣꯗꯅ." "ꯊꯣꯛꯂꯛꯑꯣꯏ, ꯑꯩꯒꯤ ꯑꯅꯤꯡꯕ ꯊꯨꯡꯗ꯭ꯔꯤ." "ꯀꯔꯤꯅꯣ ꯑꯗꯨꯗꯤ ꯅꯪꯒꯤ ꯑꯅꯤꯡꯕꯗꯣ ꯍꯥꯏꯔꯣꯗꯅ." ꯍꯦꯂꯣꯏ ꯑꯇꯣꯝꯕꯤꯗꯨ ꯂꯠꯂꯠ ꯇꯧꯗꯨꯅ ꯂꯩꯈꯤꯔꯝꯃꯤ꯫ ꯃꯇꯧꯗꯨꯗ ꯋꯥꯈꯜ ꯇꯥꯔꯕ ꯃꯥꯏꯕ ꯃꯪꯒꯤꯖꯥꯎꯅ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ, "ꯑꯩ ꯈꯪꯂꯦ, ꯅꯪꯒꯤꯁꯤ ꯅꯨꯄꯥꯒꯤ ꯅꯠꯇ꯭ꯔꯣ?" "ꯍꯣꯏ." "ꯀꯔꯤ? ꯈꯣꯌꯨꯝ ꯂꯥꯏ ꯅꯪꯅ ꯅꯃꯨ ꯇꯥꯏꯕꯪ ꯑꯣꯏꯕ ꯇꯝꯕ ꯅꯨꯄꯥꯗ ꯑꯁꯨꯛ ꯉꯥꯎꯔꯤꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥ?" "ꯑꯗꯨꯗꯤ ꯍꯥꯏꯅꯨꯗ, ꯑꯩꯅꯇ ꯂꯥꯟꯕ ꯅꯠꯇꯦꯀꯣ, ꯊꯥꯏꯅ ꯍꯟꯅꯨꯕꯁꯨ ꯑꯩꯉꯣꯟꯗ ꯉꯥꯎꯔꯝꯂꯤꯗꯨꯅꯤ." ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤꯗꯨꯅ ꯃꯤꯆꯤ ꯊꯛ ꯈꯠꯆꯤꯜꯂꯛꯄꯗ ꯃꯥꯏꯕ ꯁꯥꯕ ꯃꯪꯒꯤꯖꯥꯎꯗꯨ ꯏꯔꯥꯡ ꯄꯨꯕ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯂꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯌꯦꯡꯊꯣꯔꯛꯄꯗ ꯂꯩꯁꯤꯒꯤ ꯃꯄꯥꯅ ꯃꯉꯣꯟꯗ ꯉꯛꯅ ꯌꯦꯡꯂꯝꯕꯗꯨꯗ ꯏꯀꯥꯏꯅ, "ꯍꯩꯠ, ꯃꯗꯨꯒꯤ ꯊꯤ ꯑꯣꯜ ꯂꯣꯏꯈ꯭ꯔ ꯋꯥꯗꯣ ꯑꯃꯨꯛ ꯄꯨꯊꯣꯔꯛꯂꯒ ꯂꯩꯊꯣꯛꯅꯕ ꯇꯧꯗꯣ꯫ ꯍꯧꯖꯤꯛꯃꯛ ꯊꯨꯅꯅꯦ ꯊꯣꯛꯂꯛꯑꯣ, ꯑꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯑꯩꯒꯤ ꯍꯧꯅꯕꯤꯗꯣ ꯍꯧꯔꯛꯑꯒꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯪꯒꯤꯖꯥꯎ ꯂꯩꯔꯣꯟ ꯁꯣꯟꯕ ꯍꯧꯔꯛꯄꯗꯨꯗ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤꯗꯨꯗꯤ ꯄꯥꯈꯠꯄ ꯍꯧꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯇꯥꯟꯖꯥꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯃꯁꯦꯝ ꯇꯔꯨꯛꯁꯨ ꯌꯧꯁꯤꯜꯂꯛꯂꯝꯃꯤ꯫ ꯃꯁꯦꯝ ꯇꯔꯨꯛ ꯌꯧꯔꯛꯄꯗꯨꯗ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤꯗꯨꯗꯤ ꯃꯁꯦꯝ ꯇꯔꯨꯛꯅ ꯃꯇꯦꯡ ꯄꯥꯡꯂꯅꯤ ꯈꯟꯅ, "ꯇꯧꯔꯣ, ꯅꯪꯅ ꯀꯩꯗꯧꯖꯗꯣꯏꯕ? ꯍꯧꯖꯤꯛꯇꯤ ꯏꯁꯦꯝ ꯇꯔꯨꯛꯁꯨ ꯑꯩꯒꯤ ꯏꯇꯦꯡ ꯄꯥꯡꯕ ꯂꯥꯛꯏ." ꯍꯦꯂꯣꯏ ꯑꯍꯜꯅ, "ꯑꯩꯈꯣꯏꯅ ꯂꯥꯛꯂꯤꯕꯁꯦ ꯅꯪꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯂꯥꯛꯄ ꯅꯠꯇꯦ, ꯅꯪꯕꯨ ꯐꯥꯔꯒ ꯈꯣꯌꯨꯝ ꯂꯥꯏꯔꯦꯝꯂꯦꯟꯗ ꯄꯨꯅꯕ ꯂꯥꯛꯂꯤꯕꯅꯤ." ꯋꯥꯗꯨ ꯇꯥꯕꯗ ꯃꯥꯏꯕ ꯁꯥꯕ ꯃꯪꯒꯤꯖꯥꯎꯗꯨꯗꯤ ꯐꯔ ꯍꯪꯒꯠꯇꯈꯩ ꯅꯣꯛꯂꯝꯃꯤ꯫ ꯃꯥꯒꯤ ꯃꯇꯧꯗꯨꯗ ꯂꯩꯁꯤꯒꯤ ꯃꯄꯥꯗꯨꯗꯤ ꯍꯨꯃꯥꯡ ꯀꯥꯡꯅ, "ꯀꯩꯅꯣꯅꯦ, ꯃꯥꯏꯕ ꯁꯥꯕꯅꯦ ꯀꯧꯔꯤꯁꯤꯕꯨ ꯑꯉꯥꯎꯕ ꯑꯣꯏꯔꯕ꯭ꯔꯥ ꯀꯔꯤꯅꯣ? ꯏꯕꯨꯡꯉꯣ, ꯅꯪꯅ ꯈꯪꯗꯕ ꯈꯔ ꯂꯩꯔꯦ, ꯅꯪꯁꯨ ꯈꯪꯂꯕꯗꯤ ꯅꯣꯛꯇꯧꯔꯤꯕꯅꯤ." ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯪꯒꯤꯖꯥꯎꯅ ꯍꯦꯂꯣꯏ ꯃꯆꯤꯟ ꯃꯅꯥꯎꯅ ꯍꯥꯏꯅꯕ ꯋꯥꯐꯝꯗꯨ ꯂꯩꯁꯤꯒꯤ ꯃꯄꯥꯕꯨꯡꯗ ꯇꯝꯂꯝꯃꯤ꯫ ꯋꯥꯗꯨ ꯇꯥꯕꯗ ꯂꯩꯁꯤꯒꯤ ꯃꯄꯥꯕꯨꯡꯁꯨ ꯀꯩꯗ ꯅꯣꯛꯅꯤꯡꯂꯤꯕꯅꯣ ꯈꯪꯗꯦ, ꯐꯔ ꯍꯪꯒꯠꯇꯈꯩ ꯅꯣꯛꯂꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤ ꯅꯣꯛꯄꯗꯨ ꯇꯥꯕꯗ ꯂꯩꯁꯤꯒꯤ ꯃꯃꯥꯁꯨ ꯄꯥꯈꯠꯅ ꯆꯦꯟꯁꯤꯜꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯀꯔꯤ ꯇꯧꯔꯕꯒꯦ ꯍꯥꯏꯅ ꯍꯪꯂꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯂꯩꯁꯤꯒꯤ ꯃꯄꯥꯕꯨꯡꯅ ꯃꯃꯥꯗ ꯄꯥꯎꯗꯨ ꯇꯥꯕꯗ ꯂꯩꯁꯤꯒꯤ ꯃꯃꯥꯗꯤ ꯁꯥꯎꯔꯞꯅ, "ꯃꯥꯏꯗ, ꯅꯆꯥꯅꯨꯄꯤꯁꯦ ꯌꯦꯡꯍꯜꯂꯣ ꯍꯥꯏꯅ ꯃꯥꯏꯕ ꯀꯧꯔꯒ ꯃꯥꯏꯕ ꯁꯥꯕꯁꯤ ꯀꯣꯟꯁꯤꯟꯅꯔꯒ ꯆꯣꯏꯇ꯭ꯔꯪ ꯄꯥꯇ꯭ꯔꯪ ꯑꯣꯏꯅ ꯉꯥꯡꯗ ꯂꯩꯔꯦꯅꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯩꯁꯤꯒꯤ ꯃꯃꯥꯗꯨ ꯁꯥꯎꯅ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤꯗꯨꯒ ꯃꯁꯦꯝ ꯇꯔꯨꯛ ꯑꯗꯨꯒ ꯍꯟꯁꯤ ꯍꯜꯂꯣꯏ ꯍꯥꯏꯅ ꯌꯦꯠꯅꯔꯛꯂꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯍꯦꯂꯣꯏ ꯑꯍꯜ ꯑꯗꯨꯅ ꯃꯅꯥꯎꯅꯨꯄꯤ ꯑꯇꯣꯝꯕꯤꯗꯨ ꯑꯣꯟꯁꯤꯜꯂꯒ ꯇꯞꯅ, "ꯏꯆꯦꯒꯤ ꯇꯣꯝꯕꯤ, ꯏꯆꯦ ꯋꯥ ꯍꯥꯏꯒꯦꯁꯦ, ꯌꯦꯡꯉꯣꯏ, ꯇꯥꯏꯕꯪ ꯑꯣꯏꯕ ꯃꯈꯣꯏꯒ ꯈꯣꯌꯨꯝ ꯑꯣꯏꯕ ꯑꯩꯈꯣꯏꯒ ꯈꯛ ꯆꯥꯛꯇꯤꯟ ꯐꯤꯗꯤꯟꯅꯗꯨꯅ ꯆꯥꯔꯧ ꯃꯧꯔꯧꯅꯕ ꯌꯥꯕ ꯅꯠꯇꯦ꯫ ꯃꯗꯣ ꯇꯥꯏꯕꯪ ꯃꯂꯪꯄꯥꯟ ꯑꯅꯤꯁꯤꯒꯤ ꯂꯤꯛꯂꯝꯒꯤ ꯋꯥꯡꯃꯗꯅꯤ꯫ ꯅꯪꯅꯦ, ꯄꯟꯊꯧ ꯏꯅꯤꯡꯊꯧ ꯁꯣꯔꯥꯔꯦꯟꯒꯤ ꯑꯍꯥꯛꯄ ꯆꯩꯔꯥꯛ ꯀꯤꯗꯕ ꯇꯧꯒꯅꯨ꯫ ꯊꯨꯅ ꯑꯩꯈꯣꯏꯒ ꯈꯣꯌꯨꯝ ꯂꯥꯏꯔꯦꯝꯂꯦꯟꯗ ꯍꯟꯈ꯭ꯔꯁꯤ, ꯂꯥꯛꯑꯣꯅꯤ ꯅꯪꯕꯣ." ꯍꯦꯂꯣꯏ ꯑꯇꯣꯝꯕꯤꯗꯨ ꯂꯥꯏꯅꯤꯡꯊꯧ ꯁꯣꯔꯥꯔꯦꯟꯒꯤ ꯆꯩꯔꯥꯛ ꯄꯜꯂꯛꯄꯗꯨꯗ ꯈꯥꯡꯗꯨꯅ ꯂꯩꯕ ꯉꯝꯗ ꯂꯩꯁꯤꯒꯤ ꯅꯨꯡꯂꯣꯟꯗ ꯊꯨꯞꯇꯨꯅ ꯂꯩꯔꯝꯕꯗꯨꯗꯒꯤ ꯊꯣꯛꯂꯛꯇꯨꯅ ꯂꯩꯁꯤꯗ ꯍꯥꯏꯐꯦꯠ ꯍꯟꯅ ꯌꯦꯡꯂꯝꯂꯒ ꯈꯣꯌꯨꯝ ꯂꯥꯏꯔꯦꯝꯂꯦꯟ ꯇꯝꯈꯤꯔꯝꯃꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯏꯀꯨꯏ ꯀꯨꯏꯗꯅ ꯂꯩꯁꯤꯁꯨ ꯋꯥꯈꯜ ꯂꯥꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯋꯥꯈꯜ ꯂꯥꯛꯂꯕꯅꯤꯅ ꯃꯥꯏꯕꯁꯨ ꯑꯗꯨꯃꯛ ꯍꯟꯈꯤꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯍꯧꯅ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤꯗꯨ ꯃꯈꯣꯏ ꯃꯆꯤꯟ ꯃꯅꯥꯎ ꯇꯔꯦꯠꯀꯤ ꯌꯥꯀꯥꯄꯨꯡ ꯑꯗꯨꯗ ꯅꯣꯡꯃꯇ ꯃꯃꯥꯏ ꯑꯣꯜꯂꯨꯗ꯭ꯔꯤ꯫ ꯇꯥꯏꯕꯪ ꯃꯤꯔꯝꯂꯦꯟꯗꯁꯨ ꯈꯣꯡꯗꯥꯒꯦ ꯈꯜꯂꯨꯗ꯭ꯔꯤ꯫ ꯑꯁꯣꯝꯗꯅ ꯃꯇꯝ ꯈꯔ ꯂꯩꯔꯒꯗꯤ ꯊꯣꯖꯣꯒꯤ ꯑꯍꯜꯁꯤꯡꯒ ꯂꯩꯁꯤꯒꯤ ꯑꯍꯜꯁꯤꯡꯒ ꯌꯥꯅꯗꯨꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯂꯨꯍꯣꯡꯕꯒꯤ ꯃꯇꯝ ꯂꯦꯞꯂꯝꯃꯤ꯫ ꯈꯨꯜ ꯑꯃꯗꯅꯤ ꯀꯗꯔ ꯌꯥꯝꯅ ꯍꯩꯕꯤ ꯃꯃꯥ ꯃꯆꯥ ꯑꯃꯈꯛ ꯂꯩꯔꯝꯃꯤ꯫ ꯈꯨꯜ ꯂꯩꯀꯥꯏꯁꯤꯗ ꯃꯃꯥ ꯃꯆꯥ ꯑꯅꯤꯁꯤꯅ ꯀꯗꯔ ꯇꯧꯗꯨꯅ ꯈꯨꯜ ꯑꯁꯤ ꯂꯩꯔꯤꯕ ꯃꯤꯌꯥꯝ ꯈꯨꯗꯤꯡꯗꯒꯤ ꯁꯦꯜ ꯃꯌꯥꯝ ꯑꯃꯁꯨ ꯎꯕ ꯂꯧꯕꯅꯆꯤꯡꯕ ꯀꯌꯥ ꯑꯃ ꯇꯧꯔꯝꯃꯤ꯫ ꯈꯨꯜ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝꯁꯤꯡ ꯑꯗꯨꯁꯨ ꯃꯃꯥ ꯃꯆꯥꯒꯤ ꯀꯞꯁꯤ ꯂꯥꯛꯁꯤꯟꯅꯕ ꯃꯇꯧ ꯑꯗꯨꯗ ꯃꯈꯣꯏꯗꯒꯤ ꯂꯧꯈꯤꯕ ꯁꯦꯜꯁꯤꯡ ꯑꯗꯨ ꯊꯧꯕ ꯇꯟꯅꯗꯨꯅ ꯑꯃꯠꯇ ꯊꯧꯅꯔꯝꯗꯦ, ꯑꯗꯨꯃꯛ ꯇꯨꯃꯤꯟꯅ ꯂꯩꯁꯤꯟꯅꯔꯝꯃꯤ꯫ ꯃꯌꯥꯏ ꯋꯥꯏꯔꯞ ꯑꯍꯜ ꯑꯣꯏꯔꯕꯤ ꯅꯨꯄꯤ ꯑꯃ ꯃꯥꯒꯤ ꯐꯤꯖꯤꯗ ꯀꯤꯁꯤꯟꯗꯨꯅ ꯌꯥꯎꯔꯤꯕ ꯁꯦꯜ ꯑꯗꯨꯕꯨ ꯂꯧꯊꯣꯛꯇꯨꯅ ꯅꯥꯀꯜ ꯑꯗꯨꯗ ꯃꯃꯥꯏ ꯃꯃꯤꯠ ꯄꯨꯝꯕ ꯈꯨꯝꯖꯤꯟꯗꯨꯅ ꯀꯞꯂꯤꯕꯤ ꯃꯧ ꯑꯗꯨꯗ ꯌꯦꯡꯗꯨꯅ ꯁꯦꯜ ꯑꯗꯨ ꯄꯤꯔꯛꯂꯝꯃꯤ꯫ "ꯏꯕꯦꯝꯃ ꯖꯃꯨꯅꯥ, ꯀꯞꯄꯅꯨꯅꯦ ꯅꯪꯕꯣ, ꯏꯅꯦꯁꯨꯅꯦ ꯅꯪꯒꯤ ꯅꯇꯧ ꯑꯗꯨꯗ ꯁꯦꯜ ꯑꯁꯦ ꯄꯤꯔꯣꯏꯒꯦ ꯍꯦꯛꯇ ꯉꯝꯗꯦꯗꯣ." ꯅꯨꯄꯤꯗꯨ ꯀꯞꯇꯨꯅ, "ꯏꯆꯦ, ꯑꯩꯁꯨ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ, ꯅꯅꯥꯎ ꯅꯨꯄꯥꯗꯨꯁꯨ ꯉꯟꯇꯥꯅ ꯂꯩꯈꯤꯗ꯭ꯔꯦꯗꯣ꯫ ꯏꯆꯦ,
ꯅꯅꯥꯎꯗꯤ ꯑꯣꯟꯊꯣꯛꯅ ꯋꯥꯅ ꯂꯩꯕ ꯍꯥꯏꯕꯗꯣ ꯑꯣꯏꯔꯕꯅꯤ ꯕꯦꯝꯃ ꯅꯪꯕꯨ ꯀꯞꯀꯅꯨꯅꯦ ꯏꯆꯦꯅ ꯄꯤꯔꯤꯕ ꯁꯦꯜ ꯑꯗꯨꯅꯅꯦ ꯀꯔꯤꯅꯣ ꯉꯁꯤꯒꯤꯗꯤ ꯅꯃꯥꯅ ꯆꯥꯅꯅꯕ ꯁꯤꯜꯂꯨꯀꯣ ꯏꯆꯦꯁꯨꯅꯦ ꯍꯟꯗꯛꯇꯤ ꯁꯦꯜꯁꯦ ꯈꯔ ꯋꯥꯏ ꯏꯆꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯏꯆꯦꯒꯤ ꯃꯇꯦꯡꯁꯦ ꯅꯅꯥꯎ ꯄꯨꯟꯁꯤꯒꯤ ꯀꯥꯎꯖꯔꯣꯏ ꯑꯗꯨꯗꯤ ꯏꯆꯦ ꯑꯩ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ ꯍꯣꯏ ꯆꯠꯂꯨ ꯏꯆꯦ ꯊꯤꯟꯗꯣꯛꯇ꯭ꯔꯦꯀꯣ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯖꯃꯨꯅꯥ ꯑꯗꯨ ꯆꯠꯈꯤꯔꯝꯃꯤ ꯑꯃꯨꯕꯤ ꯋꯥꯈꯜꯗ ꯁꯨꯝꯅ ꯈꯜꯂꯤ ꯑꯩꯗꯤ ꯑꯣꯟꯊꯣꯛꯄꯅꯤꯗ ꯉꯁꯤ ꯑꯩꯅ ꯄꯤꯈ꯭ꯔꯤꯕ ꯁꯦꯜ ꯑꯁꯦ ꯂꯦꯝꯅ ꯄꯤꯕꯒ ꯆꯞ ꯃꯥꯟꯅꯔꯕꯅꯤꯗꯀꯣ ꯑꯗꯨꯕꯨꯗꯤꯅꯦ ꯃꯥꯒꯤ ꯀꯞꯆꯟꯅꯕꯤ ꯑꯁꯤꯗꯅꯤ ꯑꯩꯁꯨ ꯍꯦꯛꯇ ꯄꯤꯔꯣꯏꯒꯦ ꯉꯝꯗꯕ ꯖꯃꯨꯅꯥ ꯃꯌꯨꯝꯒꯤ ꯁꯨꯃꯥꯡ ꯑꯗꯨ ꯂꯦꯞꯇꯨꯅ ꯃꯆꯥꯅꯨꯄꯤꯕꯨ ꯇꯥꯅꯕ ꯍꯥꯏꯗꯨꯅ ꯀꯧꯔꯛꯂꯝꯃꯤ ꯕꯦꯝꯃ ꯌꯥꯏꯁꯥ ꯅꯪꯕꯨ ꯇꯥꯔꯕ꯭ꯔꯣ ꯍꯥꯏꯌꯦ ꯃꯄꯥꯟꯗ ꯊꯣꯛꯂꯛꯎꯅꯦ ꯌꯥꯏꯁꯥ ꯃꯃꯥꯅ ꯀꯧꯔꯛꯂꯤꯕꯗꯨ ꯇꯥꯕꯗ ꯏꯃꯨꯡꯗꯒꯤ ꯌꯥꯝꯅ ꯍꯔꯥꯎꯅ ꯃꯪꯒꯣꯜ ꯑꯗꯨꯗ ꯆꯦꯟꯊꯣꯔꯛꯂꯝꯃꯤ ꯑꯗꯨꯒ ꯏꯃꯥ ꯁꯦꯜꯕꯨ ꯄꯤꯔꯛꯂꯕ꯭ꯔꯣ ꯑꯩꯗꯤ ꯆꯥꯛ ꯂꯥꯝꯕꯅ ꯌꯥꯗ꯭ꯔꯕꯅꯤ ꯁꯦꯜꯕꯨꯗꯤ ꯄꯤꯔꯛꯑꯦ ꯏꯆꯦ ꯑꯃꯨꯕꯤꯗꯒꯤꯅꯦ ꯍꯦꯛꯇ ꯇꯧꯁꯤꯟꯅꯔꯒ ꯂꯧꯔꯛꯂꯕꯅꯤ ꯁꯦ ꯊꯝꯖꯜꯂꯨ ꯏꯃꯥ ꯁꯦꯜꯁꯤꯕꯨꯗꯤ ꯊꯝꯒꯦ ꯑꯗꯣ ꯑꯩ ꯆꯥꯛ ꯌꯥꯝ ꯂꯥꯝꯃꯤ ꯀꯔꯤꯅꯣ ꯅꯪꯕꯨ ꯆꯥꯛꯀ ꯊꯣꯡꯗ꯭ꯔꯤꯕ꯭ꯔꯣ ꯑꯩꯅ ꯅꯪꯕꯨ ꯅꯃꯥꯕꯣꯛ ꯍꯣꯏꯗꯒꯤ ꯆꯦꯡ ꯑꯗꯣ ꯂꯧꯔꯝꯃꯣꯅ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯌꯥꯏꯁꯥ ꯃꯆꯤꯟꯗꯣ ꯈꯔ ꯇꯨꯝꯊꯣꯛꯇꯨꯅ ꯏꯃꯥ ꯑꯩꯈꯣꯏ ꯏꯃꯥꯕꯣꯛꯁꯦ ꯌꯥꯝ ꯐꯠꯇꯦ ꯑꯩꯅ ꯆꯦꯡ ꯈꯤꯇ ꯄꯤꯌꯨꯅ ꯍꯥꯏꯕꯅꯤ ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯊꯤꯅ ꯉꯥꯡꯉꯛꯑꯗꯅ ꯑꯗꯨꯕꯨ ꯀꯔꯤ ꯍꯥꯏꯔꯛꯏꯅꯣ ꯃꯤ ꯅꯃꯥꯕꯣꯛꯅ ꯅꯕꯣꯛꯇꯣ ꯂꯥꯝꯃꯗꯤꯅꯦ ꯊꯕꯛ ꯁꯨꯕ ꯇꯝꯃꯣꯏ ꯏꯁ ꯃꯥꯒꯤ ꯃꯊꯧ ꯀꯔꯤ ꯂꯩ ꯍꯥꯏꯒꯦ ꯍꯥ ꯑꯩꯈꯣꯏꯅ ꯊꯕꯛ ꯁꯨꯗꯅ ꯅꯨꯡꯉꯥꯏꯅ ꯂꯩꯕꯁꯤꯗꯅꯦ ꯀꯜꯂꯛꯇꯅ ꯇꯧꯔꯤꯕꯅꯤ ꯃꯥꯒꯤꯗꯣ ꯏꯃꯥ ꯌꯥꯔꯁꯦ ꯆꯦꯡꯗꯣ ꯑꯃꯨꯛꯇꯒ ꯍꯟꯅ ꯂꯩꯔꯨꯔꯣꯕ ꯑꯩ ꯆꯥꯛ ꯌꯥꯝ ꯂꯥꯝꯃꯦꯕ ꯆꯠꯂꯣ ꯆꯦꯡꯗꯣ ꯍꯥꯟꯅ ꯂꯩꯔꯨꯔꯣꯕ ꯖꯃꯨꯅꯥ ꯋꯥꯈꯜꯗꯨ ꯉꯥꯏꯍꯥꯛ ꯈꯟꯕ ꯌꯥꯕ ꯈꯜꯂ ꯃꯇꯨꯡ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯂꯩꯔꯦ ꯃꯃꯥꯡ ꯊꯪꯕꯒꯤ ꯏꯅꯦ ꯀꯨꯃꯨ ꯍꯣꯏꯒꯤ ꯄꯣꯠꯐꯝ ꯑꯁꯤꯗꯅꯦ ꯍꯦꯛꯇ ꯇꯧꯁꯤꯟꯅꯔꯨꯔꯒꯦ ꯑꯁꯤ ꯈꯟꯗꯨꯅ ꯖꯃꯨꯅꯥ ꯌꯥꯏꯁꯥꯗ ꯆꯥꯛꯃꯩ ꯊꯥꯒꯠꯂꯝꯃꯨ ꯍꯥꯏꯔꯝꯗꯨꯅ ꯄꯣꯠꯐꯝ ꯇꯝꯅ ꯂꯥꯛꯂꯝꯃꯤ ꯀꯨꯃꯨꯒꯤ ꯄꯣꯠꯐꯝ ꯑꯗꯨꯗ ꯐꯝꯗꯨ ꯂꯩꯔꯝꯕꯅꯤ ꯖꯃꯨꯅꯥ ꯂꯥꯛꯄ ꯎꯕꯗꯨꯗ ꯏꯁ ꯑꯩꯗꯤꯅꯦ ꯄꯦꯜꯂꯕꯅꯤ ꯈꯨꯂꯥꯡꯈꯥꯐꯥꯎ ꯀꯧꯗ꯭ꯔꯤ ꯁꯦꯜ ꯍꯥꯟꯅ ꯃꯥꯡꯗꯧꯔꯦꯗꯅ ꯀꯨꯃꯨ ꯅꯪꯕꯨ ꯂꯩꯕ꯭ꯔꯣ ꯀꯨꯃꯨ ꯌꯥꯝ ꯇꯟꯅ ꯏꯆꯦ ꯂꯩ ꯀꯔꯤ ꯂꯧꯁꯤꯒꯦ ꯕꯦꯝꯃ ꯆꯦꯡꯗꯣ ꯈꯔ ꯑꯝꯇ ꯂꯧꯒꯦ ꯑꯗꯨꯒ ꯑꯂꯨ ꯈꯔꯒ ꯀꯨꯃꯨ ꯌꯥꯝ ꯇꯟꯅ ꯖꯃꯨꯅꯥꯅ ꯍꯥꯏꯔꯛꯂꯤꯕ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨ ꯈꯥꯎ ꯃꯆꯥ ꯑꯃꯗ ꯌꯣꯝꯂꯕ ꯃꯇꯨꯡ ꯏꯆꯦ ꯁꯤꯗ ꯂꯩꯔꯦ ꯀꯩꯅꯣ ꯍꯧꯖꯤꯛ ꯐꯥꯎꯕ ꯆꯥꯛ ꯊꯣꯡꯗ꯭ꯔꯤꯕ꯭ꯔꯣ ꯖꯃꯨꯅꯥ ꯅꯣꯛꯁꯤꯟꯅꯗꯨꯅ ꯏꯆꯦꯗꯣ ꯑꯁꯤ ꯊꯪꯅꯕ ꯈꯨꯜꯗ ꯊꯕꯛ ꯑꯃ ꯆꯠꯂꯨꯔꯦ ꯈꯪꯗꯦꯗ ꯏꯕꯦꯝꯃ ꯂꯥꯏꯔꯕ ꯍꯥꯏꯕꯁꯦ ꯃꯤꯅꯒ ꯁꯤꯟꯊꯥꯕꯤꯕ ꯅꯠꯇꯦꯀꯣ ꯀꯨꯃꯨ ꯋꯥꯈꯜꯗ ꯇꯨꯃꯤꯟꯅ ꯈꯜꯂꯝꯃꯤ ꯍꯧꯔꯦꯗꯅ ꯖꯃꯨꯅꯥ ꯀꯞꯁꯤꯟꯅꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ ꯕꯦꯝꯃ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯂꯥꯏꯕꯛꯁꯦ ꯑꯣꯏꯍꯩꯕ ꯂꯥꯏꯕꯛ ꯅꯠꯇꯦꯗ ꯑꯣꯟꯊꯣꯛꯅ ꯋꯥꯅ ꯏꯆꯥꯁꯤꯒ ꯂꯩꯔꯤꯕꯅꯤ ꯏꯆꯦ ꯀꯩꯁꯨ ꯈꯟꯖꯜꯂꯨꯅꯨꯗ ꯃꯤꯑꯣꯏꯕ ꯍꯥꯏꯕꯁꯤꯗꯤ ꯁꯤ ꯉꯥꯛꯇꯅꯤ ꯀꯅꯥꯅꯁꯨ ꯇꯝꯕ ꯉꯝꯕ ꯅꯠꯇꯦꯗ ꯀꯨꯃꯨ ꯅꯆꯦꯗꯤ ꯑꯍꯜ ꯑꯣꯏꯔꯛꯂꯦꯗꯣ ꯊꯕꯛ ꯏꯪꯈꯥꯡ ꯁꯨꯕ ꯉꯝꯕꯁꯨ ꯅꯠꯇꯦ ꯈꯪꯗꯦꯗ ꯂꯩꯀꯥꯏꯅꯤꯅ ꯇꯧꯔꯤꯕꯁꯤꯁꯨꯅꯦ ꯂꯥꯏꯔꯕ ꯑꯩꯈꯣꯏꯕꯨ ꯅꯨꯡꯁꯤꯕꯤꯕ ꯀꯅꯥꯝꯇ ꯌꯥꯎꯗꯦ ꯑꯗꯨꯒꯤ ꯁꯔꯨꯛꯅꯦ ꯊꯤꯅ ꯆꯩꯕꯤꯕ ꯉꯥꯡꯕꯤꯕ ꯉꯥꯛꯇ ꯀꯨꯃꯨ ꯇꯞꯅ ꯏꯆꯦ ꯈꯪꯗ꯭ꯔꯤꯗ ꯇꯧꯔꯤꯁꯦ ꯑꯩꯈꯣꯏꯅ ꯏꯆꯦꯍꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯕꯁꯨ ꯅꯠꯇꯦꯗꯣ ꯖꯃꯨꯅꯥ ꯑꯗꯨꯃꯛ ꯀꯞꯇꯨꯅ ꯀꯨꯃꯨ ꯏꯆꯦꯁꯤ ꯌꯥꯝꯅ ꯋꯥꯏꯅꯦ ꯅꯣꯡꯃꯇ ꯏꯆꯥꯁꯤ ꯐꯥꯎꯕ ꯃꯕꯨꯛ ꯊꯟꯅ ꯄꯤꯖꯕ ꯉꯝꯗꯦꯗꯣ ꯀꯨꯃꯨ ꯖꯃꯨꯅꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯏꯆꯦ ꯑꯩꯁꯨ ꯄꯣꯠꯐꯝ ꯑꯁꯤ ꯐꯝꯂꯒ ꯇꯦꯛ ꯍꯤꯡꯖꯕꯅꯤꯗꯣ ꯆꯦꯡ ꯈꯔꯁꯤ ꯄꯨꯔꯒꯅꯦ ꯉꯁꯤꯒꯤꯗꯤ ꯄꯥꯡꯅ ꯁꯥꯅꯕ ꯆꯥꯕꯤꯔꯨꯔꯣ ꯖꯃꯨꯅꯥ ꯀꯞꯂꯝꯕꯗꯨ ꯑꯃꯨꯛ ꯇꯣꯛꯂꯗꯨꯅ ꯍꯣꯏ ꯑꯗꯨꯗꯤꯅꯦ ꯏꯆꯦ ꯑꯃꯨꯛ ꯆꯠꯂꯒꯦꯀꯣ ꯖꯃꯨꯅꯥ ꯀꯨꯃꯨꯗꯒꯤ ꯆꯦꯡ ꯍꯥꯞꯄ ꯈꯥꯎ ꯃꯆꯥꯗꯨ ꯂꯧꯗꯨꯅ ꯑꯃꯨꯛ ꯃꯌꯨꯝꯂꯣꯝꯗ ꯍꯟꯈꯤꯔꯝꯃꯤ ꯀꯨꯃꯨ ꯖꯃꯨꯅꯥ ꯆꯠꯈ꯭ꯔ ꯃꯇꯨꯡ ꯃꯆꯤꯟꯗ ꯁꯨꯝꯅ ꯁꯣꯜꯂꯤ ꯑꯩꯗꯤꯅꯦ ꯄꯤꯔꯣꯏꯒꯦ ꯇꯧꯕꯅꯦꯕ ꯍꯦꯛꯇ ꯉꯝꯗꯕ ꯀꯌꯥꯗꯤ ꯌꯥꯝꯃꯦ ꯃꯥꯅ ꯀꯞꯄꯒ ꯂꯥꯎꯕꯒ ꯇꯧꯗꯅ ꯂꯧꯔꯤ ꯃꯌꯥꯝꯁꯦ ꯊꯕꯛ ꯁꯨꯗꯨꯅ ꯁꯦꯜ ꯇꯥꯟꯒꯦꯗꯤ ꯍꯥꯏꯗꯦꯕ ꯄꯦꯜꯂꯕꯅꯤꯅꯀꯣ ꯑꯩ ꯍꯥꯏꯔꯤꯕꯁꯤꯅꯤ ꯆꯥꯛꯈꯨꯝ ꯑꯗꯨꯗꯅꯤ ꯃꯃꯥ ꯃꯆꯥꯗꯨ ꯅꯣꯛꯅꯣꯛꯇꯅ ꯆꯥꯛ ꯑꯗꯨꯕꯨ ꯆꯥꯔꯤ ꯏꯃꯥ ꯃꯤꯉꯣꯟꯗꯒꯤ ꯁꯨꯝ ꯂꯧꯔꯒ ꯆꯥꯕꯁꯤꯅꯕꯨ ꯍꯦꯟꯅ ꯅꯨꯡꯉꯥꯏ ꯑꯩꯗꯤ ꯁꯤꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏ ꯈꯜꯂꯛꯏ
Jamuna sunokutuna asininya asingba hairibase imadinya tabak suba kaido yam talli wasu wai sumaina mingondagi kapsinadana lauraga sabasina hena phatro asengba ima aisu tabak suba kaido yam talli sumaina mingondagi lauraga sabasina sinen hawi ma asi haiduna mama masadu chakhumatuda chaksari mathangi numitni Jamuna tumbi hoigi mangolduda phamduna magi oiba tausinaba wari kaya ma liri tumbisu hangamadu manduna Jamunagi wari adubu tarami tumbi khangdida isi hoigi punsi se onthokna su pen khidre isia punsi haibase si ngaktani khara su khangba tabani adubudi sumba khara leirabadi isa nupi sisu mayum panbagi matam yausilaklani to as khangdida mathasi onthokna sakre tumbi insang do manna isia nasana pido angang sunati mamana bisingna sil tanari bisingsia asigum mas talaludana is karaidagi aina ganya adu hariba yabana tini nangbo tombi taningraduna isia thabak suba talabadi sadabasu tamba tabani subham nompham do irei leidribani mi tawrise aini hena suninglibani ado nangi hangam asibu lemdoiro lemgado oiradi isi khra pukraki ꯑꯩꯈꯣꯏꯒꯤꯗꯤ ꯃꯤ ꯑꯅꯤꯈꯛꯅꯤꯅꯅꯦ ꯃꯒꯥ ꯑꯍꯨꯝ ꯃꯔꯤꯅ ꯑꯗꯨꯝ ꯀꯣꯟꯅꯅꯤꯗ ꯇꯣꯝꯕꯤꯗꯨ ꯖꯃꯨꯅꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯍꯦꯟꯅ ꯍꯩꯅꯗ꯭ꯔꯗꯨꯅ ꯍꯣꯏꯁꯦ ꯏꯆꯦ ꯄꯨꯗ ꯍꯦꯛ ꯄꯨꯕꯤꯈ꯭ꯔꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯪꯒꯥꯝ ꯑꯗꯨ ꯄꯤꯔꯛꯏ ꯖꯃꯨꯅꯥꯁꯨ ꯍꯪꯒꯥꯝ ꯑꯗꯨ ꯐꯪꯂꯕꯗ ꯃꯌꯨꯝꯂꯣꯝꯗ ꯑꯃꯨꯛ ꯍꯟꯈ꯭ꯔꯦ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ ꯖꯃꯨꯅꯥ ꯃꯪꯒꯣꯜ ꯑꯗꯨꯗ ꯃꯧ ꯆꯟꯅꯗꯕꯤ ꯃꯌꯥꯝ ꯑꯃ ꯂꯣꯏꯅꯗꯨꯅ ꯌꯨ ꯊꯛꯇꯨꯅ ꯖ꯭ꯋꯥꯔ ꯁꯥꯟꯅꯔꯝꯃꯤ ꯃꯧ ꯑꯃꯅ ꯏꯆꯦ ꯖꯃꯨꯅꯥ ꯂꯩꯀꯥꯏꯁꯦ ꯏꯆꯦꯅꯕꯨ ꯁꯦꯜ ꯍꯦꯛ ꯍꯪꯂꯕ ꯄꯤꯗꯕ ꯉꯝꯗꯕ ꯀꯅꯥꯝꯇ ꯍꯦꯛ ꯂꯩꯇꯦ ꯑꯩꯈꯣꯏꯅꯒ ꯅꯣꯡ ꯐꯥꯗꯣꯛ ꯍꯪꯂꯨꯔꯗꯤꯅꯦ ꯂꯩꯇꯦ ꯉꯥꯛꯇꯅꯤ ꯖꯃꯨꯅꯥ ꯅꯣꯛꯇꯨꯅ ꯅꯪꯅ ꯍꯦꯛ ꯉꯥꯡꯕꯁꯤꯃꯀꯣ ꯃꯧ ꯑꯃꯅ ꯑꯁꯦꯡꯕꯅꯤ ꯏꯆꯦ ꯊꯕꯛ ꯍꯥꯏꯔ ꯁꯨꯕꯁꯨ ꯅꯠꯇꯦ ꯏꯆꯦꯅ ꯃꯥꯡꯍꯜꯂꯤꯕ ꯁꯦꯜꯁꯦ ꯑꯣꯟꯊꯣꯛꯅꯁꯨ ꯌꯥꯝꯈ꯭ꯔꯦꯗ ꯖꯃꯨꯅꯥ ꯃꯥꯅ ꯃꯥꯡꯍꯜꯂꯤꯕ ꯁꯦꯜꯁꯤꯡ ꯑꯁꯤꯒꯤ ꯃꯔꯝꯗ ꯃꯥ ꯋꯥꯔꯤ ꯁꯥꯟꯅꯕ ꯄꯥꯝꯂꯝꯗꯦ ꯃꯔꯝꯗꯤ ꯁꯦꯜꯁꯤꯡ ꯑꯁꯤ ꯃꯥꯅ ꯃꯤꯉꯣꯟꯗꯒꯤ ꯈꯔ ꯀꯞꯁꯤꯟꯅ ꯈꯔ ꯇꯧꯁꯤꯟꯅ ꯇꯧꯗꯨꯅ ꯂꯧꯔꯛꯈꯤꯕ ꯁꯦꯜ ꯑꯣꯏꯕꯅ ꯃꯥ ꯃꯈꯥ ꯇꯥꯅ ꯋꯥꯔꯤ ꯁꯥꯅꯤꯡꯗꯕꯅꯤ ꯑꯗꯨꯅ ꯁꯝꯖꯤꯟꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ ꯌꯥꯔꯦꯁꯤ ꯑꯗꯨꯒꯤ ꯁꯔꯨꯛꯅꯦ ꯁꯦꯜꯗꯣ ꯈꯔ ꯌꯥꯝꯅ ꯊꯥꯖꯤꯜꯂꯨ ꯍꯣꯔꯦꯟ ꯅꯌꯨꯝ ꯍꯟꯈꯤꯕꯗꯅꯦ ꯅꯈꯨꯠ ꯈꯨꯕꯥꯛ ꯑꯗꯣ ꯊꯟꯅ ꯄꯥꯏꯈꯤꯅꯕ ꯑꯃꯨꯛ ꯄꯨꯟꯅ ꯅꯣꯛꯂꯤ ꯃꯧꯁꯤꯡ ꯑꯗꯨ ꯑꯔꯩꯕ ꯁꯦꯜ ꯄꯨꯊꯣꯛꯅꯗꯨꯅ ꯅꯨꯄꯥ ꯑꯃꯒꯤ ꯃꯇꯧꯒꯨꯝꯅ ꯊꯤꯡꯕꯤꯅꯕ ꯌꯥꯎꯗ ꯖ꯭ꯋꯥꯔ ꯑꯗꯨꯕꯨ ꯀꯟꯅ ꯁꯥꯟꯅꯔꯤ ꯁꯅꯥꯅ ꯏꯇꯥ ꯍꯩ ꯃꯦꯠꯄꯗꯨ ꯆꯥꯁꯦ ꯍꯥꯏꯔꯗꯤ ꯒꯩꯁꯥꯁꯦ ꯌꯥꯎꯍꯟꯒꯨꯝꯁꯤꯀꯣ ꯑꯃꯨꯛ ꯆꯥꯕꯒ ꯑꯝꯇ ꯐꯪꯍꯧꯔꯣꯏꯕ ꯐꯪꯖꯗ ꯈꯨꯠꯁꯥ ꯑꯃ ꯌꯥꯎꯔꯤ ꯃꯉꯣꯟꯗ ꯇꯣꯅꯨꯅ ꯑꯩꯁꯨꯅꯦ ꯃꯥ ꯌꯥꯎꯗꯣꯏꯔꯗꯤ ꯇꯜꯂꯤꯀꯣ ꯃꯁꯛꯇꯨꯒ ꯁꯨꯅ ꯃꯔꯣꯝ ꯁꯨꯅꯤꯡꯗ꯭ꯔꯤꯕ ꯊꯥꯔꯣꯅ ꯅꯣꯏꯅ ꯄꯉꯥꯡꯗ ꯉꯥꯡꯂꯒ ꯂꯩ ꯂꯥꯛꯇ꯭ꯔꯤꯉꯩꯁꯤ ꯆꯥꯅꯕ ꯍꯩꯗꯣ ꯑꯍꯥꯟ ꯑꯝꯇ ꯍꯦꯛꯎꯁꯤ ꯑꯗꯨꯝꯅ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯍꯩꯗꯨꯕꯨ ꯍꯦꯛꯇꯨꯅ ꯆꯥꯔꯝꯃꯤ ꯃꯈꯣꯏꯅ ꯑꯗꯨꯝꯅ ꯆꯥꯔꯤꯉꯩ ꯌꯥꯏꯁꯥ ꯃꯈꯣꯏꯒꯤ ꯃꯅꯥꯛ ꯑꯗꯨ ꯂꯥꯛꯂꯝꯃꯤ ꯏꯇꯥ ꯅꯈꯣꯏꯗꯤ ꯍꯩꯒꯗꯣ ꯅꯈꯣꯏ ꯈꯛꯇꯪ ꯃꯦꯠꯂꯒ ꯆꯥꯔꯤꯕꯅꯤꯅꯦ ꯊꯥꯔꯣꯅ ꯏꯇꯥ ꯆꯥꯕꯗ ꯉꯥꯏꯔꯤꯌꯦ ꯏꯇꯥꯁꯨ ꯆꯥꯁꯤꯜꯂꯛꯑꯣ ꯌꯥꯏꯁꯥ ꯍꯩ ꯃꯦꯠꯄꯗꯨ ꯎꯕꯗ ꯃꯈꯥ ꯇꯥꯅ ꯋꯥꯗꯨ ꯉꯥꯡꯂꯨꯕ ꯇꯧꯗ ꯐꯝꯊꯗꯨꯅ ꯍꯩ ꯃꯦꯠꯄꯗꯨꯕꯨ ꯆꯥꯔꯝꯃꯤ ꯌꯥꯏꯁꯥꯅ ꯍꯩ ꯃꯦꯠꯄꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯍꯥꯎꯈ꯭ꯔꯦꯗ ꯇꯣꯅꯨꯅ ꯏꯇꯥ ꯌꯥꯏꯁꯥ ꯍꯌꯦꯡꯗꯤ ꯄꯥꯠꯇ ꯆꯠꯇꯨꯅ ꯉꯥ ꯐꯥꯔꯨꯁꯦ ꯑꯗꯨꯒ ꯏꯇꯥ ꯑꯩꯈꯣꯏ ꯃꯔꯤꯅ ꯐꯥꯔꯛꯄ ꯉꯥꯁꯤꯡ ꯑꯗꯣ ꯆꯥꯛ ꯆꯥꯅꯁꯤ ꯌꯥꯏꯁꯥ ꯌꯥꯝ ꯇꯟꯅ ꯑꯁ ꯏꯇꯥ ꯑꯩ ꯉꯥ ꯐꯥꯕꯒ ꯇꯜꯂꯤꯗ ꯅꯨꯡꯁꯥ ꯃꯔꯛ ꯑꯁꯤꯗ ꯑꯩ ꯇꯜꯂꯤꯗ ꯌꯥꯎꯕ ꯏꯇꯥ ꯍꯣꯏ ꯑꯗꯨꯝ ꯐꯥꯔꯨꯁꯣ ꯁꯅꯥꯅ ꯍꯣꯏꯗ ꯌꯥꯎꯗ꯭ꯔꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦꯗ ꯌꯥꯏꯁꯥ ꯍꯩ ꯃꯦꯠꯄꯗꯨ ꯆꯥꯅ ꯇꯞꯂꯞꯅ ꯇꯣꯅꯨꯗꯨ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ ꯏꯇꯥ ꯇꯣꯅꯨ ꯏꯇꯥꯒꯤ ꯁꯅꯥꯒꯤ ꯂꯦꯛꯇꯣ ꯍꯌꯦꯡꯇ ꯋꯥꯏꯒꯦ ꯌꯥꯕ꯭ꯔꯣ ꯇꯣꯅꯨ ꯉꯛꯅ ꯀꯩꯒꯤꯅꯣ ꯀꯥꯏ ꯆꯠꯄꯗ ꯁꯤꯒꯦ ꯍꯥꯏꯅꯣ ꯍꯌꯦꯡꯗꯣ ꯇꯥ ꯈꯣꯏꯃꯨꯒ ꯑꯝꯇ ꯎꯅꯔꯒꯦ ꯇꯧꯕꯅꯤ ꯀꯨꯏꯔꯣꯏꯌꯦ ꯍꯜꯂꯛꯄꯒ ꯐꯠ ꯑꯗꯨꯝ ꯄꯤꯔꯛꯀꯦ ꯏꯇꯥ ꯌꯥꯔꯣꯏꯗ ꯅꯨꯄꯥ ꯎꯅꯕꯕꯨ ꯂꯤꯛꯁꯤꯗ꯭ꯔꯗꯤ ꯌꯥꯗ꯭ꯔꯕꯣ ꯌꯥꯏꯁꯥ ꯇꯣꯅꯨꯒꯤ ꯄꯤꯅꯤꯡꯗꯕꯒꯤ ꯃꯇꯧꯗꯨ ꯎꯕꯗ ꯃꯈꯣꯟ ꯑꯗꯨ ꯅꯧꯊꯗꯨꯅ ꯇꯧꯁꯤꯟꯅꯔꯒ ꯍꯥꯏꯔꯛꯂꯝꯃꯤ ꯏꯇꯥ ꯌꯥꯔꯦꯗ ꯏꯇꯥꯅ ꯄꯤꯅꯤꯡꯗ꯭ꯔꯕꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯩꯈꯣꯏꯗꯕꯨ ꯀꯅꯥꯅ ꯄꯤꯅꯤꯡꯗꯣꯏꯅꯣ ꯁꯅꯥꯅ ꯏꯇꯥ ꯌꯥꯏꯁꯥ ꯑꯗꯨꯃꯥꯏꯅ ꯍꯥꯏꯅꯨꯗ ꯏꯇꯥ ꯑꯁꯦꯡꯕꯗꯨꯕꯨ ꯍꯥꯏꯕꯅꯤꯗ ꯂꯥꯏꯔꯕ ꯑꯩꯈꯣꯏꯕꯨ ꯀꯅꯥꯅ ꯅꯨꯡꯁꯤꯕꯤꯗꯣꯏꯅꯣ ꯏꯇꯥ
ꯌꯥꯏꯁꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯇꯣꯅꯨ ꯇꯤꯟꯅꯔꯨꯕ ꯀꯧꯕꯅ ꯑꯃꯨꯛ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯏꯇꯥ ꯌꯥꯔꯦꯁꯦ ꯁꯤꯔꯨꯔꯣ, ꯑꯗꯨ ꯏꯇꯥ ꯅꯪ ꯍꯜꯂꯛꯄꯒ ꯑꯗꯨꯝ ꯄꯨꯔꯛꯎꯀꯣ꯫ ꯌꯥꯏꯁꯥ ꯍꯔꯥꯎꯅ ꯍꯣꯏ ꯏꯇꯥ ꯑꯩ ꯍꯜꯂꯛꯄꯒ ꯑꯗꯨꯝ ꯄꯤꯔꯛꯀꯦ꯫ ꯑꯁꯨꯝꯅ ꯁꯨꯝ ꯍꯧꯈ꯭ꯔꯦ ꯌꯥꯏꯁꯥ ꯇꯣꯅꯨꯗꯒꯤ ꯋꯥꯏꯔꯛꯄ ꯁꯅꯥꯗꯨꯕꯨ ꯁꯤꯗꯨꯅ ꯈꯣꯏꯃꯨꯕꯨ ꯎꯅꯕ ꯂꯥꯛꯂꯝꯃꯤ꯫ ꯅꯪꯕꯨ ꯉꯁꯥꯏꯗꯒꯤ ꯀꯩꯗꯧꯔꯒ ꯂꯩꯔꯨꯒꯦ? ꯅꯠꯇꯦ ꯑꯩꯅ ꯉꯥꯏꯔꯤꯁꯦ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯍꯥꯏꯕꯅꯤ? ꯏꯌꯥꯗ ꯇꯧꯔꯤꯅꯤꯕ ꯈꯤꯇꯪ ꯊꯦꯡꯈꯤꯕꯁꯤꯗ ꯉꯥꯡꯗꯨꯗ ꯇꯧꯔꯒ ꯂꯩ꯫ ꯈꯣꯏꯃꯨ ꯌꯥꯏꯁꯥꯒꯤ ꯉꯛꯁꯝꯗ ꯁꯤꯔꯤꯕ ꯁꯅꯥꯒꯤ ꯂꯤꯛ ꯑꯗꯨ ꯎꯕꯗ ꯁꯦꯜꯗ ꯉꯥꯎꯕꯒꯤ ꯍꯧꯅꯕꯤ ꯌꯥꯏꯁꯥꯗ ꯇꯧꯁꯤꯟꯅꯗꯨꯅ ꯈꯪꯗꯦꯗ ꯃꯊꯥꯅ ꯃꯔꯣꯜ ꯑꯃ ꯁꯥꯕꯅꯤ, ꯏꯪꯈꯣꯜ ꯑꯆꯧꯕ ꯑꯃ ꯂꯧꯅꯕ ꯍꯥꯏꯅꯕꯅꯤ, ꯁꯦꯜ ꯈꯔ ꯋꯥꯗꯅ ꯂꯩꯔꯦ, ꯑꯁ ꯀꯣꯛꯀ ꯁꯥꯏꯗ ꯇꯧꯔꯤꯁꯤ꯫ ꯈꯣꯏꯃꯨ ꯅꯨꯄꯤ ꯑꯉꯥꯡ ꯂꯩꯔꯕ ꯅꯨꯄꯥ ꯑꯃꯅꯤ, ꯑꯗꯨꯕꯨ ꯈꯣꯏꯃꯨꯁꯤ ꯅꯨꯄꯤ ꯑꯉꯥꯡ ꯂꯩꯔꯦ ꯍꯥꯏꯕꯁꯤ ꯌꯥꯏꯁꯥꯒꯤ ꯃꯐꯝꯗꯗꯤ ꯅꯣꯡꯃꯇ ꯍꯥꯏꯔꯝꯗꯦ꯫ ꯌꯥꯏꯁꯥꯅꯁꯨ ꯅꯣꯡꯃꯇ ꯈꯣꯏꯃꯨꯒꯤ ꯃꯔꯝꯗ ꯍꯪꯂꯨꯕ ꯇꯧꯔꯝꯗꯦ꯫ ꯈꯣꯏꯃꯨ ꯌꯨꯝꯒꯤ ꯅꯨꯄꯤ ꯑꯉꯥꯡ ꯂꯩꯔꯕꯁꯨ ꯑꯇꯣꯞꯄ ꯅꯨꯄꯤ ꯀꯌꯥ ꯂꯣꯏꯅꯗꯨꯅ ꯃꯔꯟ ꯃꯊꯨꯝ ꯆꯥꯊꯣꯛꯄ ꯅꯨꯄꯥ ꯑꯃꯈꯛꯅꯤ꯫ ꯑꯗꯨꯕꯨ ꯌꯥꯏꯁꯥꯅꯗꯤ ꯈꯣꯏꯃꯨꯒꯤ ꯃꯔꯝꯗ ꯀꯔꯤꯁꯨ ꯈꯪꯗꯕ ꯑꯣꯏꯕꯅ ꯈꯣꯏꯃꯨꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯖꯔꯝꯃꯤ꯫ ꯑꯁꯤꯗꯁꯨ ꯅꯠꯇꯅ ꯃꯥꯅ ꯍꯥꯏꯕ ꯈꯨꯗꯤꯡ ꯂꯣꯏꯅꯃꯛ ꯌꯥꯔꯝꯃꯤ꯫ ꯇꯥ ꯈꯣꯏꯃꯨ ꯁꯦꯜꯕꯨ ꯀꯌꯥꯝ ꯋꯥꯠꯂꯤꯅꯣ? ꯁꯦꯜꯕꯨꯗꯤ ꯈꯔ ꯋꯥꯠꯈꯤꯅꯤ, ꯑꯩꯉꯣꯟꯗ ꯂꯩꯔꯤꯕ ꯁꯦꯜ ꯑꯁꯤꯅꯁꯨ ꯀꯣꯟꯅꯕ ꯍꯥꯏꯕꯗꯨꯗꯤ ꯑꯣꯏꯗ꯭ꯔꯤ꯫ ꯑꯗꯨꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ? ꯑꯩꯉꯣꯟꯗꯁꯨ ꯁꯦꯜꯗꯤ ꯑꯝꯇ ꯂꯩꯇꯦ꯫ ꯈꯣꯏꯃꯨ ꯇꯞꯅ ꯅꯪꯒꯤ ꯉꯛꯁꯝꯗ ꯁꯤꯔꯤꯕ ꯁꯅꯥꯒꯤ ꯂꯤꯛꯇꯣ ꯑꯗꯨ ꯀꯥꯏꯊꯣꯛꯂꯁꯤꯗꯅ, ꯍꯌꯦꯡ ꯑꯩꯅ ꯑꯗꯨꯗꯒꯤ ꯍꯦꯟꯅ ꯆꯥꯎꯕ ꯑꯃ ꯑꯃꯨꯛ ꯁꯥꯕꯤꯒꯦ ꯅꯪꯒꯤ꯫ ꯌꯥꯏꯁꯥ ꯉꯥꯏꯍꯥꯛꯇꯤ ꯈꯨꯝꯐꯝ ꯈꯪꯗꯦ ꯂꯤꯛ ꯑꯁꯤ ꯃꯥꯒꯤ ꯅꯠꯇꯦ ꯋꯥꯏꯔꯛꯄꯅꯤ ꯍꯥꯏꯕꯁꯨ ꯈꯣꯏꯃꯨꯒꯤ ꯃꯐꯝꯗ ꯏꯀꯥꯏꯕ ꯐꯥꯎꯔꯝꯃꯤ꯫ ꯅꯪꯅ ꯄꯤꯅꯤꯡꯗ꯭ꯔꯗꯤ ꯑꯩ ꯍꯥꯏꯔꯣꯏꯗ, ꯑꯗꯨꯕꯨ ꯑꯩꯅ ꯏꯪꯈꯣꯜ ꯑꯃ ꯂꯩꯕ ꯍꯥꯏꯕꯁꯦ ꯍꯌꯦꯡ ꯅꯪꯒꯤꯁꯨ ꯁꯔꯨꯛ ꯌꯥꯎꯔꯤꯕꯅꯤ, ꯑꯩ ꯈꯛꯀꯤ ꯅꯠꯇꯦ꯫ ꯑꯗꯨꯒꯤ ꯅꯠꯇꯦ, ꯑꯗꯣ ꯈꯔ ꯊꯨꯅ ꯑꯃꯨꯛ ꯁꯥꯕꯤꯌꯨꯀꯣ꯫ ꯍꯣꯏ, ꯁꯤꯗꯒꯤ ꯍꯦꯟꯅ ꯆꯥꯎꯕ ꯑꯃ ꯑꯩ ꯁꯥꯕꯤꯒꯦ, ꯀꯨꯏꯅ ꯂꯧꯔꯣꯏꯗ꯫ ꯌꯥꯏꯁꯥ ꯋꯥꯈꯜ ꯈꯟꯊꯔꯨꯕ ꯇꯧꯗ ꯂꯤꯛ ꯑꯗꯨꯕꯨ ꯂꯧꯊꯣꯛꯇꯨꯅ ꯈꯣꯏꯃꯨꯒꯤ ꯃꯐꯝꯗ ꯄꯤꯔꯝꯃꯤ꯫ ꯈꯣꯏꯃꯨꯗꯤ ꯂꯤꯛ ꯑꯗꯨ ꯎꯕꯗ ꯃꯊꯃꯣꯏ ꯑꯗꯨꯗ ꯍꯦꯟꯅ ꯍꯔꯥꯎꯕ ꯑꯃ ꯄꯣꯛꯂꯝꯃꯤ꯫ ꯑꯗꯨꯗꯤ ꯐꯔꯦ, ꯃꯇꯝꯁꯨ ꯊꯦꯡꯂꯦ, ꯑꯩ ꯆꯠꯅꯕ ꯇꯧꯔꯒꯦ꯫ ꯍꯣꯏ ꯑꯩꯁꯨ ꯆꯪꯈ꯭ꯔꯒꯦ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯈꯣꯏꯃꯨ ꯅꯣꯛꯐꯦ ꯅꯣꯛꯐꯦ ꯇꯧꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤꯅ ꯆꯥꯛ ꯊꯣꯡꯗꯨꯅ ꯂꯩꯔꯤꯕ ꯆꯥꯛꯈꯨꯝ ꯑꯗꯨ ꯆꯪꯂꯛꯂꯝꯃꯤ꯫ ꯃꯄꯨꯔꯣꯏꯕꯅ ꯅꯣꯛꯐꯦ ꯇꯧꯗꯨꯅ ꯆꯪꯂꯛꯄꯗꯨ ꯎꯕꯗ ꯏꯕꯦꯌꯥꯏꯅ ꯑꯩꯈꯣꯏ ꯅꯨꯄꯥ ꯀꯩꯗꯧꯔꯒꯦ ꯉꯁꯤꯗꯤ ꯌꯥꯝ ꯍꯔꯥꯎꯅ ꯎꯏꯗ꯫ ꯈꯣꯏꯃꯨ ꯐꯛꯀꯗꯨꯗ ꯐꯝꯗꯨꯅ ꯅꯨꯄꯤ ꯅꯪꯒꯤ ꯆꯥꯛꯀ ꯂꯥꯏꯔꯤꯗ, ꯁꯤꯗ ꯂꯥꯎꯅꯦ ꯅꯪꯕꯨ, ꯑꯩꯅ ꯄꯨꯔꯛꯏꯁꯦ ꯀꯩ ꯃꯥꯟꯒꯦ? ꯏꯕꯦꯌꯥꯏ ꯉꯛꯅ ꯃꯄꯨꯔꯣꯏꯕꯒꯤ ꯃꯅꯥꯛ ꯑꯗꯨꯗ ꯆꯪꯁꯤꯟꯗꯨꯅ ꯀꯩꯅꯣ ꯁꯤꯕꯨ ꯃꯈꯣꯏ ꯅꯨꯄꯥ? ꯈꯣꯏꯃꯨ ꯈꯥꯎ ꯃꯆꯥꯗꯨ ꯀꯤꯁꯤ ꯊꯣꯛꯇꯨꯅ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕ ꯂꯤꯛ ꯑꯗꯨ ꯄꯨꯊꯣꯛꯇꯨꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯄꯤꯔꯛꯂꯝꯃꯤ ꯏꯕꯦꯌꯥꯏ ꯍꯔꯥꯎꯅ꯫ ꯅꯨꯄꯥ ꯁꯤꯕꯨ ꯑꯩꯒꯤꯔꯣ? ꯑꯁ ꯁꯤꯗꯤ ꯌꯥꯝ ꯐꯖꯩ꯫ ꯅꯪꯒꯤꯅꯤ, ꯑꯩꯅ ꯅꯪꯒꯤꯅꯤ ꯍꯥꯏꯗꯨꯅ ꯁꯥꯕꯤꯕꯅꯤ, ꯄꯥꯝꯂꯕ꯭ꯔꯣ? ꯑꯁ ꯁꯤꯗꯤ ꯌꯥꯝ ꯄꯥꯝꯃꯦ, ꯌꯥꯝꯅꯁꯨ ꯐꯖꯩ꯫ ꯑꯗꯣ ꯊꯕꯛꯀꯤ ꯁꯦꯜ ꯐꯪꯂꯕ꯭ꯔꯣ? ꯀꯨꯏꯔꯕꯅꯤ, ꯅꯪꯒꯤ ꯂꯤꯛ ꯑꯝꯇ ꯁꯥꯕꯤꯒꯦ ꯍꯥꯏꯗꯨꯅ ꯑꯩꯅ ꯈꯜꯂꯛꯏꯁꯦ ꯍꯟꯗꯛꯇꯤ ꯏꯁꯣꯔꯅ ꯆꯥꯟꯕꯤꯔꯦ꯫ ꯏꯕꯦꯌꯥꯏꯗꯤ ꯃꯄꯨꯔꯣꯏꯕꯒꯤ ꯂꯤꯆꯠꯄꯨ ꯈꯪꯗꯕꯅ ꯂꯤꯛ ꯑꯗꯨ ꯃꯥꯒꯤ ꯁꯥꯕꯤꯕꯅꯤ ꯈꯟꯗꯨꯅ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯁꯣꯝꯗꯅ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤ ꯁꯨꯔꯕ ꯐꯥꯎꯕ ꯂꯤꯛ ꯑꯗꯨ ꯊꯤꯜꯂꯛꯇꯕꯗꯨꯗ ꯇꯣꯅꯨ ꯌꯥꯝ ꯁꯥꯎꯅ ꯌꯥꯏꯁꯥ ꯍꯣꯏꯗ ꯂꯥꯛꯂꯝꯃꯤ꯫ ꯌꯥꯏꯁꯥꯁꯨ ꯇꯣꯅꯨꯅ ꯂꯥꯛꯄꯗꯨ ꯎꯕꯗꯨꯗ ꯀꯔꯤꯁꯨ ꯈꯟꯗꯕ ꯑꯃꯒꯨꯝꯅ ꯍꯩꯃꯥ ꯏꯇꯥ ꯅꯪ ꯂꯥꯛꯏꯔꯣ? ꯆꯪꯉꯛꯑꯣ꯫ ꯏꯁ ꯂꯥꯛꯏꯔ ꯀꯥꯏꯅ ꯃꯃꯥꯏꯁꯦ ꯀꯌꯥꯗꯤ ꯀꯥꯏ ꯈꯪꯗ꯭ꯔꯤꯅꯣ ꯌꯦꯡꯉꯨꯅꯦ, ꯃꯤꯒꯤ ꯂꯤꯛ ꯋꯥꯏꯈ꯭ꯔꯒ ꯄꯤꯔꯛꯀꯅꯤ ꯍꯥꯏꯕꯁꯨ ꯈꯪꯗꯕ꯫ ꯏꯇꯥ ꯅꯪ ꯁꯥꯎꯔꯅꯨ, ꯌꯥꯔꯦ ꯌꯥꯔꯦ ꯂꯤꯛꯇꯣ ꯄꯨꯊꯣꯛꯄꯤꯔꯣ, ꯑꯩ ꯂꯥꯏꯉꯩꯁꯤꯗ ꯄꯨꯖꯈ꯭ꯔꯒꯦ꯫ ꯌꯥꯏꯁꯥ ꯈꯨꯝꯐꯝ ꯈꯪꯗꯦ ꯉꯥꯏꯍꯥꯛꯇꯤ, ꯑꯗꯨꯕꯨ ꯉꯥꯏꯍꯥꯛꯀꯤ ꯑꯣꯏꯕ ꯋꯥꯈꯜꯗ ꯁꯦꯝ ꯁꯥꯗꯨꯅ ꯈꯨꯝꯂꯛꯂꯝꯃꯤ꯫ ꯏꯇꯥ ꯏꯇꯥꯒꯤ ꯂꯤꯛꯇꯣ ꯏꯕꯣꯛ ꯍꯣꯏꯗ ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯤ ꯑꯃ ꯂꯩ, ꯃꯥꯅ ꯑꯝꯇ ꯁꯤꯒꯦꯅ ꯍꯥꯏꯃꯟꯕꯗꯨꯗ ꯑꯩꯅ ꯄꯤꯈ꯭ꯔꯦ, ꯑꯩ ꯂꯧꯔꯒ ꯏꯇꯥꯗ ꯑꯗꯨꯝ ꯄꯤꯔꯛꯂꯒꯦ꯫ ꯇꯣꯅꯨ ꯁꯥꯎꯅ ꯀꯩꯅꯣ ꯍꯥꯏꯁꯤꯕꯨ ꯏꯇꯥ? ꯑꯩꯗꯤ ꯏꯇꯥꯅ ꯍꯥꯏꯃꯟꯕꯗꯨꯗ ꯄꯤꯈꯤꯕꯅꯤ, ꯑꯗꯨꯒ ꯀꯅꯥꯗ ꯑꯃꯨꯛ ꯄꯤꯈ꯭ꯔꯤꯅꯣ? ꯑꯩ ꯂꯧꯔꯒ ꯑꯗꯨꯝ ꯄꯤꯔꯛꯂꯒꯦ ꯏꯇꯥ꯫ ꯑꯗꯨꯗ ꯈꯪꯗꯦ, ꯍꯌꯦꯡ ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯑꯩꯒꯤ ꯂꯤꯛꯇꯣ ꯊꯤꯜꯂꯛꯇꯕ ꯌꯥꯔꯣꯏꯀꯣ ꯏꯇꯥ, ꯑꯩꯗꯤ ꯍꯥꯏꯔꯤꯕꯁꯤꯅꯤ꯫ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯇꯣꯅꯨꯗꯨ ꯆꯠꯈꯤꯔꯝꯃꯤ꯫ ꯖꯃꯨꯅꯥꯅ ꯍꯩ ꯀꯩꯗꯧꯔꯤ ꯏꯕꯦꯝꯃ, ꯇꯣꯅꯨꯁꯤꯅ ꯐꯦꯠ ꯍꯥꯏꯗꯣꯛꯂꯒ ꯆꯠꯈ꯭ꯔꯤꯕꯁꯤꯅ? ꯀꯩꯁꯨ ꯅꯠꯇꯦꯗ ꯏꯃꯥ, ꯅꯪꯕꯨ ꯁꯦꯜꯒ ꯂꯩꯕ꯭ꯔꯣ? ꯂꯩꯔꯕꯗꯤ ꯏꯃꯥꯗ ꯈꯤꯇ ꯄꯤꯌꯨꯗꯅ꯫ ꯏꯃꯥ ꯀꯥꯏꯗꯒꯤ ꯁꯦꯜꯅꯣ? ꯏꯃꯥꯅ ꯖ꯭ꯋꯥꯔꯗ ꯃꯥꯡꯍꯜꯂꯤꯕ ꯁꯦꯜꯁꯤꯡꯁꯦ ꯀꯌꯥꯝꯗꯤ ꯌꯥꯝꯃꯦ꯫ ꯍꯩ ꯑꯉꯥꯎꯕꯤ, ꯂꯦꯝꯅ ꯂꯥꯛꯄ ꯁꯦꯜꯅꯤ, ꯂꯦꯝꯅ ꯑꯗꯨꯝ ꯆꯠꯆꯈꯤꯁꯅꯨ ꯀꯩꯅꯣ? ꯁꯦꯜꯒꯤꯕꯨ ꯀꯩꯅꯣ, ꯂꯩꯀꯥꯏ ꯑꯁꯤ ꯂꯩꯔꯤꯕ ꯃꯤꯌꯥꯝꯁꯤꯡ ꯑꯁꯦ ꯃꯣꯏꯅ ꯄꯥꯏꯔꯤꯁꯤꯡꯁꯦ ꯑꯩꯒꯤ ꯁꯦꯜ ꯉꯥꯛꯇꯅꯤ,
Yaisa kanaroi khan kaisu hairamda imunglomda adumuk jangkhre. Asumna matam khra haukhre khoimuna them-themduna Yaisadagi sil kayamasu laurami. Yaisa su khoimuna hari makhai loina pirami. Yaisa khoimugi sil pinabu hotnabada leikaidagi sil pudaba laisilaktre. Jamuna su adumangai. Nupina tadawna mingondagi sil mayam ama lauduna jwarda loina thadoklami. Yaisana Ima aibu karaidagi sil amta leitre. Hai apangbiya nangna koinariba nupado adudagi sil to karyana laukuru haibani pangdanni nangbo. Ima migisu mama mapa leiribani imung puribani aina adumaina sil laukthokluраga hayeng nachaini yumdugi ma oina leirubada kamai nungaidoino. Is onthok haikhreda ko aigi isase nahan makai nangna mingondagi lauriba sil singaduna kamdauba ha maduna kamdauba no. Ima ataidagi laurasu mangondagi dinya lawusu habiragano. Mama masana dumna ngangnari thambaldu thongala dumna sanglaklami. Thambal sangakpu ubada Jamunana as masigi thambal haibisi amuk changene tawrisi haidi karmai tawni sidi. Jamuna nang leirambe yam phare aigi sildo kamai tawse haibano. Isia sildo pharak ama tadana tawribani. Ibema nangi pharak sil thongsu takhredako handakti ne yaroi haribasi mi khwaidong thabak to suraga sil talune migi maral nungai baduna punsi supu nungai ba yabana ten isia ai piroi di haididana pina batum honarake bema masing yamle ne nangi wahai do masing yamle handakti soyanganu ko ai ne nangon sina ba yam tali haina de ba ai o yare yobiro ai ne soidana ba tawraklake. Thambal Jamunagi matawaduda onsinaba taladuna wari sanaba talle haiduna adumak hankirami. Numidang wairomgi matamni Yaisa nakanda phamdun lairiba khoimuda onsinduna. Ta khoimu agilikto sabini haraga kayadi kuire karam kandanoba sabidoise. Sagimi saroi di haididana. Ado kayadi kuire aina ngairaise nangi inkolduba laurabraba. Adai larise nangi tungsinjaba lupa samadaga leibro leiradi kita lawgidana. Aduk yama sildudi kaida sizinadoino. Thaba amagini koiroida thuna singbige. Kaidagi silnu silgamta leite. Leitaba yari kanadaino hango. Ai yam thuna pigeba. Aina tori mayamse nangi ngaktani. Hayeng ibani nungai leinabani. Yaisa khoimubu nungsiba kaubanina mana waye ma hairakpa matamda yaroigi haiba mangamdre aduna hayeng dula khongnang mukhongda ai puraklagi khoimu noktuna adunidana ainu honari mayamse nangi ngaktani. Phare dudi ai chalage. Hoi chalo ai chalage ko. Mathangi ayukni Yaisa do sana hoida laklami. Sana Yaisa lakbu ubaduda hainadana as laimi karimuk lobu laino khangdeb. Ita chango sida phamo ita nangku pi kyam sarage handakti isanaga ngamdabani saba ingam ngamde deita ado kaileke nangni sida lakpa ba. Aise itada kainam tahangena lakpani kaiwano hekta hang ita silga leiradi lupa sam khakda lawki ayam thuna musingaki. Ita kaidorage nang handakse sil yam sinba mali nangbu kaidoba yawke kaishu leibabudi nateda ai yam thuna mupirake. Sana khajik piningdabagi mataw uttuna ita sil amta leiteda karaidagi silno aibo. Ita ine tombinadi nang maru phawki haida adudo adu oina dum piro adudi thabak amagi sizinakre. Ita nasintinuda ine tombinadi sildo ayuk pukibada ngairi na hairei. Sana upai leitre sel leite haina masen pham leitre aduna tapna phare nang khara thunadi singauko ai thabak amagi sizinadoineba koiba singakeba puda puthorosi. Sana upai leita seladu putoktuna Yaisagi mafamda piraklami. Yaisa harauna seladu puduna satkirami aduga khoimugi mafamda amuk pikirami. Somdana khoimu Yaisadagi larpa seladu mana thabak subadagi phangnakpa sel saduna magi nupida loina pirami. Asumna namit khudingi Yaisadagi them-themduna sel kya lauthokpa duna khoimu hojikti
ꯃꯈꯨꯠꯇ ꯁꯦꯜ ꯋꯥꯠꯇꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯃꯥꯒꯤ ꯅꯨꯄꯤ ꯏꯕꯦꯌꯥꯏꯁꯨ ꯃꯄꯨꯔꯣꯏꯕꯅ ꯁꯦꯜ ꯋꯥꯠꯇꯅ ꯄꯨꯁꯤꯜꯂꯛꯄꯗꯨꯗ ꯍꯦꯟꯅ ꯍꯔꯥꯎꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯌꯥꯏꯁꯥꯗꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯃꯤꯒꯤ ꯁꯦꯟꯗꯣꯟꯗ ꯈ꯭ꯋꯥꯡ ꯀꯣꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯂꯝꯃꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯖꯥꯟꯗꯣ ꯄꯣꯠ ꯂꯩꯔꯤꯕ ꯌꯥꯏꯁꯥꯗ ꯑꯣꯟꯁꯤꯟꯗꯨꯅ "ꯏꯕꯦꯝꯃ ꯌꯥꯏꯁꯥ, ꯑꯩꯒꯤ ꯁꯦꯜꯗꯣ ꯀꯔꯝꯍꯥꯏꯅ ꯇꯧꯁꯦꯕ? ꯅꯪꯁꯦ ꯏꯕꯦꯝꯃ ꯂꯩꯁꯥꯕꯤ ꯅꯠꯇꯗꯧꯅ ꯏꯀꯥꯏꯕ ꯊꯣꯛꯅ ꯈꯪꯈꯤꯗ꯭ꯔꯦ꯫ ꯏꯅꯦ, ꯏꯅꯦꯒꯤ ꯁꯦꯜꯗꯣ ꯑꯩ ꯁꯣꯏꯗꯅ ꯄꯤꯔꯛꯀꯦ꯫ ꯅꯪꯗꯤ ꯀꯔꯥꯏꯗꯒꯤ ꯁꯦꯜꯅ ꯄꯤꯔꯛꯇꯧꯔꯤꯕ? ꯊꯕꯛ ꯏꯪꯈꯥꯡ ꯁꯨꯗꯨꯅ ꯁꯦꯜ ꯇꯥꯟꯕꯁꯨ ꯅꯠꯇꯦ꯫ ꯂꯩꯁꯥꯕꯤ ꯅꯠꯇꯗꯧꯅ ꯃꯤꯒꯤ ꯃꯔꯜꯅ ꯅꯧꯈꯥꯡ ꯀꯣꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦꯅꯦꯀꯣ꯫ ꯂꯝꯁꯣꯠꯄꯤ ꯁꯥꯗꯨꯅ ꯃꯤꯒꯤ ꯃꯔꯜ ꯂꯧꯔꯒ ꯇꯨꯃꯤꯟ ꯂꯩꯁꯤꯟꯕꯗꯣ ꯑꯩꯉꯣꯟꯗꯒꯗꯤ ꯌꯥꯔꯣꯏ." ꯌꯥꯏꯁꯥ ꯇꯁꯦꯡꯅ ꯏꯀꯥꯏꯕ ꯐꯥꯎꯔꯤ ꯑꯗꯨꯅ ꯇꯞꯅ "ꯏꯅꯦ, ꯑꯩ ꯁꯣꯏꯗꯅ ꯄꯤꯅꯕ ꯇꯧꯒꯦ" ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯄꯣꯠꯐꯝ ꯑꯗꯨꯗꯒꯤ ꯊꯣꯔꯛꯂꯝꯃꯤ꯫ ꯌꯥꯏꯁꯥ ꯍꯧꯖꯤꯛꯇꯤ ꯃꯥ ꯇꯧꯐꯝ ꯈꯪꯗ꯭ꯔꯦ꯫ ꯁꯦꯜꯁꯤꯡ ꯑꯁꯤ ꯀꯔꯝꯅ ꯁꯤꯡꯕ ꯍꯥꯏꯅꯁꯨ ꯈꯜꯂꯤ꯫ ꯃꯤꯗꯧꯅ ꯊꯕꯛ ꯏꯪꯈꯥꯡ ꯁꯨꯗꯨꯅ ꯁꯦꯜ ꯇꯥꯟꯕꯁꯨ ꯃꯥ ꯇꯁꯦꯡꯅ ꯇꯜꯂꯤ꯫ ꯑꯗꯨꯅ ꯈꯣꯏꯃꯨꯒ ꯎꯅꯔꯒꯦ ꯍꯥꯏꯅ ꯈꯜꯂꯤ꯫ ꯑꯁꯨꯝ ꯈꯟꯗꯨꯅ ꯆꯠꯂꯤꯉꯩ ꯇꯣꯅꯨꯒ ꯁꯅꯥꯒꯁꯨ ꯊꯦꯡꯅꯔꯝꯃꯤ꯫ ꯁꯅꯥ ꯌꯥꯏꯁꯥ ꯎꯕꯗ ꯁꯥꯎꯅ "ꯏꯇꯥ, ꯅꯪꯗꯤ ꯅꯃꯥ ꯌꯥꯝ ꯀꯜꯂꯤꯅ꯫ ꯁꯦꯜꯗꯣ ꯀꯔꯝ ꯀꯥꯟꯗ ꯄꯤꯒꯦ ꯍꯥꯏꯕꯅꯣ? ꯏꯀꯥꯏ ꯈꯪꯗꯕꯒꯤ ꯍꯧꯅꯕꯤ ꯉꯝꯅ ꯉꯝꯅꯕ ꯈꯨꯝꯕꯗꯣ ꯉꯁꯤꯗꯤ ꯌꯥꯔꯣꯏ." ꯇꯣꯅꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ "ꯁꯅꯥꯗꯣ ꯅꯪꯅ ꯇꯥ ꯈꯣꯏꯃꯨꯗ ꯄꯤꯊꯣꯛꯈ꯭ꯔꯕ ꯅꯠꯇ꯭ꯔꯣ? ꯏꯇꯥ, ꯑꯩꯗꯤ ꯅꯪꯕꯨ ꯌꯥꯝ ꯊꯥꯖꯅ ꯄꯤꯈꯤꯕꯅꯤ꯫ ꯑꯗꯨ ꯑꯗꯥ ꯈꯪꯗꯦ, ꯑꯩꯒꯤ ꯁꯅꯥꯗꯣ ꯃꯥꯡꯕ ꯌꯥꯔꯣꯏ ꯍꯥꯏꯁꯤꯅꯤ." "ꯏꯇꯥ, ꯑꯊꯨꯕ ꯃꯇꯝꯗ ꯄꯤꯅꯕ ꯇꯧꯒꯦ." ꯁꯅꯥꯅ "ꯁꯨꯅ ꯁꯨꯅꯤꯡꯗ꯭ꯔꯤꯕ ꯃꯤꯒꯤ ꯃꯔꯜꯅ ꯅꯨꯡꯉꯥꯏꯕꯁꯨ ꯄꯥꯝꯃꯤꯅꯦ꯫ ꯅꯊꯤꯕꯣꯡ ꯆꯔꯥꯗꯨꯗꯒ ꯍꯦꯜꯂꯗꯤ ꯐꯗꯧꯅꯤ꯫ ꯉꯝꯕꯨ ꯉꯝꯃꯤꯅꯦ ꯊꯕꯛ ꯁꯨꯛꯁꯨ ꯁꯨꯗꯅ ꯃꯤꯉꯣꯟꯗꯒꯤ ꯃꯔꯜ ꯄꯨꯁꯤꯜꯂꯒ ꯅꯨꯡꯉꯥꯏꯅꯕ ꯍꯤꯡꯉꯤꯅꯦ." ꯑꯅꯤꯗꯨ ꯄꯨꯟꯅ ꯑꯃꯨꯛ ꯅꯣꯛꯃꯤꯟꯅꯩ ꯑꯗꯨꯒ ꯌꯥꯏꯁꯥꯗ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯂꯝꯗꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯌꯥꯏꯁꯥ ꯇꯁꯦꯡꯅ ꯏꯀꯥꯏ ꯅꯨꯡꯁꯤ ꯌꯥꯅꯔꯦ꯫ ꯉꯁꯤ ꯈꯛꯇꯗ ꯃꯁꯥꯒꯤ ꯑꯁꯣꯏꯕ ꯈꯪꯂꯕꯒꯨꯝ ꯇꯧꯔꯝꯃꯤ꯫ ꯊꯃꯣꯏꯗ ꯁꯦꯜ ꯇꯥꯅꯤꯡꯕꯒꯤ ꯏꯍꯨꯜ ꯑꯃꯁꯨ ꯐꯥꯎꯔꯝꯃꯤ꯫ ꯅꯣꯡꯃ ꯅꯤꯅꯤ ꯑꯃꯁꯨ ꯍꯧꯈ꯭ꯔꯦ꯫ ꯊꯥꯔꯣꯅ "ꯏꯇꯥ ꯌꯥꯏꯁꯥ, ꯑꯩ ꯋꯥ ꯑꯃꯇ ꯍꯥꯏꯒꯦ꯫ ꯅꯪ ꯂꯥꯟꯅꯗꯤ ꯈꯟꯒꯅꯨꯀꯣ." "ꯀꯩ ꯋꯥꯅꯣ ꯏꯇꯥ? ꯍꯦꯛꯇ ꯍꯥꯏꯌꯣ." "ꯇꯥ ꯈꯣꯏꯃꯨꯗꯣ ꯅꯨꯄꯤ ꯂꯩꯔꯦ ꯍꯥꯏꯌꯦ꯫ ꯃꯆꯥꯅꯨꯄꯥ ꯑꯄꯤꯛꯄ ꯑꯃꯁꯨ ꯂꯩꯔꯦ ꯍꯥꯏꯌꯦ." ꯌꯥꯏꯁꯥ ꯉꯛꯅ "ꯀꯩꯅꯣ ꯍꯥꯏꯁꯤꯕꯨ ꯏꯇꯥ? ꯀꯅꯥꯅ ꯍꯥꯏꯔꯛꯏꯅꯣ?" "ꯇꯥ ꯈꯣꯏꯃꯨ ꯍꯣꯏꯒꯤ ꯌꯨꯝꯗꯣ ꯑꯩꯈꯣꯏ ꯏꯅꯦ ꯍꯣꯏꯒꯤ ꯌꯨꯝꯒ ꯊꯪꯅꯔꯒ ꯂꯩꯔꯝꯃꯤ꯫ ꯑꯩꯁꯨ ꯏꯅꯦ ꯍꯣꯏꯗ ꯄꯥꯛꯅ ꯆꯠꯇꯕꯅꯤꯅ ꯈꯪꯗꯦ꯫ ꯑꯗꯣ ꯅꯍꯥꯟꯗꯣ ꯑꯩꯅ ꯏꯅꯦ ꯍꯣꯏꯗ ꯆꯠꯄꯗ ꯊꯦꯡꯅꯔꯛꯄꯅꯤ." ꯌꯥꯏꯁꯥ ꯋꯥꯈꯜ ꯑꯗꯨꯝ ꯉꯥꯏꯍꯥꯛ ꯈꯜꯂꯤ꯫ ꯍꯟꯗꯛ ꯃꯔꯛ ꯑꯁꯤ ꯈꯣꯏꯃꯨꯗ ꯃꯥꯒ ꯎꯅꯕꯒꯤ ꯄꯥꯎ ꯊꯥꯔꯕꯁꯨ ꯊꯕꯛ ꯆꯤꯜꯂꯤ ꯍꯥꯏꯗꯨꯅ ꯑꯗꯨꯃꯛ ꯂꯥꯛꯈꯤꯗꯕꯅꯤ꯫ ꯌꯥꯏꯁꯥ ꯆꯤꯡꯅꯕꯅ ꯍꯦꯜꯂꯗꯨꯅ "ꯏꯇꯥ, ꯅꯈꯣꯏ ꯏꯅꯦ ꯍꯣꯏꯗ ꯑꯃꯨꯛꯇ ꯆꯠꯂꯨꯁꯤꯔꯥ? ꯑꯩ ꯑꯁꯦꯡꯕꯗꯨꯃꯗꯤ ꯈꯪꯗꯣꯛꯀꯦ." "ꯍꯣꯏ ꯏꯇꯥ, ꯌꯥꯏ꯫ ꯃꯇꯝꯁꯦ ꯌꯥꯝ ꯊꯦꯡꯕꯁꯨ ꯑꯣꯏꯗ꯭ꯔꯤ꯫ ꯍꯧꯖꯤꯛꯇ ꯆꯠꯂꯨꯁꯤꯔꯥ?" "ꯍꯣꯏ ꯌꯥꯏ ꯏꯇꯥ." ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯊꯔꯣ ꯍꯣꯏꯒꯤ ꯃꯅꯦꯒꯤ ꯌꯨꯝ ꯑꯗꯨ ꯂꯥꯛꯂꯝꯃꯤ꯫ ꯈꯣꯏꯃꯨꯒꯤ ꯑꯁꯦꯡꯕ ꯋꯥꯔꯤ ꯄꯨꯝꯕꯁꯨ ꯊꯔꯣꯒꯤ ꯃꯅꯦ ꯆꯥꯎꯕꯤꯅ ꯂꯣꯏꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ "ꯑꯁ ꯕꯦꯝꯃ, ꯅꯪꯕꯨ ꯀꯔꯤꯃꯠꯇ ꯍꯦꯛ ꯈꯪꯍꯧꯗ꯭ꯔꯕ꯭ꯔꯣ?" ꯌꯥꯏꯁꯥ ꯅꯨꯡꯉꯥꯏꯇꯅ "ꯏꯅꯦ, ꯑꯩ ꯍꯥꯟꯅ ꯀꯔꯤꯝꯇ ꯈꯪꯍꯧꯗ꯭ꯔꯦ꯫ ꯃꯥꯅ ꯄꯥꯈꯪ ꯁꯥꯗꯨꯅ ꯑꯩꯕꯨ ꯀꯣꯏꯕꯤꯕꯅꯤ꯫ ꯑꯩ ꯃꯥꯒ ꯆꯞ ꯆꯥꯕꯤꯕꯗꯤ ꯉꯥꯡꯅꯕ ꯄꯥꯝꯃꯤ." ꯊꯔꯣꯅ "ꯏꯇꯥ, ꯃꯌꯨꯝꯗ ꯆꯪꯂꯒ ꯎꯅꯔꯨꯁꯤ, ꯑꯁꯨꯛ ꯎꯁꯤꯠꯇꯕ." ꯆꯥꯎꯕꯤꯅ "ꯏꯕꯦꯝꯃ, ꯐꯖꯅ ꯍꯥꯏꯅꯧꯀꯣ, ꯍꯥꯟꯅ ꯁꯥꯎꯒꯠꯀꯅꯨ꯫ ꯅꯈꯣꯏ ꯅꯨꯄꯤꯅꯤ, ꯈꯤꯇꯗ ꯃꯤꯅ ꯅꯈꯣꯏꯕꯨ ꯂꯥꯟꯅ ꯈꯟꯈꯤꯅꯤꯀꯣ." ꯌꯥꯏꯁꯥ ꯁꯥꯎꯅꯤꯡꯕꯒꯤ ꯃꯌꯥꯏ ꯑꯗꯨꯅ ꯈꯟꯊꯔꯨꯕ ꯇꯧꯗ ꯊꯔꯣꯗ "ꯑꯩ ꯏꯇꯣꯝꯗ ꯆꯪꯂꯨꯒꯦ" ꯍꯥꯏꯔꯝꯗꯨꯅ ꯃꯇꯣꯝꯇ ꯈꯣꯏꯃꯨ ꯍꯣꯏꯒꯤ ꯃꯌꯨꯝ ꯑꯗꯨꯗ ꯆꯠꯈꯤꯔꯝꯃꯤ꯫ ꯇꯥꯅ ꯆꯥꯔꯤꯁꯨ ꯈꯣꯏꯃꯨꯗꯨ ꯁꯨꯃꯥꯡꯗ ꯐꯛ ꯑꯃ ꯊꯥꯗꯨꯅ ꯐꯝꯂꯒ ꯂꯩꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯌꯥꯏꯁꯥꯅ "ꯇꯥ ꯈꯣꯏꯃꯨ, ꯀꯩꯅꯣ ꯅꯪꯅ ꯇꯧꯔꯤꯕꯁꯦ? ꯅꯪꯕꯨ ꯄꯥꯈꯪꯅꯤ ꯍꯥꯏꯗꯥꯏꯅꯦ?" ꯈꯣꯏꯃꯨ ꯌꯥꯏꯁꯥꯅ ꯑꯗꯨꯝꯅ ꯈꯪꯍꯧꯗꯅ ꯂꯥꯛꯄꯗꯨꯗ ꯃꯁꯥꯗꯨ ꯏꯄꯥ ꯄꯥꯈꯠꯅ ꯂꯩꯔꯤꯉꯩ ꯃꯥꯒꯤ ꯅꯨꯄꯤ ꯏꯕꯦꯌꯥꯏꯁꯨ ꯏꯃꯨꯡꯗꯒꯤ ꯊꯣꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ "ꯏꯕꯦꯝꯃ, ꯀꯅꯥꯅꯣ ꯅꯪꯗꯤ?" ꯌꯥꯏꯁꯥ ꯁꯥꯎꯅꯤꯡꯅ "ꯑꯩꯁꯦ ꯅꯪꯒꯤ ꯅꯨꯄꯥꯒ ꯅꯨꯡꯁꯤꯅꯔꯤꯕ ꯅꯨꯄꯤꯅꯤ." ꯏꯕꯦꯌꯥꯏꯅ "ꯀꯔꯤ? ꯍꯦ, ꯅꯪꯅ ꯉꯥꯡꯗꯨ ꯀꯔꯤꯅꯣ ꯍꯥ? ꯅꯪꯅ ꯉꯥꯡꯂꯤꯕꯗꯨ ꯀꯔꯤꯅꯣ?" "ꯇꯥ ꯈꯣꯏꯃꯨ, ꯈꯨꯝꯃꯨ꯫ ꯑꯩꯁꯤ ꯀꯅꯥꯅꯣ? ꯅꯨꯄꯤꯁꯤꯅ ꯀꯅꯥꯅꯣ? ꯈꯨꯝꯃꯨ ꯇꯥ ꯈꯣꯏꯃꯨ." ꯈꯣꯏꯃꯨ ꯊꯋꯥꯁꯥꯗ ꯌꯥꯏꯁꯥꯒꯤꯗꯃꯛ ꯀꯔꯤꯁꯨ ꯈꯜꯂꯨꯕ ꯇꯧꯗ ꯑꯗꯨꯃꯛ ꯍꯥꯏꯔꯛꯂꯝꯃꯤ꯫ "ꯅꯨꯄꯤ ꯑꯁꯦ ꯑꯩꯒꯤ ꯅꯨꯄꯤꯅꯤ꯫ ꯅꯪꯕꯨ ꯀꯅꯥꯅꯣ? ꯌꯨꯝꯁꯤ ꯂꯥꯛꯂꯒ ꯑꯩꯒ ꯅꯨꯡꯁꯤꯅꯩ ꯀꯥꯏꯅꯒ ꯍꯥꯏꯖꯕ ꯁꯥꯗꯅ." ꯌꯥꯏꯁꯥ ꯀꯞꯂꯦ ꯈꯣꯏꯃꯨꯒꯤ ꯃꯇꯧ ꯑꯗꯨꯗ ꯍꯦꯟꯅ ꯄꯦꯟꯗ꯭ꯔꯗꯨꯅ ꯈꯣꯏꯃꯨꯒꯤ ꯃꯃꯥꯏ ꯑꯗꯨꯗ ꯈꯨꯄꯥꯛꯅ ꯊꯥꯔꯝꯃꯤ꯫ "ꯅꯪꯃꯛꯅ ꯑꯗꯨꯛ ꯆꯥꯎꯕ ꯃꯤꯅꯝꯕ, ꯅꯪꯅ ꯑꯩꯉꯣꯟꯗꯒꯤ ꯂꯧꯈꯤꯕ ꯁꯦꯜꯁꯤꯡ, ꯁꯅꯥꯁꯤꯡ ꯑꯗꯣ ꯂꯣꯏꯅꯃꯛ ꯄꯨꯊꯣꯔꯛꯎ꯫ ꯍꯧꯖꯤꯛꯇꯤ ꯃꯈꯥ ꯇꯥꯅ ꯑꯩ ꯅꯪꯒ ꯂꯩꯅꯕ ꯄꯥꯝꯗ꯭ꯔꯦ." ꯏꯕꯦ ꯌꯥꯝ ꯁꯥꯎꯅ "ꯅꯪꯒꯨꯝꯕ
ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯑꯃꯅ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯒꯤ ꯃꯈꯖꯥꯏꯗꯁꯨ ꯈꯨꯄꯥꯛꯅ ꯊꯥꯖꯕ ꯁꯥꯔꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯌꯥꯏꯁꯥꯒꯤ ꯃꯁꯝ ꯑꯗꯨꯕꯨ ꯐꯣꯏꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯇꯧꯗꯨꯗ ꯆꯥꯎꯕꯤ ꯑꯃꯗꯤ ꯊꯔꯣ ꯆꯦꯟꯁꯤꯟꯗꯨꯅ ꯏꯕꯦꯌꯥꯏꯕꯨ ꯈꯝꯗꯣꯔꯛꯂꯝꯃꯤ꯫ ꯆꯥꯎꯕꯤꯅ "ꯏꯆꯦ ꯊꯥꯗꯣꯛꯎꯁꯦ, ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯣ? ꯏꯇꯩꯒꯤ ꯂꯤꯆꯠꯄꯨꯁꯨ ꯍꯥꯟꯅ ꯈꯪꯕꯤꯀꯣ꯫ ꯑꯩ ꯋꯥꯔꯤ ꯄꯨꯝꯕ ꯈꯪꯂꯕꯅꯤ꯫ ꯏꯇꯩꯅ ꯄꯥꯈꯪ ꯁꯥꯗꯨꯅ ꯂꯩꯁꯥꯕꯤꯁꯤꯕꯨ ꯀꯣꯏꯔꯤꯕꯅꯤ꯫ ꯑꯁꯤꯗꯁꯨ ꯅꯠꯇꯅ ꯃꯔꯟ ꯃꯊꯨꯝ ꯀꯌꯥ ꯑꯃꯁꯨ ꯂꯧꯊꯣꯛꯄꯤꯔꯤꯕꯅꯤ"꯫ ꯈꯣꯏꯃꯨ ꯃꯥꯒꯤ ꯑꯁꯦꯡꯕ ꯄꯨꯝꯕ ꯍꯥꯏꯔꯛꯄꯗꯨꯗꯗꯤ ꯁꯥꯎꯁꯤꯟꯅꯗꯨꯅ "ꯀꯌꯥꯗ ꯉꯝꯂꯤꯕꯅꯤ ꯌꯦꯡꯉꯨꯅꯦ, ꯃꯈꯣꯏ ꯃꯌꯥꯝ ꯃꯥꯟꯅꯔꯒ ꯑꯩꯒꯤ ꯋꯥꯅ ꯇꯥꯟꯖꯕ ꯁꯦꯜ ꯊꯨꯝ ꯃꯌꯥꯝꯁꯦ ꯃꯥꯡꯍꯟꯅꯕ ꯍꯣꯠꯅꯔꯤꯕꯅꯤꯅꯦ ꯁꯦ"꯫ ꯏꯕꯦꯌꯥꯏꯁꯨ ꯑꯆꯨꯝ ꯑꯔꯥꯟ ꯍꯪꯂꯨꯕ ꯇꯧꯗ ꯃꯄꯨꯔꯣꯏꯕꯒꯤ ꯃꯤꯆꯪꯗ ꯂꯦꯞꯇꯨꯅ "ꯆꯥꯎꯕꯤ, ꯅꯨꯄꯤꯁꯤ ꯄꯨꯔꯒꯅꯦ ꯌꯥꯝ ꯊꯨꯅ ꯆꯠꯂꯣ, ꯅꯠꯇ꯭ꯔꯕꯗꯤꯅꯦ ꯃꯤꯒꯤ ꯃꯔꯟ ꯃꯊꯨꯝ ꯄꯥꯝꯕ꯭ꯔꯥ ꯍꯥꯏꯕꯕꯨ ꯂꯩꯀꯥꯏ ꯇꯥꯛꯂꯗꯤ ꯅꯣꯏ ꯑꯐꯕ ꯑꯣꯏꯔꯣꯏ"꯫ ꯈꯣꯏꯃꯨꯅ ꯃꯥꯕꯨ ꯃꯁꯛ ꯈꯪꯗꯦ ꯍꯥꯏꯅ ꯆꯦꯜꯂꯕꯗ ꯌꯥꯏꯁꯥ ꯎꯄꯥꯏ ꯂꯩꯇ ꯃꯌꯨꯝꯂꯣꯝꯗ ꯊꯔꯣꯒ ꯄꯨꯟꯅ ꯍꯜꯂꯛꯃꯤꯟꯅꯔꯝꯃꯤ꯫ ꯃꯥ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ ꯃꯤꯒꯤ ꯁꯦꯜꯁꯤꯡ ꯑꯁꯤꯅ ꯀꯔꯝꯅ ꯁꯤꯡꯕ ꯍꯥꯏꯅꯁꯨ ꯃꯥ ꯈꯟꯗꯕ ꯅꯠꯇꯦ꯫ ꯑꯗꯨꯝꯅ ꯈꯟꯅ ꯂꯥꯛꯄꯅ ꯃꯌꯨꯝ ꯑꯗꯨꯁꯨ ꯌꯧꯔꯦ꯫ ꯊꯣꯡꯒꯥꯜ ꯑꯗꯨꯗ ꯃꯤ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯕꯗꯨ ꯎꯕꯗ ꯄꯥꯈꯠꯅ ꯃꯌꯨꯝ ꯇꯝꯅ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯊꯔꯣꯁꯨ ꯀꯔꯤꯅꯣ ꯈꯟꯅ ꯆꯦꯟꯁꯤꯜꯂꯛꯏ ꯎꯔꯤ ꯃꯃꯥ ꯖꯃꯨꯅꯥꯅ ꯃꯁꯝ ꯑꯗꯨ ꯏꯐꯥ ꯐꯥꯕ ꯃꯈꯩ ꯃꯈꯨꯠ ꯑꯅꯤꯗꯨ ꯂꯣꯟꯅꯗꯨꯅ ꯂꯥꯜꯂꯦ ꯍꯥꯏꯅ ꯃꯤꯌꯥꯝꯗꯨꯗ ꯈꯣꯏꯔꯝꯂꯤꯕꯗꯨ ꯌꯥꯏꯁꯥ ꯃꯗꯨ ꯎꯕꯗ ꯀꯔꯤꯅꯣ ꯈꯟꯅ "ꯃꯌꯥꯝ ꯀꯩꯗꯧꯕ ꯌꯥꯎꯔꯕꯒꯦ? ꯁꯦꯡꯅ ꯑꯃꯨꯛꯇ ꯍꯥꯏꯕꯤꯌꯨ"꯫ ꯃꯧ ꯑꯃꯅ "ꯃꯆꯥꯅꯨꯄꯤꯁꯤꯁꯨ ꯆꯞ ꯃꯥꯟꯅꯕꯅꯤ, ꯃꯁꯤꯁꯨ ꯐꯥꯖꯤꯜꯂꯨ"꯫ "ꯃꯌꯥꯝ ꯑꯩꯒꯤ ꯏꯃꯥꯅ ꯀꯔꯤ ꯇꯧꯔꯝꯂꯕꯒꯦ? ꯁꯦꯡꯅ ꯑꯃꯨꯛꯇ ꯍꯥꯏꯕꯤꯌꯨ"꯫ "ꯍꯩ ꯌꯥꯏꯁꯥ, ꯅꯪꯒꯤ ꯅꯃꯥꯁꯤꯅ ꯌꯨꯝꯁꯤꯗ ꯌꯨ ꯊꯛꯇꯅ ꯖ꯭ꯋꯥꯔ ꯁꯥꯟꯅꯗꯅ ꯇꯧꯔꯤ ꯃꯌꯥꯝꯁꯦ ꯅꯪꯕꯨ ꯀꯔꯤꯝꯇ ꯈꯪꯗ꯭ꯔꯕ꯭ꯔꯣ ꯍꯥ? ꯂꯩꯀꯥꯏꯁꯤꯒꯤ ꯅꯍꯥꯁꯤꯡꯁꯦ ꯂꯣꯏꯅ ꯃꯥꯡꯂꯕꯅꯤ꯫ ꯊꯕꯛ ꯁꯨꯗꯨꯅ ꯁꯦꯜ ꯇꯥꯟꯒꯦꯗꯤ ꯈꯟꯗꯦꯅꯦ, ꯃꯁꯤꯗꯩꯁꯤꯗ ꯀꯞꯁꯤꯟ ꯂꯥꯎꯁꯤꯟꯅꯗꯅ ꯂꯧꯈꯤꯕ ꯁꯦꯜ ꯃꯌꯥꯝ ꯑꯗꯨꯅ ꯉꯁꯤꯗꯤ ꯅꯌꯨꯝ ꯏꯪꯈꯣꯜ ꯑꯁꯦ ꯂꯩꯀꯥꯏꯁꯤꯅ ꯂꯧꯍꯧꯕ ꯇꯥꯔꯦ꯫ ꯅꯈꯣꯏꯅ ꯃꯥꯅ ꯆꯥꯗꯤꯅꯦ ꯈꯨꯜ ꯑꯁꯦ ꯊꯥꯗꯣꯛꯇꯨꯅ ꯆꯠꯄꯤꯈ꯭ꯔꯣ"꯫ ꯌꯥꯏꯁꯥ ꯃꯈꯨꯠ ꯑꯗꯨ ꯂꯣꯟꯅꯗꯨꯅ "ꯃꯌꯥꯝ ꯑꯩꯈꯣꯏ ꯂꯥꯟꯈ꯭ꯔꯦ, ꯑꯩꯈꯣꯏ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ. ꯑꯩꯈꯣꯏꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ. ꯃꯇꯨꯡꯗ ꯑꯁꯤꯒꯨꯝꯕ ꯊꯕꯛ ꯑꯁꯦ ꯑꯃꯨꯛ ꯍꯟꯅ ꯇꯧꯖꯔꯔꯣꯏ. ꯑꯩꯈꯣꯏꯁꯨ ꯁꯦꯜ ꯇꯥꯟꯗꯨꯅ ꯃꯌꯥꯝꯒꯤ ꯁꯦꯜꯗꯣ ꯁꯤꯡꯅꯕ ꯍꯣꯠꯅꯖꯔꯒꯦ"꯫ ꯖꯃꯨꯅꯥ ꯀꯞꯇꯨꯅ "ꯂꯩꯀꯥꯏ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛ ꯑꯩꯈꯣꯏꯕꯨ ꯑꯃꯨꯛꯇ ꯅꯨꯡꯁꯤꯕꯤꯌꯨ. ꯏꯃꯥ ꯏꯆꯥ ꯆꯪꯗꯅ ꯁꯦꯜ ꯇꯥꯟꯗꯨꯅꯅꯦ ꯃꯤꯌꯥꯝꯗꯒꯤ ꯂꯧꯈ꯭ꯔꯤꯕ ꯁꯦꯜꯁꯤꯡꯗꯣ ꯑꯩꯈꯣꯏ ꯂꯣꯏꯅ ꯁꯤꯡꯅꯕ ꯇꯧꯖꯔꯒꯦ"꯫ ꯑꯁꯨꯝꯅ ꯌꯥꯏꯁꯥ ꯑꯃꯗꯤ ꯖꯃꯨꯅꯥꯅ ꯐꯖꯅ ꯍꯥꯏꯔꯕꯗ ꯂꯩꯀꯥꯏ ꯃꯤꯌꯥꯝ ꯑꯗꯨꯁꯨ ꯑꯁꯥꯎꯕꯗꯨ ꯈꯔ ꯐꯥꯊꯅꯔꯗꯨꯅ ꯈꯔ ꯑꯍꯜ ꯑꯣꯏꯔꯕꯤ ꯑꯃꯅ "ꯖꯃꯨꯅꯥ, ꯑꯗꯨꯅꯤꯗꯅ ꯃꯃꯥ ꯑꯣꯏꯕꯤ ꯅꯪꯅ ꯑꯗꯨꯝꯅ ꯋꯥꯈꯜ ꯇꯥꯔꯕꯗꯤ ꯅꯆꯥꯁꯤꯁꯨ ꯋꯥꯈꯜ ꯂꯧꯁꯤꯡ ꯂꯩꯒꯗꯧꯔꯤꯕꯅꯤ. ꯃꯤꯒꯤ ꯃꯔꯜꯅ ꯄꯨꯟꯁꯤ ꯆꯨꯞꯄ ꯅꯨꯡꯉꯥꯏꯕ ꯌꯥꯕ ꯅꯠꯇꯦꯀꯣ. ꯅꯪ ꯋꯥꯈꯜ ꯇꯥꯎꯀꯣ. ꯑꯗꯨꯗꯤ ꯃꯌꯥꯝ ꯑꯩꯈꯣꯏ ꯑꯃꯨꯛ ꯍꯜꯂꯁꯤ. ꯅꯈꯣꯏꯗꯒꯤ ꯂꯧꯈꯤꯕ ꯁꯦꯜꯁꯤꯡ ꯑꯗꯣ ꯃꯃꯥ ꯃꯆꯥ ꯆꯪꯗꯅ ꯁꯤꯡꯂꯒꯦ ꯍꯥꯏꯔꯕꯅꯤꯅ ꯑꯩꯈꯣꯏꯁꯨ ꯃꯇꯝ ꯈꯔꯗꯤ ꯌꯦꯡꯕꯤꯔꯁꯤ"꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯈꯨꯜꯒꯤ ꯃꯤꯌꯥꯝ ꯑꯗꯨ ꯂꯣꯏꯅ ꯆꯠꯅꯈꯤꯔꯝꯃꯤ꯫ ꯊꯔꯣꯁꯨ ꯃꯇꯥꯕꯨ ꯊꯦꯟꯕꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯌꯥꯏꯁꯥ ꯑꯃꯗꯤ ꯖꯃꯨꯅꯥꯗꯨ ꯊꯕꯛ ꯁꯨꯗꯨꯅ ꯁꯦꯜ ꯇꯥꯜꯂꯝꯃꯤ, ꯑꯗꯨꯒ ꯃꯤꯒꯤ ꯁꯦꯟꯗꯣꯟꯁꯤꯡ ꯑꯗꯨꯕꯨ ꯁꯤꯡꯅꯕ ꯍꯣꯠꯅꯈꯤꯔꯝꯃꯤ꯫ ꯃꯊꯥꯏ ꯊꯥꯏꯅ ꯈꯨꯜ ꯑꯃꯗ ꯊꯕꯥ ꯀꯧꯕꯤ ꯅꯨꯄꯤ ꯑꯃ ꯂꯩꯔꯝꯃꯤ꯫ ꯊꯕꯥ ꯉꯁꯤꯁꯨ ꯃꯁꯥ ꯅꯥꯟꯅ ꯀꯦꯊꯔꯒ ꯊꯕꯛ ꯆꯠꯀꯗꯕꯒꯤ ꯊꯣꯛꯂꯛꯂꯝꯃꯤ꯫ "ꯏꯕꯦꯝꯃ ꯊꯣꯏꯕꯤ, ꯏꯃꯥ ꯊꯕꯛ ꯆꯠꯂꯨꯈꯤꯒꯦꯀꯣ. ꯅꯪ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯗꯨꯅ ꯆꯥꯔꯒꯅꯦ ꯅꯤꯡꯊꯤꯅ ꯂꯩꯔꯝꯃꯣ. ꯏꯃꯥꯒꯤ ꯆꯥꯛꯇꯤ ꯍꯥꯞꯂꯨꯔꯅꯨꯀꯣ"꯫ "ꯍꯣꯏ ꯏꯃꯥ. ꯑꯗꯣ ꯏꯃꯥ, ꯌꯥꯝꯅ ꯊꯦꯡꯅꯗꯤ ꯍꯜꯂꯛꯀꯅꯨꯀꯣ. ꯄꯥꯕꯁꯨ ꯊꯦꯡꯅ ꯍꯜꯂꯛꯏ. ꯑꯩ ꯊꯟꯗ ꯂꯩꯍꯧꯕꯗꯣ ꯀꯤꯖꯩꯌꯦꯕ ꯀꯣ ꯏꯃꯥ"꯫ "ꯍꯩ, ꯆꯠꯐꯧ ꯆꯠꯇ꯭ꯔꯤ ꯍꯜꯂꯛꯄ ꯍꯥꯟꯅ ꯍꯥꯏ ꯀꯩꯒꯤꯅꯣ? ꯀꯩꯅꯣ ꯈꯪꯗꯦꯅꯦ. ꯍꯥꯏꯗ꯭ꯔꯗꯤ ꯀꯩꯅꯣ, ꯏꯃꯥꯗꯤ ꯁꯟꯒ ꯆꯞ ꯃꯥꯟꯅꯩ. ꯌꯨꯝꯗꯒꯤ ꯍꯦꯛ ꯊꯣꯛꯈꯤꯕꯗ ꯍꯜꯂꯛꯀꯅꯤ ꯍꯥꯏꯕ ꯁꯨꯈꯪ ꯈꯪꯗꯦꯕ. ꯊꯕꯛ ꯂꯩꯕꯒꯤꯅꯤ ꯑꯩꯅ ꯊꯦꯡꯅ ꯍꯜꯂꯛꯏꯁꯤ ꯀꯣ. ꯌꯥꯝ ꯏꯃꯥ ꯁꯥꯔꯛꯀꯅꯨ"꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯕꯥꯗꯨ ꯌꯨꯝꯗꯒꯤ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯅꯨꯄꯥ ꯑꯉꯧꯅ ꯅꯨꯡꯇꯤꯒꯤ ꯁꯦꯜ ꯇꯥꯟꯕ ꯑꯌꯨꯛꯇꯒꯤ ꯆꯠꯈ꯭ꯔꯒ ꯅꯨꯃꯤꯗꯥꯡ ꯍꯜꯂꯛꯂꯝꯃꯤ꯫ ꯁꯣꯝꯗ ꯊꯕꯥꯒ ꯂꯝꯆꯠ ꯃꯥꯟꯅꯕ ꯐꯩꯖꯥꯎꯁꯨ ꯊꯕꯥꯕꯨ ꯂꯥꯛꯄ ꯉꯥꯏꯗꯨꯅ ꯂꯩꯔꯤ꯫ "ꯊꯕꯥ, ꯑꯩꯗꯤ ꯉꯁꯥꯏꯗꯒꯤ ꯅꯪ ꯂꯥꯛꯄ ꯉꯥꯏꯕꯗ ꯋꯥꯔꯦꯗ. ꯅꯪꯒꯤ ꯐꯖꯕ ꯅꯁꯛꯇꯣ ꯎꯅꯤꯡꯕꯅ ꯉꯥꯏꯕ ꯉꯝꯗ꯭ꯔꯕꯅꯤ. ꯉꯁꯥꯏꯅ ꯂꯥꯛꯑꯗꯕꯅꯤ, ꯑꯗꯨꯗ ꯏꯆꯥꯅꯨꯄꯤꯗꯨꯒꯨꯝꯕ ꯉꯥꯡꯅ ꯂꯩꯔꯕ. ꯑꯗꯣ ꯇꯥꯗꯁꯨ ꯐꯖꯩꯗ, ꯀꯨꯆꯨꯗꯕꯨ ꯈꯤꯇꯪ ꯉꯥꯟꯗꯕꯒꯤ ꯋꯥꯅꯤ. ꯏꯁ, ꯃꯝꯂꯁꯨ ꯅꯨꯄꯤꯁꯤꯡꯒꯗꯤ ꯑꯩꯁꯦ ꯉꯥꯟꯅ ꯎꯔꯝꯗꯣꯏꯅꯤꯅꯦ, ꯍꯥꯏꯗꯤ ꯑꯩꯒꯤ ꯁꯦꯜ ꯀꯨꯞꯄꯥꯏꯁꯤꯗ. ꯑꯗꯣ ꯅꯪꯒꯤ ꯅꯨꯄꯥꯗꯤ ꯂꯩꯍꯧꯗ꯭ꯔꯣ"꯫ "ꯇꯥ ꯐꯩꯖꯥꯎ, ꯂꯥꯏꯔꯕ ꯅꯨꯄꯥꯗꯣ ꯋꯥꯏꯊꯨꯡꯂꯨꯔꯕꯅꯤꯅ ꯑꯩꯒꯤ ꯅꯨꯄꯥꯗꯣ ꯅꯨꯃꯤꯠ ꯆꯨꯞꯄ ꯁꯦꯜ ꯇꯥꯟꯕ ꯆꯠꯂꯤ. ꯅꯨꯃꯤꯗꯥꯡ ꯈꯛꯇꯅꯤ ꯃꯥꯅ ꯌꯨꯝꯗ ꯂꯩꯔꯤꯕꯁꯤ. ꯑꯁ, ꯈꯪꯗꯦꯗ, ꯅꯨꯡꯉꯥꯏꯅ ꯍꯤꯡꯕ ꯄꯨꯟꯁꯤ ꯍꯥꯏꯕꯗꯣ ꯐꯪꯉꯛꯈꯤꯗ꯭ꯔꯥ.
ꯍꯧꯖꯤꯛꯇꯤ ꯑꯩꯒ ꯊꯦꯡꯅꯔꯕꯅꯤꯅ ꯅꯪꯕꯨ ꯀꯔꯤꯁꯨ ꯋꯥꯍꯜꯂꯔꯣꯏꯗ ꯃꯇꯝ ꯈꯖꯤꯛꯇ ꯉꯥꯏꯈꯣ ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯉꯥꯏꯅ ꯊꯝꯂꯗꯧꯅꯤꯗ ꯍꯣ ꯇꯥ ꯐꯩꯖꯥꯎ ꯑꯩꯕꯨ ꯅꯨꯡꯉꯥꯏꯅ ꯊꯝꯕꯤꯒꯗꯕ ꯃꯇꯝꯗꯣ ꯑꯩꯗꯤ ꯉꯥꯏꯕꯗ ꯋꯥꯔꯦ ꯑꯗꯣ ꯇꯥ ꯐꯩꯖꯥꯎ ꯅꯪꯒꯤ ꯅꯨꯄꯤ ꯑꯃ ꯂꯩꯗꯨꯗꯤ ꯀꯃꯥꯏꯅ ꯇꯧꯕ ꯑꯁ ꯑꯩ ꯅꯨꯄꯤ ꯃꯦꯝꯃꯔꯣ ꯍꯥꯏꯁꯦ ꯁꯛꯊꯤꯕꯤꯗꯣ ꯑꯩꯅ ꯇꯥꯟꯊꯣꯛꯈ꯭ꯔꯗꯕꯅꯤ ꯃꯥꯕꯨꯗꯤ ꯃꯁꯛꯇꯣ ꯁꯨꯡꯎ ꯎꯅꯤꯡꯗ꯭ꯔꯕꯅꯤ ꯏꯃꯥꯒ ꯄꯥꯕꯒ ꯌꯥꯗꯕꯒꯤ ꯑꯁꯨꯝ ꯊꯝꯕꯩ ꯋꯥꯅꯤꯀꯣ ꯑꯗꯨꯗꯤ ꯇꯥ ꯐꯩꯖꯥꯎ ꯏꯕꯥꯅꯤꯁꯦ ꯅꯣꯏ ꯏꯃꯥ ꯄꯥꯕꯅ ꯁꯤꯗ꯭ꯔꯤꯐꯥꯎ ꯂꯩꯈꯤꯕ ꯇꯥꯕꯅꯤꯅꯦ ꯀꯨꯏꯔꯔꯣꯏ ꯉꯥꯏꯕꯗ ꯀꯜꯂꯨ ꯀꯩꯗꯧꯒꯦ ꯑꯩꯒꯤ ꯅꯨꯡꯁꯤꯕꯤ ꯊꯕꯥ ꯅꯪꯕꯨ ꯉꯥꯏꯕꯗ ꯀꯜꯂꯨ ꯀꯩꯗꯧꯒꯦ ꯑꯗꯨ ꯉꯥꯏꯈꯨꯁꯤ ꯏꯕꯥꯅꯤꯒꯤ ꯃꯔꯤꯁꯦ ꯅꯪꯒꯤ ꯅꯨꯄꯥꯅ ꯈꯪꯂꯛꯂꯒꯅ ꯀꯝꯗꯧꯕ ꯑꯩꯒꯤ ꯅꯨꯄꯥꯒꯤ ꯋꯥꯕꯨꯗꯤ ꯑꯩꯅ ꯊꯣꯛꯄ ꯑꯗꯨꯝ ꯇꯧꯔꯒꯦ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯌꯥꯔꯕ ꯅꯠꯇ꯭ꯔꯣ ꯊꯣꯛꯄ ꯇꯧꯒꯦ ꯍꯥꯏꯔꯒ ꯍꯌꯦꯡ ꯈꯪꯂꯛꯄꯗ ꯌꯣꯝꯄꯥꯛ ꯊꯥꯡꯖꯧ ꯄꯥꯏꯔꯒ ꯑꯩꯕꯨꯗꯤ ꯇꯥꯟꯅꯍꯜꯂꯛꯀꯅꯨꯀꯣ ꯑꯩꯒꯤꯗꯃꯛꯅꯦ ꯑꯗꯨ ꯐꯥꯎꯕ ꯆꯦꯟꯕ ꯉꯝꯂꯣꯏꯗ꯭ꯔꯣ ꯆꯦꯟꯕꯒꯤ ꯋꯥꯗꯤ ꯗꯃꯥ ꯑꯗꯨꯝ ꯆꯦꯟꯕꯤꯒꯦ ꯍꯥꯏꯅꯤ ꯑꯗꯨꯗ ꯄꯨꯛꯁꯤꯅ ꯀꯣꯔꯐꯨ ꯌꯦꯞꯄꯗꯧ ꯇꯧꯕꯁꯤꯗ ꯉꯝꯃꯣꯏꯗꯧꯕꯩ ꯋꯥꯅꯤꯗ ꯑꯁꯦꯡꯕ ꯇꯥ ꯐꯩꯖꯥꯎ ꯅꯪꯁꯤꯃ ꯅꯕꯨꯛꯅ ꯃꯔꯣꯜ ꯑꯃ ꯀꯪꯂꯤꯕ ꯃꯨꯅ ꯃꯨꯔꯤꯕ ꯂꯦꯝꯐꯨ ꯌꯥꯝ ꯃꯥꯜꯂꯤ ꯑꯗꯣ ꯅꯅꯥꯛꯇ ꯐꯝꯕꯗ ꯁꯦꯜ ꯃꯅꯝꯗꯤ ꯕꯪ ꯕꯪ ꯅꯝꯃꯤꯗ ꯑꯁ ꯊꯕꯥ ꯅꯪꯒꯤ ꯋꯥꯇꯥꯗꯨꯗꯤ ꯇꯥꯕꯗ ꯅꯥꯀꯣꯡꯒꯁꯦ ꯏ ꯇꯥꯔꯛꯀꯗꯧꯔꯤꯗ ꯅꯪꯒꯤꯁꯤꯕꯨ ꯑꯩ ꯁꯤꯊꯔꯤꯔꯣ ꯅꯠꯇ꯭ꯔꯒ ꯊꯥꯗꯔꯤꯔꯣ ꯍꯣ ꯑꯅꯤꯃꯛꯅꯦ ꯑꯅꯤꯃꯛ ꯑꯁꯨꯝꯅ ꯆꯠꯄ ꯌꯥꯕ ꯆꯠꯂꯨꯔꯕ ꯃꯇꯨꯡ ꯊꯕꯥꯗꯨ ꯃꯝꯂꯝꯗꯥꯏꯗ ꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯂꯝꯃꯤ ꯊꯣꯏꯕꯤꯁꯨ ꯃꯃꯥ ꯍꯜꯂꯛꯄꯗ ꯎꯕꯗ ꯃꯆꯤꯟꯗ ꯁꯣꯜꯂꯤ ꯍꯧꯖꯤꯛꯇꯒ ꯍꯜꯂꯛꯑꯗꯅ ꯑꯩꯅ ꯉꯁꯥꯏꯅ ꯉꯟꯅ ꯍꯜꯂꯣꯅ ꯍꯥꯏꯈ꯭ꯔꯤꯕꯅꯦꯕ ꯅꯨꯡꯁꯤꯗꯕꯅ ꯀꯦꯔꯤꯅꯤ ꯀꯥꯏꯅ ꯇꯧꯔꯤꯁꯤꯅ ꯁꯅꯥꯕꯨꯟꯗ ꯃꯤ ꯃꯃꯥꯏ ꯄꯥꯟꯁꯤꯟꯕꯗꯣ ꯍꯦꯛ ꯃꯥꯜꯂꯗꯅ ꯏꯃꯥꯒꯤ ꯊꯣꯏꯕꯤꯌꯥ ꯅꯪ ꯄꯥꯕꯗꯣ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯜꯂꯛꯇ꯭ꯔꯤꯕ꯭ꯔꯣ ꯍꯜꯂꯛꯇ꯭ꯔꯤ ꯏꯃꯥ ꯀꯩꯒꯤꯅꯣ ꯃꯥꯅ ꯑꯁꯨꯛ ꯊꯦꯡꯅꯁꯤ ꯐꯥꯎꯕ ꯍꯜꯂꯛꯂꯝꯗ꯭ꯔꯤꯁꯤꯅ ꯅꯣꯡꯃꯇ ꯌꯨꯝꯗ ꯃꯇꯝ ꯆꯥꯅ ꯍꯜꯂꯛꯀꯅꯤꯁꯦ ꯁꯨꯈꯪ ꯈꯪꯗꯕꯅꯦꯕ ꯏꯃꯥ ꯎꯅꯤ ꯈꯟꯕꯗ ꯍꯜꯂꯛꯄ ꯇꯟꯗꯅ ꯍꯜꯂꯛꯇ꯭ꯔꯤꯕ ꯑꯣꯏꯔꯝꯅꯤ ꯃꯥꯗꯤ ꯀꯔꯤꯒꯤ ꯑꯩ ꯎꯕ ꯇꯟꯗꯣꯏꯕ ꯍꯥ ꯏꯃꯥꯅ ꯀꯦꯔꯤꯅꯤꯅ ꯇꯧꯔꯤꯗꯣ ꯉꯀ꯭ꯔꯥ ꯌꯥꯝ ꯃꯥꯜꯂꯤ ꯑꯩꯈꯣꯏ ꯄꯥꯕꯗꯤ ꯉꯀ꯭ꯔꯥꯗꯣ ꯌꯥꯝ ꯍꯩꯅꯗꯦꯗꯅ ꯑꯗꯨꯒꯤ ꯏꯁ ꯑꯩꯕꯨ ꯉꯀ꯭ꯔꯥ ꯃꯥꯜꯂꯤ ꯐꯖꯔꯦꯍꯦ ꯅꯪꯗꯤ ꯉꯁꯤꯒꯤ ꯍꯦꯛ ꯃꯥꯜꯂꯗꯅ ꯉꯀ꯭ꯔꯥ ꯃꯥꯟꯕꯤ ꯏꯃꯥꯒꯤ ꯃꯆꯥꯅꯤꯅ ꯑꯩꯁꯨ ꯉꯁꯤ ꯑꯗꯨꯝ ꯃꯥꯟ ꯇꯥꯕ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯊꯕꯥꯗꯨ ꯆꯥꯛ ꯊꯣꯡꯂꯤ ꯃꯄꯨꯔꯣꯏꯕ ꯑꯉꯧꯅ ꯐꯨꯡꯒꯥ ꯃꯅꯥꯛ ꯑꯗꯨꯗ ꯐꯝꯂꯤ ꯑꯗꯨꯒ ꯃꯥꯒꯤ ꯅꯨꯄꯤ ꯊꯕꯥꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ ꯊꯕꯥ ꯀꯔꯤ ꯍꯥꯏꯒꯦ ꯃꯈꯣꯏ ꯃꯄꯥ ꯅꯪꯕꯨ ꯅꯃꯥꯏꯒꯗꯣ ꯀꯦꯗꯅ ꯂꯩꯔꯤꯗꯨꯕꯨ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯍꯥ ꯀꯦꯗꯅ ꯂꯩꯔꯤꯁꯤꯕꯣ ꯅꯆꯤꯟꯕꯥꯟꯒꯗꯨꯅ ꯉꯥꯡꯁꯛ ꯉꯥꯡꯉꯤ ꯃꯤ ꯆꯥꯔꯕꯨ ꯃꯥꯜꯂꯦ ꯋꯥꯅꯤ ꯑꯁ ꯍꯧꯔꯦ ꯅꯈꯣꯏ ꯅꯄꯥꯅ ꯆꯥꯒꯦ ꯍꯧꯅꯕꯤ ꯑꯩꯗ ꯄꯥꯟꯅꯕꯤꯁꯦ ꯀꯩꯅꯣ ꯈꯪꯗꯦ ꯃꯤ ꯆꯞ ꯍꯦꯛ ꯃꯥꯟꯅꯩ ꯄꯥꯟꯅꯗ꯭ꯔꯗꯤ ꯀꯔꯤꯅꯣꯅꯦ ꯑꯩꯒꯤ ꯅꯨꯄꯤꯕꯨ ꯑꯩꯅ ꯄꯥꯟꯅꯗ꯭ꯔꯗꯤ ꯍꯩ ꯊꯥꯏꯅꯁꯨ ꯅꯪ ꯁꯪꯕ ꯂꯥꯛꯀꯅꯨ ꯍꯥꯏꯔꯒ ꯑꯩꯅ ꯅꯪꯅ ꯍꯥꯏꯕ ꯏꯜꯂꯤꯉꯩꯗ ꯃꯈ꯭ꯋꯥꯡ ꯀꯣꯟꯕ ꯍꯅꯨꯕ ꯑꯃ ꯀꯣꯏꯔꯝꯗꯅ ꯑꯩꯅ ꯐꯥꯈꯤꯕꯗꯣ ꯃꯗꯨꯗ ꯃꯈꯣꯏ ꯃꯄꯥꯅ ꯀꯞꯈꯤꯕꯗꯣ ꯊꯔꯣꯏ ꯑꯣꯟꯈꯩ ꯑꯗꯨꯁꯨ ꯁꯟꯊꯤ ꯃꯔꯛꯇꯨꯗ ꯍꯩ ꯇꯨꯃꯤꯟ ꯂꯩꯌꯨ ꯅꯆꯥ ꯇꯥꯅꯤꯅꯦ ꯑꯗꯨꯗꯤ ꯅꯪꯅ ꯅꯄꯥꯒꯨꯝꯕ ꯍꯅꯨꯕꯗꯨ ꯂꯩꯈ꯭ꯔꯅꯤ ꯈꯟꯕꯗ ꯄꯥꯝꯃꯨꯕꯒꯤ ꯀꯞꯄꯩ ꯋꯥꯅꯤ ꯍꯣ ꯈꯪꯖꯔꯦ ꯏꯕꯨꯡꯉꯣ ꯅꯈꯨꯜ ꯆꯞ ꯆꯥꯅ ꯈꯪꯕꯖꯥꯠꯅꯤ ꯅꯪ ꯅꯠꯇ꯭ꯔꯣ ꯑꯩ ꯁꯪꯕꯗ ꯊꯪꯅꯕꯒꯤ ꯁꯒꯣꯜꯅ ꯅꯃꯥꯏꯗ ꯀꯥꯎꯈꯤꯕꯒꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯌꯥꯃꯥꯡ ꯍꯣꯔꯤꯕꯗꯣ ꯑꯩꯅ ꯌꯥꯃꯥꯡ ꯌꯥꯎꯗꯕꯁꯤꯗ ꯅꯪꯅ ꯑꯩ ꯄꯥꯝꯗꯗꯨꯅ ꯍꯅꯨꯕꯗꯨ ꯀꯣꯏꯈꯤꯕ ꯅꯠꯇ꯭ꯔꯣ ꯌꯥꯃꯥꯡ ꯌꯥꯎꯗꯕ ꯅꯪꯕꯨ ꯀꯃꯥꯏꯅ ꯄꯥꯝꯗꯣꯏꯅꯣ ꯑꯩꯅ ꯂꯩꯕꯤꯔꯝꯗ꯭ꯔꯗꯤꯅꯦ ꯅꯨꯄꯤꯒ ꯑꯃꯠꯇ ꯊꯤꯕ ꯈꯪꯂꯝꯂꯣꯏꯗꯕꯅꯤꯅ ꯑꯌꯣ ꯑꯁ ꯈ꯭ꯋꯥꯡꯒꯁꯦ ꯇꯦꯗꯃꯃ ꯆꯥꯛꯇꯣ ꯂꯣꯏꯁꯤꯜꯂꯣꯅꯦ ꯁꯨꯝ ꯉꯥꯡꯗꯅ ꯂꯩꯔꯅꯨ ꯑꯩꯕꯨ ꯄꯣꯊꯥꯅꯤꯡꯉꯦꯗ ꯍꯣꯏ ꯂꯣꯏꯔꯦ ꯅꯆꯥꯅꯨꯄꯤꯁꯨ ꯀꯧꯕꯤꯔꯛꯎ ꯑꯁꯨꯝꯅ ꯃꯈꯣꯏ ꯆꯥꯛ ꯏꯁꯤꯡ ꯇꯣꯛꯂꯗꯨꯅ ꯃꯥꯒꯤ ꯀꯥꯗ ꯇꯨꯝꯕ ꯆꯪꯅꯔꯛꯂꯝꯃꯤ ꯑꯗꯨꯕꯨ ꯊꯕꯥꯗꯤ ꯉꯁꯥꯏ ꯐꯩꯖꯥꯎꯅ ꯃꯥꯒꯤ ꯅꯨꯄꯥꯅ ꯈꯪꯈ꯭ꯔꯕꯗꯤ ꯀꯝꯗꯧꯕ ꯍꯥꯏꯕ ꯋꯥꯗꯨ ꯑꯗꯨꯃꯛ ꯅꯤꯡꯁꯤꯡꯗꯨꯅ ꯂꯩꯔꯤ ꯃꯥ ꯍꯧꯖꯤꯛ ꯀꯩꯗꯧꯁꯤꯒꯦ ꯈꯟꯕꯗ ꯇꯨꯝꯕ ꯌꯥꯔꯝꯗꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯊꯕꯥꯗꯨ ꯃꯄꯨꯔꯣꯏꯕꯅ ꯊꯕꯛ ꯆꯠꯈꯤꯕ ꯉꯥꯏꯗꯨꯅ ꯑꯉꯧꯅ ꯍꯦꯛ ꯆꯠꯈꯤꯕꯒ ꯃꯍꯥꯛ ꯃꯐꯤ ꯅꯥꯟꯅ ꯁꯦꯠꯇꯨꯅ ꯃꯁꯥꯕꯨ ꯐꯖꯅ ꯂꯩꯔꯝꯃꯨ ꯍꯥꯏꯔꯝꯂꯒ ꯊꯪꯅꯕ ꯈꯨꯜꯗ ꯂꯩꯕ ꯑꯃꯥꯏꯕꯤ ꯑꯃꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ ꯑꯃꯥꯏꯕꯤ ꯁꯥꯈꯤꯅ ꯏꯕꯦꯝꯃ ꯀꯔꯤ ꯇꯥꯟꯅꯁꯤꯒꯦ ꯏꯃꯥ ꯅꯆꯥꯅ ꯏꯃꯥꯗ ꯀꯩꯅꯣꯝꯃꯇ ꯍꯥꯏꯖꯒꯦ ꯍꯥꯏꯅ ꯂꯥꯛꯂꯤꯕꯅꯤ ꯏꯃꯥꯅ ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ ꯍꯦꯛ ꯇꯧꯕꯤꯔꯕ ꯏꯃꯥꯅ ꯄꯤꯌꯨ ꯍꯥꯏꯕ ꯁꯦꯜ ꯑꯩꯅ ꯂꯣꯏꯅ ꯄꯤꯖꯒꯦ ꯁꯥꯈꯤ ꯁꯦꯜ ꯄꯜꯂꯛꯄꯗꯨꯗ ꯃꯃꯤꯠ ꯃꯅꯥ ꯊꯛꯀꯠꯇꯨꯅ ꯍꯥꯏꯔꯛꯏ ꯀꯔꯤ ꯋꯥꯅꯣꯅꯤ ꯏꯕꯦꯝꯃ ꯇꯧꯈꯤꯗ ꯉꯝꯕ ꯅꯃꯥ ꯑꯩ ꯂꯩꯔꯤꯕꯁꯤꯗꯤ ꯑꯄꯥꯝꯕꯗ ꯍꯥꯏ ꯂꯣꯏꯅ ꯇꯧꯏ ꯅꯨꯄꯥ ꯐꯥꯎ ꯍꯥꯏꯔꯁꯨ ꯐꯥꯔꯒꯦ ꯀꯥꯏꯅꯍꯜꯂꯨ ꯍꯥꯏꯔꯁꯨꯅꯦ ꯂꯣꯏꯅ ꯉꯝꯕ ꯅꯃꯥꯅꯤꯅꯦ
Thaba ikaiba leitana wari pumba lirami. Adudi isanupia nangna pamlibasi karino ha napurebado hato haibro natraga kari taw haibano. Ima aigi nupa ngaubu anam ahasu hanbiyo. Aina hariba makhay yahanbiyo. Adubu magi thawaidi lobigano. Sakhisu mahaki mahi adu ising kharda sonduna piraklami. Aduga asumna haireklami. Horen numidangine sak saba matamda magi thaknabi isingdane aina piribi ising ase hapta pitho. Kutakda dumak tengbala dabaniko. Yam nungaijari imadudi image wamalbu kaya thamjaramo haibano. Jamadang hek thanamo. Sidi yamna lubani. Mina pang hekta tawbiyu yadaba oibanina ne selsi khar yamna laudrabadi yadaba ibema. Ima sid leijari adudi ayamuk thokjarukige. Seldo piramduna Thabasu yumda halaklami. Numidangi matam yauraduna Thabana mapurebana thaknabi isingda ngasai amaibi sakhina pirakibi isingdu yansinduna pithaklami. Asumna numit ado hauki mathangi numit ni Thaba angongna zakhiba ngaiduna mahaksu keduna nana zatki. Aduga Phaijawga unarami. Thaba nangbu ai nungsibrane. Ta Phaijau nungsibagi natro aina nungsikraba isado kundoklamduna ta Phaijawgi nakta laisibo. Chummine duso. Kusumna ise tharo amta yengo tu. Adagi sibu ta Phaijau natro. Nupi maga nok nokdana phaminarisibo. Tharona kadainone haima mane masiki nupasibane nupi amagamu ga as matu masasu leirabani haina khiri daw thok naiti isia chalasi law mi mado nungaiti pakrabani atubu magi nupasi da hek leirubadagi masu warabani bema hairusi law memada adugane khanalaga kumhaidum yengsi kanati somda mema masasing turen mapanda puthokuna iruzadu leirami kusumna mema isi sina wonda wamta tamge haidana changlaklibanine kari leiri che kai haige haibado Phaijawdo ada khundonda Thaba haibi nupa yamna pambido kethabiduga nokdana seka tawnadana ne sesa tawdana lehobani aikhoidi akhoi ubadane mitse nabana muktoiba asengbaro isen harisibo migi matei manau kaina buwadine aikhoidi nongonda phagi muk tawkhidrene bema sibu mi sinaba yabu wa natro tawda tawramni madugi saktathi nupida sopa nupado haidorpada pakraba kusumna kanade bema napurebado yam cheksiluko hojik matamgi nupisingse noi khoinabu panglei leibagi wani nupa phabi nupi yam leirabani ko hoichi khangdana manga sidi yumda handala kisanoba ai sibra ma sibramdi soidramni sidi memadu masa singdu phatphat iruzaduna yumda karaklami aduga yum yauraga magi nupa Phaijawbu halakpa ngaiduna leirami ngayaki matungda Phaijawdu nofoi tawduna masinda isaiga ngangladana sanglaklami mapurebana monda nungaina sanglakpa ubaduda memana monda ga yam nungaina hanbiraida ha uzaning basaktam ururabanina karino ha yum dek hanjilakpase nang ubada nungai phunga khangde oi isau na marom langi nasak na marolama yonga mo mansile supso ho malani ye hojikti malani ye yongda nate manba yaba kari loina malani maki sembi masamuwa leina migi nupa pambi migi mung thugaiba ngambi ma leirabanina chalo hei kadai digwa ngakta potagi chalo kari pothaba ha kaida saluge hangi siam haibiram natrabadinya pothaba kya nupi nang asi soidam ki sei jani ko kai nu sei sabadi ha kai no ba nupa ni na noya tawningbada tawba nupi khoina penda ba khra hairagana phugi sege haiba phatti da ko nupa noisia asumna matai manaudu khatnabadu tabadu Phaijawgi mamadu imungdagi thoklaklami hai mawa kaidawre nabani na sanjagi laiting khurumna matamsida adu kana lawniri biduba ima nasa nupa si nupi koire sisu khundonda ne nupi maguna to ne hoyi haidana mina hairaknabani koirabani mana sumai tarakni bas sidabu aina kamaina tumina yo haiba noima Phaijaw imong na hari sumra ha hayo imong na hari sumro as kadai ni wanu deima ango bisina pangai haibabu imana thajiro kari gi pangai haiba nang thabagu unarudabra ha unarudabra ba ai
ꯑꯩꯗꯅꯦ ꯑꯩꯅ ꯏꯄꯥꯝ ꯆꯠꯆꯈ꯭ꯔꯒꯦ ꯅꯪ ꯊꯕꯥꯗꯨꯒ ꯅꯨꯡꯉꯥꯏꯅ ꯂꯩꯖꯍꯧꯔꯣ ꯆꯠꯄꯤꯈ꯭ꯔꯣ ꯏꯊꯟꯇ ꯅꯨꯡꯉꯥꯏ ꯂꯩꯖꯍꯧꯒꯦ ꯔꯥꯁꯤꯅ ꯀꯔꯤ ꯂꯩꯍꯧꯕ ꯍꯥ ꯀꯔꯤ ꯂꯩꯍꯧꯕꯅꯣ ꯃꯁꯤ ꯃꯆꯣꯡ ꯄꯥꯛ ꯅꯥꯏꯗꯕ ꯁꯥꯔꯗꯅ ꯅꯪ ꯂꯤꯆꯩꯁꯤꯗꯅꯦ ꯁꯥꯟꯅꯒꯦ ꯅꯪ ꯈꯪꯕ꯭ꯔꯥ ꯅꯪ ꯍꯥ ꯈꯪꯕ꯭ꯔꯣ ꯑꯌꯣ 이마 ꯀꯩꯗꯧꯁꯤꯕ ꯑꯌꯥ 시래미 이마 ꯑꯩ 시래 ꯀꯩꯅꯣ 이마 ꯑꯗꯨ ꯀꯩ ꯀꯥꯂꯤꯗꯨꯕꯣ ꯉꯥꯎꯔꯕ꯭ꯔꯣ 이마ꯕꯣ ꯑꯩ ꯅꯠꯇꯦ ꯉꯥꯎꯔꯤꯕꯁꯦ ꯅꯪꯅꯦ ꯅꯪ ꯅꯨꯄꯤ ꯄꯥꯝꯕꯅ ꯉꯥꯎꯔꯕ ꯅꯇꯨ ꯅꯆꯥ ꯂꯩꯅ ꯍꯦ ꯃꯇꯨꯡ ꯃꯅꯥꯎ ꯇꯧꯈꯤꯗ꯭ꯔꯥ ꯍꯥꯏꯌꯣ ꯑꯗꯨ ꯍꯦꯛ ꯍꯥꯏꯗ꯭ꯔꯤ ꯐꯥꯎ ꯐꯨꯒꯗꯕꯅꯤ ꯑꯩꯗꯤ ꯏꯃꯥ ꯑꯩ ꯂꯥꯟꯖꯔꯦꯕ ꯑꯃꯨꯛ ꯇꯧꯖꯔꯦ ꯁꯤ ꯑꯩ ꯂꯥꯟꯖꯔꯦꯕ ꯏꯃꯥ ꯅꯥꯏ ꯋꯥꯅꯦ ꯀꯜꯂꯛꯀꯅꯨ ꯀꯩꯗꯧꯔꯒꯦ ꯅꯣꯡꯃꯁꯨ ꯐꯩꯖꯥꯎ ꯑꯃꯗꯤ ꯊꯕꯥ ꯑꯅꯤꯗꯨ ꯎꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯇꯥ ꯐꯩꯖꯥꯎ ꯑꯩ ꯅꯣꯏꯗ ꯀꯔꯝ ꯀꯥꯟꯗ ꯄꯨꯕꯤꯗꯣꯏꯅꯣ ꯊꯕꯥ ꯃꯗꯨ ꯍꯧꯖꯤꯛ ꯌꯥꯈꯤꯔꯣꯏ ꯅꯍꯥꯟꯁꯨ ꯅꯠꯇ꯭ꯔꯣ ꯑꯩꯅ ꯅꯉꯣꯟꯗ ꯏꯃꯥꯅ ꯐꯨꯕꯒꯤ ꯗꯥꯛ ꯃꯌꯥꯝ ꯌꯦꯡꯍꯜꯂꯤꯕꯗꯨꯕꯣ ꯑꯁ ꯑꯩꯁꯨꯅꯦ ꯌꯥꯝ ꯀꯨꯏꯅꯒ ꯈꯥꯡꯕ ꯉꯝꯃꯔꯣꯏꯀꯣ ꯇꯥ ꯐꯩꯖꯥꯎ ꯂꯩꯀꯥꯏꯗꯁꯨ ꯃꯤꯅ ꯑꯩꯁꯤ ꯎꯕꯗ ꯆꯤꯕꯣꯟ ꯉꯥꯡꯅꯔꯕꯅꯤꯀꯣ ꯉꯥꯡꯅꯕꯩ ꯋꯥꯗꯤ ꯑꯩꯁꯨ ꯉꯥꯡꯅꯔꯤꯕꯅꯤ ꯅꯪ ꯈꯛ ꯅꯠꯇꯦꯗ ꯃꯄꯥꯟꯒ ꯊꯣꯛꯀꯗꯕ ꯇꯜꯂ ꯄꯣꯠꯅꯤ ꯅꯪꯗꯤ ꯅꯨꯄꯥꯅꯤ ꯐꯩ ꯑꯩꯗꯤ ꯅꯨꯄꯤꯅꯤ ꯑꯗꯨꯅ ꯑꯩꯗꯤ ꯉꯁꯤ ꯅꯪꯒꯤ ꯅꯇꯨꯡ ꯏꯜꯂꯛꯑꯅꯤ ꯍꯥꯏꯁꯤꯅꯤ ꯑꯁ ꯇꯥꯅꯤꯡꯗꯦ ꯊꯕ ꯅꯆꯥ ꯅꯋꯥ ꯂꯩꯔꯁꯨ ꯅꯪꯅ ꯀꯣꯏꯔꯤꯕ ꯅꯨꯄꯥꯁꯦ ꯑꯩꯅ ꯑꯍꯥꯟꯕ ꯅꯠꯇꯦ ꯅꯪꯒꯤ ꯃꯔꯝꯗ ꯃꯤꯅ ꯉꯥꯡꯅꯕ ꯌꯥꯕꯗꯨꯗꯒꯤ ꯍꯧꯅ ꯑꯗꯨꯝ ꯉꯥꯡꯅꯔꯕꯅꯤ ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯅꯝꯂꯩ ꯂꯩꯁꯤꯡꯒ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗꯨꯗꯤ ꯇꯧꯔꯛꯀꯅꯨ ꯃꯈꯣꯏ ꯑꯅꯤꯅ ꯋꯥꯔꯤ ꯁꯥꯔꯤꯉꯩꯗ ꯈꯪꯍꯧꯗꯅ ꯈꯨꯜ ꯑꯗꯨꯒꯤ ꯅꯨꯄꯥ ꯅꯨꯄꯤ ꯃꯌꯥꯝ ꯊꯣꯛꯂꯛꯇꯨꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯐꯨ ꯆꯩꯗꯨꯅ ꯋꯥꯔꯛꯂꯝꯃꯤ ꯃꯌꯨꯝꯒꯤ ꯃꯤꯁꯨ ꯀꯧꯔꯝꯃꯤ ꯐꯩꯖꯥꯎꯒꯤꯅ ꯃꯃꯥ ꯔꯥꯁꯤꯒ ꯃꯥꯒꯤ ꯅꯨꯄꯤ ꯃꯦꯝꯃꯒ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯊꯥꯕꯥꯒꯤꯅ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕ ꯑꯉꯧ ꯂꯥꯛꯂꯝꯃꯤ ꯔꯥꯁꯤꯅ ꯃꯁꯤꯒꯤ ꯋꯥꯔꯛꯇꯕ ꯃꯆꯥꯁꯤꯒꯤ ꯍꯛꯇꯛꯇꯅꯦ ꯑꯩꯁꯦ ꯏꯀꯥꯏ ꯐꯤꯔꯨꯞ ꯈꯨꯝꯂꯕꯅꯦ ꯃꯃꯥ ꯃꯄꯥꯒꯤ ꯏꯖꯠꯁꯨ ꯃꯆꯦꯠ ꯑꯝꯇ ꯌꯦꯡꯗꯕ ꯑꯁꯤ ꯍꯥꯏꯗꯨꯅ ꯔꯥꯁꯤꯅ ꯃꯆꯥ ꯐꯩꯖꯥꯎꯕꯨ ꯐꯨꯔꯝꯃꯤ ꯃꯦꯝꯃꯗꯤ ꯋꯥꯝꯇ ꯉꯥꯡꯗꯅ ꯇꯨꯃꯤꯟꯅ ꯀꯞꯇꯨꯅ ꯂꯩꯔꯝꯃꯤ ꯐꯩꯖꯥꯎꯁꯨ ꯍꯧꯖꯤꯛꯇꯗ ꯃꯦꯝꯃꯒꯤ ꯃꯑꯣꯡꯗꯨ ꯎꯕꯗ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯔꯝꯃꯤ ꯑꯉꯧꯅ ꯏꯃꯥ ꯏꯕꯦꯟ ꯏꯆꯦ ꯏꯅꯥꯎ ꯃꯌꯥꯝ ꯑꯩꯒꯤ ꯅꯨꯄꯤ ꯊꯕꯥꯅ ꯂꯥꯟꯈꯤꯕ ꯄꯨꯝꯅꯃꯛ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯃꯥꯗꯤ ꯌꯥꯝꯅꯁꯨ ꯄꯪꯖꯕꯅꯤ ꯑꯩꯒꯤ ꯅꯨꯄꯤꯕꯨ ꯄꯨꯗꯨꯅ ꯌꯨꯝꯗ ꯍꯟꯈ꯭ꯔꯒꯦ ꯂꯩꯀꯥꯏꯒꯤ ꯑꯍꯜ ꯑꯃꯅ ꯑꯉꯧ ꯑꯣꯏꯕꯣ ꯅꯨꯄꯤ ꯈꯔ ꯋꯥꯔꯧꯍꯦ ꯅꯨꯄꯥ ꯑꯣꯏꯔꯕꯗꯤ ꯅꯨꯄꯥ ꯑꯣꯏꯅ ꯍꯤꯡꯕ ꯇꯝꯃꯨꯀꯣ ꯐꯔꯦ ꯃꯌꯥꯝ ꯑꯩꯈꯣꯏꯁꯨ ꯌꯨꯝꯗ ꯆꯪꯅꯔꯁꯤ ꯃꯄꯨꯔꯣꯏꯕꯁꯤꯅ ꯑꯁꯤ ꯌꯧꯅ ꯍꯥꯏꯔꯕꯅꯤꯅ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯀꯔꯤ ꯇꯧꯔꯨꯅꯤ ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯃꯌꯥꯝꯗꯨ ꯃꯌꯨꯝꯗ ꯍꯟꯅꯔꯝꯃꯤ ꯔꯥꯁꯤ ꯐꯩꯖꯥꯎ ꯑꯃꯗꯤ ꯃꯦꯝꯃ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ ꯑꯗꯨꯒ ꯔꯥꯁꯤꯅ ꯃꯆꯥꯅꯨꯄꯥ ꯐꯩꯖꯥꯎꯕꯨ ꯏꯃꯨꯡꯗ ꯊꯣꯡ ꯂꯣꯟꯁꯤꯟꯗꯨꯅ ꯊꯝꯂꯝꯃꯤ ꯑꯉꯧꯅ ꯊꯕ ꯅꯪ ꯃꯇꯨꯡꯗꯗꯤ ꯑꯗꯨꯃꯥꯏꯅ ꯇꯧꯅꯨꯀꯣ ꯑꯩ ꯅꯪ ꯌꯥꯎꯗ꯭ꯔꯗꯤ ꯍꯤꯡꯕ ꯉꯝꯃꯣꯏꯕ ꯃꯈꯣꯏ ꯃꯄꯥ ꯑꯩꯗꯤ ꯀꯔꯤꯁꯨ ꯂꯥꯟꯗꯕꯅꯤ ꯃꯈꯣꯏꯅ ꯇꯥ ꯐꯩꯖꯥꯎ ꯏꯕꯥꯅꯤꯅꯦ ꯆꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩꯗꯨꯗ ꯆꯪꯁꯤꯟꯗꯨꯅ ꯐꯨꯔꯤꯅꯤꯅꯦ ꯌꯥꯝꯅ ꯅꯥꯔꯕ꯭ꯔꯅꯤ ꯅꯪꯕꯨ ꯂꯩꯀꯥꯏꯅꯤꯅ ꯃꯤ ꯐꯠꯇꯕ ꯉꯥꯛꯇꯅꯤ ꯑꯩꯅ ꯁꯦꯜ ꯈꯔ ꯌꯥꯝꯅ ꯄꯥꯏꯕꯒ ꯑꯇꯣꯞꯄ ꯈꯨꯜ ꯑꯃꯗꯅꯦ ꯌꯨꯝ ꯍꯣꯡꯒꯗꯧꯅꯤ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯅꯤ ꯅꯣꯡꯃꯁꯨ ꯊꯕꯥꯗꯣ ꯊꯣꯏꯕꯤꯌꯥ ꯏꯃꯥ ꯀꯩꯊꯦꯜ ꯃꯆꯥ ꯐꯥꯎꯗ ꯆꯠꯂꯨꯈꯤꯒꯦꯀꯣ ꯅꯪ ꯅꯤꯡꯊꯤꯅ ꯂꯩꯔꯝꯃꯣ ꯏꯃꯥ ꯅꯪꯅ ꯆꯠꯇꯧꯔꯤꯕꯗꯣ ꯑꯩ ꯈꯪꯉꯤ ꯅꯨꯄꯥ ꯎꯅꯕ ꯆꯠꯇꯧ ꯑꯣꯏꯔꯝꯒꯅꯤ ꯆꯠꯈꯤꯅꯣ ꯏꯃꯥꯅ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯂꯤꯁꯤ ꯆꯠꯂꯒ ꯑꯩꯈꯣꯏꯗꯤ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛ ꯐꯥꯎ ꯉꯝꯖꯗ꯭ꯔꯦ ꯋꯥꯔꯛꯇꯕꯤꯌꯥ ꯅꯃꯥꯗ ꯑꯗꯨꯝꯅ ꯀꯅꯥꯅ ꯉꯥꯡꯅꯩ ꯍꯥ ꯑꯩꯉꯣꯟꯗ ꯅꯪ ꯌꯦꯠꯄꯒꯤ ꯃꯊꯧ ꯇꯥꯗꯦꯅꯦ ꯈꯪꯂꯕ꯭ꯔꯥ ꯅꯌꯨꯝ ꯄꯥꯟꯖꯈ꯭ꯔꯁꯨ ꯌꯥꯗꯦꯅꯦ ꯅꯪꯗ ꯅꯌꯨꯝ ꯄꯥꯟꯈ꯭ꯔꯕꯗꯤ ꯑꯩꯁꯦ ꯋꯥꯏ ꯁꯪꯅꯗꯕꯅꯤ ꯊꯣꯏꯕꯤꯅ ꯕꯥꯕꯥ ꯅꯪꯁꯨ ꯏꯃꯥꯅ ꯇꯧꯔꯤ ꯃꯌꯥꯝꯁꯦ ꯁꯨꯝ ꯌꯦꯡꯗꯨꯅ ꯇꯥꯗꯨ ꯂꯩꯔꯤꯁꯤꯕꯨ ꯀꯩꯒꯤꯅꯣ ꯏꯄꯥꯒꯤ ꯏꯕꯦꯝꯃ ꯊꯣꯏꯕꯤ ꯅꯃꯥꯅ ꯀꯩꯁꯨ ꯇꯧꯔꯝꯃꯣꯏꯅꯦ ꯃꯤꯅ ꯍꯥꯏꯕ ꯄꯪꯊꯥꯗꯁꯨ ꯊꯥꯖꯕꯁꯦ ꯐꯠꯇꯕꯅꯤꯀꯣ ꯍꯦꯛ ꯍꯥꯏꯔꯨꯔꯒ ꯄꯥꯕꯒꯤꯗꯤ ꯑꯗꯨ ꯉꯥꯛꯇꯅꯤ ꯂꯩꯍꯧꯔꯣ ꯅꯣꯏꯅꯤ ꯅꯨꯡꯉꯥꯏꯅ ꯄꯥꯜꯍꯧꯔꯣꯕ ꯅꯪꯗꯤ ꯉꯁꯤ ꯆꯦꯜꯂꯒꯦ ꯍꯥꯏꯔꯣ ꯑꯁ ꯅꯃꯥꯗꯤ ꯑꯣꯟꯊꯣꯛꯅ ꯍꯔꯥꯎꯔꯅꯤꯗ ꯅꯪ ꯄꯥꯕꯗꯤ ꯊꯋꯥꯏꯁꯦ ꯑꯣꯟꯊꯣꯛ ꯅꯨꯡꯉꯥꯏꯍꯧꯔꯣꯏꯗ ꯏꯄꯥꯒꯤ ꯏꯕꯦꯝꯃ ꯊꯣꯏꯕꯤ ꯁꯥꯎꯅ ꯊꯣꯡꯒꯥꯜꯂꯣꯝꯗ ꯊꯣꯛꯇꯨꯅ ꯆꯠꯈ꯭ꯔꯤ ꯉꯝꯕ ꯊꯣꯏꯕꯤꯒ ꯅꯨꯡꯁꯤꯅꯕ ꯈꯨꯂꯣꯟꯅꯕ ꯅꯨꯄꯥꯅꯤ ꯉꯁꯤꯁꯨ ꯊꯣꯏꯕꯤꯒ ꯉꯝꯕꯒ ꯎꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯊꯣꯏꯕꯤ ꯅꯪꯕꯨ ꯌꯨꯝꯗ ꯂꯩꯕꯗꯨꯕꯨ ꯅꯨꯡꯉꯥꯏꯔꯤꯕꯣ ꯂꯩꯀꯥꯏꯒꯤ ꯃꯤꯅ ꯇꯝꯂꯛꯄꯗꯗꯤ ꯅꯣꯏ ꯏꯃꯥꯒ ꯅꯕꯥꯅꯤ ꯌꯥꯝ ꯈꯠꯅꯩꯅ ꯇꯝꯃꯛꯏ ꯏꯁ ꯄꯥꯎ ꯇꯝꯕꯤꯅꯕ ꯌꯥꯝ ꯂꯩꯕꯒꯤ ꯃꯑꯣꯡꯅꯤꯅꯦ ꯑꯗꯨ ꯉꯝꯕ ꯅꯪꯁꯦ ꯑꯩꯅ ꯍꯜꯂꯤꯀꯣ ꯁꯤ ꯍꯦꯛ ꯈꯜꯂꯛꯄꯗꯅꯤ ꯑꯩꯅ ꯍꯦꯛꯇ ꯇꯜꯂꯛꯏꯁꯦ ꯏꯕꯥꯅꯤ ꯅꯨꯡꯁꯤꯅꯕ ꯏꯁ ꯅꯨꯄꯤꯅ ꯍꯟꯕꯁꯦ ꯁꯦꯜ ꯄꯥꯏ ꯍꯥꯏꯗꯅ ꯏꯃꯥꯟꯅꯕ ꯃꯌꯥꯝ ꯁꯤꯟꯅꯕ ꯅꯣꯏ ꯊꯣꯏꯕꯤꯒꯤ ꯃꯃꯥꯟꯅꯕꯤ ꯑꯝꯇ ꯂꯩꯇ꯭ꯔꯕꯅ ꯍꯪꯕꯗ ꯈꯨꯝꯕ ꯉꯝꯗ꯭ꯔꯕꯅꯤ ꯑꯩꯗꯤ ꯏꯁ ꯌꯥꯝ ꯍꯩꯔꯦ ꯑꯉꯥꯡꯅ ꯉꯥꯡꯕꯗꯤ ꯍꯩꯇꯥꯕ ꯅꯪꯒꯤ ꯅꯨꯄꯥ ꯑꯣꯏꯗꯣꯏꯅꯤꯅ
ꯌꯥꯔꯦ ꯏꯕꯨꯡꯉꯣ ꯑꯁꯨꯝꯅ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯁꯥꯔꯕ ꯃꯇꯨꯡ ꯉꯝꯕꯅ ꯌꯨꯝꯗ ꯆꯪꯂꯛꯄꯗ ꯉꯝꯕꯒꯤ ꯃꯃꯥ ꯑꯃꯨꯕꯤꯁꯨ ꯂꯩꯔꯝꯃꯤ ꯑꯃꯨꯕꯤꯅ ꯏꯕꯨꯡꯉꯣ ꯅꯪꯕꯨ ꯀꯔꯥꯏ ꯆꯠꯂꯨꯕꯅꯣ ꯏꯃꯥ ꯑꯩ ꯊꯪꯅꯕ ꯈꯨꯜꯐꯥꯎ ꯆꯠꯂꯨꯕꯅꯤ ꯅꯪ ꯊꯪꯅꯕ ꯈꯨꯜꯗꯒꯤ ꯅꯨꯄꯤ ꯃꯆꯥ ꯑꯃꯒ ꯈꯪꯅꯩ ꯍꯥꯏꯁꯤ ꯆꯨꯝꯕ꯭ꯔꯥ ꯍꯣꯏ ꯏꯃꯥ ꯃꯁꯛꯀꯗꯤ ꯏꯃꯥ ꯑꯣꯏꯔꯁꯨ ꯏꯃꯥꯅ ꯑꯣꯏꯅ ꯄꯥꯝꯃꯛꯀꯅꯤ ꯑꯗꯣ ꯏꯃꯥ ꯄꯨꯁꯤꯜꯂꯨ ꯍꯥꯏꯔꯣ ꯆꯠꯊꯣꯛꯑꯦ ꯑꯁ꯭ꯋꯥꯏꯗ ꯏꯀꯥꯏ ꯈꯪꯗ ꯁꯥꯔꯗꯅ ꯅꯨꯄꯤꯗꯣ ꯌꯨꯝꯁꯤꯒꯤ ꯃꯧ ꯑꯣꯏꯅ ꯄꯨꯁꯤꯜꯂꯛꯄ ꯌꯥꯔꯣꯏ ꯃꯥꯒꯤ ꯃꯃꯥꯗꯣ ꯃꯤꯅ ꯀꯩꯀꯩꯅꯣ ꯌꯥꯝ ꯉꯥꯡꯅꯩ ꯑꯩ ꯃꯗꯨꯒꯨꯝꯕ ꯏꯃꯨꯡꯒꯅꯦ ꯉꯥꯏꯁꯤꯅ ꯑꯣꯏꯅꯤꯡꯗꯦꯀꯣ ꯈꯖꯤꯛꯇꯪ ꯍꯥꯏꯕꯗ ꯋꯥꯈꯜ ꯇꯥꯎ ꯀꯩꯅꯣꯗ ꯏꯃꯥ ꯑꯩꯅ ꯄꯥꯝꯃꯦꯅ ꯀꯣꯏꯔꯤꯕ ꯅꯨꯄꯤꯕꯨ ꯏꯃꯥꯅ ꯄꯥꯝꯗꯦꯅꯦ ꯏꯃꯥꯒ ꯂꯩꯃꯤꯟꯅꯒꯗꯧꯁꯨ ꯅꯠꯇꯦ ꯃꯃꯥꯅ ꯃꯄꯥꯅ ꯐꯠꯇ꯭ꯔꯒ ꯃꯆꯥꯁꯨ ꯐꯠꯂꯝꯃꯣꯏ ꯍꯥꯏꯕꯗꯨꯗꯤ ꯌꯥꯝ ꯂꯥꯡꯅꯗꯦ ꯏꯃꯥ ꯍꯩ ꯅꯪ ꯑꯩꯉꯣꯟꯗꯅꯦ ꯑꯩ ꯑꯄꯥ ꯌꯥꯝ ꯁꯥꯔꯛꯀꯅꯨ ꯀꯣ ꯑꯩꯅ ꯌꯥꯔꯣꯏ ꯍꯥꯏꯕꯗꯤ ꯌꯥꯔꯣꯏ ꯑꯗꯨ ꯑꯣꯏꯔꯒꯅ ꯑꯩ ꯅꯨꯄꯤ ꯃꯌꯨꯝ ꯂꯩꯈꯤꯕ ꯍꯥꯏꯗꯨꯅꯤ ꯀꯩꯅꯣ ꯈꯪꯗꯦꯃꯤ ꯍꯩ ꯆꯪꯈꯤꯅꯨ ꯉꯥꯏꯈꯣꯅꯦ ꯋꯥ ꯆꯞ ꯆꯥꯕꯤ ꯉꯥꯡꯅꯈꯤꯁꯦ ꯑꯩꯅꯦ ꯌꯥꯝ ꯁꯥꯎꯅꯤꯡꯉꯛꯀꯗꯧꯔꯤꯗ ꯑꯩ ꯑꯉꯧꯅ ꯍꯩꯃꯥ ꯑꯃꯨꯛ ꯍꯜꯂꯛꯂꯕ꯭ꯔꯣ ꯏꯆꯥ ꯊꯣꯏꯕꯤ ꯅꯪꯕꯣ ꯑꯩꯅꯗꯤ ꯅꯪ ꯆꯦꯟꯈ꯭ꯔꯦ ꯍꯥꯏꯗꯅ ꯅꯃꯥꯗ ꯇꯝꯒꯦ ꯇꯧꯔꯒ ꯅꯪꯕꯨ ꯅꯨꯄꯥꯗꯨꯅ ꯆꯦꯟꯁꯦ ꯍꯥꯏꯕꯗꯤ ꯌꯥꯔꯛꯇ꯭ꯔꯕ꯭ꯔꯣ ꯄꯥꯕ ꯌꯥꯝ ꯇꯥꯅꯤꯡꯗ꯭ꯔꯦ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯇꯨꯡ ꯉꯝꯕꯅ ꯊꯣꯏꯕꯤꯕꯨ ꯃꯥꯒꯤ ꯃꯌꯨꯝꯗ ꯄꯨꯗꯨꯅ ꯆꯠꯂꯝꯃꯤ ꯌꯨꯝꯗ ꯊꯣꯏꯕꯤꯕꯨ ꯄꯨꯗꯨꯅ ꯆꯪꯂꯛꯄꯗꯨ ꯎꯕꯗ ꯑꯃꯨꯕꯤꯅ ꯀꯅꯥꯅꯣ ꯃꯥꯗꯤ ꯃꯥ ꯊꯣꯏꯕꯤꯅꯤ ꯉꯁꯤꯗꯤ ꯑꯩꯅ ꯃꯥꯕꯨ ꯌꯨꯝꯁꯤꯗ ꯄꯨꯗꯨꯅ ꯂꯥꯛꯂꯕꯅꯤ ꯀꯔꯤ ꯊꯣꯏꯕꯤꯗꯤ ꯍꯥ ꯈꯨꯜ ꯊꯪꯅꯕꯒꯤ ꯊꯕꯥ ꯍꯥꯏꯕ꯭ꯔꯥ ꯀꯔꯤꯅꯣ ꯅꯨꯄꯤ ꯑꯃ ꯂꯩꯕꯗꯨꯒꯤ ꯃꯆꯥꯅꯨꯄꯤꯗꯨꯔꯥ ꯊꯣꯏꯕꯤꯅ ꯃꯥꯅꯤ ꯃꯥ ꯃꯥꯅꯤ ꯀꯒꯥꯏꯗꯅ ꯍꯦ ꯅꯪꯉꯣꯟꯗ ꯍꯪꯕ ꯅꯠꯇꯦꯅꯦ ꯅꯪ ꯈꯨꯝꯃꯛꯀ ꯏꯀꯥꯏ ꯈꯪꯗ ꯁꯥꯔꯗꯅ ꯉꯝꯕꯒꯤ ꯃꯄꯥ ꯂꯥꯏꯕꯅ ꯀꯔꯤ ꯋꯥꯉꯥꯡꯅꯣꯅꯦ ꯃꯃꯥ ꯂꯤꯆꯩ ꯅꯤꯕ ꯋꯥ ꯌꯥꯝ ꯉꯥꯡꯒꯅꯨꯀꯣ ꯕꯨꯡꯉꯣ ꯆꯪꯉꯨ ꯅꯪꯒꯤ ꯀꯥꯗ ꯀꯔꯤꯅꯣꯕ ꯑꯩꯒꯤ ꯂꯥꯏꯕꯛꯁꯤꯕꯣ ꯌꯥꯝꯅ ꯑꯩꯅ ꯄꯥꯝꯗꯦ ꯍꯥꯏꯕꯁꯤꯕꯨ ꯇꯧꯒꯦ ꯃꯇꯥꯒꯨꯝ ꯃꯥꯅ ꯍꯦꯛꯇ ꯇꯧꯔꯛꯂꯤꯕꯁꯦ ꯍꯩ ꯅꯪ ꯉꯁꯤꯗꯒꯤꯅꯦ ꯑꯩꯒꯤ ꯏꯆꯥ ꯅꯠꯇ꯭ꯔꯕꯗꯤ ꯈꯪꯉꯨ ꯍꯩ ꯅꯪ ꯃꯃꯥ ꯅꯆꯥꯅꯨꯄꯥ ꯑꯁꯤꯅ ꯄꯥꯝꯃꯤꯅ ꯄꯨꯔꯛꯂꯕꯅꯤ ꯀꯣ ꯃꯥꯒꯤ ꯑꯄꯥꯝꯕ ꯇꯧꯁꯅꯨ ꯅꯪ ꯑꯩꯅ ꯂꯩꯃꯤꯟꯅꯒꯗꯧ ꯅꯠꯇꯦꯅꯦ ꯃꯕꯥꯅꯤ ꯂꯩꯃꯤꯟꯅꯖꯒꯗꯕꯅꯤ ꯀꯣ ꯁꯤꯗ ꯌꯥꯝ ꯍꯦꯟꯖꯤꯜꯂꯛꯂꯕꯗꯤ ꯅꯪ ꯅꯄꯥꯝ ꯌꯧꯅꯤꯍꯦ ꯈꯪꯉꯨ ꯈꯪꯅꯤꯗꯅ ꯃꯥ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯕ ꯉꯝꯒꯦ ꯍꯥꯏꯕꯗꯣ ꯌꯦꯡꯒꯦꯕ ꯑꯃꯨꯕꯤꯒꯤ ꯏꯇꯤꯛ ꯈꯪꯍꯟꯒꯦꯕ ꯊꯣꯏꯕꯤ ꯅꯪ ꯑꯩꯈꯣꯏ ꯃꯥꯅ ꯉꯥꯡꯂꯤꯕꯁꯦ ꯀꯩꯁꯨ ꯈꯟꯒꯅꯨꯀꯣ ꯃꯥꯗꯤ ꯄꯪꯉꯥꯡꯗ ꯉꯥꯡꯕꯅꯤ ꯃꯤ ꯅꯨꯡꯉꯥꯏꯔꯣꯏ ꯀꯩꯝ ꯈꯪꯗꯕꯅꯤ ꯍꯣꯏ ꯀꯩꯁꯨ ꯈꯟꯗꯦꯗ ꯑꯗꯣ ꯏꯃꯥꯁꯤ ꯌꯥꯝ ꯁꯥꯎꯕ ꯃꯥꯜꯂꯤ ꯅꯪꯕꯨꯁꯨ ꯌꯥꯝꯅ ꯋꯥꯔꯧꯔꯝꯕꯅꯤ ꯑꯩꯅ ꯃꯔꯝ ꯑꯣꯏꯔꯒ ꯉꯝꯕ ꯅꯪ ꯏꯃꯥꯅ ꯍꯥꯏꯕ ꯏꯜꯂꯒꯦꯔꯥ ꯑꯃꯨꯛ ꯇꯧꯔꯤ ꯃꯋꯥ ꯃꯄꯨꯔꯣꯏꯕꯗ ꯃꯤꯡꯀꯧꯕꯁꯦ ꯐꯠꯇꯦ ꯍꯥꯏꯕꯁꯦ ꯑꯩꯕꯨ ꯀꯌꯥꯔꯛ ꯍꯥꯏꯈꯣ ꯍꯥꯏꯕꯅꯣ ꯆꯠꯂꯍꯦ ꯑꯉꯥꯡꯅ ꯄꯛꯇꯦ ꯑꯉꯥꯡ ꯑꯣꯏꯔꯁꯨ ꯍꯧꯖꯤꯛꯇꯤ ꯑꯩꯁꯦ ꯅꯄꯨꯔꯣꯏꯕ ꯑꯣꯏꯔꯕꯅꯤ ꯈꯪꯂꯕ꯭ꯔꯣ ꯑꯩꯅ ꯍꯧꯖꯤꯛ ꯌꯨꯝꯗ ꯑꯃꯨꯛ ꯆꯠꯈ꯭ꯔꯗꯤ ꯅꯪ ꯄꯥꯈꯪ ꯑꯃꯨꯛ ꯑꯣꯏꯍꯧꯅꯤꯀꯣ ꯊꯥ ꯑꯃꯒꯤ ꯃꯇꯨꯡ ꯊꯣꯏꯕꯤ ꯑꯃꯗꯤ ꯉꯝꯕ ꯃꯈꯣꯏ ꯑꯅꯤꯁꯨ ꯂꯨꯍꯣꯡꯂꯝꯃꯤ ꯂꯨꯍꯣꯡꯂꯕ ꯃꯇꯨꯡ ꯑꯃꯨꯕꯤꯅ ꯃꯄꯨꯔꯣꯏꯕ ꯂꯥꯏꯕ ꯑꯃꯗꯤ ꯉꯝꯕ ꯃꯈꯣꯏꯅꯤ ꯂꯩꯇꯕ ꯇꯥꯟꯖꯥꯗ ꯊꯣꯏꯕꯤꯕꯨ ꯊꯤꯅ ꯇꯧꯕꯤꯔꯝꯃꯤ ꯍꯩ ꯋꯥꯔꯛꯇꯕꯤ ꯃꯆꯥ ꯑꯩꯅ ꯏꯔꯨꯖꯕ ꯀꯥꯔꯛꯑꯦ ꯍꯥꯏꯕ ꯈꯪꯂꯕꯗꯤ ꯆꯥꯛꯁꯦ ꯄꯨꯊꯣꯔꯛꯄ ꯀꯩꯗꯧꯏ ꯅꯃꯥꯗꯨꯅ ꯃꯆꯥꯁꯦ ꯇꯥꯛꯄꯤꯗꯧ ꯃꯇꯝꯗꯗꯤ ꯇꯥꯛꯄꯤꯗ꯭ꯔꯕꯅꯤꯅ ꯀꯔꯤꯝꯇ ꯈꯪꯗ꯭ꯔꯦꯅ ꯅꯪꯗꯤ ꯏꯃꯥ ꯁꯤꯗ ꯂꯩꯖꯔꯦ ꯆꯥꯛ ꯊꯕꯛ ꯑꯝꯇ ꯍꯦꯛ ꯍꯥꯏꯖꯃꯈꯩ ꯈꯪꯗꯦꯅꯦ ꯅꯪꯕꯨ ꯀꯔꯝꯍꯥꯏꯅ ꯅꯋꯥ ꯅꯥꯏꯔꯛꯂꯤꯕꯅꯣ ꯏꯃꯥꯅ ꯀꯥꯔꯛꯄꯗꯣ ꯑꯩ ꯎꯖꯍꯧꯗ꯭ꯔꯦ ꯍꯌꯦꯡ ꯃꯈꯩꯗꯤ ꯅꯃꯧ ꯁꯣꯏꯗꯅꯕ ꯇꯧꯖꯔꯒꯦ ꯀꯔꯤ ꯁꯣꯏꯗꯅꯕ ꯅꯪ ꯀꯅꯥ ꯌꯦꯡꯗꯨꯅ ꯂꯩꯔꯤꯉꯩꯗ ꯎꯍꯧꯗ꯭ꯔꯤꯕꯅꯣ ꯅꯋꯥ ꯂꯥꯛꯄ ꯑꯣꯏꯔꯝꯂꯕꯗꯤ ꯎꯒꯅꯤꯅꯦ ꯏꯆꯥ ꯅꯨꯄꯥ ꯍꯦꯛ ꯍꯜꯂꯛꯄꯒꯅ ꯀꯥꯁꯤꯗ ꯀꯔꯤꯕꯨ ꯏꯟꯁꯤꯜꯂꯤꯕꯅꯣ ꯈꯪꯗꯦꯅꯦ ꯁꯨꯔꯨ ꯍꯩ ꯅꯃꯥꯏꯗꯨꯕꯨ ꯏꯀꯥꯏꯗ꯭ꯔꯣ ꯏꯃꯥ ꯇꯥꯅꯤꯡꯗꯦ ꯀꯧꯔꯛꯀꯅꯨ ꯀꯅꯥꯒꯤ ꯏꯃꯥ ꯅꯪꯒꯤ ꯅꯃꯥꯗꯤꯅꯦ ꯂꯝꯆꯠ ꯅꯥꯏꯗꯕꯤꯗꯣ ꯑꯗꯨꯅꯤ ꯑꯩꯗꯤ ꯅꯪꯒꯤ ꯅꯃꯥ ꯅꯠꯇꯦ ꯀꯔꯤ ꯊꯣꯛꯏꯅ ꯁꯛꯇꯥꯁꯤꯒ ꯂꯥꯏꯕꯅ ꯍꯩ ꯃꯃꯥ ꯀꯩꯗꯧꯅꯔꯦ ꯑꯃꯨꯛ ꯌꯨꯝꯗ ꯉꯥꯛꯇ ꯂꯩꯕ ꯌꯥꯗꯦꯅꯦ ꯍꯦꯛꯇ ꯈꯠꯅꯕꯒ ꯂꯥꯎꯅꯕꯒ ꯇꯧ ꯂꯩꯔꯝꯃꯦꯕ ꯃꯈꯣꯏ ꯃꯄꯥꯅ ꯈꯪꯕ ꯅꯠꯇꯦ ꯑꯩꯅ ꯁꯥꯎꯔꯤꯕꯁꯦ ꯃꯁꯤꯒꯤ ꯃꯧꯅꯦꯅ ꯇꯧꯔꯤꯕꯁꯦ ꯅꯣꯡꯃꯇ ꯃꯃꯤꯠꯁꯦ ꯈꯨꯗꯣꯝꯕꯤꯁꯤꯅ ꯆꯥꯛ ꯍꯦꯛ ꯊꯤꯟꯗꯨꯅ ꯇꯥꯛꯇ꯭ꯔꯤ ꯃꯈꯩꯅꯦ ꯀꯔꯤꯝꯇ ꯈꯪꯗꯦ ꯑꯗꯨꯅꯅꯦ ꯑꯩꯅ ꯉꯥꯡꯂꯤꯕꯁꯦ ꯑꯗꯨꯕꯨꯕ ꯑꯉꯥꯡ ꯑꯣꯏꯕꯒꯤ ꯇꯧꯔꯤ ꯑꯣꯏꯔꯝꯅꯤ ꯐꯖꯅ ꯅꯤꯡꯊꯤꯅ ꯉꯥꯡꯅꯔꯒ ꯂꯣꯏꯔꯦ ꯍꯦꯛꯇ ꯂꯥꯎ ꯈꯣꯡꯗꯅ ꯉꯥꯡꯉꯤꯅꯦ ꯉꯥꯡꯗ꯭ꯔꯗꯤ ꯀꯩꯅꯣ ꯃꯋꯥ ꯅꯥꯏꯅꯤ ꯍꯥꯏꯕ ꯈꯪꯂꯕꯗꯤ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯇꯥꯛꯅꯔꯣꯏꯗꯕꯅꯤ
ꯑꯗꯨꯕꯨ ꯃꯁꯤꯗꯤꯅꯦ ꯅꯨꯄꯥꯗꯅꯦ ꯄꯥꯝꯃꯤꯕ ꯅꯨꯄꯥꯗꯅꯦ ꯍꯩ ꯌꯥꯔꯦ ꯇꯥꯅꯤꯡꯗꯦ ꯀꯔꯤꯅꯣ ꯆꯪꯉꯨ ꯀꯣꯛ ꯆꯪꯉꯨ ꯏꯍꯦ ꯆꯪꯉꯣ ꯆꯠꯂꯣꯏꯃꯤ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡ ꯊꯕꯥꯗꯨ ꯊꯣꯏꯕꯤꯒꯤ ꯃꯌꯨꯝꯗ ꯇꯣꯏꯅ ꯇꯣꯏꯅ ꯂꯥꯛꯄ ꯍꯧꯔꯛꯂꯝꯃꯤ ꯑꯃꯨꯕꯤꯗꯤ ꯊꯕꯥꯅ ꯑꯗꯨꯝꯅ ꯇꯣꯏꯅ ꯇꯣꯏꯅ ꯂꯥꯛꯄꯗꯨ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ ꯊꯕꯥꯅ ꯂꯥꯏꯕꯗ ꯏꯔꯥꯡꯁꯨ ꯍꯦꯛ ꯍꯦꯛ ꯍꯧꯖꯤꯜꯂꯝꯃꯤ ꯑꯃꯨꯕꯤꯅ ꯍꯩ ꯊꯣꯏꯕꯤ ꯇꯥꯕ꯭ꯔꯥ ꯁꯤꯗ ꯂꯥꯛꯑꯣ ꯋꯥ ꯑꯃ ꯍꯥꯏꯒꯦ 이몽시대 쓰루쓰루 까리부 톡세는 똥도 사이도 강게 톡라운데 까리 하기 이마 까리 하기 이마 까이 아무 삐타르까 고 따님데 헤 노이기나 많은 юм시다 또이나 토이나 락는 스카이기노 마군바 마람자 쫌다비 누비나 아이기 юм다 또이나 생각바 이 빰데 낭나네 나마두다 아두기 와도 너희 나마드 크라이 강브라 호이마 아이 하이자라기 나대 사삭 하이고 아이암 하이나대 하이리버시 ngambana toibi ai nga sidi wa krai ki imana nangone yengamani khallibo khalpumba aina loina khagi aduna nang sidagi mana ngangmuda amuk hana kapa yaroi mana ngangliba dugumna ne nangna khumgadabani matamduda masu khangzaraksani minungsina aigi magi wakhalse samthokpa ngamloi kai wanoda ahalna ngangbabu manaraga khumwaisibo aina kamaini imada hangana khumdoino अदुदा आई खंगते अइना हारिबसे हेक तौजबा अइना नंगना पामना थागदमनि खक एते थिनगदमनि सि हाइरमदुना ngambadu saungninga thoki thoibisu wakhal khallaga phamdu lehowi nongmusu amuk thabadu yamna keradu laklami thoibina ima nangamu lab kaiginu ima aigi nak toina toin laisibo inuraga phajati hey nangsia aina poklibani ne aduga saungna basu yoklagliba khangaba aduga hujiktada nawa naikraga mama ibu kaukthokrakpadudi hey masi mama isibu kaidawa lakpadu kaina laiba nokfe tawduna thoraklaga thabau nang lamiro ahoi laksaramini tada cha isinga saraga hankigadabuni ko hek lakpaga phatphat hankibaga yaroiko tada namong na pinadi kaidawbagi panglakta laino haidana ngangdini ne mau karino nangsu nanebu kasum leiminadana nanebu kisordo changbra kanum tawredina ima changasi lao hoi hoi tada ai isa nupi gi manakta change he chakhumda kari kari awat apa oin yengbiruragi hoi hoi yengro nang tada ne nga sawba khwai ti saw ma thiruki gi ko leiruki gi hoi hoi tada ima kok lawba kaino khangde ima gi haina bido ekta tawra lei karino haina biye ha kaino ba yam akhang ai sarakanu ko mi halasina isam samna nganglibasya khumdaba yaribro ha mathangi numitana amu laibadu thabagi mayumda laklami laiba lakbu ubada ingkul sudu leirama angaudu kauraklami ita thazadana ibai lakpire au laami banine asida thabak ama salubani aduda lambi thokpasida changlamdana chatpadu hek ngamdraba aduda sum changlaklibani ado isal thaba hoidi udena karomda laikre ꯑꯩꯈꯣꯏ ꯅꯨꯄꯤꯗꯤ ꯇꯥ ꯆꯥꯎꯇꯣꯟꯒ ꯎꯅꯔꯨꯅꯤ ꯍꯥꯏꯗꯅ ꯊꯣꯛꯈꯤꯅꯤ ꯚꯥꯏ ꯍꯧꯖꯤꯛ ꯋꯥꯏꯗꯅꯤ ꯃꯥꯒꯤ ꯆꯥꯎꯇꯣꯟ ꯍꯥꯏꯕ ꯅꯨꯄꯤꯗ ꯆꯣꯛꯈ꯭ꯔꯕ ꯅꯨꯄꯥꯗꯨꯒ ꯑꯃꯨꯛ ꯅꯨꯡꯁꯤꯅꯈ꯭ꯔꯕ ꯇꯧꯔꯤꯁꯤꯀꯣ ꯑꯩꯅ ꯅꯨꯡꯇꯤꯒꯤ ꯋꯥꯅ ꯃꯈꯣꯏꯗ ꯂꯥꯛꯂꯤꯕꯁꯦ ꯑꯔꯦꯝꯕ ꯇꯥꯗꯧꯔꯤꯕ꯭ꯔꯥ ꯀꯔꯤ ꯍꯥꯏꯕꯩ ꯚꯥꯏ ꯍ ꯀꯩꯁꯨ ꯍꯥꯏꯗꯦ ꯁꯨꯝ ꯎꯅꯗꯕꯁꯨ ꯀꯨꯏꯔꯦ ꯂꯥꯛꯂꯕꯅꯤꯅ ꯎꯅꯗꯅ ꯍꯟꯕꯁꯨ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯑꯗꯨꯅ ꯉꯥꯏꯍꯥꯛ ꯉꯥꯏꯔꯒꯦ ꯍꯥꯏꯔꯤꯕ ꯐꯅꯤ ꯐꯅꯤ ꯚꯥꯏ ꯁꯤꯗ ꯐꯝꯕꯤꯌꯨ 이시안이 바이 와리사두나 ꯉꯥꯏꯔꯁꯤ ꯁꯣꯝꯗꯅ ꯆꯥꯎꯇꯣꯟꯒ ꯊꯕꯥꯒꯁꯨ ꯎꯅꯗꯨꯅ ꯋꯥꯔꯤ ꯁꯥꯔꯤ ꯆꯥꯎꯇꯣꯟꯅ ꯊꯕꯥ ꯑꯩꯁꯨ ꯅꯨꯄꯤ ꯂꯩꯇ꯭ꯔꯕꯅꯤꯅ ꯅꯪꯁꯦ ꯉꯁꯤꯗꯤ ꯑꯩꯒꯤ ꯌꯨꯝꯗ ꯄꯨꯔꯒꯦ ꯈꯜꯂꯤ ꯍꯣ ꯍꯅꯨꯕꯥꯎ ꯅꯪꯅ ꯁꯨꯝ ꯍꯥꯏꯔꯛꯄꯁꯤꯅꯤ ꯑꯩꯅ ꯅꯍꯥꯟꯗꯒꯤ ꯋꯥꯅ ꯉꯥꯏꯖꯔꯤꯕꯁꯤ ꯑꯗꯨꯗꯤ ꯉꯁꯤ ꯆꯠꯂꯁꯤꯀꯣ ꯍꯣꯏ ꯍꯅꯨꯕ ꯊꯕꯥꯗꯨ ꯆꯥꯎꯇꯣꯟꯅ ꯃꯌꯨꯝꯗ ꯄꯨꯗꯨꯅ ꯆꯠꯈꯤꯔꯝꯃꯤ ꯊꯕꯥꯕꯨ ꯍꯜꯂꯛꯄ ꯉꯥꯏꯔꯤꯕ ꯂꯥꯏꯕꯁꯨ ꯉꯥꯏꯕ ꯉꯝꯗꯗꯨꯅ ꯁꯥꯎꯅꯤꯡꯅ ꯍꯟꯈꯤꯔꯝꯃꯤ ꯁꯣꯝꯗ ꯆꯥꯎꯇꯣꯟꯒꯤ ꯃꯆꯥ ꯃꯧꯁꯤꯡꯅ ꯆꯥꯎꯇꯣꯟꯅ ꯇꯧꯔꯤꯕ ꯃꯑꯣꯡ ꯑꯗꯨ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ ꯍꯅꯨꯊꯪꯗ ꯅꯨꯄꯤ ꯄꯨꯔꯒ ꯂꯥꯛꯂꯤ ꯇꯥꯕꯗ ꯌꯥꯝꯅꯁꯨ ꯏꯀꯥꯏꯔꯝꯃꯤ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡꯅꯁꯨ ꯌꯥꯝꯅ ꯅꯣꯛꯅꯔꯝꯃꯤ ꯊꯕꯥ ꯆꯦꯟꯈꯤꯕꯒꯤ ꯄꯥꯎꯗꯨ ꯑꯃꯨꯕꯤꯁꯨ ꯇꯥꯔꯝꯃꯤ ꯍꯩꯊꯣꯏꯕꯤ ꯅꯪ ꯄꯥꯎ ꯑꯃ ꯇꯥꯔꯕ꯭ꯔꯥ ꯍꯥ ꯅꯣꯏ ꯅꯃꯥꯗꯣ ꯑꯃꯨꯛ ꯆꯦꯟꯈ꯭ꯔꯦꯅꯦ ꯃꯔꯝ ꯆꯠꯂꯨꯗꯕꯅ ꯃꯥꯅꯤꯗ
ꯃꯥꯅ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯀꯅꯥꯅꯕꯨ ꯇꯧꯅꯤꯒꯦ? ꯀꯔꯤ? ꯏꯃꯥꯕꯣ? ꯏꯃꯥ, ꯋꯥꯒꯤ ꯋꯥ ꯆꯨꯝꯅ ꯉꯥꯡꯕꯤꯌꯨ. ꯏꯃꯥꯅ ꯇꯧꯕꯗꯣ ꯑꯩꯅ ꯇꯧꯍꯟꯕ ꯅꯠꯇꯦ. ꯃꯗꯨꯒꯤ ꯋꯥ ꯑꯩꯉꯣꯟꯗ ꯆꯒꯠ ꯆꯒꯠ ꯌꯥꯝ ꯉꯥꯡꯉꯛꯀꯅꯨ. ꯆꯦꯟꯅꯤꯡꯂꯒ ꯆꯦꯟꯁꯅꯤ, ꯆꯦꯟꯅꯤꯡꯗ꯭ꯔꯒ ꯇꯣꯛꯁꯅꯤ. ꯍꯩꯃꯧ, ꯅꯪꯁꯦ ꯍꯟꯗꯛ ꯃꯔꯛ ꯀꯩꯅꯣꯝ ꯌꯥꯝ ꯇꯧꯔꯦꯀꯣ. ꯅꯆꯤꯟꯅ ꯃꯔꯣꯜ ꯑꯃ ꯀꯟꯈꯠꯂꯛꯂꯤꯕ. ꯍꯥꯟꯅꯗꯤ ꯄꯦꯠꯊ ꯁꯤꯟꯅꯗꯅ ꯇꯧꯁꯤꯟꯅꯗꯅ ꯑꯗꯨꯒ ꯍꯧꯖꯤꯛꯇꯤ ꯑꯁꯦꯡꯕ ꯅꯁꯛꯇꯣ ꯎꯠꯊꯣꯔꯛꯑꯦꯅꯦ. ꯏꯃꯥꯒꯤ ꯅꯑꯣꯡꯗꯨꯅꯤ ꯑꯩꯅ ꯆꯤꯟꯁꯦ ꯁꯨꯝ ꯀꯟꯈꯠꯂꯛꯏꯁꯦ. ꯏꯃꯥꯒꯤ ꯃꯑꯣꯡꯗꯨꯗ ꯁꯤꯗꯒꯤꯗꯤ ꯀꯜꯂꯛꯀꯗꯧꯗꯅꯤ ꯏꯃꯥ. ꯏꯃꯥ ꯏꯄꯦꯝꯃ, ꯀꯤꯔꯦ. ꯃꯧꯒ ꯂꯣꯏꯅ ꯀꯤꯔꯦ. ꯍꯤꯡꯆꯥꯕꯤꯁꯤ ꯃꯉꯥꯏꯅꯦ ꯃꯁꯤꯅꯁꯤ ꯀꯜꯂꯤꯕ. ꯍꯣꯏ, ꯈꯔ ꯀꯜꯂꯤ ꯏꯃꯥ. ꯊꯕꯥꯁꯨ ꯆꯥꯎꯇꯣꯟꯒꯤ ꯃꯆꯥ ꯃꯧ ꯃꯌꯥꯝꯗꯨꯅ ꯅꯨꯡꯁꯤꯅ ꯑꯃꯠꯇ ꯇꯧꯔꯝꯗꯦ. ꯊꯥ ꯑꯃꯃꯨꯛ ꯂꯩꯔꯒ ꯂꯩꯕ ꯁꯨꯝ ꯅꯨꯡꯉꯥꯏꯔꯛꯇꯕꯗꯒꯤ ꯃꯍꯥꯛ ꯃꯥꯒꯤ ꯑꯉꯧꯒꯤ ꯃꯌꯨꯝꯗ ꯑꯃꯨꯛ ꯍꯜꯂꯛꯂꯝꯃꯤ. ꯊꯕꯥ, ꯅꯪ ꯍꯜꯂꯛꯂꯕ꯭ꯔꯣ? ꯅꯪꯕꯨ ꯑꯩ ꯏꯊꯟꯗ ꯂꯩ ꯍꯥꯏꯕꯁꯦ ꯈꯪꯅ ꯀꯔꯤꯒꯤ ꯑꯩꯕꯨ ꯍꯨꯟꯗꯣꯛꯑꯝꯃꯤꯅꯣꯕ? ꯅꯪ ꯉꯁꯤꯗꯒꯤ ꯆꯠꯈ꯭ꯔꯅꯨꯀꯣ. ꯑꯩ ꯏꯊꯟ ꯂꯩꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯕ. ꯑꯩꯈꯣꯏ ꯃꯄꯥ, ꯑꯩ ꯑꯃꯨꯛ ꯍꯟꯅ ꯅꯪꯕꯨ ꯊꯥꯗꯣꯛꯂꯒ ꯆꯠꯂꯔꯣꯏ. ꯊꯣꯏꯕꯤ ꯃꯃꯥ ꯍꯜꯂꯛꯄꯒꯤ ꯄꯥꯎꯗꯨ ꯇꯥꯕꯗ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ. ꯃꯍꯥꯛ ꯃꯄꯥꯝꯗ ꯂꯥꯛꯇꯨꯅ ꯃꯃꯥꯕꯨꯁꯨ ꯁꯥꯎꯅ ꯆꯩꯔꯝꯃꯤ. ꯃꯆꯥꯅ ꯉꯥꯡꯂꯤ ꯃꯌꯥꯝꯗꯨ ꯀꯔꯤꯁꯨ ꯊꯧꯋꯥ ꯁꯥꯗꯅ. ꯑꯩ ꯍꯌꯦꯡꯅꯦ ꯅꯈꯣꯏꯗ ꯂꯥꯛꯇꯣꯏꯅꯤ. ꯏꯃꯥꯒꯤ ꯆꯥꯛ ꯍꯥꯞꯂꯝꯃꯨ, ꯍꯤꯟꯖꯥꯡꯒꯗꯣ ꯈꯔ ꯍꯥꯎꯍꯜꯂꯝꯃꯨꯀꯣ. ꯂꯥꯛꯀꯅꯨ ꯏꯃꯥ, ꯀꯩꯗꯧꯕ ꯂꯥꯛꯇꯣꯏꯅꯣ? ꯏꯃꯥꯅ ꯂꯥꯛꯄꯗꯣ ꯏꯅꯦꯝꯕꯣꯛꯅ ꯌꯥꯝ ꯁꯥꯎꯏ. ꯑꯗꯨꯅ ꯂꯥꯛꯀꯅꯨ. ꯕꯥꯕꯥ, ꯅꯪꯁꯨ ꯏꯃꯥꯅ ꯍꯦꯛ ꯇꯧꯔꯤꯈꯩ ꯁꯨꯝ ꯌꯥꯔꯤꯁꯤꯕꯨ ꯀꯔꯤꯒꯤꯅꯣ? ꯀꯩꯗꯧꯔꯒꯦꯅꯦ ꯅꯃꯥꯅ ꯏꯆꯥ ꯊꯣꯏꯕꯤ? ꯅꯪꯅ ꯄꯪꯁꯥꯎꯗ ꯁꯥꯎꯏ. ꯅꯃꯥꯁꯤ ꯇꯥꯟꯊꯣꯛꯈ꯭ꯔꯣ ꯍꯥꯏꯔꯤꯔꯣ? ꯑꯩꯒꯤꯗꯤ ꯅꯃꯥ ꯈꯛꯇ ꯉꯥꯏꯔꯕꯅꯤꯀꯣ. ꯅꯪꯁꯨ ꯅꯌꯨꯝ ꯄꯥꯟꯗ꯭ꯔꯦ. ꯑꯩꯕꯨ ꯏꯊꯟꯇ ꯂꯩꯌꯣ ꯍꯥꯏꯔꯕ? ꯕꯥꯕꯥ, ꯅꯪ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯂꯩꯔꯣꯀꯣ ꯄꯥꯕ ꯅꯪ. ꯑꯁꯨꯝꯅ ꯊꯥ ꯑꯃꯒꯤ ꯃꯇꯨꯡ ꯂꯥꯏꯕꯒ ꯊꯕꯥꯒ ꯀꯣꯏꯅꯔꯛꯂꯝꯃꯤ. ꯅꯣꯡꯃꯁꯨ ꯂꯥꯏꯕꯗꯨ ꯊꯕꯥꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯝꯃꯤ. ꯅꯍꯥꯟ ꯑꯩꯈꯣꯏꯅꯤ ꯁꯨꯃꯥꯏꯅ ꯅꯨꯡꯁꯤꯅꯔꯝꯃꯗꯕꯁꯦ ꯅꯪꯅ ꯑꯃꯗ ꯑꯃꯨꯛ ꯆꯦꯟ ꯑꯃꯒ ꯑꯩꯈꯣꯏꯅ ꯍꯦꯛ ꯇꯧꯔꯤꯉꯩꯗ ꯃꯇꯝꯁꯦ ꯃꯥꯡꯍꯜꯂꯤꯕꯅꯤꯅꯦ. ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯑꯅꯤ ꯑꯁꯨꯛ ꯌꯥꯝ ꯅꯨꯡꯁꯤꯅꯔꯁꯤꯗꯤ. ꯍꯧꯖꯤꯛꯄꯨꯗꯤ ꯅꯨꯡꯁꯤꯅꯔꯦ. ꯑꯗꯣ ꯑꯩꯗꯤ ꯅꯪꯁꯦ ꯌꯦꯡꯂꯤꯈꯩ ꯄꯦꯟꯕ ꯁꯨꯛꯅꯥꯏ ꯍꯦꯛ ꯅꯥꯏꯗꯦ. ꯏꯅꯥꯛꯇ ꯊꯝꯅꯤꯡꯂꯦꯕꯣ. ꯑꯗꯨꯁꯨ ꯌꯥꯝ ꯂꯨꯕ ꯑꯃꯗꯤ ꯂꯩꯔꯤ. ꯏꯃꯥ ꯏꯆꯥ ꯌꯨꯝ ꯑꯃꯠꯇꯗ ꯀꯔꯝꯍꯥꯏꯅ ꯂꯩꯃꯤꯟꯅꯗꯣꯏꯅꯣ ꯇꯥꯗ? ꯑꯗꯨ ꯑꯣꯏꯔꯒꯅ ꯑꯩꯈꯣꯏ ꯑꯅꯤꯗꯪ ꯂꯩꯅꯅꯕ ꯌꯨꯝ ꯏꯪꯈꯣꯜ ꯑꯃ ꯂꯩꯔꯒ ꯂꯣꯏꯔꯦꯗꯅ. ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯩꯈꯣꯏ ꯑꯅꯤꯗ ꯌꯦꯠꯄꯤꯅꯕ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯦ. ꯇꯥꯗ, ꯅꯪꯁꯤ ꯁꯤꯡꯗꯤ ꯁꯤꯡꯕ ꯆꯥꯅꯤꯍꯦ. ꯑꯗꯣ ꯅꯪꯒꯤ ꯅꯨꯄꯤꯗꯨꯗꯤ ꯃꯥꯏ ꯀꯌꯥ ꯆꯥꯟꯅꯗꯦ. ꯌꯥꯝ ꯍꯩꯅꯗꯦꯀꯣ ꯑꯩꯗꯤ. ꯑꯉꯥꯎꯕꯤꯗꯨꯕꯨ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯇꯧꯖꯔꯒ ꯂꯩꯔꯝꯃꯤ. ꯃꯗꯨ ꯅꯨꯄꯤꯗꯣ ꯑꯩꯁꯨ ꯄꯥꯝꯗꯕꯅ ꯃꯄꯥꯝꯗ ꯆꯠꯈ꯭ꯔꯣ ꯍꯥꯏꯕꯁꯨ ꯌꯥꯕ ꯀꯧꯕ ꯂꯩꯇꯦ. ꯏꯆꯥ ꯅꯨꯄꯤꯗꯅ ꯃꯔꯣꯜ ꯑꯃ ꯊꯤꯅ ꯇꯧꯔꯤꯕ. ꯃꯕꯨꯛꯁꯨ ꯑꯣꯟꯊꯣꯛꯅ ꯐꯠꯈꯤꯗ꯭ꯔꯦ. ꯐꯠꯇꯕꯅꯤ. ꯅꯆꯥ ꯅꯨꯄꯤꯗꯗꯤ ꯂꯥꯏꯔꯗꯅꯅꯦ ꯑꯩꯉꯣꯟꯗ ꯐꯥꯎꯕ ꯊꯤꯅ ꯇꯧꯔꯤꯃꯤꯅꯦ. ꯑꯃꯨꯕꯤꯅ, ꯋꯥꯔꯤ ꯂꯣꯏꯕꯤꯔꯕꯣ ꯃꯈꯣꯏ ꯃꯄꯥꯕꯣ? ꯏꯅꯝꯃ ꯂꯥꯛꯄꯤꯔꯦ. ꯇꯥꯗꯁꯨ ꯁꯨꯝ ꯂꯥꯛꯑꯝꯃꯤꯅꯦ. ꯂꯝꯕꯤ ꯊꯣꯛꯑꯦꯅ ꯆꯪꯉꯛꯄꯅꯦꯌꯦ. ꯊꯣꯛꯂꯛꯀꯅꯤ. ꯍꯩ, ꯀꯩꯁꯨ ꯂꯩꯇꯕ ꯅꯈꯣꯏꯅ ꯇꯧꯕ ꯊꯕꯛꯄꯨ ꯑꯩꯅ ꯈꯪꯉꯣꯏ ꯈꯟꯕ꯭ꯔꯣ? ꯅꯨꯄꯥ, ꯅꯪꯅ ꯈꯜꯂꯤꯁꯤꯅ ꯀꯔꯤꯅꯣ ꯍꯥꯏꯔꯛꯑꯣ. ꯀꯔꯤꯅꯣꯅꯦ ꯃꯁꯤ ꯅꯨꯄꯤꯁꯤꯅ ꯉꯥꯡꯂꯤꯕꯁꯤꯕꯣ? ꯍꯩ, ꯃꯤ ꯃꯌꯨꯝꯁꯤꯗ ꯆꯠꯂꯁꯤ ꯂꯥꯛꯑꯣ. ꯀꯔꯤ ꯆꯠꯄ? ꯍꯩ, ꯇꯧꯉꯝꯕꯤ, ꯏꯀꯥꯏ ꯈꯪꯗꯕꯤ, ꯂꯝꯆꯠ ꯅꯥꯏꯗꯕꯤ. ꯅꯆꯥ ꯅꯨꯄꯤꯒꯤ ꯃꯀꯨꯕꯣꯛꯁꯤꯒꯕꯨ ꯀꯣꯏꯅꯕ ꯉꯝꯃꯤꯅꯦ. ꯑꯩꯈꯣꯏꯒꯤ ꯌꯨꯝꯁꯦ ꯅꯣꯏꯒꯤ ꯅꯌꯨꯝꯒꯨꯝꯕ ꯅꯠꯇꯦ. ꯑꯉꯥꯎꯕꯤꯗꯧꯅ ꯀꯟꯅ ꯂꯥꯎꯔꯛꯀꯅꯨ. ꯇꯥꯅꯤꯡꯗꯦ. ꯀꯔꯤ? ꯇꯥꯅꯤꯡꯗꯦ ꯀꯥꯏꯗꯦ. ꯑꯗꯨꯗꯤ ꯄꯨꯟꯁꯤ ꯆꯨꯞꯄ ꯇꯥꯗꯅꯕꯅꯦ ꯅꯅꯥꯗꯣ ꯄꯪꯅꯕ ꯊꯕꯛ ꯇꯧꯕ ꯇꯥꯔꯦꯗꯅ. ꯑꯌꯣ, ꯍꯤꯡꯆꯥꯕꯤ, ꯅꯥꯀꯣꯡꯁꯦ ꯀꯩꯅꯣꯝ ꯇꯧꯈ꯭ꯔꯦ. ꯈꯣꯡꯂꯒ ꯂꯩꯔꯦꯅꯦ. ꯀꯩꯅꯣ ꯇꯥꯗ? ꯑꯩ ꯀꯩꯝ ꯇꯥꯗ꯭ꯔꯦ. ꯑꯩꯕꯨ ꯑꯝꯇ ꯀꯧꯔꯣꯏ ꯃꯤ ꯇꯥꯗ. ꯍꯩ, ꯉꯥꯎꯔꯕꯅꯤ ꯅꯪꯀꯣ? ꯍꯩ, ꯃꯤꯒꯤ ꯊꯕꯥꯁꯦ ꯃꯅꯥ ꯇꯥꯗ꯭ꯔꯗꯤ ꯀꯃꯥꯏꯅ ꯇꯧꯗꯣꯔꯤꯒꯦ? ꯑꯉꯥꯎꯕꯤꯁꯤꯗꯤ. ꯑꯩꯁꯦ ꯉꯥꯎꯅꯅꯕ ꯃꯈꯣꯏ ꯃꯄꯥꯅ ꯁꯤꯟꯕꯤꯔꯤꯕ ꯅꯠꯇ꯭ꯔꯣ? ꯉꯥꯎꯔꯦ. ꯑꯩ ꯉꯥꯎꯔꯕꯅꯤ. ꯃꯁꯤꯒꯤ ꯅꯨꯄꯤꯁꯤꯗ ꯍꯥꯠꯇꯣꯛꯂꯒꯅꯦ ꯋꯥꯏ ꯑꯃ ꯁꯪꯅꯕꯅꯤ ꯑꯩꯁꯦ. ꯁꯪꯅꯗꯕ. ꯊꯕꯥ, ꯑꯩ ꯆꯠꯂꯍꯦ. ꯂꯥꯛꯑꯣ ꯆꯠꯂꯁꯤ. ꯂꯥꯛꯑꯣꯅꯦ ꯅꯪꯕꯣ. ꯑꯌꯣ, ꯑꯁ, ꯑꯩ ꯅꯥ ꯄꯪꯂꯛꯏ. ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ? ꯑꯁ, ꯏꯃꯥ, ꯑꯁ, ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯇꯧꯔꯤꯁꯤꯕꯨ ꯑꯩꯕꯨ? ꯑꯃꯨꯕꯤꯁꯨ ꯂꯥꯏꯕꯒ ꯃꯌꯨꯝ ꯌꯧꯔꯛꯂꯝꯃꯤ. ꯍꯩ, ꯉꯝꯕꯥꯎ, ꯁꯤꯔꯕ꯭ꯔꯥ ꯅꯪꯕꯣ? ꯏꯃꯨꯡꯗꯨꯗ ꯀꯩꯗꯧꯔꯤꯒꯦ? ꯊꯣꯏꯕꯤꯅ, ꯏꯃꯥ, ꯃꯥꯗꯤ ꯊꯕꯛ ꯆꯠꯊꯣꯛꯈ꯭ꯔꯤ. ꯀꯩ ꯍꯥꯏꯒꯦ? ꯀꯔꯤ ꯍꯥꯏꯒꯦ ꯀꯥꯏꯅ? ꯍꯩ, ꯇꯧꯉꯝꯕꯤ, ꯅꯨꯄꯥ ꯄꯥꯝꯕꯤꯅ ꯃꯥꯗꯨꯅ ꯑꯩꯒꯤ ꯅꯨꯄꯥꯁꯤꯁꯨ ꯐꯥꯕꯤꯔꯦꯗꯅ. ꯀꯔꯝꯕ ꯏꯃꯨꯡꯗꯨꯕꯨ ꯆꯠꯅꯔꯤꯅꯣꯅꯦ? ꯏꯃꯥ ꯏꯄꯦꯝꯃ, ꯉꯝꯈ꯭ꯔꯦ. ꯃꯆꯥꯅꯨꯄꯤꯒꯤ ꯍꯦꯛ ꯃꯀꯨꯕꯣꯛꯄꯨ ꯀꯣꯏꯅꯕ ꯉꯝꯃꯤꯅꯦ. ꯏꯃꯥ, ꯃꯗꯨ ꯑꯩ ꯈꯪꯗꯦ.
ꯑꯗꯨꯒꯅꯦ ꯀꯣꯏꯅꯔꯝꯃꯁꯨ ꯄꯥꯕꯒꯤ ꯃꯔꯝ ꯌꯥꯎꯔꯝꯒꯅꯤ ꯏꯃꯥꯗ ꯈꯛ ꯇꯥꯏꯅꯕꯤꯅꯨ ꯍꯩ ꯅꯈꯣꯏꯗꯤ ꯄꯣꯛꯂꯛꯄꯗꯒꯤ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯇꯧꯔꯒ ꯂꯩꯔꯛꯄꯅꯤꯅꯅꯦ ꯅꯃꯥꯒꯤ ꯃꯤꯆꯪ ꯆꯪꯉꯦꯅꯦ ꯍꯥ ꯑꯩꯒꯤ ꯅꯨꯄꯥꯁꯤꯗꯤꯅꯦ ꯑꯁꯨꯝꯅ ꯅꯣꯡꯃꯇ ꯇꯧꯕ ꯅꯠꯇꯦꯅꯦ ꯏꯕꯦꯝꯃ ꯏꯃꯥ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯏꯃꯥꯒ ꯉꯥꯡꯅꯖꯔꯝꯃꯨ ꯌꯥꯗ꯭ꯔꯣ ꯀꯩꯅꯣ ꯌꯨꯝꯁꯤꯗ ꯍꯜꯂꯛꯂꯒ ꯑꯩꯉꯣꯟꯗ ꯑꯣꯏꯅ ꯇꯥꯏꯅꯕꯤꯔꯤꯁꯤꯕꯣ ꯃꯗꯣ ꯑꯩꯅ ꯁꯤꯜꯂꯨꯕ ꯅꯠꯇꯦ ꯃꯁꯤꯗ ꯑꯩꯒꯤ ꯏꯔꯥꯜ ꯂꯩꯇꯦ ꯅꯨꯄꯥ ꯐꯥꯕꯤ ꯃꯃꯥ ꯃꯆꯥꯅꯤꯅ ꯃꯤꯆꯪ ꯆꯪꯅꯔꯦꯅꯦ ꯍꯣ ꯆꯪꯅꯔꯦ ꯃꯤꯆꯪ ꯆꯪꯅꯔꯦ ꯃꯃꯥ ꯌꯥꯔꯦꯗ ꯑꯩ ꯁꯨꯝ ꯁꯥꯎꯔꯅꯤꯀꯣ ꯁꯥꯎꯅꯤꯡꯅ ꯁꯥꯎꯅꯤꯡꯅ ꯇꯣꯛꯎ ꯀꯩꯅꯣ ꯑꯩꯅ ꯁꯥꯎꯔꯤꯕꯁꯤ ꯐꯥꯒꯤꯔꯣ ꯍꯥ ꯅꯨꯄꯥꯅ ꯈꯣꯏꯅ ꯇꯧꯔꯤꯕꯗꯣ ꯑꯩꯅ ꯇꯧꯔꯕꯗꯤ ꯅꯪ ꯀꯔꯤ ꯍꯥꯏꯗꯧꯔꯤꯒꯦ ꯌꯥꯔꯦ ꯀꯩꯗꯧꯔꯒꯦ ꯂꯦꯞꯄꯣ ꯃꯤ ꯂꯣꯏꯅ ꯌꯦꯡꯅꯔꯦꯅꯦ ꯅꯪꯕꯣ ꯅꯣꯡꯃꯁꯨ ꯑꯉꯧꯅ ꯌꯨꯝꯗ ꯂꯩꯇ꯭ꯔꯤꯉꯩ ꯃꯗꯨꯒꯤ ꯇꯥꯟꯖꯥꯗꯨꯗ ꯂꯥꯏꯕꯗꯨ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝꯅ ꯊꯕꯥ ꯈꯣꯏꯗ ꯂꯥꯛꯇꯨꯅ ꯊꯕꯥꯒ ꯏꯃꯨꯡꯗ ꯅꯣꯛꯄꯒ ꯉꯥꯡꯕꯒ ꯇꯧꯕꯗꯨ ꯑꯉꯧꯅ ꯂꯨꯝꯗꯨꯅ ꯇꯥꯔꯝꯃꯤ ꯅꯪꯒꯤ ꯅꯨꯄꯥ ꯑꯉꯧꯁꯦ ꯑꯣꯟꯊꯣꯛꯅꯁꯨ ꯄꯪꯈ꯭ꯔꯦꯗ ꯆꯥꯛ ꯈꯔ ꯌꯥꯝ ꯄꯤꯖꯧꯀꯣ ꯍꯦꯟꯅ ꯁꯨꯝ ꯄꯪꯉꯛꯅꯕ ꯇꯥꯗ ꯃꯥꯅ ꯄꯪꯂꯤꯕꯁꯦ ꯏꯔꯥꯏ ꯂꯥꯏꯅꯒ ꯄꯪꯕ ꯅꯠꯇꯦꯀꯣ ꯑꯩꯅ ꯄꯪꯍꯜꯂꯤꯕꯅꯤ ꯑꯣꯟꯊꯣꯛꯅ ꯍꯩꯈ꯭ꯔꯦꯗ ꯅꯪꯗꯤ ꯀꯔꯝꯍꯥꯏꯅ ꯄꯪꯍꯜꯂꯤꯕꯅꯣ ꯑꯩꯁꯦ ꯅꯅꯝꯃꯗꯣ ꯑꯃꯨꯛꯇ ꯄꯪꯍꯟꯒꯦꯅꯦ ꯑꯩꯁꯨ ꯊꯪꯅꯕ ꯈꯨꯜꯗ ꯂꯩꯕ ꯑꯃꯥꯏꯕꯤ ꯁꯥꯈꯤ ꯍꯥꯏꯗꯅ ꯍꯩꯈ꯭ꯔꯕ ꯑꯃꯒꯅꯦ ꯇꯥꯟꯅꯔꯒ ꯄꯪꯍꯜꯂꯤꯕꯅꯤ ꯁꯦꯜꯒꯁꯦ ꯌꯥꯝ ꯂꯧꯈ꯭ꯔꯕꯅꯤ ꯍꯧꯖꯤꯛꯇꯤ ꯁꯤꯕꯨ ꯁꯤꯔꯝꯃꯅꯤꯗ ꯇꯥꯗ ꯍꯩꯈ꯭ꯔꯦꯗꯀꯣ ꯅꯪꯁꯦ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯕ ꯂꯣꯏꯗꯨꯅ ꯊꯣꯛꯂꯛꯄꯗ ꯑꯉꯧꯗꯨ ꯂꯦꯞꯂꯒ ꯂꯩꯔꯝꯃꯤ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯀꯔꯤꯁꯨ ꯈꯟꯗꯅ ꯑꯉꯧ ꯏꯕꯥꯏ ꯂꯥꯛꯂꯝꯂꯤꯕꯅꯤ ꯅꯪꯕꯨ ꯀꯔꯥꯏ ꯆꯠꯂꯨꯕꯅꯣ ꯑꯩ ꯉꯁꯥꯏꯗꯒꯤ ꯅꯪ ꯉꯥꯏꯔꯤꯕꯅꯤꯅꯦ ꯑꯗꯣ ꯏꯕꯥꯏ ꯆꯠꯂꯦ ꯍꯩ ꯑꯉꯧꯗꯨ ꯀꯔꯤꯁꯨ ꯈꯨꯝꯗꯅ ꯑꯗꯨꯃꯛ ꯂꯩꯍꯧꯔꯝꯃꯤ ꯊꯕꯥꯅ ꯑꯩꯈꯣꯏ ꯃꯄꯥ ꯅꯪꯕꯨ ꯇꯥꯗꯅ ꯉꯥꯡꯂꯤꯕꯁꯦ ꯈꯨꯝꯈꯨ ꯌꯥꯗ꯭ꯔꯣ ꯃꯤꯅ ꯀꯩꯅꯣꯝ ꯈꯜꯂꯝꯃꯅꯤ ꯀꯔꯤ ꯈꯨꯝꯕ ꯉꯁꯤꯗꯤ ꯅꯪꯒꯤ ꯅꯨꯃꯤꯠ ꯁꯨꯔꯕꯅꯤ ꯅꯪꯅ ꯑꯩꯕꯨ ꯑꯁꯨꯛ ꯀꯨꯏꯕꯁꯦ ꯃꯍꯩ ꯇꯧꯗꯨꯅ ꯃꯤꯅꯝꯗꯨꯅ ꯊꯝꯕ ꯅꯪ ꯉꯁꯤꯗꯤ ꯅꯪꯒꯤ ꯑꯔꯣꯏꯕ ꯅꯨꯃꯤꯠꯅꯤ ꯁꯤꯌꯥꯏꯗꯨꯅ ꯊꯕꯥꯕꯨ ꯑꯉꯧꯅ ꯈꯧꯔꯤ ꯃꯦꯠꯂꯝꯃꯤ ꯊꯕꯥꯁꯨ ꯊꯥꯖꯗꯅ ꯑꯉꯧꯅ ꯑꯗꯨꯝꯅ ꯇꯧꯔꯛꯄꯗꯨꯗ ꯈꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯃꯍꯥꯛꯀꯤ ꯑꯔꯣꯏꯕ ꯃꯤꯀꯨꯞ ꯑꯣꯏꯈꯤ ꯑꯉꯧ ꯃꯍꯥꯛꯀꯤ ꯅꯨꯄꯤꯕꯨ ꯍꯥꯠꯂꯝꯂꯕ ꯃꯇꯨꯡ ꯈꯨꯜ ꯑꯗꯨꯒꯤ ꯃꯅꯤꯡꯗ ꯂꯩꯕ ꯆꯤꯡ ꯑꯃꯗ ꯆꯪꯗꯨꯅ ꯀꯅꯥꯅꯁꯨ ꯊꯤꯕ ꯈꯪꯗꯅ ꯂꯩꯈꯤꯔꯝꯃꯤ ꯂꯥꯏꯕꯒꯤ ꯏꯃꯨꯡꯁꯨ ꯊꯕꯥ ꯂꯩꯇꯕꯒꯤ ꯄꯥꯎꯗꯨ ꯇꯥꯕꯗ ꯊꯣꯏꯕꯤꯗꯤ ꯃꯃꯥ ꯀꯧꯕꯅꯤꯅ ꯅꯨꯡꯉꯥꯏꯇꯗꯨꯅ ꯀꯞꯂꯝꯃꯤ ꯑꯗꯨꯕꯨ ꯑꯃꯨꯕꯤꯗꯤ ꯃꯕꯨꯛꯅꯤꯡꯗ ꯍꯔꯥꯎꯔꯝꯃꯤ ꯂꯥꯏꯕꯗꯤ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯔꯝꯗꯦ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯅꯤ ꯍꯧꯖꯤꯛꯇꯤ ꯑꯃꯨꯕꯤꯁꯨ ꯋꯥꯈꯜ ꯇꯥꯔꯛꯂꯤ ꯂꯥꯏꯕꯁꯨ ꯍꯥꯟꯅꯗꯒꯤ ꯅꯨꯄꯤ ꯑꯉꯥꯡꯗ ꯉꯥꯎꯕ ꯆꯣꯞꯄ ꯅꯨꯄꯥꯗꯤ ꯅꯠꯂꯝꯗꯦ ꯑꯗꯨꯕꯨ ꯊꯕꯥꯅ ꯂꯥꯡ ꯊꯥꯛꯇꯨꯅ ꯃꯍꯥꯛ ꯂꯥꯡꯗ ꯊꯣꯛꯈꯤꯕꯅꯤ ꯍꯧꯖꯤꯛꯇꯤ ꯊꯕꯥꯁꯨ ꯂꯩꯇ꯭ꯔꯕꯅꯤꯅ ꯃꯍꯥꯛꯁꯨ ꯋꯥꯈꯜ ꯇꯥꯅ ꯍꯥꯟꯅꯒꯨꯝ ꯃꯆꯥ ꯃꯃꯧꯕꯨ ꯀꯣꯟꯗꯨꯅ ꯅꯨꯡꯉꯥꯏꯅ ꯂꯩꯈꯤꯔꯝꯃꯤ ꯊꯣꯏꯕꯤꯁꯨ ꯃꯅꯦꯝ ꯃꯀꯨ ꯑꯃꯗꯤ ꯃꯄꯨꯔꯣꯏꯕꯒꯤ ꯃꯤꯅꯨꯡꯁꯤ ꯐꯪꯗꯨꯅ ꯍꯔꯥꯎꯅ ꯂꯩꯈꯤꯔꯝꯃꯤ ꯊꯥꯏꯅ ꯃꯃꯥꯡꯉꯩ ꯃꯇꯝ ꯑꯃꯗ ꯅꯤꯡꯊꯧ ꯄꯥꯟꯕ ꯂꯩꯕꯥꯛ ꯑꯃ ꯂꯩꯔꯝꯃꯤ ꯅꯤꯡꯊꯧ ꯑꯁꯤꯒꯤ ꯆꯥꯎꯕ ꯀꯦꯁꯣ ꯀꯧꯕ ꯃꯟꯇ꯭ꯔꯤ ꯑꯅꯤꯃꯁꯨ ꯂꯩꯔꯝꯃꯤ ꯃꯈꯣꯏ ꯑꯅꯤ ꯌꯨꯝꯊꯪꯅꯩ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯆꯥꯎꯕꯒꯤ ꯅꯨꯄꯤ ꯇꯣꯝꯕꯤꯗꯣ ꯏꯁꯧ ꯀꯟꯅ ꯂꯥꯡꯂꯤ ꯇꯟꯖꯥ ꯑꯗꯨꯗ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯆꯥꯅꯨꯄꯥꯗꯨꯁꯨ ꯀꯟꯅ ꯀꯞꯂꯤ ꯏꯃꯨꯡꯁꯤꯗ ꯇꯧꯔꯤꯕ ꯃꯌꯥꯝꯁꯤ ꯇꯥꯅꯤꯡꯗ꯭ꯔꯗꯨꯅ ꯆꯥꯎꯕꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯑꯣꯟꯁꯤꯟꯗꯨꯅ ꯇꯣꯝꯕꯤ ꯀꯩꯗꯧꯔꯒꯦ ꯑꯃꯨꯛ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯀꯞꯅꯕꯅꯦ ꯂꯥꯎꯅꯕꯅꯦ ꯋꯥ 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 ꯀꯔꯤꯅꯣ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡ ꯑꯁꯤꯕꯣ ꯇꯣꯝꯕꯤ ꯉꯁꯥꯏ ꯃꯈꯩ ꯏꯁꯧ ꯂꯥꯡꯂꯝꯕ ꯄꯨꯝꯅꯃꯛ ꯃꯥꯒꯤ ꯅꯨꯄꯥ ꯆꯥꯎꯕꯗ ꯍꯩꯊꯔꯛꯏ ꯍꯣ ꯑꯉꯥꯡ ꯀꯞꯂꯤꯕꯁꯦ ꯇꯥꯅꯤꯡꯗ꯭ꯔꯗꯤ ꯊꯦꯝꯅ ꯂꯥꯛꯑꯣ ꯅꯪꯗꯤ ꯃꯄꯥ ꯅꯠꯇꯕ꯭ꯔꯣ ꯍꯩꯃꯥ ꯃꯁꯤꯒꯤ ꯅꯨꯄꯤꯁꯤꯗꯤ ꯉꯥꯎꯔꯤꯗꯅ ꯑꯉꯥꯡ ꯀꯞꯂꯤꯕꯁꯦ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯅꯤꯅꯦ ꯅꯪꯕꯣ ꯉꯥꯔꯦꯟ ꯆꯥꯒꯦꯌꯦ ꯉꯥꯔꯦꯟ ꯃꯤꯒꯤ ꯃꯆꯥꯅ ꯉꯥꯔꯦꯟ ꯆꯥꯕꯗꯨ ꯎꯔꯨꯔꯒ ꯑꯩꯈꯣꯏꯒꯤꯁꯨ ꯉꯥꯔꯦꯟ ꯄꯤꯌꯨꯅ ꯉꯁꯥꯏꯗꯒꯤ ꯀꯞꯂꯤꯕꯁꯤꯅꯤ ꯀꯔꯤꯅꯣꯅꯦꯍꯦ ꯅꯪꯁꯨ ꯌꯥꯎꯅ ꯑꯉꯥꯡ ꯁꯥꯔꯛꯏꯕꯁꯤꯕꯣ ꯃꯤꯅ ꯇꯥꯔꯒ ꯅꯣꯛꯅꯈꯤꯅꯤꯅꯦ ꯅꯪꯕꯨ ꯏꯀꯥꯏꯕꯒ ꯑꯃꯠꯇ ꯈꯪꯗ꯭ꯔꯕꯔꯣ ꯑꯩꯉꯣꯟꯗꯒ ꯑꯣꯟꯁꯤꯟꯕꯤꯔꯛꯀꯅꯨ ꯃꯤꯒꯤꯗꯧꯅ ꯅꯣꯡꯃꯗꯁꯨ ꯅꯆꯥꯁꯤꯕꯨ ꯑꯍꯥꯎꯕ ꯑꯃꯐꯥꯎ ꯄꯤꯖꯈ꯭ꯔꯕꯣ ꯃꯣꯏ ꯃꯄꯥꯅ ꯈꯜꯂꯨꯔꯒꯅꯦ ꯑꯩ ꯄꯪꯁꯥꯎꯗ ꯁꯥꯎꯅꯤꯡꯉꯤ ꯑꯣ ꯌꯥꯔꯦ ꯂꯥꯡꯂꯤꯕ ꯏꯁꯧꯗꯨ ꯇꯣꯛꯂꯣ ꯑꯩ ꯅꯥꯀꯣꯡꯁꯦ ꯀꯩꯅꯣꯝ ꯇꯧꯔꯦ ꯃꯄꯨꯔꯣꯏꯕꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯇꯣꯝꯕꯤ ꯑꯄꯤꯛꯄ ꯃꯆꯥꯗꯨ ꯄꯝꯈꯠꯇꯨꯅ ꯆꯠꯈꯤ ꯆꯥꯎꯕꯁꯨ ꯃꯥꯒꯤ ꯅꯨꯄꯤꯅ ꯁꯥꯎꯔꯤꯕꯒꯤ ꯃꯔꯝ ꯈꯪꯉꯤ ꯃꯥꯒꯤ ꯍꯦꯛ ꯌꯨꯝꯊꯪꯅꯔꯤꯕ ꯃꯟꯇ꯭ꯔꯤ ꯀꯦꯁꯣꯒꯤꯗꯤ ꯐꯖꯔꯕ ꯎꯍꯩ ꯋꯥꯍꯩ ꯃꯅꯥ ꯃꯁꯤꯡ ꯑꯆꯧ ꯑꯆꯧꯕ ꯉꯥ ꯇꯣꯏꯅ ꯀꯦꯁꯣꯒꯤ ꯃꯥꯡꯒꯣꯜꯗ ꯀꯥꯔꯛꯏ ꯑꯗꯨꯕꯨ ꯃꯟꯇ꯭ꯔꯤ ꯑꯣꯏꯕ ꯆꯥꯎꯕꯅ ꯍꯟꯖꯔꯕꯁꯨ ꯃꯥꯒꯤꯗꯤ ꯀꯦꯁꯣꯒꯨꯝ ꯇꯧꯔꯝꯗꯦ ꯆꯥꯎꯕꯒꯤ ꯃꯥꯡꯒꯣꯜꯗꯗꯤ ꯇꯨꯃꯤꯠ ꯐꯥꯎꯕ ꯄꯥꯏꯔꯝꯗꯦ ꯑꯁꯨꯝꯅ ꯑꯊꯦꯟꯄꯣꯠ ꯀꯥꯔꯛꯄꯒꯤ ꯋꯥ ꯑꯁꯤ ꯀꯦꯁꯣꯒꯤ ꯅꯨꯄꯤ ꯊꯝꯕꯥꯜꯅ ꯇꯣꯝꯕꯤꯗ ꯍꯦꯟꯖꯤꯟꯅ ꯇꯝꯁꯤꯜꯂꯛꯄꯗꯒꯤ ꯇꯣꯝꯕꯤꯅ ꯃꯥꯒꯤ ꯅꯨꯄꯥꯗ ꯁꯥꯎꯔꯤꯕꯅꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯊꯝꯕꯥꯜ ꯇꯣꯝꯕꯤ ꯍꯣꯏꯗ ꯂꯥꯛꯂꯝꯃꯤ ꯊꯝꯕꯥꯜꯅ ꯏꯆꯦ ꯇꯣꯝꯕꯤ ꯃꯅꯤꯡꯂꯣꯝꯗꯒꯤ ꯊꯣꯛꯂꯛꯏ ꯀꯔꯤ ꯂꯩꯔꯒꯦ ꯊꯝꯕꯥꯜ
ꯁꯨꯝ ꯆꯠꯊꯣꯔꯛꯄꯅꯤꯗ ꯏꯆꯦ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯐꯝꯊꯩ ꯇꯣꯝꯕꯤꯅ ꯐꯩꯌꯦ ꯐꯩꯌꯦ ꯑꯁꯨꯝꯅ ꯑꯃꯨꯛꯁꯨ ꯆꯠꯊꯣꯔꯛꯄ ꯉꯁꯤꯗꯤ ꯊꯕꯛ ꯈꯔ ꯀꯣꯝꯃꯦ ꯑꯗꯨꯅꯅꯦ ꯏꯆꯦ ꯏꯁ ꯅꯍꯥꯟꯈꯩꯗꯤꯅꯦ ꯃꯥꯏꯒ ꯂꯩꯊꯣꯛꯄ ꯁꯪꯕ ꯅꯠꯇꯦ ꯑꯃ ꯑꯃꯨꯛ ꯆꯠꯈꯤꯅꯤ ꯑꯃ ꯑꯃꯨꯛ ꯂꯥꯛꯀꯅꯤ ꯄꯨꯔꯛꯈ꯭ꯔꯤꯕ ꯄꯣꯠ ꯆꯩꯁꯤꯡꯁꯤꯅ ꯑꯃꯨꯛ ꯇꯣꯏꯕ ꯍꯥꯏꯗꯅ ꯀꯥꯟꯅꯗ꯭ꯔꯦ ꯏꯆꯦ ꯈꯪꯗ꯭ꯔꯦꯅꯦ ꯑꯩꯈꯣꯏꯒꯤꯗꯤ ꯃꯈꯣꯏ ꯃꯄꯥꯟꯅꯅꯦ ꯃꯔꯣꯏ ꯃꯀꯥ ꯑꯃ ꯐꯥꯎꯕ ꯃꯤꯅ ꯀꯠꯂꯕ ꯂꯧꯔꯣꯏ ꯑꯃꯥꯡꯕ ꯊꯕꯛ ꯇꯧꯕ ꯍꯧꯅꯗꯦꯅ ꯍꯥꯏꯗꯨꯅ ꯂꯩꯈ꯭ꯔꯕꯁꯤꯗ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯝꯕꯥꯜꯗ ꯅꯣꯛꯁꯤꯜꯂꯤ ꯊꯝꯕꯥꯜꯅ ꯏꯆꯦ ꯑꯩꯈꯣꯏꯒꯤꯗꯤ ꯏꯅꯤꯡꯊꯧꯅꯁꯨ ꯆꯥꯟꯕꯤꯕꯅꯤꯅ ꯌꯥꯝ ꯅꯨꯡꯉꯥꯏꯖꯈ꯭ꯔꯦ ꯍꯣ ꯐꯩꯌꯦ ꯐꯩꯌꯦ ꯍꯣꯠꯅꯧ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯋꯥꯔꯤ ꯀꯌꯥ ꯁꯥꯟꯅꯔꯕ ꯃꯇꯨꯡꯗ ꯊꯝꯕꯥꯜꯁꯨ ꯃꯌꯨꯝꯗ ꯍꯜꯂꯛꯂꯦ ꯊꯝꯕꯥꯜ ꯃꯇꯣꯝꯗꯁꯨ ꯈꯟꯖꯩ ꯌꯥꯝ ꯑꯆꯨꯝꯕ ꯆꯠꯄꯒꯁꯨ ꯁꯥꯔꯤ 이주 따다바 마땀기 이랑 강다바싱시가 마나바 하우나데다 타박 좀 로이시루키게 아시 하이라두나 따우바야바 타박 따우람미 농마 누밋게 아육니 탐바 nga achauba ama leiruduna lambida asum laklami mahakna asum lakpada tombini ising soklami da uri ije ising soklami ro hoini he thamba chak thongge na daururaga ising leiramdre aduna ising sokpa laklami ne thambal makhuda pairiba nga du thangaduna ije nga si phajadra phajare haurani mamal ba kaya pirake thambal nokladuna mina pirambani ije ꯑꯩꯅ ꯂꯩꯔꯨꯕꯒ ꯅꯠꯇꯦꯗ ꯑꯩꯗꯤ ꯑꯌꯨꯛ ꯑꯣꯏꯔꯤꯉꯩꯁꯤꯗ ꯃꯈꯥ ꯂꯩꯀꯥꯏ ꯏꯅꯦ ꯇꯥꯃꯣꯒꯤ ꯑꯅꯥꯕꯗꯣ ꯍꯪꯂꯨꯒꯦꯅ ꯊꯣꯛꯂꯛꯄꯅꯤ ꯑꯗꯨꯒꯗꯤ ꯅꯨꯄꯥ ꯑꯃꯅ ꯑꯩꯈꯣꯏ ꯃꯄꯥꯗ ꯄꯤꯕꯤꯌꯣꯅ ꯍꯦꯛꯇ ꯄꯤꯁꯤꯜꯂꯝꯃꯦ ꯋꯥꯅꯤ ꯃꯤꯅ ꯄꯤꯔꯛꯑꯕꯅꯤꯅ ꯑꯩꯁꯨ ꯂꯍꯧꯔꯦꯗꯅ ꯇꯣꯝꯕꯤ ꯅꯨꯡꯉꯥꯏꯇꯕꯒꯤ ꯁꯛꯐꯝꯗ ꯊꯝꯕꯥꯜꯗ ꯍꯥꯏꯔꯛꯏ ꯐꯔꯦ ꯑꯩꯁꯨ ꯆꯪꯂꯒꯦ ꯆꯥꯛ ꯊꯦꯡꯈ꯭ꯔꯅꯤ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯇꯣꯝꯕꯤ ꯃꯌꯨꯝꯗ ꯆꯠꯈꯤ ꯇꯣꯝꯕꯤꯒꯤ ꯁꯛꯐꯝꯗꯨ ꯎꯔꯒ ꯊꯝꯕꯥꯜꯗꯤ ꯃꯊꯃꯣꯏ ꯄꯦꯟꯖꯔꯝꯃꯤ ꯑꯁꯨꯝꯅ ꯍꯦꯛ ꯌꯨꯝꯊꯪꯅꯕ ꯏꯃꯨꯡ ꯑꯣꯏꯖꯔꯕꯁꯨ ꯃꯄꯥꯟ ꯊꯣꯡꯗꯗꯤ ꯌꯥꯝ ꯅꯨꯡꯁꯤꯅꯕ ꯃꯥꯜꯂꯝꯃꯤ ꯅꯨꯡꯁꯤꯅꯐꯝꯁꯨ ꯊꯣꯛꯄꯅꯤ ꯑꯗꯨꯕꯨ ꯀꯦꯁꯣꯒꯤ ꯅꯨꯄꯤ ꯊꯝꯕꯥꯜꯒꯤ ꯅꯥꯄꯜ ꯇꯣꯝꯕꯤꯅ ꯍꯦꯛ ꯌꯩꯊꯠꯄꯒꯤ ꯋꯥꯉꯥꯡ ꯑꯗꯨꯒ ꯊꯝꯕꯥꯜꯅ ꯇꯣꯝꯕꯤꯕꯨ ꯀꯜꯂꯛꯍꯟꯕꯒꯤ ꯋꯥꯔꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯆꯠꯊꯔꯛꯄ ꯑꯁꯤꯅ ꯅꯨꯄꯤ ꯑꯅꯤ ꯑꯁꯤ ꯑꯃꯅ ꯑꯃꯒꯤ ꯑꯆꯦꯡꯕ ꯇꯟꯖꯥ ꯉꯥꯏꯅꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯕꯨ ꯃꯄꯥꯟ ꯊꯣꯡꯗꯗꯤ ꯃꯈꯣꯏ ꯑꯅꯤ ꯀꯔꯤꯁꯨ ꯀꯥꯏꯅꯗꯦ ꯑꯁꯨꯝꯅ ꯊꯝꯕꯥꯜꯒꯤ ꯃꯑꯣꯡ ꯃꯇꯧꯗ ꯍꯥꯏꯗꯣꯛꯄꯗꯤ ꯉꯝꯗ ꯇꯣꯝꯕꯤ ꯃꯇꯣꯝꯇ ꯄꯪꯁꯥꯎꯗ ꯁꯥꯎꯅꯤꯡꯂꯝꯃꯤ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩꯗ ꯃꯆꯥꯅꯨꯄꯥꯅ ꯑꯃꯨꯛ ꯉꯥꯔꯦꯟ ꯆꯥꯒꯦꯅ ꯅꯤꯡꯉꯥꯏ ꯇꯧꯔꯛꯄꯁꯤꯗ ꯑꯣꯏꯔꯦ ꯇꯣꯝꯕꯤꯗꯗꯤ ꯑꯁꯣꯛꯄ ꯃꯐꯝꯗ ꯊꯨꯝ ꯆꯥꯏꯁꯤꯜꯂꯛꯄꯒꯨꯝ ꯊꯣꯛꯂꯤꯕꯁꯤ ꯅꯣꯡꯃ ꯅꯨꯃꯤꯗꯥꯡꯅꯤ ꯇꯣꯝꯕꯤ ꯃꯇꯣꯝꯇ ꯏꯁꯧ ꯀꯟꯅ ꯂꯥꯡꯂꯤ ꯉꯥ ꯆꯥꯛꯅ ꯍꯣꯡꯂꯤꯉꯩꯗꯗꯤ ꯀꯣꯅꯨꯡꯗꯒꯤ ꯐꯪꯂꯛꯄ ꯁꯦꯜ ꯈꯔꯗꯨꯅ ꯂꯦꯝ ꯄꯥꯅ ꯁꯤꯖꯤꯟꯅꯩꯌꯦ ꯍꯣ ꯃꯣꯏꯒꯤ ꯉꯥꯔꯦꯟꯒꯗꯨꯗꯤ ꯆꯥꯕꯗ ꯀꯩꯁꯨ ꯂꯨꯅ ꯊꯣꯛꯄ ꯅꯠꯇꯦꯀꯣ ꯇꯣꯝꯕꯤ ꯑꯩꯉꯣꯟꯗꯗꯤ ꯑꯗꯨꯕꯨꯅꯦ ꯍꯧꯖꯤꯛꯀꯤ ꯄꯣꯠ ꯆꯩꯒꯤ ꯃꯃꯜꯅ ꯑꯇꯤꯌꯥ ꯄꯛꯅ ꯋꯥꯡꯂ ꯃꯇꯝ ꯑꯁꯤꯗꯗꯤ ꯐꯪꯂꯛꯏꯕ ꯁꯦꯜ ꯈꯔꯁꯤꯅ ꯏꯃꯨꯡꯁꯦ ꯄꯨꯅꯕ ꯍꯣꯠꯅꯕꯗ ꯑꯩ ꯉꯝꯗ꯭ꯔꯦ ꯆꯥꯎꯕꯅ ꯇꯣꯝꯕꯤ ꯏꯕꯦꯝꯃ ꯅꯪꯒꯤ ꯏꯁꯧꯁꯦ ꯂꯥꯡꯈ꯭ꯔꯦꯗ ꯅꯣꯡꯃꯇ ꯏꯪꯅ ꯂꯩꯕꯁꯦ ꯅꯪꯕꯨ ꯍꯩꯇ꯭ꯔꯕꯔꯣ ꯇꯣꯝꯕꯤꯅ ꯁꯤꯕꯨ ꯑꯩꯅ ꯂꯥꯡꯅꯤꯡꯗꯅ ꯂꯥꯡꯕ꯭ꯔꯣ ꯅꯃꯥꯏꯗꯨ ꯏꯀꯥꯏꯌꯣ ꯁꯅꯥ ꯀꯣꯅꯨꯡ ꯀꯥꯕꯁꯨ ꯅꯪꯅ ꯍꯥꯜꯂꯤꯕ ꯑꯗꯨꯒ ꯌꯨꯝꯊꯪꯅꯕꯒꯤꯁꯤꯗ ꯀꯥꯔꯛꯂꯤꯕ ꯉꯥ ꯆꯥꯛ ꯃꯌꯥꯝꯁꯦ ꯅꯃꯤꯠꯇꯨ ꯌꯦꯡꯉꯣ ꯆꯥꯎꯕꯅ ꯑꯩꯁꯨ ꯂꯣꯏꯅ ꯈꯪꯉꯤ ꯀꯩꯗꯧꯔꯒꯦ ꯇꯣꯝꯕꯤ ꯃꯤꯅꯒ ꯇꯥꯈꯤꯅꯤ ꯑꯩ ꯏꯀꯥꯏꯀꯣ ꯃꯈꯥ ꯇꯥꯔꯅꯨ ꯅꯥꯀꯜ ꯑꯃꯔꯣꯝꯗꯁꯨ ꯀꯦꯁꯣꯒꯤ ꯏꯃꯨꯡꯗꯤ ꯃꯥꯒꯤ ꯃꯥꯡꯒꯣꯜꯗ ꯑꯊꯦꯟꯄꯣꯠ ꯆꯥꯎꯅ ꯆꯥꯎꯅ ꯀꯥꯔꯛꯄ ꯂꯦꯞꯇꯦ ꯃꯔꯝ ꯑꯁꯤꯅ ꯀꯦꯁꯣꯒꯤ ꯏꯃꯨꯡꯗꯤ ꯉꯥꯔꯦꯟ ꯇꯣꯏꯅ ꯆꯥꯔꯝꯃꯤ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯅꯤ ꯊꯝꯕꯥꯜ ꯇꯣꯝꯕꯤꯒꯤ ꯃꯌꯨꯝꯗ ꯋꯥꯔꯦꯝ ꯉꯥꯡꯕ ꯂꯥꯛꯂꯝꯃꯤ ꯊꯝꯕꯥꯜꯅ ꯏꯆꯦ ꯀꯔꯤ ꯃꯊꯦꯜ ꯆꯥꯔꯒꯦ ꯉꯔꯥꯡ ꯅꯨꯡꯗꯥꯡꯒꯤ ꯉꯥꯔꯦꯟ ꯑꯣꯏꯅ ꯆꯥꯔꯦ ꯃꯃꯥꯒꯤ ꯋꯥꯗꯨꯗ ꯇꯣꯝꯕꯤꯒꯤ ꯃꯆꯥꯅꯨꯄꯥꯅ ꯍꯥꯏꯔꯛꯏ ꯀꯗꯥꯏꯗ ꯆꯥꯔꯤꯕ ꯏꯃꯥ ꯑꯩꯈꯣꯏꯗꯤ ꯉꯁꯥꯏ ꯍꯋꯥꯏ ꯊꯣꯡꯂꯤꯗꯨꯗꯤ ꯇꯣꯝꯕꯤ ꯁꯥꯎꯅ ꯆꯠꯂꯍꯦ ꯅꯪꯅ ꯀꯔꯤ ꯈꯪꯗꯅ ꯑꯉꯥꯡꯅꯤꯅ ꯊꯝꯕꯥꯜ ꯃꯃꯥ ꯃꯆꯥꯒꯤ ꯃꯑꯣꯡꯗꯨꯗ ꯅꯣꯛꯁꯨ ꯅꯣꯛꯂꯤ ꯇꯣꯝꯕꯤ ꯊꯝꯕꯥꯜꯅ ꯂꯥꯟꯅ ꯈꯟꯈꯤ ꯇꯥꯔꯦ ꯈꯜꯂꯗꯨꯅ ꯁꯦꯡꯗꯣꯔꯛꯏ ꯃꯄꯥꯒ ꯑꯩꯒꯗꯤ ꯉꯥꯔꯦꯟꯗꯣ ꯆꯥꯔꯕ ꯑꯗꯨꯒ ꯃꯥꯕꯨꯗꯤ ꯄꯤꯖꯍꯧꯗ꯭ꯔꯦ ꯆꯥꯕꯗꯣ ꯃꯣꯏꯅ ꯑꯗꯨꯅꯅꯤ ꯃꯥꯅ ꯍꯥꯏꯔꯝꯃꯤꯁꯦ ꯊꯝꯕꯥꯜ ꯋꯥ ꯑꯃꯠꯇ ꯍꯥꯏꯗꯦ ꯇꯨꯃꯤꯟ ꯅꯣꯛꯐꯦꯠ ꯇꯧꯔꯗꯨꯅ ꯂꯩ ꯇꯣꯝꯕꯤ ꯃꯆꯥꯅꯨꯄꯥꯗ ꯌꯥꯝ ꯁꯥꯎꯔꯝꯃꯤ ꯑꯗꯨꯒ ꯃꯇꯣꯝꯇꯁꯨ ꯈꯜꯂꯤ ꯈꯪꯅꯤꯗꯅ ꯃꯁꯤ ꯑꯉꯥꯡꯁꯦ ꯑꯩꯕꯨ ꯑꯁꯨꯛ ꯊꯤꯅ ꯃꯤꯒꯤ ꯃꯃꯥꯡꯗ ꯆꯣꯞꯍꯟꯕ ꯇꯣꯝꯕꯤꯅ ꯇꯨꯃꯤꯟ ꯂꯩꯈꯤꯕꯗꯨꯗ ꯊꯝꯕꯥꯜꯅ ꯍꯥꯏꯔꯛꯏ ꯏꯆꯦ ꯀꯩꯗꯧꯔꯒꯦ ꯇꯨꯃꯤꯟ ꯂꯩꯔꯗꯤ ꯀꯩꯁꯨ ꯇꯧꯗꯦꯗ ꯊꯝꯕꯥꯜ ꯃꯥꯒꯤ ꯍꯧꯅꯕꯤ ꯋꯥꯖꯥꯎ ꯉꯥꯡꯕ ꯍꯧꯔꯛꯏ ꯍꯟꯗꯛꯇꯤꯅꯦ ꯏꯆꯦ ꯑꯍꯥꯎꯕ ꯆꯥꯃꯟꯗꯅ ꯏꯁꯥꯁꯦ ꯌꯥꯗ꯭ꯔꯦ ꯉꯔꯥꯡꯒꯤ ꯉꯥꯔꯦꯟꯁꯨ ꯆꯥꯕ ꯉꯝꯗꯗꯅ ꯃꯌꯥꯝ ꯍꯩꯗꯣꯛꯈ꯭ꯔꯦ ꯀꯌꯥꯗꯤ ꯄꯥꯝꯃꯨꯈ꯭ꯔꯦ ꯑꯩꯈꯣꯏꯒꯤꯗꯤ ꯃꯣꯏ ꯃꯄꯥꯟꯅ ꯑꯔꯦꯝ ꯑꯄꯥ ꯄꯥꯝꯗꯕꯁꯤꯗ ꯑꯁꯤꯅꯁꯨ ꯐꯩꯗ ꯑꯆꯨꯝꯕ ꯆꯠꯄꯁꯤꯅ
ꯋꯥꯔꯤ ꯑꯁꯨꯝ ꯀꯌꯥ ꯁꯥꯟꯅꯔꯕ ꯃꯇꯨꯡꯗ ꯊꯝꯕꯥꯜꯁꯨ ꯍꯟꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯑꯁꯨꯝ ꯍꯧꯈꯤꯗꯨꯅ ꯆꯥꯎꯕꯁꯨ ꯈꯪꯗꯕ ꯅꯠꯇꯦ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯃꯕꯨꯛꯆꯦꯜ ꯁꯦꯡꯕ ꯀꯅꯥꯃꯠꯇ ꯂꯩꯇꯦ ꯍꯥꯏꯕꯁꯤ꯫ ꯑꯗꯨꯕꯨ ꯃꯥꯅ ꯈꯪꯉꯦ ꯍꯥꯏꯗꯨꯅꯁꯨ ꯃꯌꯨꯝꯗ ꯑꯊꯦꯟꯄꯣꯠ ꯀꯥꯔꯛꯅꯕ ꯂꯝꯕꯤꯗꯤ ꯍꯦꯛ ꯐꯪꯕ ꯅꯠꯇꯦ꯫ ꯃꯁꯤꯒꯤ ꯂꯝꯕꯤ ꯑꯁꯤ ꯏꯔꯥꯏ ꯂꯥꯏꯅ ꯐꯪꯕ ꯅꯠꯇꯦ ꯍꯥꯏꯕꯁꯤ ꯆꯥꯎꯕꯁꯨ ꯈꯪꯂꯤ꯫ ꯏꯐꯣꯡ ꯐꯣꯡꯅ ꯑꯈꯪ ꯑꯍꯩꯁꯤꯡꯗ ꯀꯣꯌꯥꯡ ꯍꯪꯕ ꯌꯥꯕ ꯂꯝꯕꯤꯁꯨ ꯅꯠꯇꯦ꯫ ꯋꯥꯈꯜ ꯃꯌꯥꯝꯁꯤꯅ ꯆꯥꯎꯕ ꯃꯄꯨꯛꯅꯤꯡ ꯂꯩꯇꯥꯗꯦ꯫ ꯑꯗꯨꯕꯨ ꯇꯟꯖꯥ ꯂꯥꯛꯂꯕꯗꯤ ꯊꯥꯗꯣꯛꯂꯔꯣꯏ ꯍꯥꯏꯕꯁꯤꯃꯗꯤ ꯆꯥꯎꯕꯅ ꯃꯄꯨꯛꯅꯤꯡꯗ ꯆꯞ ꯌꯨꯡꯅ ꯂꯦꯞꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯆꯥꯎꯕꯒ ꯀꯦꯁꯣꯒꯗꯣ ꯁꯅꯥ ꯀꯣꯅꯨꯡꯗꯒꯤ ꯃꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯑꯁꯨꯝ ꯂꯝꯕꯤ ꯆꯠꯅ ꯆꯠꯅ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯀꯌꯥ ꯁꯥꯟꯅꯔꯤ꯫ ꯑꯁꯨꯝꯅ ꯑꯁꯨꯝ ꯋꯥꯔꯤ ꯁꯥꯟꯅꯔꯛꯄꯅ ꯆꯥꯎꯕꯅ ꯀꯦꯁꯣꯗ ꯍꯥꯏꯔꯛꯑꯝꯃꯤ꯫ ꯀꯦꯁꯣ, ꯅꯪꯒꯤ ꯌꯨꯝꯗ ꯂꯥꯛꯂꯤꯕ ꯃꯤꯁꯤꯡꯗꯨꯕꯨ ꯀꯔꯤ ꯊꯕꯛꯀꯤꯅꯣꯅꯦ? ꯀꯦꯁꯣꯅ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯃꯔꯝꯒꯤ ꯅꯠꯇꯦ ꯗꯗꯥꯗ, ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯕꯒꯤꯅꯤ꯫ ꯏꯅꯤꯡꯊꯧꯅꯒ ꯎꯔ ꯈꯪꯂꯗꯤ ꯅꯪ ꯗꯁꯥ ꯇꯥꯒꯅꯤꯀꯣ꯫ ꯀꯩꯁꯨ ꯇꯧꯔꯣꯏ ꯗꯗꯥꯗ꯫ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯅ ꯁꯥꯅ ꯂꯥꯛꯄꯗꯨꯅ ꯃꯌꯨꯝ ꯌꯧꯔꯛꯇꯨꯅ ꯃꯥꯒꯤ ꯃꯌꯨꯝꯗ ꯆꯪꯅꯈ꯭ꯔꯦ꯫ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯅꯤ꯫ ꯊꯝꯕꯥꯜ ꯁꯨꯃꯥꯡ ꯃꯇꯣꯟꯗ ꯐꯤ ꯀꯟꯅ ꯁꯨꯔꯤ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯂꯩꯔꯤꯉꯩ ꯇꯣꯝꯕꯤꯁꯨ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯇꯨꯅ ꯃꯥꯡꯒꯣꯜꯗ ꯐꯝꯂꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯊꯝꯕꯥꯜ ꯐꯤ ꯁꯨꯕ ꯆꯥꯝꯕ ꯂꯣꯏꯔꯗꯨꯅ ꯐꯤꯁꯤꯡꯗꯣ ꯐꯧꯔꯤ꯫ ꯑꯁꯨꯝꯅ ꯊꯝꯕꯥꯜ ꯐꯤ ꯐꯧꯅ ꯐꯧꯅ ꯇꯣꯝꯕꯤꯗ ꯋꯥ ꯍꯩꯔꯛꯏ꯫ ꯏꯆꯦ, ꯆꯥꯛ ꯆꯥꯕꯤꯔꯕ꯭ꯔꯣ? ꯆꯥꯔꯦ ꯆꯥꯔꯦ ꯊꯝꯕꯥꯜ, ꯅꯪꯗꯤ ꯆꯥꯔꯕ꯭ꯔꯣ? ꯆꯥꯔꯦ ꯏꯆꯦ꯫ ꯉꯔꯥꯡ ꯃꯈꯣꯏ ꯃꯄꯥ ꯎꯅꯕ ꯃꯤ ꯈꯔ ꯂꯥꯛꯂꯝꯃꯤ꯫ ꯃꯣꯏꯅ ꯄꯨꯔꯛꯄ ꯀꯣꯕꯤꯗꯣ ꯀꯌꯥꯗꯤ ꯐꯖꯈ꯭ꯔꯦ, ꯑꯗꯨ ꯑꯣꯏꯅ ꯍꯦꯛꯇ ꯊꯣꯡꯖꯤꯜꯂꯦ꯫ ꯑꯩꯈꯣꯏꯒꯤꯗꯤ ꯃꯤꯅ ꯄꯨꯔꯛꯄ ꯌꯦꯟꯁꯥꯡ ꯃꯅꯥ ꯃꯁꯤꯡ ꯈꯛꯇꯗ ꯊꯝꯐꯝꯒ ꯂꯩꯇ꯭ꯔꯄꯣꯠꯅꯤꯗ ꯏꯆꯦ꯫ ꯏꯆꯦ ꯍꯣꯏꯗ ꯄꯤꯔꯛꯀꯗꯕꯁꯨ ꯑꯃꯥꯡꯕ ꯄꯣꯠꯅꯦꯅ ꯆꯥꯕꯤꯔꯣꯏꯗ꯭ꯔꯥ ꯈꯟꯗꯨꯅ ꯄꯤꯔꯛꯇ꯭ꯔꯕꯅꯤ ꯇꯧꯔꯤꯁꯦ꯫ ꯄꯤꯔꯛꯀꯅꯨ ꯄꯤꯔꯛꯀꯅꯨ, ꯃꯈꯣꯏ ꯃꯄꯥꯅꯒ ꯈꯪꯂꯗꯤꯅꯦ ꯏꯃꯨꯡꯁꯤ ꯂꯟꯖꯥꯎ ꯊꯣꯛꯀꯗꯧꯔꯤꯕꯅꯤ꯫ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯇꯣꯝꯕꯤ ꯏꯃꯨꯡ ꯆꯪꯈ꯭ꯔꯦ꯫ ꯃꯇꯣꯝꯇ ꯈꯜꯂꯤ, ꯃꯁꯤꯒꯤ ꯅꯨꯄꯤꯁꯦ ꯃꯁꯝ ꯑꯁꯤ ꯈꯨꯠꯗꯥꯡꯗ ꯌꯦꯠꯂꯒ ꯍꯥꯏꯇꯂꯁꯨꯅꯦ ꯄꯦꯜꯂꯣꯏꯍꯦ ꯑꯩ꯫ ꯃꯁꯛꯁꯦ ꯅꯨꯡꯁꯤꯗꯕꯅ ꯅꯥꯔꯦ꯫ ꯑꯁꯨꯝꯅ ꯁꯨꯝ ꯍꯧꯈꯤꯗꯨꯅ ꯃꯇꯝ ꯐꯅ ꯌꯥꯝꯅ ꯍꯧꯈ꯭ꯔꯦ꯫ ꯅꯣꯡꯃ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ꯫ ꯆꯥꯎꯕꯅ ꯇꯟꯖꯥ ꯉꯥꯏꯔꯛꯄꯗꯨ ꯃꯄꯨꯅ ꯊꯨꯡꯍꯟꯕꯤꯔꯒꯦ ꯈꯜꯂꯕ ꯃꯥꯜꯂꯤ꯫ ꯏꯊꯥ ꯊꯥꯖꯗꯅ ꯅꯨꯄꯥ ꯑꯃꯅ ꯆꯥꯎꯔꯕ ꯁꯔꯦꯡ ꯑꯃ ꯄꯥꯏꯔꯗꯨꯅ ꯆꯥꯎꯕꯒꯤ ꯗꯥꯔꯤꯗ ꯂꯦꯞꯂꯗꯨꯅ ꯏꯃꯨꯡꯗ ꯃꯃꯥꯏ ꯑꯣꯟꯁꯤꯟꯗꯨꯅ ꯀꯧꯔꯛꯏ꯫ ꯃꯤ ꯂꯩꯕꯤꯕ꯭ꯔꯣ? ꯇꯣꯝꯕꯤ ꯃꯄꯥꯜꯗ ꯃꯤꯅ ꯀꯧꯔꯤꯕꯗꯨ ꯇꯥꯔꯗꯨꯅ ꯃꯄꯥꯜ ꯊꯣꯛꯂꯛꯏ꯫ ꯀꯅꯥ ꯍꯪꯕꯤꯕꯅꯣ? ꯃꯟꯇ꯭ꯔꯤꯒꯤ ꯁꯪꯒꯥꯏꯕꯨ ꯑꯁꯤ ꯑꯣꯏꯕꯤꯔꯕ꯭ꯔꯥ? ꯃꯥꯅꯦ ꯃꯥꯅꯦ, ꯁꯣꯝꯗ ꯂꯦꯡꯁꯤꯟꯕꯤꯔꯛꯑꯣ꯫ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯇꯣꯝꯕꯤ ꯃꯣꯔꯥ ꯑꯃ ꯊꯥꯏ꯫ ꯅꯦ ꯇꯥꯅ ꯐꯝꯂꯗꯨꯅ ꯅꯨꯄꯥꯗꯨꯅ ꯁꯔꯦꯡꯗꯨ ꯊꯥꯡꯒꯠꯂꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯅꯍꯥꯟ ꯃꯟꯇ꯭ꯔꯤꯅ ꯆꯥꯅꯤꯡꯉꯦꯅ ꯁꯣꯟꯕꯤꯔꯝꯕꯗꯨꯗ ꯄꯨꯖꯔꯛꯄꯅꯤ꯫ ꯀꯩꯊꯦꯜꯗꯒꯤꯒ ꯅꯠꯆꯗꯦ, ꯄꯥꯠꯇꯒꯤ ꯐꯥꯔꯛꯄꯗ ꯉꯥꯏꯖꯔꯤꯕꯅꯤ꯫ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯁꯔꯦꯡ ꯑꯗꯨ ꯃꯥꯡꯒꯣꯜꯗ ꯍꯦꯛ ꯊꯝꯃꯤ꯫ ꯇꯣꯝꯕꯤꯅ ꯃꯈꯣꯏ ꯃꯄꯥꯗꯣ ꯃꯅꯤꯡꯗ ꯍꯛꯆꯥꯡ ꯁꯦꯡꯗꯣꯛꯄ ꯆꯪꯈ꯭ꯔꯤ, ꯊꯣꯛꯂꯛꯑꯅꯤ, ꯉꯥꯏꯍꯥꯛ ꯉꯥꯏꯕꯤꯔꯣ꯫ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯇꯣꯝꯕꯤ ꯐꯪꯍꯧꯔꯔꯣꯏ ꯃꯇꯥꯒꯨꯝ ꯁꯔꯦꯡꯗꯨ ꯐꯠ ꯄꯥꯏꯈꯠꯇꯨꯅ ꯏꯃꯨꯡꯗ ꯄꯨꯁꯤꯟꯈꯤ꯫ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯆꯥꯎꯕ ꯊꯣꯛꯂꯛꯇꯨꯅ ꯅꯨꯄꯥ ꯑꯗꯨꯕꯨ ꯇꯔꯥꯝ ꯇꯔꯥꯝ ꯀꯧꯔꯛꯏ꯫ ꯀꯔꯤ ꯊꯕꯛꯀꯤ ꯑꯣꯏꯕꯤꯔꯕꯅꯣ? ꯃꯟꯇ꯭ꯔꯤꯕꯨ ꯎꯅꯖꯅꯤꯡꯗꯨꯅ ꯂꯥꯛꯆꯕꯅꯤ꯫ ꯃꯅꯤꯡꯗ ꯍꯛꯆꯥꯡ ꯁꯦꯡꯗꯣꯛꯂꯤ ꯍꯥꯏꯌꯦ, ꯌꯥꯅꯤ, ꯑꯩ ꯑꯗꯨꯝ ꯉꯥꯏꯖꯒꯦ꯫ ꯆꯥꯎꯕ ꯅꯨꯄꯥꯗꯨꯒꯤ ꯋꯥꯗꯨꯗ ꯅꯣꯛꯐꯦꯠ ꯇꯧꯔꯗꯨꯅ ꯅꯨꯄꯥꯗꯨꯕꯨ ꯍꯪꯒꯣꯏꯈꯤꯗꯅꯕꯒꯤ ꯃꯑꯣꯡꯗ ꯍꯥꯏꯔꯛꯏ꯫ ꯃꯟꯇ꯭ꯔꯤꯗꯤ ꯑꯩ ꯏꯁꯥꯃꯛꯅꯤ, ꯍꯥꯏꯅꯤꯡꯕꯗꯨ ꯍꯦꯛꯇ ꯍꯥꯏꯕꯤꯌꯨ, ꯍꯪꯒꯣꯏꯕꯤꯒꯅꯨ꯫ ꯆꯥꯎꯕꯒꯤ ꯋꯥꯗꯨꯗ ꯅꯨꯄꯥꯗꯨ ꯏꯉꯛ ꯉꯛꯅ ꯃꯟꯇ꯭ꯔꯤ ꯀꯦꯁꯣꯒꯤ ꯏꯃꯨꯡꯕꯨ? ꯏꯅꯥꯎ ꯀꯦꯁꯣꯕꯨꯔꯥ? ꯃꯥꯅꯤ ꯃꯥꯅꯤ, ꯃꯥꯁꯨ ꯃꯟꯇ꯭ꯔꯤꯅꯤ꯫ ꯃꯥꯒꯤ ꯌꯨꯝꯗꯤ ꯑꯩꯒ ꯍꯦꯛ ꯌꯨꯝꯊꯪꯅꯔꯤꯕ ꯑꯋꯥꯡꯒꯤ ꯌꯨꯝ ꯑꯁꯤꯅꯤ꯫ ꯁꯣꯝꯗꯒꯤ ꯍꯦꯛ ꯐꯥꯎꯖꯤꯟꯕꯤꯈ꯭ꯔꯁꯨ ꯌꯥꯅꯤ꯫ ꯆꯥꯎꯕꯒꯤ ꯋꯥꯗꯨꯗ ꯅꯨꯄꯥꯗꯨ ꯐꯨꯛ ꯍꯧꯒꯠꯂꯛꯏ꯫ ꯑꯗꯨꯒ ꯏꯃꯨꯡꯗ ꯎꯄꯥꯏ ꯂꯩꯇꯅ ꯌꯦꯡꯗꯨꯅ ꯂꯩ꯫ ꯅꯨꯄꯥꯗꯨꯒꯤ ꯃꯇꯧꯗꯨꯗ ꯆꯥꯎꯕ ꯋꯥ ꯃꯈꯥ ꯇꯥꯔꯛꯏ꯫ ꯀꯦꯁꯣ ꯂꯩꯔꯝꯈꯤꯅꯤ, ꯃꯥꯗꯤ ꯑꯌꯨꯛꯇ ꯄꯥꯛꯅ ꯆꯠꯊꯣꯛꯇꯕꯅꯤ꯫ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯆꯥꯎꯕꯅ ꯅꯨꯄꯥꯗꯨꯕꯨ ꯂꯝꯕꯤ ꯇꯥꯛꯄꯤꯔꯝꯃꯤ꯫ ꯅꯨꯄꯥ ꯑꯗꯨꯁꯨ ꯌꯥꯝ ꯍꯩꯅꯤꯡꯗꯅ ꯀꯦꯁꯣꯒꯤ ꯃꯌꯨꯝꯗ ꯆꯪꯈꯤ꯫ ꯑꯁꯨꯝꯅ ꯅꯨꯄꯥ ꯑꯗꯨꯅ ꯊꯣꯛꯈ꯭ꯔꯤꯕ ꯄꯨꯝꯅꯃꯛ ꯀꯦꯁꯣ ꯑꯃꯗꯤ ꯃꯥꯒꯤ ꯅꯨꯄꯤꯗ ꯇꯝꯂꯤ꯫ ꯅꯨꯄꯥꯗꯨꯒꯤ ꯋꯥ ꯇꯥꯕꯗ ꯀꯦꯁꯣꯒꯤ ꯅꯨꯄꯤ ꯊꯝꯕꯥꯜꯗꯤ ꯁꯥꯎꯕꯅ ꯂꯣꯏꯔꯤ꯫ ꯈꯪꯅꯤꯗꯅ ꯃꯥ! ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯥꯎꯕꯒꯤ ꯃꯌꯨꯝꯗ ꯆꯠꯈꯤ꯫ ꯊꯝꯕꯥꯜ ꯁꯨꯃꯥꯡ ꯃꯇꯣꯟꯗꯒꯤ ꯍꯦꯛꯇ ꯈꯦꯛꯊꯔꯛꯏ꯫ ꯏꯆꯦ! ꯏꯆꯦ! ꯇꯣꯝꯕꯤ ꯀꯔꯤꯁꯨ ꯊꯣꯛꯈꯤꯗꯕꯒꯨꯝ ꯌꯥꯝ ꯆꯤꯡꯂꯦꯝꯅ ꯈꯨꯝꯂꯛꯏ꯫ ꯀꯩꯗꯧꯔꯦ ꯊꯝꯕꯥꯜ? ꯑꯗꯨꯛ ꯌꯥꯝ ꯐꯤꯡꯂꯤꯕꯗꯤ? ꯁꯨꯝ ꯇꯧꯕꯅꯤꯗ ꯏꯆꯦ꯫ ꯏꯆꯦ ꯑꯩꯈꯣꯏꯒꯤꯗꯤ ꯃꯤꯅ ꯃꯔꯣꯏ ꯃꯀꯥ ꯑꯃ ꯐꯥꯎꯕ ꯀꯠꯂꯕ ꯑꯣꯏꯔꯗꯤ ꯃꯥꯡꯉꯦ ꯍꯥꯏꯗꯨꯅ ꯂꯧꯁꯤꯟꯗ ꯍꯥꯏꯕꯗꯨꯗ ꯉꯥꯗꯨꯁꯨ ꯍꯨꯟꯗꯣꯛꯂꯝꯕꯅ ꯍꯥꯟꯈ꯭ꯔꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯁꯨꯝ꯫ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯊꯝꯕꯥꯜ ꯃꯆꯨꯛ ꯄꯩꯔꯤ꯫ ꯇꯣꯝꯕꯤꯅ
ꯑꯩꯗꯤ ꯀꯩꯗꯧꯕꯒꯤ ꯉꯥꯗꯤ ꯍꯨꯟꯗꯣꯛꯀꯗꯧꯔꯤꯕ ꯋꯥꯁꯦ ꯀꯣꯏꯊꯣꯛꯇꯅ ꯂꯩꯕꯒꯤ ꯀꯥꯟꯅꯕ ꯂꯩꯇꯦꯗ ꯉꯁꯥꯏ ꯃꯤꯅ ꯉꯥ ꯑꯃ ꯌꯨꯝ ꯑꯣꯟꯅꯗꯨꯅ ꯏꯆꯦ ꯑꯩꯈꯣꯏꯒꯤꯗ ꯊꯝꯖꯤꯜꯂꯝꯃꯦ ꯍꯥꯏꯌꯦ ꯏꯆꯦ ꯍꯣꯏ ꯑꯗꯨꯝ ꯆꯥꯒꯦ ꯍꯥꯏꯔꯕꯁꯨ ꯆꯥꯕꯤꯌꯨ ꯆꯥꯕꯤꯔꯣꯏꯗꯕ ꯑꯣꯏꯔꯗꯤ ꯏꯁꯥ ꯂꯥꯛꯆꯔꯤꯉꯩꯁꯤꯗ ꯄꯨꯖꯈ꯭ꯔꯒꯦ ꯍꯥꯏꯖꯔꯤꯕ ꯀꯔꯤ ꯋꯥꯅꯣꯅꯦ ꯏꯕꯦꯝꯃ ꯑꯩꯈꯣꯏꯒꯤꯗꯤ ꯃꯤꯅ ꯄꯤꯔꯛꯄ ꯄꯣꯠ ꯑꯃꯠꯇ ꯂꯧꯁꯤꯟꯖꯗꯦ ꯑꯗꯨꯒ ꯃꯤꯒꯤꯕꯨ ꯑꯩꯈꯣꯏꯅ ꯂꯧꯁꯤꯜꯂꯝꯅꯦ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤꯕꯅꯤ ꯍꯥꯏꯕꯁꯤꯕꯨ ꯃꯤꯅ ꯇꯥꯕ ꯌꯥꯕ ꯋꯥꯔꯅꯦ ꯍꯩꯃꯥ ꯍꯧꯖꯤꯛꯇ ꯁꯔꯦꯡ ꯑꯃ ꯄꯨꯔꯛꯇꯨꯅ ꯊꯅꯝꯃꯤ ꯏꯆꯦꯅ ꯏꯃꯨꯡꯗ ꯄꯨꯁꯤꯟꯒꯦ ꯍꯥꯏꯔꯤꯕꯁꯤꯕꯨ ꯃꯪꯂꯣ ꯍꯥ ꯃꯪꯂꯕ ꯇꯧꯅꯨ ꯏꯆꯦ ꯃꯤꯗꯨꯁꯨ ꯏꯆꯥꯎ ꯆꯥꯎꯅ ꯑꯩꯈꯣꯏꯒꯤ ꯃꯥꯡꯒꯣꯜꯗ ꯐꯝꯍꯧꯔꯤꯌꯦ ꯏꯕꯦꯝꯃꯍꯣꯏꯒꯤ ꯏꯃꯨꯡꯗꯅꯦ ꯃꯤꯅ ꯂꯦꯝꯅ ꯄꯤꯔꯛꯄ ꯄꯪꯆꯥ ꯆꯥꯔꯒ ꯑꯩꯈꯣꯏꯔꯣꯝꯗ ꯕꯗꯅꯥꯝ ꯇꯧꯁꯤꯟꯕꯤꯒꯦ ꯍꯥꯏꯕꯤꯔꯤꯕ꯭ꯔꯣ ꯍꯩꯃꯥ ꯏꯕꯦꯝꯃ ꯋꯥ ꯉꯥꯡꯊꯣꯔꯛꯄꯗꯗꯤ ꯇꯨꯜꯁꯤ ꯃꯅꯥꯃꯨꯛ ꯁꯦꯡꯉꯤ ꯑꯗꯨꯒ ꯇꯧꯊꯣꯔꯛꯄꯗꯗꯤ ꯌꯥꯝ ꯇꯧꯕ ꯉꯝꯕꯤꯔꯤꯕ ꯑꯣꯏꯔꯦꯀꯣ ꯍꯥꯍꯥ ꯑꯩꯗꯤ ꯅꯍꯥꯟꯈꯩꯕꯨ ꯈꯪꯕꯨ ꯈꯪꯂꯨꯗꯦ ꯀꯔꯤ ꯅꯪꯕꯨ ꯃꯤꯅꯁꯨ ꯑꯩꯕꯨ ꯇꯧꯉꯝꯕꯤꯒ ꯍꯥꯏꯕ꯭ꯔꯕꯨ ꯅꯈꯖꯥꯏꯗꯨꯗ ꯈꯨꯄꯥꯡꯅ ꯑꯣꯟꯗꯅ ꯊꯥꯎꯔꯣ ꯃꯤꯒꯤ ꯑꯔꯦꯝ ꯑꯄꯥ ꯈꯔ ꯆꯥꯔꯒ ꯅꯣꯏꯕꯗꯨꯗ ꯀꯤꯕꯤꯒꯗꯕꯣꯏ ꯅꯤꯡꯕ꯭ꯔꯣ ꯃꯆꯣꯡꯄꯥꯠ ꯅꯥꯏꯗꯕ ꯁꯥꯔꯗꯅ ꯊꯝꯕꯥꯜꯅ ꯊꯥꯎ ꯅꯪꯅ ꯉꯝꯂꯒ ꯊꯥꯔꯨ ꯂꯥꯛꯑꯣ ꯃꯤꯒꯤ ꯉꯥ ꯂꯣꯠꯁꯤꯟꯕꯤ ꯅꯪꯅꯁꯨ ꯑꯆꯨꯝꯕꯒ ꯁꯥꯔꯤꯕ ꯆꯥꯕ ꯐꯪꯗ꯭ꯔꯗꯤ ꯁꯦꯡꯅ ꯐꯪꯗ꯭ꯔꯦ ꯍꯥꯏꯌꯣ ꯄꯤꯊꯣꯛꯄꯤꯒꯦ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯊꯝꯕꯥꯜ ꯃꯐꯤ ꯀꯂꯝꯗꯨꯅ ꯃꯌꯨꯝꯗ ꯆꯠꯈꯤ ꯇꯣꯝꯕꯤ ꯊꯝꯕꯥꯜꯅ ꯆꯠꯈ꯭ꯔꯤꯕꯗꯨ ꯌꯦꯡꯗꯨꯅ ꯃꯇꯣꯝꯗ ꯍꯥꯏꯍꯧꯋꯤ ꯀꯌꯥꯗ ꯎꯁꯤꯠꯇ꯭ꯔꯤꯕ ꯅꯨꯄꯤꯅꯣ ꯃꯁꯤ ꯄꯨꯝꯅꯃꯛꯁꯦ ꯑꯩꯒꯤ ꯅꯨꯄꯥꯁꯤꯅ ꯊꯣꯛꯍꯟꯕꯅꯤ ꯑꯩ ꯌꯥꯝ ꯆꯥꯈ꯭ꯔꯦꯗ ꯁꯣꯝꯗꯁꯨ ꯊꯝꯕꯥꯜ ꯃꯥꯡꯒꯣꯜꯗ ꯐꯝꯗꯨꯅ ꯄꯥꯎ ꯇꯝꯂꯝꯃꯤ ꯊꯝꯕꯥꯜꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯃꯥꯒꯤ ꯅꯨꯄꯥ ꯀꯦꯁꯣꯅ ꯇꯞꯅ ꯍꯥꯏꯔꯛꯏ ꯌꯥꯔꯁꯤ ꯆꯥꯅꯤꯡꯗꯅ ꯇꯧꯖꯔꯤꯅꯤ ꯆꯥꯖꯔꯁꯅꯨ ꯍꯣ ꯆꯥꯖꯈꯨꯑꯣ ꯑꯗꯨꯗ ꯁꯥꯎꯕꯤꯒꯗꯕ ꯊꯝꯕꯥꯜ ꯅꯠꯇꯦ ꯑꯗꯨꯗꯤ ꯅꯠꯇꯦ ꯌꯥꯝ ꯂꯥꯟꯖꯗꯕ ꯑꯆꯨꯝꯕ ꯆꯠꯄ ꯁꯥꯕ ꯀꯩꯗꯥꯗꯣ ꯑꯗꯨꯗꯅꯤ ꯑꯩꯅ ꯄ꯭ꯔꯣꯛ ꯆꯥꯛꯂꯤꯁꯤ ꯌꯥꯔꯦꯗ ꯃꯃꯥ ꯅꯪꯕꯨ ꯏꯃꯨꯡ ꯆꯪꯈ꯭ꯔꯣ ꯇꯥꯗꯁꯤꯒꯤ ꯃꯃꯥꯡꯗ ꯏꯀꯥꯏꯗ꯭ꯔꯥ ꯈꯪꯗꯦꯕꯤ ꯊꯝꯕꯥꯜ ꯉꯁꯥꯏ ꯃꯈꯩꯗꯤ ꯁꯥꯎꯅꯤꯡꯕꯒꯤ ꯃꯌꯥꯏꯅ ꯃꯤ ꯂꯩꯔꯦ ꯍꯥꯏꯕ ꯀꯥꯎꯔꯨꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇ ꯃꯄꯨꯔꯣꯏꯕꯅ ꯍꯥꯏꯔꯛꯄꯗꯨꯗ ꯏꯀꯥꯏꯔꯗꯨꯅ ꯇꯨꯃꯤꯟ ꯏꯃꯨꯡ ꯆꯪꯈꯤ ꯊꯝꯕꯥꯜ ꯆꯪꯈ꯭ꯔꯕ ꯃꯇꯨꯡ ꯅꯨꯄꯥꯗꯨꯅ ꯇꯞꯅ ꯍꯥꯏꯔꯛꯏ ꯃꯁꯤ ꯄꯨꯝꯅꯃꯛꯁꯦ ꯑꯩꯅ ꯊꯣꯛꯍꯟꯕꯅꯤ ꯑꯩꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯌꯥꯔꯦꯗ ꯗꯥꯗꯥ ꯀꯩꯁꯨ ꯈꯟꯕꯤꯔꯨꯔꯅꯨ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯅꯨꯄꯥꯗꯨꯁꯨ ꯍꯟꯈ꯭ꯔꯦ ꯅꯨꯃꯤꯠ ꯑꯁꯤꯃꯛꯀꯤ ꯅꯨꯡꯗꯥꯡꯒꯤ ꯃꯇꯝꯅꯤ ꯇꯣꯝꯕꯤ ꯁꯔꯦꯡ ꯑꯗꯨ ꯐꯖꯅ ꯊꯣꯡꯕ ꯂꯣꯏꯔꯗꯨꯅ ꯃꯄꯨꯔꯣꯏꯕ ꯆꯥꯎꯕꯕꯨ ꯀꯧꯔꯛꯏ ꯃꯣꯏ ꯃꯄꯥ ꯆꯥꯛ ꯆꯥꯔꯁꯤ ꯂꯥꯛꯑꯣ ꯑꯁꯨꯝꯅ ꯃꯃꯥ ꯃꯆꯥ ꯃꯈꯣꯏ ꯑꯍꯨꯝ ꯆꯥꯛ ꯆꯥꯃꯤꯟꯅꯔꯤ ꯏꯟꯁꯥꯡ ꯑꯗꯨ ꯌꯥꯝ ꯍꯥꯎꯔꯗꯨꯅ ꯃꯈꯣꯏꯒꯤ ꯃꯆꯥꯅꯨꯄꯥꯗꯨꯅ ꯍꯥꯏꯔꯛꯏ ꯉꯁꯤ ꯑꯩꯈꯣꯏ ꯏꯟꯁꯥꯡꯁꯦ ꯌꯥꯝ ꯍꯥꯎꯏ ꯍꯌꯦꯡꯁꯨ ꯑꯁꯨꯃꯥꯏꯅ ꯆꯥꯁꯤ ꯀꯣꯏꯃꯥ ꯃꯆꯥꯒꯤ ꯋꯥꯗꯨꯗ ꯇꯣꯝꯕꯤꯅ ꯐꯠ ꯍꯥꯏꯔꯛꯏ ꯅꯄꯥꯗ ꯍꯥꯏꯌꯨ ꯏꯆꯥꯊꯣꯏ ꯇꯣꯝꯕꯤ ꯅꯪꯁꯦ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯦꯗ ꯉꯥꯏꯍꯥꯛꯇꯪ ꯆꯥꯛꯁꯦ ꯆꯥꯕꯁꯤꯗ ꯍꯣ ꯅꯨꯡꯉꯥꯏꯔꯣꯏꯌꯦ ꯃꯤꯅ ꯇꯧꯔꯤꯕ ꯑꯁꯤꯒꯨꯝ ꯇꯧꯅꯤꯁꯨ ꯈꯪꯗꯦ ꯌꯦꯡꯉꯨ ꯃꯤꯒꯤꯗꯤ ꯑꯁꯨꯃꯥꯏꯅ ꯅꯨꯡꯇꯤꯒꯤꯅꯤ ꯑꯍꯥꯎꯕ ꯆꯥꯔꯤꯁꯦ ꯃꯣꯏꯅ ꯅꯨꯡꯇꯤꯒꯤ ꯆꯥꯖꯔꯕꯁꯨ ꯑꯩꯈꯣꯏꯁꯨ ꯃꯍꯥꯎ ꯂꯩꯅ ꯉꯁꯤ ꯆꯥꯔꯤꯕꯁꯤꯅꯤ ꯍꯣ ꯉꯁꯤ ꯆꯥꯔꯤꯁꯤꯁꯨꯅꯦ ꯅꯕꯦꯝꯃ ꯑꯩꯒꯤ ꯃꯄꯥꯗꯒꯤꯅꯤ ꯍꯣꯏꯁꯤ ꯋꯥ ꯉꯥꯡꯅꯗꯕꯤ ꯆꯥꯛꯁꯦ ꯑꯃꯨꯛꯇ ꯍꯥꯟꯅ ꯆꯥꯈꯤꯁꯤꯀꯣ ꯃꯊꯪꯒꯤ ꯑꯌꯨꯛꯅꯤ ꯊꯝꯕꯥꯜ ꯃꯈꯣꯏꯒꯤ ꯃꯥꯡꯒꯣꯜꯗ ꯂꯦꯞꯂꯗꯨꯅ ꯇꯣꯝꯕꯤ ꯇꯥꯔꯁꯅꯨ ꯃꯇꯥꯒꯨꯝ ꯂꯥꯎꯗꯅ ꯋꯥ ꯀꯟꯅ ꯉꯥꯡꯂꯤ ꯍꯣ ꯃꯤꯒꯤ ꯁꯔꯦꯡꯗꯣ ꯆꯥꯔꯕꯅꯤꯅ ꯍꯥꯎꯔꯤꯅꯤ ꯁꯤꯕꯨ ꯁꯤꯗ꯭ꯔꯗꯤ ꯄꯨꯟꯁꯤꯁꯦ ꯉꯝꯂꯕ ꯃꯤ ꯌꯥꯝ ꯊꯦꯡꯅꯔꯤꯌꯦ ꯑꯁꯨꯃꯥꯏ ꯆꯥꯗꯣꯏ ꯁꯔꯨꯛ ꯑꯩ ꯑꯣꯏꯔꯗꯤꯅꯦ ꯆꯔꯥ ꯑꯗꯨꯝ ꯍꯦꯟꯖꯔꯅꯤ ꯇꯣꯝꯕꯤꯁꯨ ꯊꯝꯕꯥꯜꯅ ꯉꯥꯡꯂꯤꯕꯗꯨ ꯇꯥꯔꯗꯨꯅ ꯃꯥꯁꯨ ꯈꯨꯝꯂꯛꯂꯝꯃꯤ ꯉꯝꯈ꯭ꯔꯦ ꯃꯤꯁꯤꯡꯁꯦ ꯃꯤ ꯈꯨꯗꯤꯡꯃꯛꯁꯦ ꯃꯣꯏꯒꯨꯝꯅ ꯂꯦꯝꯖꯥ ꯆꯥꯕ ꯑꯣꯏꯅ ꯂꯣꯏꯅ ꯎꯔꯕ ꯃꯥꯜꯂꯤꯅꯤ ꯇꯧꯔꯤꯁꯦ ꯍꯥꯍꯥꯌꯣ ꯑꯝꯇ ꯑꯗꯨꯝ ꯅꯣꯛꯈꯤꯒꯦꯗ ꯉꯥꯡꯊꯣꯔꯛꯄꯅ ꯀꯌꯥꯗ ꯁꯦꯡꯕꯒ ꯃꯥꯜꯂꯤꯕ ꯑꯗꯨꯒ ꯇꯧꯊꯣꯔꯛꯄꯗꯅ ꯍꯥꯏꯔꯤꯕ ꯋꯥꯁꯦ ꯃꯇꯣꯝꯗ ꯅꯣꯛꯅꯤꯡꯗ꯭ꯔꯥ ꯈꯪꯗꯦꯅꯦ ꯃꯥꯒꯤ ꯅꯨꯄꯤꯅ ꯃꯥꯡꯒꯣꯜꯗ ꯂꯥꯎꯅꯔꯤꯕꯗꯨ ꯇꯥꯕ ꯉꯝꯗ꯭ꯔꯗꯨꯅ ꯆꯥꯎꯕ ꯀꯦꯁꯣ ꯃꯈꯣꯏ ꯑꯅꯤꯁꯨ ꯃꯥꯡꯒꯣꯜꯗ ꯊꯣꯛꯂꯛꯇꯨꯅ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯈꯝꯖꯤꯜꯂꯤ ꯆꯥꯎꯕꯅ ꯇꯣꯝꯕꯤ ꯌꯥꯔꯦꯗ ꯅꯪꯕꯣ ꯇꯨꯃꯤꯟ ꯂꯩꯔꯣ ꯂꯩꯀꯥꯏ ꯃꯃꯥꯡꯁꯤꯗ ꯑꯩꯗꯤ ꯏꯀꯥꯏꯕꯗ ꯂꯣꯏꯔꯦ ꯀꯩꯗꯧꯕꯒꯤ ꯇꯨꯃꯤꯟ ꯂꯩꯗꯣꯏꯅꯣ ꯑꯉꯥꯡ ꯃꯥꯒꯨꯝꯕꯅ ꯑꯩꯕꯨ ꯎꯁꯤꯠꯇꯕ ꯌꯥꯕ꯭ꯔꯣ ꯁꯣꯝꯗꯁꯨ ꯀꯦꯁꯣꯅ ꯃꯥꯒꯤ ꯅꯨꯄꯤ ꯊꯝꯕꯥꯜꯗ ꯑꯌꯨꯛꯁꯤꯗ ꯇꯣꯛꯂꯣꯗ ꯅꯪꯕꯨ ꯊꯝꯕꯥꯜ ꯑꯩꯗꯤ ꯅꯪꯁꯦ ꯌꯥꯝ ꯇꯟꯈ꯭ꯔꯦ ꯀꯩꯗꯧꯕꯒꯤ ꯇꯟꯕꯅꯣ ꯉꯥ ꯍꯨꯔꯥꯟꯕꯤꯁꯦ ꯃꯌꯨꯝꯗ ꯆꯠꯂꯒꯅꯦ ꯇꯞꯇꯥ ꯈꯠꯅꯔꯨꯕ ꯁꯣꯏꯔꯣꯏꯌꯦ ꯉꯁꯤ ꯃꯥ ꯑꯩꯉꯣꯟꯗ ꯌꯥꯝ ꯍꯧꯕ꯭ꯔꯕꯨ ꯌꯥꯔꯦ ꯏꯃꯨꯡꯗ ꯆꯥꯛꯇꯨꯝ ꯊꯣꯡꯂꯨꯔꯣ ꯉꯔꯥꯡꯗꯒꯤ ꯑꯩꯗꯤ ꯊꯋꯥꯏꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕꯅꯤ ꯅꯪꯗꯤ ꯀꯩꯗꯧꯕꯒꯤ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕ ꯍꯣ ꯀꯃꯥꯏꯅ ꯅꯨꯡꯉꯥꯏꯌꯨ ꯍꯥꯏꯕꯅꯣ ꯃꯤꯅ ꯑꯩꯈꯣꯏ ꯄꯤꯖꯅꯤꯡꯗꯅ ꯄꯨꯔꯛꯄ ꯁꯔꯦꯡꯕꯨ ꯃꯥꯅ ꯂꯧꯗꯣꯏꯅꯤ ꯍꯦꯛꯇ ꯆꯦꯟꯕꯁꯤꯕꯨ ꯍꯧꯅꯕ꯭ꯔꯣ ꯃꯁꯦ ꯃꯍꯥ ꯍꯨꯔꯥꯟꯕꯤꯅꯦ ꯁꯣꯝꯗꯁꯨ ꯇꯣꯝꯕꯤ ꯀꯟꯅ ꯃꯆꯤꯟꯗ ꯀꯕꯣꯛ ꯄꯣꯛꯂꯤ ꯃꯣꯏꯅ ꯑꯔꯦꯝ ꯑꯄꯥ ꯆꯥꯕꯗꯧꯅ ꯑꯩꯈꯣꯏꯁꯨ ꯆꯥꯔꯝꯒꯗꯕꯩ ꯈꯜꯂꯨꯔꯕ ꯃꯥꯜꯂꯦ ꯆꯥꯎꯕꯅ ꯌꯥꯔꯁꯤ ꯇꯨꯃꯤꯟ ꯂꯩꯔꯁꯤ ꯑꯩ ꯌꯥꯝ ꯇꯥꯅꯤꯡꯗ꯭ꯔꯦ ꯅꯥꯀꯣꯡ ꯁꯤꯡꯖꯥ ꯌꯩꯔꯦ
โหนังน้ำมันตรีเนี่ยนักการีบุกันน่าจะเกน้ำไม่ตัวอีกายอยู่ข้างบราสักตาสิงสิกะอาศิหายระตุนตอมบีอิมุงจังคีเจ้าบ่มากินุปีนจังคีบดูเยังตัวน่ะตัวมินมาตอมตาเยาวีมุสิกินุปีชุดีสมเดสุทัมบะมากินุปาเกสวดอีสักลังลำตัวในอิมุงจังตัวน่ะมากิมาเท่าเต้าครีอาสมนังไงหากิมาตรงดนี่เจ้าบ่เกสวมาคอยอันนี้กนุงจัดนันบะมายุมตะกิทงนารีเจ้าบะเกสวบุอุบดาไฮรีlâuพูดในเหตุจัดมินาครสิโอ้ยดาจัดมินาร์สิเกสโซเจ้าว่ามาคุยอันนี้ที่ยามนุกสินีอาสมนั่นลำบิจัดนะจันนะมาคุยอันนี้วาริสานารีเกสโซนะฮานะฮาวดอรีงาไซมากินุปีนะขันนักขีบกิวาโดดาอีเตยมากระทำบาลกษะกำไมดูนี่อุณบสุงยายาคิดเลยมาคุยนี่เสียฮานาเดสมัยนาดิตารมดาบันีขังเรดเกสโซนายามาสุกรีบหายดอริบันนาเตยมากิสาวดันเนยมดกะไลนิ่งดราบจานิดาअदुबुदे आइसु नेतादा इंगना नुंगाइनि लेखिदब कुइरे ननाउसु मखोय अनिमक मागी नुपीगी मवंग बतौ पुमनमक लोइना खंगी चावबना तपना हाइरे ngaikone kesu nahan ining thawna mahaki marup ningthau pibagi konungda chatnana bahai kibadubu kana chatni haige aisu chapchabadi khangdene tada chatnana bami do ining thawna khalakadaba oiraba male phari adubu oirade nati kari thabake oiraba jano तादे अमत खंगलम लरई तादने इसा नुंगाई ट्रेन कोनुंग चत्तब नुमितुदा इनिंग थौना हाइबिखिबनि कैसो अरुब थबकिदि नतेदा जुमना चनबो ओइर माले ओ फरे असुमना मखोय अनि वारी साना लाकपना कोनुंग यौरे ngai haki matongdadi ining thawna chawba amati keso मखोय अनिबो मागी मरुप निंग थौ पिबागी मनakta matam khara lairunaba sanaya thang tawthari निंग थौगी याथंग फंगलबदा chawba keso मखोय अनिसु मागी नुपीदा मरम पुमनमक हाइरमदुना मयम थादोकलमले असुमना चावबा केसो मखोय अनि निंगथौ पिबागी कोनुंग तमना चटख्रे सोमदसु तोंबी थंबा मखोय अनि सो उनबा सुंया यादा अदुमक अदुम खटनारी नोंमगी नुमिनी तोंबी मांगोलदा फमलदुना थंबाल तारसनु मतागम कना nganगली हो हौजिकते नुंगाइरे अइगी नुपा तनेना मुकचरमबदो हौजिकते करी थोए वातो न वांगलगा क्वाक न फमदे ए हाइदो हेक थोकलेदना हा हा यो थंबाल सु तोंबी न nganglibadu तारदुना मासु खुमलई मथौ दे लेट्रबनी न मी सिंगसे हो थबक लेट्रदे खोइगी द थबक याम लइये लाओ थबक पीगे मसोंग फंजरमीदुगा हा हा याम नोकनिंगे नबे माइ खोइदिने कैसु वाते दे इबेमा हो फैये होनबियु चाना थकनब इपुरैबना आइगिदि वातना थंबिरमी हो नंगिदि थंबिरमद्रब नत्रो असेंगबमकनि थंबालदि मागी मपुरैब केसोना मागी करिसु अवातपा अमत लेहंदा पुमनमक थंबिरमी अदुबु तोंबिगिदि मपुरैब चावबा लैबा फावबा याम वाना इमुंगी सिन लांग्लिबनी असि पुमनमक ओइदुनसु तोंबिसु हाइरई इबेमा वाटलदे एंगोंदा ओइना हाइरओ चिंदना सादु खुत्तना दाकु हायो ꯑꯩꯈꯣꯏꯗꯤ ꯅꯣꯏꯗꯧꯅꯅꯦ ꯂꯦꯝꯖꯥ ꯆꯥꯗꯕꯒꯤꯔꯣ ꯅꯪꯅ ꯑꯗꯨꯛ ꯌꯥꯝ ꯁꯥꯎꯔꯤꯗꯣ ꯌꯥꯔꯦ ꯏꯕꯦꯝꯃ ꯅꯪꯒ ꯑꯣꯟꯁꯤꯟꯅꯔꯒ ꯑꯩ ꯂꯦꯝꯃꯣꯏ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯊꯝꯕ ꯏꯃꯨꯡ ꯆꯪꯈ꯭ꯔꯦ ꯁꯣꯝꯗꯁꯨ ꯇꯣꯝꯕꯤ ꯃꯊꯃꯣꯏꯗ ꯄ꯭ꯔꯣꯛ ꯆꯥꯛꯂꯝꯃꯤ ꯃꯄꯨꯔꯩꯕ ꯆꯥꯎꯕꯕꯨꯁꯨ ꯌꯥꯝ ꯋꯥꯔꯧꯔꯛꯏ ꯇꯣꯝꯕꯤꯅ ꯑꯁꯨꯛ ꯀꯨꯏꯕꯁꯦ ꯌꯨꯝꯁꯤꯗ ꯃꯆꯥꯒ ꯑꯩꯒ ꯂꯩꯍꯧꯔꯦ ꯍꯥꯏꯕ ꯀꯥꯎꯈ꯭ꯔꯦ ꯀꯔꯤ ꯆꯥꯔꯝꯒꯅꯤ ꯀꯔꯝ ꯂꯩꯔꯝꯒꯅꯤ ꯍꯥꯏꯕ ꯐꯥꯎꯕ ꯅꯣꯡꯃꯇ ꯅꯤꯡꯁꯤꯡꯕꯤꯔꯛꯈꯤꯗ꯭ꯔꯦ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯇꯣꯝꯕꯤ ꯇꯨꯃꯤꯟ ꯀꯞꯆꯔꯝꯃꯤ ꯑꯁꯣꯝꯗꯁꯨ ꯅꯤꯡꯊꯧ ꯄꯤꯕꯥꯒꯤ ꯁꯅꯥ ꯀꯣꯅꯨꯡꯗ ꯆꯥꯎꯕ ꯑꯃꯗꯤ ꯀꯦꯁꯣ ꯃꯈꯣꯏ ꯑꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯃꯤ ꯀꯦꯁꯣꯒꯤ ꯍꯩꯁꯤꯡꯕ ꯃꯇꯧꯗ ꯅꯤꯡꯊꯧ ꯄꯤꯕꯥꯅ ꯃꯥꯕꯨꯅ ꯆꯥꯎꯕꯗꯒꯤ ꯈꯔ ꯍꯦꯟꯅ ꯂꯨꯅ ꯇꯧꯕꯤꯔꯝꯃꯤ ꯍꯤꯔꯝ ꯈꯨꯗꯤꯡꯗ ꯃꯅꯥꯎꯅꯨꯄꯥ ꯀꯦꯁꯣꯅꯗ ꯍꯦꯜꯂꯛꯄ ꯑꯁꯤꯗ ꯆꯥꯎꯕꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯝꯗꯦ ꯑꯗꯨꯕꯨ ꯃꯄꯥꯟꯊꯣꯡꯗꯗꯤ ꯎꯠꯊꯣꯛꯂꯝꯗꯦ ꯑꯁꯨꯝ ꯂꯩꯔꯛꯄꯅ ꯀꯦꯁꯣ ꯑꯃꯗꯤ ꯆꯥꯎꯕ ꯃꯈꯣꯏ ꯑꯅꯤꯕꯨ ꯅꯤꯡꯊꯧ ꯄꯤꯕꯥꯅ ꯁꯤꯟꯕꯤꯗꯨꯅ ꯃꯁꯛ ꯃꯇꯧ ꯐꯖꯔꯕꯤ ꯅꯨꯄꯤ ꯑꯃꯃꯝꯒ ꯂꯨꯍꯣꯡꯕꯤꯔꯤ ꯑꯁꯨꯝꯅ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗ ꯀꯦꯁꯣꯅ ꯍꯥꯟꯅ ꯃꯌꯨꯝꯗ ꯍꯟꯅꯅꯕ ꯁꯦꯝ ꯁꯥꯔꯝꯃꯤ ꯅꯤꯡꯊꯧ ꯄꯤꯕꯥꯅꯁꯨ ꯑꯊꯦꯟꯄꯣꯠ ꯀꯌꯥ ꯄꯤꯕꯤꯔꯝꯃꯤ ꯑꯁꯨꯝꯅ ꯀꯦꯁꯣ ꯑꯃꯗꯤ ꯃꯥꯒꯤ ꯅꯨꯄꯤ ꯑꯇꯣꯝꯕꯤ ꯊꯥꯔꯤ ꯃꯈꯣꯏ ꯑꯅꯤꯅ ꯅꯤꯡꯊꯧ ꯄꯤꯕꯥꯕꯨ ꯈꯨꯔꯨꯝꯖꯔꯝꯃꯤ ꯅꯤꯡꯊꯧ ꯄꯤꯕꯥꯕꯨ ꯈꯨꯔꯨꯝꯕ ꯂꯣꯏꯔꯗꯨꯅ ꯀꯦꯁꯣ ꯃꯌꯥꯝꯕ ꯆꯥꯎꯕꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯗꯥꯗꯥ ꯅꯅꯥꯎ ꯍꯟꯖꯔꯝꯃꯒꯦ ꯅꯤꯡꯊꯤꯅ ꯆꯠꯂꯨ ꯀꯨꯏꯔꯔꯣꯏꯗ ꯅꯌꯥꯝꯕꯁꯨ ꯂꯥꯛꯂꯗꯧꯅꯤ ꯑꯗꯨꯒꯅꯤ ꯀꯦꯁꯣ ꯅꯇꯩꯃꯗꯗꯤ ꯅꯨꯄꯤ ꯑꯇꯣꯞꯄ ꯑꯃꯒ ꯂꯨꯍꯣꯡꯂꯦ ꯍꯥꯏꯕꯁꯤꯗꯤ ꯍꯥꯏꯕ ꯌꯥꯗꯦꯀꯣ ꯑꯩ ꯂꯥꯛꯂꯒ ꯑꯗꯨꯝ ꯍꯥꯏꯖꯔꯒꯦ
ꯀꯦꯁꯣ ꯃꯌꯥꯝꯕ ꯆꯥꯎꯕꯒꯤ ꯋꯥꯗꯨꯗ ꯅꯣꯛꯂꯗꯨꯅ ꯍꯣꯏꯗꯥꯗ ꯑꯩ ꯀꯩꯁꯨ ꯍꯥꯏꯔꯣꯏꯗ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯀꯦꯁꯣ ꯑꯃꯗꯤ ꯊꯥꯔꯤ ꯃꯌꯨꯝ ꯇꯝꯅ ꯂꯥꯛꯂꯤ ꯆꯥꯎꯕ ꯑꯃꯗꯤ ꯀꯦꯁꯣ ꯃꯈꯣꯏ ꯑꯅꯤꯒꯤ ꯅꯨꯄꯤ ꯑꯇꯣꯝꯕꯤ ꯑꯅꯤꯅꯗꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯍꯥꯟꯅꯅ ꯅꯨꯄꯤ ꯂꯩꯔꯦ ꯍꯥꯏꯕ ꯈꯪꯉꯤ ꯑꯁꯨꯝꯅ ꯑꯁꯨꯝ ꯂꯥꯛꯄꯅ ꯀꯦꯁꯣ ꯃꯌꯨꯝ ꯌꯧꯔꯗꯨꯅ ꯊꯣꯡꯒꯥꯜꯂꯣꯝꯗꯒꯤ ꯆꯪꯂꯛꯏ ꯊꯝꯕꯥꯜ ꯎꯔꯦ ꯃꯄꯨꯔꯣꯏꯕ ꯀꯦꯁꯣꯅ ꯅꯨꯄꯤ ꯑꯇꯣꯞꯄ ꯑꯃ ꯄꯨꯗꯨꯅ ꯆꯪꯂꯛꯂꯤꯕꯗꯨ ꯊꯝꯕꯥꯜ ꯄ꯭ꯔꯞ ꯂꯥꯛꯇꯨꯅ ꯃꯄꯨꯔꯣꯏꯕꯕꯨ ꯃꯩ ꯑꯣꯛꯄꯤꯔꯤ ꯑꯗꯨꯒ ꯃꯄꯨꯔꯣꯏꯕ ꯀꯦꯁꯣꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ ꯀꯅꯥꯅꯣ ꯃꯥꯗꯤ ꯀꯦꯁꯣ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯨꯅ ꯇꯞꯅ ꯍꯥꯏꯔꯛꯏ ꯅꯅꯥꯎ ꯅꯨꯄꯤꯅꯤ ꯃꯃꯤꯡꯅ ꯊꯥꯔꯤ ꯀꯧꯕꯅꯤ ꯃꯄꯨꯔꯣꯏꯕꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯌꯥꯝ ꯁꯥꯎꯅ ꯑꯗꯨ ꯍꯦꯛꯇ ꯌꯥꯕ꯭ꯔꯣ ꯑꯩꯗꯤ ꯂꯩꯃꯤꯟꯅꯕ ꯁꯨꯛꯉꯝ ꯉꯝꯃꯣꯏꯌꯦ ꯂꯣꯛ ꯑꯃꯗ ꯀꯩ ꯑꯅꯤ ꯀꯨꯟꯕꯗꯤ ꯑꯣꯏꯊꯣꯛꯇꯕꯅꯤ ꯌꯥꯝ ꯊꯨꯅ ꯃꯌꯨꯝꯗ ꯍꯜꯍꯟꯈꯣ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯊꯝꯕꯥꯜ ꯑꯣ ꯈꯣꯡꯅ ꯀꯞꯂꯛꯂꯤ ꯀꯦꯁꯣꯅ ꯌꯥꯔꯦꯗ ꯊꯝꯕꯥꯜ ꯁꯤꯕꯨ ꯃꯤꯅ ꯇꯧꯅꯗꯕ ꯊꯕꯛꯂꯣ ꯅꯠꯇꯦ ꯅꯨꯄꯤ ꯂꯣꯟꯕꯁꯤꯕꯨ ꯑꯩꯅ ꯑꯍꯥꯟꯕ꯭ꯔꯥ ꯍꯥꯏꯕꯅꯤꯗ ꯏꯅꯤꯡꯊꯧꯒꯤ ꯃꯄꯥꯜꯗꯒꯤ ꯑꯩꯅ ꯊꯥꯔꯤꯛꯄꯨ ꯐꯪꯖꯕꯅꯤ ꯃꯈꯣꯏ ꯑꯅꯤꯅ ꯉꯥꯡꯅꯔꯤꯕꯗꯣ ꯇꯨꯃꯤꯟ ꯌꯦꯡꯗꯨꯅ ꯂꯩ ꯊꯥꯔꯤꯛ ꯋꯥ ꯑꯃꯇ ꯉꯥꯡꯗꯦ ꯊꯝꯕꯥꯜꯗꯤ ꯃꯌꯨꯝꯗ ꯀꯞꯅꯕꯒꯤ ꯃꯈꯣꯜ ꯇꯥꯕꯗꯨꯗ ꯇꯣꯝꯕꯤ ꯀꯩꯗꯧꯔꯕꯅꯣ ꯈꯜꯂꯗꯨꯅ ꯌꯦꯡꯕ ꯂꯥꯛꯏ ꯎꯔꯦ ꯊꯝꯕꯥꯜꯅ ꯃꯈꯣꯡ ꯁꯥꯡꯅ ꯇꯤꯡꯊꯣꯛꯂꯗꯨꯅ ꯀꯞꯂꯤꯕꯗꯣ ꯅꯥꯀꯟꯗꯅ ꯀꯦꯁꯣꯒ ꯅꯨꯄꯤ ꯑꯃꯒꯅ ꯂꯦꯞꯂꯤꯕꯗꯣ ꯇꯣꯝꯕꯤ ꯀꯦꯁꯣ ꯂꯩꯔꯝꯕꯗꯨꯗ ꯇꯞꯅ ꯍꯪꯂꯛꯏ ꯀꯦꯁꯣ ꯅꯌꯥꯝꯕꯗꯤ ꯇꯩꯃ ꯇꯥꯗꯗꯤ ꯍꯜꯂꯛꯇ꯭ꯔꯤꯌꯦ ꯅꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯆꯠꯃꯤꯟꯅꯈ꯭ꯔꯒ ꯀꯔꯤꯒꯤ ꯃꯥꯅ ꯍꯜꯂꯛꯇ꯭ꯔꯤꯕ ꯏꯅꯤꯡꯊꯧꯅ ꯃꯇꯝ ꯈꯔ ꯂꯩ ꯈꯨꯇꯥꯛꯄꯤꯕꯗꯒꯤ ꯂꯩꯊꯧꯕꯅꯤ ꯇꯩꯃ ꯑꯣ ꯐꯔꯦ ꯐꯔꯦ ꯅꯠꯇꯦ ꯅꯪꯒ ꯂꯥꯛꯃꯤꯟꯅꯔꯤꯕ ꯅꯨꯄꯤꯁꯤꯗꯤ ꯀꯅꯥꯅꯣ ꯀꯦꯁꯣ ꯏꯀꯥꯏꯔꯞ ꯇꯧꯅ ꯇꯞꯅ ꯍꯥꯏꯔꯛꯏ ꯃꯥꯁꯨ ꯅꯅꯥꯎ ꯅꯨꯄꯤꯅꯤ ꯇꯩꯃ ꯊꯥꯔꯤꯛ ꯀꯧꯕꯅꯤ ꯏꯅꯥꯎꯗꯤ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦꯗ ꯐꯔꯦ ꯐꯔꯦ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯍꯦꯛ ꯂꯩꯃꯤꯟꯅꯧ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯇꯣꯝꯕꯤ ꯋꯥ ꯃꯈꯥꯃꯨꯛ ꯇꯥꯔꯛꯏ ꯅꯠꯇꯦꯅꯦ ꯀꯦꯁꯣ ꯅꯌꯥꯝꯕꯁꯨ ꯑꯁꯨꯃꯥꯏꯅ ꯑꯃꯨꯛ ꯅꯨꯄꯤꯒ ꯂꯧꯍꯧꯔꯕ꯭ꯔꯥ ꯍꯥꯏꯕꯅꯤꯅꯦ ꯀꯦꯁꯣ ꯇꯣꯝꯕꯤꯒꯤ ꯋꯥꯗꯨꯗ ꯅꯣꯛꯂꯗꯨꯅ ꯍꯥꯏꯔꯛꯏ ꯇꯥꯗꯗꯤ ꯀꯩꯁꯨ ꯇꯧꯍꯧꯗ꯭ꯔꯦꯗ ꯏꯇꯩꯃ ꯐꯔꯦ ꯐꯔꯦ ꯑꯗꯨꯕꯨ ꯑꯣꯏꯔꯗꯤ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯇꯣꯝꯕꯤꯁꯨ ꯃꯌꯨꯝꯂꯣꯝꯗ ꯆꯪꯉꯛꯂꯤ ꯑꯗꯨꯒ ꯃꯇꯣꯝꯇꯁꯨ ꯈꯜꯂꯤ ꯀꯂꯛ ꯍꯦꯛ ꯄꯦꯜꯂꯤ ꯇꯧꯖꯈ꯭ꯔꯤꯕ ꯅꯥꯄꯜꯗꯣ ꯍꯧꯖꯤꯛꯇꯤ ꯀꯔꯤ ꯊꯣꯛꯑꯦ ꯊꯝꯕꯥꯜ ꯏꯕꯦꯝꯃ ꯑꯁꯤ ꯈꯟꯅ ꯈꯟꯅ ꯇꯣꯝꯕꯤ ꯅꯣꯛꯐꯦꯠ ꯇꯧꯔꯗꯨꯅ ꯏꯃꯨꯡ ꯆꯪꯈ꯭ꯔꯦ ꯑꯁꯨꯝꯅ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯅꯤ ꯀꯦꯁꯣꯒꯤ ꯅꯨꯄꯤ ꯑꯇꯣꯝꯕꯤ ꯊꯥꯔꯤꯛꯇꯤ ꯌꯥꯝ ꯏꯪ ꯇꯞꯄꯤ ꯃꯆꯦ ꯊꯝꯕꯥꯜꯅ ꯐꯅ ꯉꯥꯡꯁꯛꯂꯕꯁꯨ ꯀꯔꯤꯁꯨ ꯈꯨꯝꯗ ꯃꯥꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯃꯊꯧ ꯑꯗꯨꯃꯛ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ ꯀꯦꯁꯣꯁꯨ ꯃꯥꯒꯤ ꯅꯨꯄꯤ ꯊꯥꯔꯤꯛꯀꯤ ꯑꯁꯤꯒꯨꯝꯕ ꯃꯇꯧ ꯑꯁꯤꯗ ꯌꯥꯝ ꯅꯨꯡꯁꯤꯖꯔꯝꯃꯤ ꯑꯁꯨꯝꯅ ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯈꯤꯗꯨꯅ ꯆꯥꯎꯕꯁꯨ ꯃꯥꯒꯤ ꯅꯨꯄꯤ ꯑꯇꯣꯝꯕꯤ ꯊꯕꯥ ꯄꯨꯗꯨꯅ ꯃꯥꯁꯨ ꯃꯌꯨꯝꯗ ꯍꯜꯂꯛꯂꯤ ꯑꯁꯨꯝꯅ ꯊꯕꯥ ꯄꯨꯗꯨꯅ ꯂꯥꯛꯄꯗ ꯇꯣꯝꯕꯤꯗꯤ ꯑꯃꯨꯛ ꯇꯣꯏꯕ ꯂꯥꯎ ꯈꯣꯡꯗꯅ ꯀꯟꯅ ꯀꯞꯂꯛꯏ ꯇꯣꯝꯕꯤꯅ ꯑꯩꯁꯤꯕꯨ ꯃꯤꯑꯣꯏꯅ ꯊꯥꯕꯤꯗ꯭ꯔꯕ ꯅꯠꯇ꯭ꯔꯣ ꯅꯨꯄꯥ ꯅꯣꯏꯁꯤ ꯃꯤ ꯅꯠꯇꯦꯗꯀꯣ ꯅꯨꯄꯤ ꯑꯩꯈꯣꯏꯁꯤꯕꯨ ꯂꯥꯏꯐꯗꯦꯕꯤ ꯑꯣꯏꯅ ꯎꯕꯤꯔꯕ ꯅꯠꯇ꯭ꯔꯣ ꯌꯥꯔꯦ ꯇꯣꯝꯕꯤ ꯇꯨꯃꯤꯟ ꯂꯩꯔꯣ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯏꯃꯨꯡ ꯆꯪꯅꯈ꯭ꯔꯦ ꯑꯁꯨꯝꯅ ꯆꯥꯎꯕꯁꯨ ꯅꯨꯄꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯄꯗꯨꯗ ꯊꯝꯕꯥꯜꯁꯨ ꯍꯥꯟꯅ ꯅꯨꯡꯉꯥꯏꯔꯝꯗꯕꯗꯣ ꯍꯧꯖꯤꯛꯇꯤ ꯈꯔ ꯐꯔꯤ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯅꯤ ꯊꯕꯥ ꯊꯥꯔꯤꯛ ꯃꯈꯣꯏ ꯑꯅꯤꯗꯤ ꯍꯥꯟꯅꯅ ꯌꯥꯝ ꯂꯨꯅ ꯇꯤꯟꯅꯔꯛꯄꯤ ꯃꯃꯥꯟꯅꯕꯤ ꯑꯣꯏꯔꯝꯃꯤ ꯃꯔꯝ ꯑꯁꯤꯅ ꯃꯈꯣꯏꯒꯤ ꯃꯆꯦ ꯑꯍꯜ ꯑꯣꯏꯔꯤꯕꯤ ꯇꯣꯝꯕꯤ ꯑꯃꯗꯤ ꯊꯝꯕꯥꯜꯒꯤ ꯂꯝꯆꯠ ꯁꯥꯖꯠ ꯄꯨꯝꯅꯃꯛ ꯁꯦꯝꯗꯣꯛꯅꯕ ꯍꯣꯠꯅꯔꯝꯃꯤ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯐꯅ ꯒ꯭ꯌꯥꯟ ꯇꯥꯅꯕ ꯍꯣꯠꯅꯔꯕꯁꯨ ꯀꯔꯤꯁꯨ ꯀꯥꯟꯅꯔꯝꯗꯦ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯇꯣꯝꯕꯤ ꯏꯁꯧ ꯀꯟꯅ ꯂꯥꯡꯂꯤ ꯅꯨꯡꯉꯥꯏꯔꯦ ꯁꯤ ꯃꯉꯥꯏꯗꯅ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯗꯣ ꯅꯨꯡꯉꯥꯏꯈ꯭ꯔꯦ ꯆꯥꯎꯕ ꯃꯥꯒꯤ ꯅꯨꯄꯤ ꯇꯣꯝꯕꯤꯅ ꯏꯁꯧ ꯂꯥꯡꯂꯤꯕꯗꯨ ꯇꯥꯔꯗꯨꯅ ꯍꯥꯏꯔꯛꯏ ꯀꯩꯗꯧꯔꯒꯦ ꯇꯣꯝꯕꯤ ꯅꯪꯕꯣ ꯑꯩꯉꯣꯟꯗꯅꯦ ꯋꯥꯒ ꯑꯃꯇ ꯍꯥꯏꯕꯤꯔꯛꯀꯅꯨ ꯐꯔꯦ ꯂꯥꯡꯉꯣ ꯏꯁꯧꯗꯣ ꯀꯨꯁꯤꯅꯦ ꯀꯨꯁꯤ ꯑꯩꯗꯤ ꯏꯁꯧꯁꯦ ꯂꯥꯡꯈꯤꯗꯧꯔꯤ ꯑꯁꯨꯝꯅ ꯇꯣꯝꯕꯤꯅ ꯏꯁꯧ ꯂꯥꯡꯂꯤꯕꯗꯨ ꯊꯕꯥ ꯋꯥ ꯑꯃꯇ ꯍꯥꯏꯗ ꯇꯨꯃꯤꯟ ꯂꯩꯔꯝꯃꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯊꯥꯔꯤꯛ ꯑꯦꯟꯁꯥꯡ ꯍꯥꯞꯄ ꯇꯦꯡꯀꯣꯠ ꯑꯃ ꯄꯥꯏꯔꯗꯨꯅ ꯊꯕꯥ ꯍꯣꯏꯗ ꯂꯥꯛꯂꯝꯃꯤ ꯏꯆꯦ ꯊꯕꯥꯁꯨ ꯃꯄꯥꯟꯗ ꯀꯧꯔꯤꯕꯗꯨ ꯇꯥꯔꯗꯨꯅ ꯊꯣꯛꯂꯛꯏ ꯀꯩ ꯂꯩꯔꯒꯦ ꯊꯥꯔꯤꯛ ꯑꯦꯟꯁꯥꯡ ꯊꯤꯜꯂꯛꯄꯅꯦ ꯏꯆꯦ ꯀꯔꯤ ꯑꯦꯟꯁꯥꯡꯅꯣꯅꯦ ꯌꯥꯝ ꯍꯧꯔꯝꯗꯧꯕ ꯃꯥꯟꯈ꯭ꯔꯦꯗ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯊꯕꯥꯅ ꯑꯦꯟꯁꯥꯡ ꯑꯗꯨ ꯂꯧꯁꯤꯜꯂꯤ ꯊꯥꯔꯤꯛꯅ ꯍꯥꯎꯗꯣꯏꯅꯦ ꯉꯥ ꯊꯣꯡꯕꯅꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯅ ꯃꯄꯥꯟꯗ ꯉꯥꯡꯅꯔꯤꯕꯗꯨ ꯇꯥꯔꯗꯨꯅ ꯇꯣꯝꯕꯤ ꯃꯄꯥꯟꯗ ꯄ꯭ꯔꯞ ꯊꯣꯛꯂꯛꯏ ꯀꯔꯤꯒꯤ ꯑꯦꯟꯁꯥꯡꯅꯣ ꯄꯨꯈ꯭ꯔ ꯆꯠꯂꯣ ꯊꯕꯥ ꯃꯆꯦꯅ ꯉꯥꯡꯂꯤꯕ ꯈꯣꯟꯗꯨ ꯇꯥꯕ ꯉꯝꯗ꯭ꯔꯗꯨꯅ ꯍꯥꯏꯔꯛꯏ ꯀꯔꯤ ꯋꯥꯉꯥꯡꯅꯣꯗ ꯏꯆꯦ ꯏꯅꯥꯎꯁꯤꯅ ꯑꯁꯨꯛ ꯍꯔꯥꯎꯅ ꯑꯩꯈꯣꯏ ꯆꯥꯅꯕꯅꯤ ꯄꯤꯔꯛꯑꯒ ꯑꯗꯨ ꯑꯗꯥ ꯑꯩ ꯑꯃꯇ ꯈꯪꯗꯦ ꯌꯥꯝ ꯊꯨꯅ ꯄꯨꯔꯒ ꯆꯠꯈ꯭ꯔꯣ ꯑꯁꯨꯝꯅ ꯇꯣꯝꯕꯤ ꯍꯣꯏꯒꯤ ꯏꯃꯨꯡꯗ ꯉꯥꯡꯅꯔꯤꯕꯗꯨ ꯊꯝꯕꯥꯜꯁꯨ ꯇꯥꯔꯗꯨꯅ ꯃꯍꯥꯛꯁꯨ ꯂꯥꯛꯏ ꯍꯦ ꯍꯩꯁꯤꯡꯕꯤ ꯅꯊꯧ ꯂꯩꯇꯅ ꯅꯊꯧ ꯊꯤꯕꯤ ꯅꯪꯉꯣꯟꯗ ꯀꯅꯥꯅ ꯏꯟꯁꯥꯡ ꯂꯥꯜꯂꯣ ꯍꯥꯏꯒꯦꯅꯦ ꯊꯥꯔꯤꯛ ꯇꯞꯅ ꯍꯥꯏꯔꯛꯏ ꯏꯟꯁꯥꯡ ꯄꯤꯕꯁꯤꯕꯨ ꯀꯩ ꯀꯥꯏꯒꯦ ꯏꯆꯦ ꯇꯣꯝꯕꯤ ꯁꯠ ꯈꯨꯝꯂꯛꯏ
ꯍꯣ ꯑꯩꯈꯣꯏꯒꯤꯁꯤꯗꯗꯤ ꯌꯥꯝ ꯀꯥꯏꯌꯦ ꯌꯥꯝ ꯄꯤꯅꯤꯡꯂꯒꯅꯅꯦ ꯀꯅꯥꯗꯅꯣ ꯄꯤꯕꯤꯔꯨꯔꯣ ꯊꯝꯕꯥꯜ ꯁꯥꯎꯅ ꯄꯤꯔꯣ ꯀꯗꯥꯏ ꯑꯦꯟꯁꯥꯡꯗꯣ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯊꯕꯥꯒꯤ ꯃꯈꯨꯠꯇꯒꯤ ꯑꯦꯟꯁꯥꯡ ꯍꯥꯞꯄ ꯇꯦꯡꯀꯣꯠꯇꯣ ꯂꯧꯔꯗꯨꯅ ꯂꯥꯛꯇꯅ ꯂꯪꯊꯣꯛꯈꯤ ꯑꯗꯨꯒ ꯁꯥꯎꯅ ꯃꯈꯥ ꯇꯥꯔꯛꯏ ꯇꯁ ꯈꯪꯂꯕ꯭ꯔꯥ ꯊꯕꯥ ꯊꯥꯔꯤ ꯃꯆꯦ ꯑꯅꯤꯒꯤ ꯃꯇꯧꯗꯨꯗ ꯈꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯃꯆꯦ ꯑꯅꯤꯕꯨ ꯃꯈꯣꯏ ꯑꯅꯤꯅ ꯐꯖꯅ ꯐꯨꯔꯝꯃꯤ ꯃꯁꯥ ꯃꯎ ꯐꯕ ꯊꯕꯥ ꯑꯃꯗꯤ ꯊꯥꯔꯤꯛꯅ ꯍꯦꯟꯕꯅ ꯃꯆꯦ ꯑꯅꯤꯗꯤ ꯃꯈꯨꯠ ꯑꯃꯠꯇ ꯍꯟꯕ ꯉꯝꯖꯔꯝꯗꯦ ꯑꯁꯨꯝꯅ ꯐꯨꯕ ꯌꯥꯕ ꯐꯨꯔꯕ ꯃꯇꯨꯡ ꯊꯕꯥ ꯌꯥꯝ ꯁꯥꯎꯅ ꯏꯪ ꯇꯞꯅ ꯂꯣꯏꯅꯕꯗ ꯌꯥꯗꯕ ꯅꯣꯏꯗꯤ ꯑꯁꯤꯅ ꯃꯇꯤꯛ ꯆꯥꯕꯅꯤ ꯑꯩꯈꯣꯏꯅ ꯉꯁꯤ ꯇꯧꯔꯤꯕꯁꯦ ꯊꯛꯈꯥ ꯈꯪꯗꯕꯁꯨ ꯇꯥꯍꯟꯕꯤꯅꯨ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯊꯕꯥ ꯑꯃꯗꯤ ꯊꯥꯔꯤꯛ ꯃꯌꯨꯝ ꯃꯌꯨꯝꯗ ꯆꯪꯅꯈ꯭ꯔꯤ ꯃꯆꯦ ꯑꯅꯤꯗꯨ ꯀꯔꯤꯁꯨ ꯍꯥꯏꯕ ꯉꯝꯗ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯌꯦꯡꯅꯗꯨꯅ ꯂꯩꯍꯧꯏ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡ ꯇꯣꯝꯕꯤꯅ ꯍꯥꯏꯔꯛꯏ ꯑꯌꯣ ꯏꯁꯥꯒꯁꯦ ꯑꯃꯠꯇ ꯂꯦꯡꯕ ꯌꯥꯗ꯭ꯔꯦ ꯍꯤꯡꯆꯥꯕꯤ ꯉꯥꯛꯇꯅꯤꯅꯦ ꯃꯣꯏꯁꯤꯗꯤ ꯊꯝꯕꯥꯜꯅ ꯍꯣꯏꯅꯦ ꯏꯆꯦ ꯏꯁꯥꯁꯦ ꯄꯨꯡꯄꯣꯞ ꯄꯣꯞꯄꯤꯅꯦ ꯑꯩꯁꯨ ꯊꯝꯕꯥꯜ ꯏꯕꯦꯝꯃ ꯀꯥꯟꯅꯗꯦ ꯉꯁꯤꯗꯒꯤ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯔꯁꯤ ꯍꯣꯏ ꯏꯆꯦ ꯑꯗꯨꯝꯅ ꯇꯧꯔꯁꯤ ꯃꯆꯦ ꯑꯅꯤꯅ ꯉꯥꯡꯅꯔꯤꯕꯗꯨ ꯉꯁꯥꯏ ꯃꯈꯩ ꯊꯕꯥ ꯑꯃꯗꯤ ꯊꯥꯔꯤꯛꯁꯨ ꯂꯨꯝꯗꯨꯅ ꯇꯥꯔꯤꯕꯅꯤ ꯑꯁꯨꯝꯅ ꯃꯆꯦ ꯑꯅꯤꯅ ꯋꯥꯈꯜ ꯇꯥꯔꯛꯄꯗꯨꯗ ꯍꯔꯥꯎꯔꯗꯨꯅ ꯃꯆꯦ ꯑꯅꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ ꯊꯕꯥꯅ ꯇꯞꯅ ꯃꯆꯦꯁꯤꯡꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ ꯏꯆꯦ ꯁꯥꯎꯕꯤꯅꯨ ꯅꯅꯥꯎꯁꯤꯡꯅ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕꯁꯤꯡꯗꯣ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯑꯩꯈꯣꯏ ꯌꯥꯝ ꯁꯣꯏꯈ꯭ꯔꯦ ꯇꯣꯝꯕꯤ ꯃꯅꯥꯎꯅꯨꯄꯤꯗ ꯅꯨꯡꯁꯤꯅ ꯌꯦꯡꯗꯨꯅ ꯁꯣꯏꯗꯦ ꯏꯅꯥꯎꯁꯤꯡꯅ ꯑꯃꯠꯇ ꯁꯣꯏꯗꯦ ꯁꯣꯏꯔꯤꯕꯗꯤ ꯋꯥꯈꯜ ꯇꯥꯗ꯭ꯔꯕ ꯅꯆꯦꯁꯤꯡꯅꯤ ꯅꯣꯏꯅ ꯅꯆꯦ ꯑꯩꯈꯣꯏꯕꯨꯁꯨ ꯅꯨꯡꯉꯥꯏꯇꯕ ꯋꯥꯔꯧꯕ ꯇꯧꯔꯅꯨꯀꯣ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯂꯩꯔꯤꯉꯩ ꯀꯦꯁꯣ ꯑꯃꯗꯤ ꯆꯥꯎꯕꯁꯨ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ ꯆꯥꯎꯕꯅ ꯍꯣ ꯑꯗꯨꯅꯤꯗꯅ ꯑꯗꯨꯝꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯔꯗꯤ ꯑꯩꯈꯣꯏꯁꯨ ꯅꯨꯡꯉꯥꯏꯔꯦꯗꯅ ꯀꯦꯁꯣꯁꯨ ꯐꯠ ꯍꯥꯏꯔꯛꯏ ꯉꯁꯤꯒꯤ ꯑꯁꯤꯒꯨꯝ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯔꯁꯤꯀꯣ ꯇꯣꯝꯕꯤꯅ ꯈꯨꯝꯂꯛꯏ ꯍꯣ ꯂꯩꯔꯗꯕꯅꯦ ꯀꯩꯁꯨ ꯋꯥꯕꯤꯔꯨꯔꯅꯨ ꯅꯠꯇ꯭ꯔꯅꯤ ꯏꯅꯥꯎꯁꯥ ꯃꯆꯦꯒꯤ ꯋꯥꯗꯨꯗ ꯃꯈꯣꯏ ꯑꯍꯨꯝꯁꯨ ꯆꯞ ꯃꯥꯟꯅꯅ ꯈꯨꯝꯂꯛꯏ ꯃꯥꯅꯤ ꯏꯆꯦ ꯉꯁꯤꯗꯒꯤ ꯅꯨꯡꯁꯤꯅꯅ ꯂꯩꯃꯤꯟꯅꯔꯗꯕꯅꯦ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯃꯈꯣꯏ ꯄꯨꯂꯞ ꯑꯣꯟꯁꯤꯟꯅꯗꯨꯅ ꯋꯥ ꯅꯣꯛꯏ